EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners, and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayam Bukurumzeri and a very good evening. Ipo media na mayam gidamakta series 9 na puthok chariba crime diaries yengbiriba singbu ahan mamakta da taramnok cheri amarikai khumnabo cheri loina na crime diaries ngasi mayam gidamakta puduna laksari maudraga nipal habidi 98 suba episode mayam gidamakta puduna laksari loina na crime diaries na 98 suba episode yawba ngamjaba habisi mayam ni support mayam na nusibiba amadi mayam na ekhogi sogat pi pasina maram oiraga ngasi phawbada ekhoina fidasi kanba ngamjabani haina mayam da credit se thamjari loina crime diaries ke ngasi gi 98 suba episode se su mayam gi iche robita laima lengsi duna lebire haduga ngasi gi episode sida su yamna nungairba yamna phajarba wari kyama puduna lakpiri loina na ngasi gi ekhoi crime diaries ki machat haiba tare sahi tara nepal gi makhada avoid to herminasi sahi tara nepal gi mathak na ngakte yenghalaga ekhoi gi maturity la halaga ekhoi si awareness amadi education gi purpose ta thamjaba ekhoi gi crime diaries ki platform ojabana maram oiraga crime diaries habisi legal platform na chate habisi masu mayamda abuka na hokna phongdok chari loina crime diaries ki khuthang de ekhoi si awareness education amadi ekhoi si mit nakong oina bagi pandamda thamjaba crime diaries ni habisi mayamda su amuka hana phongdok chari ngasi maudraga nepal suba habisi mayamda amuka su credit si pizari loina mayamna support to biraga crime diaries habisi ahenba subscriber ahenba viewers kaya ama manipur gi every nook and corner da yohon minaraga crime diaries sida gi ekhoi gi manipur khunai sida afaba khunai ama lakpa crime handaba amadi ekhoi si amaga nusi chana leminaba gi pandamda thaminasi habisi mathamjaraga crime diaries ki ekhoi gi yamna nushiraba form singna ekhoi gi sponsor to birapa gi singbusu ekhona thaga cheri loina na ahan ba sponsor kuina to bira iba mayam kaubiranu career point kota infal center da NEET amadi JEE gi aspiring students mayambu parents amadi guardians singna NEET JEE gi aspiring oiba singdo sungsoi soidana platform asida mafam chana ekhoi gi thambiyo haiba sim thamjage loina na class 8 gi class 12 faba foundation course kaya amasu well expert oiraba well experienced oiraba faculty members kota da gi lakpa singna takpi tambiri basi angang singse khudong chabda lohan biu angangi habidi nupa machagi nupi machagi hostel si separate oina adumak su leijai facilities mayam se lobiraga angang si career shaping da mangolo hen biu mai pahan biu habisi mathamjage loina ani suba ekhogi series 9 to birakliba import deals with Rajkumar Enterprises hanas mamang thamjakiba China dagi ekhogi manipur tamna pambiba ekhogi poche sing bulk ta pambiba business establish tawningba loina na Delhi dagi Manipur tamna pambiba ekhogi bulk ta pambiba business establish tawningba ekhogi home appliances mayam ama use adagi new clothes shoes bags mobile phones tablets cosmetics car accessories bike accessories aduga construction ge machineries mayam amasu akoina order toba yaraba adugumba platform ni ekhogi Rajkumar Enterprises ta mayamna contact tobiraga apamba desired oiba ekhogi business ke amu establish to biu hana thamjage ekhogi office moirang khom makha yumnam lekai near lairembi lampak loinana Delhi gi office tadi branches si makhal khara thamgra akhoi Kishangarh da su Safdarjung da su aduga makhum khara da su aduma office leijare mayam sung so contact to biu 7700 5091 amutanga hana 700 da contact to biraga Rajkumar Enterprises gi khudong jab se lobi hana thamjage aduga ekhogi ahum suba sponsor sina ekhogi Nagaland da leiba St Joseph University Nagaland Chumukidima Dimapur district lebasigi admission open gi damakta mayam gi damakta khudong jaba thamjare aduga admission open for science arts humanities physical education management computer application and engineering ki courses singsida admission toba yare dumafam asida university ki facilities mayam si well equipped oiraba laboratories amadi
ꯑꯩꯈꯣꯏꯒꯤ ꯗꯤꯖꯔꯕꯤꯡ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤꯗꯃꯛꯇ ꯁ꯭ꯀꯣꯂꯔꯁꯤꯞ ꯀꯌꯥ ꯑꯃꯁꯨ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯀꯨꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁꯃꯦꯟꯁꯤꯞ ꯑꯗꯨꯒ ꯁ꯭ꯄꯣꯔꯠꯁꯀꯤ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯃ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯇꯣꯞ ꯇꯣꯞꯄ ꯐꯤꯆꯔꯁ ꯈꯔ ꯍꯥꯏꯖꯔꯕꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ NCC ꯀ꯭ꯂꯕ ꯍꯥꯏꯕꯗꯤ ꯅꯦꯁꯅꯦꯜ ꯀꯦꯗꯦꯠ ꯀꯣꯔꯒꯤ ꯀ꯭ꯂꯕ NSSꯒꯤ ꯀ꯭ꯂꯕ ꯍꯥꯏꯕꯗꯤ ꯅꯦꯁꯅꯦꯜ ꯁꯔꯚꯤꯁ ꯁ꯭ꯀꯤꯝꯒꯤ ꯀ꯭ꯂꯕ ꯗꯦꯟ YRC ꯌꯨꯠ ꯔꯦꯗ ꯀ꯭ꯔꯣꯁ then Red Ribbon Club RRC then Indian Cultural Club haiba makhal kayagi akhoi drama gi art ki akhoi sports ki lamda club kaya amasu mayamda akhoi environment sida aduki matik mayam si motivate tawba aduga akhoi expose tawba da aduki matik career building da yamna healthy oigada environment ma oiraba St Joseph University da apamba akhoi course tawbina ba ki damakta admission gi damakta hangdok chare loina na mafam asida makhoi gi extra haiba tare motivational activities kaya amasu yauri loina khwaidigi advantage oiba haigadra akhoi well qualified amadi well experienced faculties mayam amana courses singsi loiramdai da job placement haibadi campus interview kaya ama akhoi government ki sector amadi private ki reputed sector singdagi laaga akhoi students mayam sida bright future oina ba bright career oina ba gidamakta motivation amadi akhoi career counseling kaya amasu tobiraga mafam asida hek changragadi angang singse sungsoi choidana magi something or the other magi platform se kanbang ngambage khudong chabasima chauna pibiriba adugumba St Joseph University Nagaland Chumuki Dimapur district ta sungsoi soidana admission tobiraga isagi career shaping tobiyo habsim thamjage akhogi office ki number na 8131062811 natraga 872981 626 aduga akhoi office Manipur gi ona contact tonaba number su thamjari Manipur gi contact na 9383097705 ta St Joseph University Nagaland da leiba Dimapur district sida sungsoi soidan mayam gi apambu fulfill tawraga akhoi gi student mayam na career shaping tawnaba gi platform ni habismu mayam da phongdok chari aduga ngasigi crime diaries ki marfugan mokdragan nipal habidi 98 episode ki damakta mayam gi iche robitale masuleng sinjun leibire mayam taram da opinasi ahan makta do zabu taram nok sheri ahan makta po media ki subscribers sing ado crime diaries ki viewers sing bu kokno na korumjari ado suraj pusu ai mai kai dai taram nok chari tale cheri doi po media bu su ai thaga phongdok chari ado ngasidi mayamna haina giba koi 100 suba episode to su hayeng sita ngai chale kuidre mayam na korang ngai bi bodo do mayam gi ning ba thung na ju hona jara ge do ngasidi wari jing ju yam thamoi soi yam nungsi ba wari yawi duga hauju helper gi adagi kaino helper akoina mayam asin ba ko thaba kau ba khot pa no ba lei ba mayam ju horen ai break matung da loina lijarake ado ngasigi kaino je pegi handakta Kolkata da koi leisabi macha ama ko koi gi nuksira bai naum khak Kolkata da koi ma suicide ki sena ba misida mana leiba room da sirame haiba inaung pizigi wari ju ai break matung da laksage to ahan ba wari jidi yamna thamoi sokpa wari ama khakni ado ngasigi ahen ba pambi haiba title jena ko ado ngasigi wari jidi koi yam thamoi sok hauraba ningba kai hauraba ahen ba pang bidagi mirai biramma ba koi nupi sina lai thok pi kharaba lap thok pi kharaba huntok piramma ba hai tare ko kaina maisa khanghauraba adumba pakhang jingda asi yam special oina ai dedicate tawjage ngasi gi ahen ba pambi hai ba wari je ko isan pa makhakna handak ta laga magi thamoi sakpa wari je lirambani ado mana dum maming je ahen ba pambi na thonbi yo hai ado sigi ngasigi wari jina ngai suyaw daba mayam am yawri sida aduga muksu yamju nuksiba yamju nokningba aduga thamoi yam kaiba tongan ba mayam yawre aduga aina magi kaino je pukhalai se khalak iba class 9 10 11 12 ta koi nuksina bada tawru badagi ngawraba mangaba misa moi hawraba adugumba bijik ama hin khalakpa angang mayam leibanina sigi wari jina loksing kitang oina ba haidana aina lirakpani mi amagi thamoine am sakpa kaungam-daba aduga asuki matik ningba kaiba punsi ma manghauba kaigumba ambau honabang khanghaudaba adugumba thodok ama khangni ko
ꯑꯗꯣ ꯃꯃꯤꯡꯁꯦ ꯑꯗꯨꯝ ꯑꯍꯦꯟꯕ ꯄꯥꯝꯕꯤꯅ ꯊꯣꯟꯒꯦ ꯑꯗꯣ ꯅꯨꯡꯁꯤꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯦꯟꯕ ꯄꯥꯝꯕꯗꯒꯤ ꯌꯥꯝ ꯊꯤꯅ ꯀꯥꯏꯅꯩꯀꯣ ꯑꯍꯦꯟꯕ ꯄꯥꯝꯕꯗꯒꯤ ꯌꯥꯝ ꯁꯥꯊꯤꯅ ꯀꯥꯏꯅꯩ ꯑꯗꯣ ꯃꯥꯅ ꯑꯩꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯗ ꯑꯃꯨꯛꯇ ꯁꯨꯡꯍꯥꯏ ꯍꯥꯏꯗ꯭ꯔꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯃꯥꯅ ꯉꯁꯤ ꯍꯥꯏꯕꯗꯀꯣ ꯌꯥꯝ ꯐꯖ ꯐꯖꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯤ ꯍꯣꯔꯦꯟ ꯋꯥꯔꯤꯁꯤꯗ ꯑꯗꯨꯝ ꯃꯥꯒꯤ ꯋꯥꯔꯤꯁꯤꯗ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯩꯅꯀꯣ ꯏꯕꯨꯡꯉꯣꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯥꯁꯦ ꯃꯣꯏ ꯃꯄꯟꯗꯧꯒ ꯃꯣꯏ ꯕꯕꯥꯒ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯪ ꯄꯣꯛꯄ ꯃꯣꯏꯁꯦ ꯈꯨꯡꯒꯪꯗꯅꯦ ꯑꯗꯨꯝꯀꯣ ꯃꯌꯨꯝꯁꯦ ꯑꯗꯨꯒ ꯃꯣꯏꯒꯤꯁꯨ ꯃꯥꯒ ꯃꯆꯟꯅꯨꯄꯤ ꯑꯃꯇꯪꯒ ꯄꯣꯛꯄ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯄꯟꯗꯧꯁꯦ ꯁꯤꯁꯨ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ ꯑꯍꯨꯝ ꯄꯣꯛꯄ ꯅꯨꯄꯥ ꯌꯥꯎꯗꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯏꯃꯨꯡ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯃꯊꯟꯇꯅꯤꯅ ꯌꯥꯝ ꯇꯥꯡꯕꯀꯣ ꯑꯗꯣ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯍꯧꯖꯤꯛꯄꯨꯗꯤ 12 ꯊꯥꯕ ꯂꯣꯏꯔꯦ ꯃꯥ ꯀꯩꯅꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯇꯝꯃꯦ ꯑꯗꯨꯒ ꯊꯧꯗꯣꯛꯇꯨꯗꯤ ꯃꯥꯅ 12 ꯀꯥꯔꯛꯄꯗ 12 ꯊꯥꯔꯝꯗꯥꯏ ꯁ꯭ꯋꯥꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯃꯃꯥꯡ ꯆꯍꯤꯒꯤꯀꯣ ꯑꯗꯨꯅ ꯃꯥꯅ ꯌꯥꯝ ꯊꯃꯣꯏ ꯆꯥꯛꯅ ꯂꯥꯛꯄꯅꯤ ꯃꯥꯅ ꯂꯥꯛꯄꯁꯤꯗ ꯋꯥꯔꯤ ꯂꯤꯕ ꯃꯥꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯂꯥꯛꯄꯁꯤꯗ ꯃꯥꯒꯤ ꯃꯄꯟꯗꯧ ꯑꯗꯨꯒ ꯃꯃꯥꯕꯣꯛ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯗꯨꯅꯦ ꯑꯗꯩ ꯃꯄꯟꯗꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯃꯒ ꯌꯥꯎꯔꯛꯑꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯣꯏꯁꯦ ꯑꯗꯨꯝ ꯀ꯭ꯂꯥꯁ 9, 10, 11, 12 ꯁꯨꯃꯥꯏꯅ ꯇꯝꯕ ꯉꯥꯛꯇꯅꯤ ꯃꯆꯟꯁꯤꯡꯗꯣ ꯂꯩꯁꯥꯕꯤ ꯃꯆꯥ ꯄꯨꯡꯀꯧ ꯐꯥꯔꯦ ꯃꯥꯒꯤ ꯋꯥꯔꯤꯗꯨꯗꯤ ꯌꯥꯝ ꯀꯞꯄꯦ ꯃꯆꯟꯁꯤꯡꯗꯣ ꯌꯥꯝ ꯀꯞꯄꯤ ꯃꯃꯥꯕꯣꯛ ꯀꯞꯄꯤ ꯑꯗꯩ ꯃꯄꯟꯗꯧꯗꯣ ꯀꯞꯄꯤ ꯃꯣꯏ ꯀꯀꯥꯗꯣꯀꯣ ꯑꯗꯣ ꯃꯕꯨꯡꯁꯤꯗ ꯃꯣꯏꯅ ꯇꯣꯛꯑꯣ ꯑꯆꯧꯕ ꯅꯪ ꯇꯣꯛꯑꯣꯅ ꯌꯥꯝ ꯊꯦꯝꯃꯤꯀꯣ ꯃꯆꯟꯈꯩꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯣꯏꯁꯤ ꯑꯗꯨꯅ ꯃꯣꯏ ꯏꯃꯨꯡ ꯑꯅꯤꯁꯦ ꯂꯣꯏꯅ ꯁꯨꯔ ꯆꯥꯕꯅꯤ ꯑꯗꯨꯒ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ ꯑꯗꯨꯝ ꯐꯧ ꯆꯦꯡ ꯃꯤꯒꯤ ꯎꯔꯒ ꯑꯗꯨꯝ ꯂꯧꯁꯤꯡ ꯀꯨꯝꯃꯒ ꯍꯤꯡꯒꯣꯜ ꯁꯪꯒꯣꯜ ꯁꯨꯔꯒ ꯃꯃꯥ ꯑꯣꯏꯅ ꯐꯤ ꯁꯥꯕ ꯃꯄꯥ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯕꯅꯤ ꯏꯆꯝ ꯆꯝꯅ ꯂꯩꯕꯅꯤ ꯑꯗꯣ ꯌꯥꯝꯗꯤ ꯅꯨꯡꯁꯤꯅꯕ ꯃꯣꯏ ꯏꯃꯨꯡ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯆꯥꯛꯁꯦ ꯑꯌꯨꯛꯀꯤꯗꯤ ꯃꯥꯏ ꯍꯣꯕꯦ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯈꯣꯠꯅꯕ ꯑꯃ ꯀꯣꯂꯦꯖ ꯆꯠꯄ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡꯁꯤꯗꯤ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯑꯉꯥꯡꯈꯩꯁꯦ ꯂꯥꯏꯔꯤꯛ ꯄꯥ ꯂꯣꯏꯔꯒ ꯄꯨꯡ 7 ꯁ꯭ꯋꯥꯏꯁꯤꯗ ꯄꯨꯂꯞ ꯆꯥꯃꯤꯟꯅꯕ ꯃꯣꯏꯁꯦ ꯊꯥꯡꯅꯔꯒ ꯃꯣꯏ ꯕꯕꯥꯆꯧꯅꯦ ꯃꯃꯥꯆꯧꯅꯦ ꯃꯣꯏꯈꯩꯁꯦ ꯄꯨꯂꯞ ꯆꯥꯃꯤꯟꯅꯕ ꯃꯣꯏ ꯃꯥꯡꯒꯣꯟꯁꯤꯗꯀꯣ ꯃꯥꯡꯒꯣꯟꯁꯦ ꯁꯝꯅꯩ ꯑꯄꯨꯟꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯌꯨꯝꯗꯨꯅ ꯁꯨꯃꯥꯏꯅ ꯅꯥꯀꯟ ꯂꯩꯅꯕꯤꯗꯣ ꯃꯥꯡꯒꯣꯟꯅ ꯄꯨꯟꯅ ꯁꯝꯅꯔꯒ ꯊꯣꯡ 2 ꯄꯥꯜꯂꯒ ꯑꯗꯨꯃꯥꯏꯅ ꯂꯩꯅꯕ ꯑꯣꯏꯌꯦꯕ ꯃꯣꯏꯒꯤꯁꯦ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯏꯕꯨꯡꯉꯣꯁꯤꯅ ꯀ꯭ꯂꯥꯁ 9 ꯀꯥꯔꯛꯄꯁꯤꯗ ꯃꯣꯏꯁꯦ 8 ꯐꯥꯎꯗꯤ ꯄꯪꯒꯩ ꯏꯆꯝ ꯆꯝꯅ ꯂꯩꯔꯝꯃꯤꯀꯣ ꯅꯨꯡꯁꯤꯕ ꯀꯩꯅꯣ ꯃꯁꯛ ꯈꯪꯗꯅ ꯑꯗꯨꯝ ꯃꯆꯟꯅꯨꯄꯤꯁꯤꯡꯗꯨꯒ ꯑꯗꯩ ꯃꯃꯥꯅꯦ ꯃꯣꯏ ꯃꯥꯆꯧꯅꯦ ꯃꯣꯏꯈꯩ ꯑꯗꯨꯝ ꯐꯥꯒꯤ ꯖꯨꯒꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯑꯉꯥꯡꯁꯤ ꯋꯥꯡ ꯆꯥꯎꯋꯤ ꯃꯔꯥꯁꯤ ꯃꯒꯨꯟ ꯂꯩ ꯃꯤꯗꯤ ꯃꯨꯇꯛ ꯇꯧꯋꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯁꯝꯁꯦ ꯁꯨꯃꯥꯏꯅ ꯈꯥꯏꯔꯒ ꯁꯨꯃꯥꯏꯅ ꯀꯛꯑ ꯖꯨꯝ ꯁ꯭ꯋꯥꯏ ꯇꯥꯔꯒ ꯑꯉꯥꯡꯁꯦ ꯃꯁꯝꯁꯦ ꯃꯁꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯁ꯭ꯋꯥꯏꯁꯦ ꯖ꯭ꯋꯥꯏ ꯇꯥꯏꯌꯦꯕ ꯃꯁꯝꯁꯦ ꯇꯪꯈꯥꯏ ꯈꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯌꯩꯕꯅꯒ ꯌꯥꯝ ꯇꯧꯕ ꯁꯝꯍꯥꯠꯇꯣ ꯑꯗꯨꯅꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯁꯝꯗꯣ ꯐꯩꯌꯦꯕ ꯇꯤꯡꯉꯦ ꯈꯣꯏ ꯇꯧꯗꯦꯕ ꯑꯗꯨꯒ ꯋꯥꯡ ꯆꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯄ ꯍꯦꯛ ꯌꯦꯡꯕꯗꯀꯣ ꯑꯗꯨꯒꯤ ꯃꯁꯛꯇꯣ ꯑꯣꯏꯌꯦꯕ ꯑꯉꯥꯡꯁꯦꯀꯣ ꯉꯥꯡꯊꯣꯔꯛ ꯁꯛꯇꯣꯔꯛꯄꯗꯒꯁꯦ ꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯑꯗ ꯃꯥꯁꯤꯅ ꯀ꯭ꯂꯥꯁ 9ꯁꯤꯗ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏ ꯍꯜꯂꯦ ꯑꯉꯥꯡꯅꯦꯕ ꯃꯣꯏꯅ ꯑꯃꯨꯛ ꯈꯔ ꯑꯉꯥꯡ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯣꯏꯗ ꯆꯍꯤ 90 ꯁ꯭ꯋꯥꯏꯒꯤ ꯂꯣꯡꯒꯥ 39 ꯁꯨꯃꯥꯏꯅꯈꯛ ꯑꯣꯏꯔꯤꯕꯅꯦꯕ ꯃꯃꯥ ꯃꯄꯥꯁꯤꯡꯁꯦꯀꯣ ꯑꯩꯈꯣꯏꯅ ꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯥꯁꯤꯅ ꯁ꯭ꯀꯨꯜ ꯀ꯭ꯂꯥꯁ 9ꯗ ꯃꯣꯏꯒꯤ ꯈꯨꯟꯒꯤ ꯁ꯭ꯀꯨꯜꯗ 8 ꯐꯥꯎ ꯇꯝꯃꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏꯒꯤ ꯂꯝꯗꯨꯒꯤ ꯕꯖꯥꯔ ꯑꯄꯨꯟꯕꯒꯤꯀꯣ ꯃꯣꯏꯒꯤ ꯂꯝꯗꯨꯒꯤ ꯕꯖꯥꯔ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯩꯗꯨꯗ ꯊꯧꯕꯥꯜ ꯍꯥꯏꯔꯒ ꯊꯧꯕꯥꯜꯒꯤ ꯃꯥꯏ ꯃꯅꯨꯡꯆꯪꯈꯤꯕ ꯃꯐꯝꯗ ꯂꯩꯈꯤꯕ ꯈꯨꯟꯁꯤꯡ ꯑꯗꯨꯗ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯩꯕꯗ ꯇꯝꯃꯛꯄ ꯑꯗꯨꯒ ꯑꯃꯨꯛ 9, 10ꯁꯤꯅ ꯃꯥꯁꯦ ꯊꯧꯕꯥꯜ ꯕꯖꯥꯔꯗ ꯊꯣꯛꯂꯛꯄ ꯁꯤꯒꯨꯝꯕ ꯑꯣꯏꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯁꯤꯗ ꯃꯆꯟꯅꯨꯄꯤꯁꯤꯡꯅꯒ ꯂꯛꯅꯩꯀꯣ ꯀ꯭ꯂꯥꯁ 9, 10 ꯀꯥꯔꯗꯤ ꯅꯨꯄꯤ ꯂꯣꯏ ꯀꯣꯏ ꯍꯥꯏꯕꯅꯤꯀꯣ ꯁ꯭ꯀꯨꯜꯗꯒ ꯑꯃ ꯊꯦꯡꯅꯔꯨꯅꯤ ꯉꯥꯎꯈꯤꯅꯤ ꯅꯪ ꯒꯥꯏꯅ ꯂꯛꯅꯩꯕ ꯃꯆꯟꯅꯨꯄꯤꯈꯩꯁꯤꯅ ꯆꯠꯂꯣꯏ ꯅꯨꯄꯤꯒ ꯀꯣꯏꯕꯤꯔꯣꯏ ꯍꯟꯅꯒ ꯌꯦꯡꯉꯣꯏꯏꯕꯦꯝꯃ ꯃꯇꯝ ꯌꯥꯝ ꯆꯥꯗ꯭ꯔꯤ ꯍꯧꯖꯤꯛꯇꯩ ꯅꯨꯄꯤ ꯀꯣꯏꯕ ꯀꯥꯟꯗ ꯆꯠꯂꯣ ꯑꯥꯗ ꯒꯥꯏꯅ ꯃꯥꯅꯒ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯊꯥꯖꯗꯅ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯀꯥꯕ ꯅꯨꯃꯤꯠꯁꯦ ꯁꯤꯗ ꯃꯥꯅ ꯃꯣꯏ ꯀ꯭ꯂꯥꯁꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯎꯔꯨꯔꯦꯕꯀꯣ ꯄꯨꯔꯥ ꯑꯗꯨꯝ ꯃꯥꯁꯦ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯉꯥꯎꯖꯕ ꯃꯥꯅ ꯄꯨꯔꯥ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯩꯈꯣꯏꯒꯤ
ꯃꯥꯁꯦ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯌꯦ ꯃꯥꯅ ꯍꯥꯏꯕꯗ ꯃꯌꯥꯡ ꯀꯪꯉꯒ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯉꯧꯔꯒ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯌꯦ ꯑꯉꯥꯡꯁꯦ ꯑꯗꯨꯒ ꯃꯁꯝꯒꯁꯨ ꯁꯥꯡꯉꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯃꯥꯅ ꯄꯨꯔꯥ ꯑꯗꯨꯝ ꯌꯦꯡꯉꯦ ꯅꯨꯃꯤꯠꯁꯤꯃ ꯃꯥꯁꯦ ꯑꯗꯨꯝ ꯌꯦꯡꯉꯦ ꯀ꯭ꯂꯥꯁꯁꯤꯗ ꯇꯧꯅ ꯑꯗꯩ ꯃꯥꯅ ꯅꯨꯄꯤꯁꯤꯅꯁꯨ ꯃꯉꯣꯟꯗ ꯌꯦꯡꯉꯛꯏ ꯑꯗꯩ ꯃꯣꯏꯅ ꯕꯦꯂꯟꯗꯥ ꯆꯠꯄ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯍꯥꯔꯠꯇꯒ ꯃꯣꯏꯈꯩ ꯀꯩꯅꯣ ꯂꯥꯡꯕ ꯅꯣꯛꯄ ꯃꯥ ꯑꯗꯨꯝ ꯌꯦꯡꯉ ꯃꯥꯗꯣ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯑꯗꯨꯗ ꯑꯗꯩ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯍꯨꯝꯁꯨ ꯌꯥꯎꯋꯦ ꯃꯣꯏ ꯖꯨꯅꯤꯌꯥꯔꯗ ꯄꯨꯟꯅ ꯇꯝꯃꯛꯄ ꯑꯅꯤ ꯑꯍꯨꯝꯁꯨ ꯇꯝꯃꯤꯟꯅꯩꯌꯦꯕ ꯃꯣꯏꯈꯩꯁꯤꯅ ꯑꯁ ꯅꯪ ꯀꯩꯅꯣꯅꯦ ꯑꯁꯤꯗ ꯑꯗꯨꯝ ꯌꯦꯡ ꯂꯩꯔꯦ ꯈꯣꯠꯂꯦ ꯀꯥꯟꯗꯗꯤ ꯃꯥꯁꯦ ꯉꯥꯎꯔꯦ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯗ ꯃꯥꯁꯨ ꯑꯗꯩ ꯃꯌꯨꯝ ꯍꯜꯂꯛꯑꯒꯁꯨ ꯑꯗꯨꯝ ꯃꯃꯤꯠꯁꯤꯗ ꯎ ꯂꯩꯔꯦ ꯑꯗꯩ ꯃꯥꯁꯦ ꯂꯣꯠꯄꯁꯦ ꯉꯝꯗ꯭ꯔꯦꯕ ꯑꯗ ꯃꯆꯥꯅꯨꯄꯤꯈꯩꯁꯤꯗ ꯅꯨꯡꯗꯥꯡ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯃꯣꯏꯁꯦ ꯁꯨꯝ ꯐꯣꯟ ꯌꯦꯡꯉꯁꯨ ꯃꯣꯏꯈꯩꯁꯦ ꯐꯝꯃꯤꯟꯅꯕꯁꯤꯗ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯁ ꯑꯩꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇ ꯑꯁ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯦꯅ ꯑꯣ ꯍꯧꯔꯛꯑꯦ ꯅꯪ ꯍꯧꯔꯛꯑꯕ ꯀꯥꯏꯅ ꯃꯆꯥꯅꯨꯄꯤꯈꯩꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯥ 9 ꯀꯥꯔꯗꯤ ꯍꯦꯛꯇ ꯌꯥꯗꯦ ꯍꯥꯏꯕꯅꯤꯀꯣ ꯀꯥꯏꯅ ꯂꯛꯅꯩꯌꯦ ꯁꯛ ꯀꯌꯥꯝ ꯐꯖꯒꯦ ꯀꯩ ꯂꯝꯗꯩꯅꯣ ꯀꯥꯏꯅ ꯃꯥꯅ ꯑꯁ ꯑꯗꯨꯗꯩꯅꯤ ꯑꯁ ꯋꯥꯡꯉꯛꯑꯦ ꯑꯗꯨꯒ ꯋꯥꯡꯉꯒ ꯑꯁ ꯃꯁꯝꯒꯁꯨ ꯁꯥꯡꯉꯒ ꯐꯖꯩꯌꯦ ꯉꯧꯔꯣꯛꯀ ꯉꯧꯔ ꯐꯖꯩ ꯑꯩ ꯀ꯭ꯂꯥꯁꯀ ꯆꯪꯗꯦ ꯉꯁꯤ ꯃꯉꯣꯟꯗ ꯌꯦꯡꯕꯗ ꯑꯗꯨꯝ ꯁꯦ ꯎ ꯂꯩꯔꯦ ꯑꯁ ꯃꯥꯏ ꯃꯁꯛꯁꯤꯒ ꯍꯥꯏꯔꯒ ꯑꯁ ꯑꯩ ꯃꯤꯠ ꯎꯏꯁꯜꯂꯁꯨ ꯎꯔꯦ ꯄꯥꯡꯊꯣꯛꯑꯁꯨ ꯎꯔꯦ ꯑꯁ ꯑꯗꯨꯝ ꯎ ꯂꯩꯕ ꯍꯥꯏꯅꯗ ꯀꯥꯏꯅ ꯑꯣ ꯅꯪ ꯉꯥꯎꯔꯦꯗꯣ ꯉꯥꯎꯔꯦ ꯀ꯭ꯂꯥꯁ 9 ꯀꯥꯕꯗ ꯉꯥꯏꯔꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯗ ꯉꯥꯏꯔꯤ ꯅꯪ ꯉꯥꯎꯔꯕ ꯀꯥꯏꯅ ꯇꯧꯔꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯥꯅ ꯁ꯭ꯀꯨꯜꯁꯦ ꯃꯥꯁꯦ ꯌꯥꯝ ꯀꯥꯅꯤꯡꯕ ꯅꯣꯡꯉꯥꯟꯕ ꯉꯥꯏ ꯉꯝꯗꯕ ꯃꯥꯁꯦ ꯉꯍꯥꯟꯈꯩꯗꯤ ꯁ꯭ꯀꯨꯜ ꯀꯥꯕꯁꯦ ꯌꯥꯝ ꯇꯜꯂꯦꯕ ꯃꯥꯁꯦꯀꯣ ꯌꯥꯝ ꯊꯦꯡꯅꯒ ꯀꯥꯒꯜꯂꯦꯕ ꯃꯣꯏꯒꯤ ꯖꯨꯅꯤꯌꯥꯔꯗꯒ ꯇꯝꯃꯤꯉꯩꯗꯒ ꯑꯗꯨꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯥꯎꯕꯒꯁꯦ ꯅꯪꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯁ꯭ꯀꯨꯜꯁꯦ ꯌꯥꯝ ꯀꯥꯅꯤꯡꯉ ꯉꯟꯅꯒ ꯂꯣꯏꯁꯟꯕꯁꯦ ꯎꯕꯗ ꯃꯆꯥꯅꯨꯄꯤꯈꯩꯁꯤꯅ ꯂꯛꯅꯩꯌꯦꯕ ꯑꯗꯩꯗꯤ ꯃꯇꯝꯗꯨꯗꯗꯤ ꯃꯆꯟꯁꯤꯡꯗꯣ ꯑꯗꯨꯝ ꯀ꯭ꯂꯥꯁ 8 ꯀꯥꯕ ꯑꯗꯩ 7, 6 ꯁꯨꯃꯥꯏꯅ ꯈꯛꯇ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯝ ꯃꯣꯏꯁꯨ ꯀ꯭ꯂꯥꯁ 10, 9, 10, 11 ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯄꯨꯗꯤ ꯀꯥꯕꯀꯣ ꯃꯇꯝꯗꯨꯗꯗꯤ ꯃꯥꯅ 9 ꯀꯥꯔꯤꯉꯩꯒꯤ ꯃꯇꯝꯗ ꯅꯨꯡꯁꯤꯅꯔꯛꯄꯅꯤꯅ ꯅꯨꯄꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯃꯆꯥꯅꯨꯄꯤꯈꯩꯁꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕꯈꯩꯁꯦ ꯍꯧꯔ ꯃꯣꯏꯁꯦ ꯁ꯭ꯀꯨꯜ ꯆꯠꯂꯦ ꯁꯥꯏꯀꯜꯅꯅꯤ ꯃꯣꯏꯅ ꯆꯠꯂꯤꯕ ꯁ꯭ꯀꯨꯜꯁꯦ ꯃꯃꯥꯟꯅꯕꯈꯩꯁꯤꯅꯁꯨ ꯃꯥꯅ ꯋꯥꯔꯤꯁꯦ ꯂꯤꯔꯦ ꯑꯁ ꯑꯗꯨ ꯅꯨꯄꯤꯗꯣ ꯑꯗꯩ ꯁ꯭ꯀꯨꯜꯁꯦ ꯃꯥꯁꯦ ꯌꯧꯕꯁꯦ ꯉꯥꯏ ꯉꯝꯁꯨ ꯉꯝꯗꯦ ꯌꯧꯕꯒ ꯀ꯭ꯂꯥꯁ ꯍꯦꯛ ꯁꯥꯏꯀꯜ ꯈꯥꯝꯃꯝꯃꯒ ꯃꯣꯏ ꯕꯦꯔꯟꯗꯥ ꯁꯥꯏꯀꯜ ꯈꯥꯝꯐꯝꯗꯨꯗ ꯀ꯭ꯂꯥꯁ ꯍꯦꯛ ꯆꯪꯕ ꯅꯨꯄꯤꯗꯣ ꯍꯥꯟꯅ ꯌꯦꯡꯉꯤ ꯂꯥꯛꯑꯝꯗꯦ ꯑꯗꯩꯗꯤ ꯊꯣꯛꯑꯒ ꯉꯥꯏ ꯒꯦꯠ ꯃꯌꯥ ꯑꯗꯨꯋꯥꯏꯁꯤꯗ ꯁꯨꯝ ꯑꯗꯩ ꯅꯨꯄꯤꯁꯦ ꯀꯥꯔꯛꯑꯦ ꯃꯣꯏꯁꯨ ꯁꯥꯏꯀꯜ ꯇꯧꯔ ꯃꯣꯏ ꯃꯃꯥꯟꯅꯕꯤꯈꯩꯒ ꯑꯁ ꯃꯥ ꯎꯕꯗ ꯍꯔꯥꯎꯏ ꯅꯨꯄꯤꯗꯨꯁꯨ ꯅꯣꯛꯂꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯈꯪꯍꯧꯗꯅ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯃꯃꯥꯟꯅꯕꯁꯤꯡꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯅ ꯅꯪꯁꯦ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯈ꯭ꯔꯦꯕ ꯀ꯭ꯂꯥꯁ 9 ꯍꯦꯛ ꯀꯥꯔꯛꯄꯁꯤꯗ ꯑꯗꯨꯝ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯗꯤ ꯅꯨꯄꯤꯁꯦ ꯍꯦꯛ ꯃꯥꯅ ꯑꯍꯥꯟꯕ ꯅꯨꯄꯤꯁꯦ ꯎꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯃꯤ ꯑꯅꯤ ꯁꯨꯈ꯭ꯔꯦꯅ ꯃꯥ ꯃꯊꯟꯇꯒꯤ ꯑꯣꯏꯖꯔꯝꯕ ꯀꯣꯛꯁꯦ ꯃꯃꯥ ꯃꯄꯥꯒ ꯃꯆꯟꯁꯤꯡꯒ ꯏꯉꯥꯎ ꯉꯥꯎꯅ ꯑꯗꯨꯝ ꯂꯩꯖꯔꯝꯕ ꯀꯅꯥꯝꯇꯒꯤ ꯋꯥꯈꯜ ꯈꯜꯂꯝꯗꯕ ꯃꯥꯏ ꯃꯀꯣꯛ ꯏꯌꯥꯡ ꯂꯩꯖꯔꯝꯕꯁꯦ ꯀꯣꯛꯁꯤꯗ ꯃꯤ ꯑꯅꯤ ꯁꯨꯈ꯭ꯔꯦ ꯍꯥꯏꯔꯦꯕ ꯃꯥꯅ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯗ ꯃꯤ ꯑꯅꯤ ꯁꯨꯈ꯭ꯔꯦ ꯍꯥꯏꯔꯦꯕ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯃꯥꯅ ꯅꯨꯄꯤꯁꯤꯒ ꯃꯥꯒꯁꯦ ꯑꯗꯨꯝ ꯇꯣꯠꯅꯔꯒ ꯑꯗꯨꯝ ꯆꯌꯦꯠꯅꯔ ꯂꯩꯕ ꯃꯥꯏ ꯃꯀꯣꯛꯁꯤꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯁ꯭ꯀꯨꯜꯗ ꯗꯤ ꯑꯃꯨꯛ ꯃꯥꯁꯦ ꯅꯨꯄꯤꯁꯤꯒ ꯃꯥꯒ ꯁꯨꯃꯥꯏꯅ ꯀ꯭ꯂꯥꯁ ꯑꯝꯇꯗ ꯐꯝꯃꯤꯟꯅꯔꯕꯅꯤꯅ ꯁꯨꯝ ꯌꯦꯡꯅꯕ ꯈꯣꯠꯄ ꯎꯕ ꯁꯨꯝ ꯇꯧꯔꯕꯅꯤꯅ ꯃꯥꯁꯦ ꯀꯩꯁꯨ ꯈꯟꯗꯦꯕ ꯃꯥꯅ ꯍꯦꯛ ꯃꯣꯏ ꯁꯥꯏꯀꯜ ꯊꯧꯗꯣꯛꯃꯤꯟꯅꯔꯛꯑꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯝꯁꯦ ꯂꯩꯍꯧꯔꯅꯤ ꯃꯣꯏꯅ ꯑꯃꯨꯛ ꯊꯧꯗꯔꯛꯑꯅꯤ ꯃꯣꯏꯁꯦ ꯂꯝꯕꯤꯁꯨ ꯄꯨꯜꯂꯦꯕ ꯄꯨꯟꯕ ꯑꯗꯨꯝ ꯈꯨꯜ ꯑꯅꯤꯈꯛ ꯀꯥꯟꯅꯩꯑꯕ ꯃꯣꯏꯒ ꯅꯨꯄꯤꯁꯤꯒ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯐꯧꯁꯦ ꯃꯥꯏ ꯋꯥꯈꯜꯁꯤꯗ ꯑꯃꯨꯛ ꯋꯥꯏ ꯁꯪꯅꯦꯕ ꯅꯨꯄꯤꯁꯤꯒ ꯂꯣꯏꯅꯔ ꯂꯩꯕꯅꯤ나 ꯅꯨꯄꯤꯁꯦ ꯍꯦꯛ ꯁꯥꯏꯀꯜ ꯊꯧꯖꯤꯜꯍꯧꯕꯗꯩꯗꯤ ꯃꯥꯏ ꯋꯥꯈꯜꯁꯦ ꯑꯃꯨꯛ ꯋꯥꯔꯅꯦꯕ ꯑꯗꯨꯝ ꯇꯣꯠꯅꯔ ꯅꯨꯄꯤꯁꯦ ꯃꯥꯏ ꯃꯀꯣꯛꯁꯤꯗ ꯑꯃꯨꯛ ꯍꯥꯞꯄ ꯄꯨꯔꯛꯄꯗꯧꯅ ꯃꯥꯅ ꯃꯥꯏ ꯃꯁꯥ ꯃꯅꯨꯡꯁꯤꯗ ꯅꯨꯄꯤꯁꯦ ꯆꯪꯉꯛꯄꯗꯧꯅ ꯃꯉꯣꯟꯗ ꯇꯧꯋꯦ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯑꯗꯩ ꯐꯣꯟꯁꯦ ꯃꯃꯥ ꯍꯣꯏꯗꯩꯒ ꯃꯁꯥꯒꯤꯗꯤ ꯄꯥꯏꯅꯗꯕ ꯁꯠꯀ ꯉꯥꯏꯍꯥꯛ ꯇꯧꯅꯕ ꯃꯇꯝ ꯍꯥꯏꯅꯔꯒ ꯁꯨꯝ ꯀꯥꯟꯗ ꯐꯣꯟ ꯇꯧꯅꯁꯦ ꯃꯦꯁꯦꯖ ꯊꯥꯅꯁꯦ ꯍꯥꯏꯔ ꯂꯥꯏꯔꯤꯛ ꯄꯥꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯒ꯭ꯔꯨꯞꯇ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯊꯥꯔꯛꯀꯅꯤ ꯑꯗꯥ ꯊꯥꯔꯛꯀꯅꯤ ꯍꯥꯏꯔ ꯐꯣꯟꯁꯦ ꯂꯧꯔꯒ ꯂꯥꯏꯔꯤꯛ ꯄꯥꯕꯗꯤ ꯁꯥꯔꯒ ꯑꯗꯨꯝ ꯃꯦꯁꯦꯖꯁꯦ ꯊꯥꯅꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯃꯕꯥꯅꯤꯁꯦ ꯃꯇꯝꯁꯦ ꯍꯧꯃꯤꯟꯅꯔꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯁ꯭ꯀꯨꯜꯁꯤꯗ ꯃꯥꯗꯤ ꯅꯨꯄꯤꯁꯦ ꯁꯦꯟꯅꯕꯁꯤꯅ ꯃꯊꯧ ꯑꯣꯏꯔꯦꯕ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡ ꯍꯥꯟꯅ ꯀ꯭ꯂꯥꯁ 10 ꯀꯥꯔꯝꯕ ꯁ꯭ꯀꯨꯜꯗꯨꯒꯤ ꯁꯦꯅꯤꯌꯔ ꯀꯣ ꯃꯣꯏꯅꯒꯁꯦ ꯅꯨꯄꯤꯁꯦ ꯇꯥꯟꯅꯕ ꯀꯣꯏꯒꯦ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯈꯣꯏꯗꯧ ꯁꯧꯒꯠꯄ ꯁꯨꯝꯕꯁꯦ ꯎꯔꯦꯕ ꯑꯗꯩ ꯃꯣꯏ ꯀ꯭ꯂꯥꯁꯃꯦꯠꯅꯁꯨ ꯑꯗ ꯃꯥꯅ ꯃꯣꯏ ꯅꯨꯄꯤꯁꯤꯗ ꯃꯣꯏꯅ ꯑꯃꯨꯛ ꯀꯣꯏꯒꯦ ꯍꯥꯏꯔꯛꯇꯅꯕꯅ ꯃꯥꯅ ꯀꯣꯏ ꯍꯥꯏꯕꯁꯦ ꯈꯪꯍꯜꯂꯦꯕ ꯃꯥꯅ ꯂꯣꯏ ꯁꯟꯗꯣꯛꯍꯜꯂꯦ ꯂꯣꯏ ꯈꯪꯍꯜꯂꯦ ꯑꯗꯣ ꯀ꯭ꯂꯥꯁꯁꯤꯗ ꯑꯗꯩꯗꯤ ꯑꯃꯨꯛ ꯕꯦꯔꯟꯗꯥꯗꯒꯁꯦ ꯃꯣꯏꯁꯦ ꯀꯩꯅꯣ ꯉꯥꯏꯕ ꯑꯗꯒꯤꯗꯤ ꯅꯨꯄꯤꯁꯤꯒ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯍꯥꯞ ꯊꯥꯕ ꯃꯇꯝꯗ ꯃꯣꯏꯁꯦ
ꯊꯣꯛꯑꯒ ꯑꯗꯨꯝ ꯀꯩꯅꯣꯗ ꯋꯥꯔꯤ ꯁꯥꯔꯨꯕ ꯑꯗꯨꯝꯕꯁꯦ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯃꯥꯅ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯨ ꯅꯪ ꯊꯣꯛꯂꯛꯀꯅꯨ ꯀꯥꯏꯅ ꯃꯣꯏꯅ ꯊꯣꯡꯖꯤꯟ ꯄꯥꯟꯁꯤꯗ ꯂꯩꯔꯒ ꯅꯨꯄꯤꯁꯦ ꯊꯣꯛꯂꯛꯍꯟꯗꯕ ꯑꯗꯩ ꯅꯨꯄꯤ ꯍꯣꯏꯒꯤ ꯔꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯂꯦꯞꯄ ꯕꯦꯔꯟꯗꯥꯗ ꯑꯗꯨ ꯃꯣꯏ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯅꯨꯄꯤꯁꯤꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯕ ꯑꯗꯨꯒ ꯑꯗꯨꯝ ꯌꯦꯡꯅꯕ ꯁꯨꯃꯥꯏꯅ ꯑꯗꯩ ꯑꯆꯥꯄꯣꯠꯀꯁꯨ ꯑꯗꯨꯝ ꯆꯥꯃꯤꯟꯅꯕ ꯃꯥꯅ ꯆꯤꯞꯁ ꯂꯩꯔꯛꯑꯒ ꯑꯣꯏꯔꯁꯨ ꯃꯣꯏꯒꯩ ꯆꯥꯃꯤꯟꯅꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯇꯝꯁꯦ ꯂꯦꯟꯃꯤꯟꯅꯔꯦꯕ ꯃꯥꯗꯤ ꯅꯨꯄꯤꯁꯤꯗ ꯑꯇꯣꯞꯄꯅ ꯀꯣꯏꯒꯦ ꯍꯥꯏꯗꯅꯕ ꯅꯨꯄꯤꯁꯦ ꯁꯦꯟꯅꯕꯁꯤꯁꯨ ꯃꯥꯒꯤ ꯃꯊꯧ ꯑꯋꯥꯕ ꯑꯣꯏꯔꯦꯕ ꯃꯥꯅꯒ ꯅꯨꯄꯤꯁꯤꯗ ꯍꯥꯏꯌꯦꯕ ꯑꯁ ꯅꯪ ꯁꯦꯟꯅꯕꯁꯦ ꯑꯩꯁꯦ ꯌꯥꯝ ꯋꯥꯔꯦꯕ ꯅꯪ ꯁꯦꯟꯅꯕꯗ ꯅꯪꯉꯣꯟꯗ ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯑꯩꯁꯦ ꯁꯦꯟꯅꯕꯗ ꯌꯥꯝ ꯋꯥꯔꯦ ꯀꯥꯏꯅꯀꯣ ꯑꯗꯩ ꯌꯥꯎꯁꯪꯗꯒꯁꯦ ꯃꯣꯏꯅ ꯀ꯭ꯂꯥꯁ 9 ꯀꯥꯈꯠꯂꯛꯄꯒꯤ ꯁꯤꯒꯤ ꯌꯥꯎꯁꯪꯗꯒꯁꯦ ꯑꯁ ꯃꯥꯅ ꯅꯨꯄꯤ ꯍꯣꯏꯒꯤ ꯂꯝꯄꯥꯛꯀꯤ ꯊꯥꯕꯜ ꯅꯨꯃꯤꯠꯁꯦ ꯅꯨꯡꯊꯤꯟꯗꯩ ꯍꯧꯔꯦ ꯑꯃꯨꯛ ꯊꯧꯅꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯤ ꯑꯗꯩ ꯑꯃꯨꯛ ꯊꯧꯔ ꯂꯩꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯅꯨꯄꯥ ꯎꯅꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯗꯩ ꯃꯣꯏꯒꯤ ꯅꯨꯄꯤ ꯍꯣꯏꯁꯤꯒꯤ ꯂꯝꯁꯦ ꯁꯤꯒꯤꯗ ꯑꯩꯈꯣꯏ ꯂꯧꯕꯨꯛ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯑꯃꯁꯨ ꯆꯦꯟꯕ ꯑꯗꯨꯒ ꯑꯃꯨꯛ ꯂꯧꯕꯨꯛ ꯈꯔ ꯆꯠꯂꯒ ꯑꯃꯨꯛ ꯆꯤꯡ ꯑꯃꯨꯛ ꯂꯩꯕ ꯑꯗꯨꯒꯤ ꯄꯥꯠ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯝꯕ ꯌꯥꯝ ꯆꯥꯎꯕ ꯂꯧꯕꯨꯛ ꯆꯤꯡꯌꯥ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯗꯨꯗ ꯃꯣꯏꯁꯦ ꯅꯨꯄꯥ ꯎꯅꯩꯌꯦꯕ ꯑꯗꯨꯒꯤ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤꯁꯤꯗ ꯅꯨꯄꯥꯁꯤꯅ ꯃꯥꯁꯨ ꯂꯥꯛꯀꯦ ꯁꯨꯡꯌꯥ ꯌꯥꯏꯗꯕꯤꯗ ꯃꯥ ꯅꯨꯄꯥ ꯎꯅꯕ꯭ꯔꯥ ꯑꯗꯩ ꯃꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥ ꯎꯅꯕꯒ ꯊꯣꯛꯄ꯭ꯔꯥ ꯀꯥꯏꯅ ꯂꯣꯟꯅꯒ ꯊꯧꯔ ꯑꯗꯨꯝ ꯌꯦꯡꯗꯣꯏꯅꯦꯕ ꯑꯗꯨ ꯅꯣꯡꯇ ꯊꯣꯛꯑꯝꯗꯦꯕ ꯑꯗ ꯃꯥꯅ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏꯀꯣ ꯅꯪ ꯀꯥꯏꯅ ꯃꯄꯥꯟ ꯊꯣꯛꯍꯟꯗꯦꯕ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯃꯣꯏꯁꯦ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯈꯨꯟꯒꯤ ꯑꯃ ꯂꯩꯌꯦꯕ ꯃꯣꯏ ꯅꯨꯄꯤ ꯍꯣꯏꯁꯤꯒꯤ ꯊꯣꯡꯒꯥꯟꯗ ꯈꯤꯇꯪ ꯆꯠꯂꯒ ꯑꯗꯨꯁꯤꯗ ꯃꯣꯏ ꯏꯁꯤꯡ ꯁꯣꯛꯅꯩꯌꯦꯕꯀꯣ ꯏꯁꯤꯡ ꯁꯣꯛꯅꯕꯁꯤꯗ ꯅꯨꯄꯤꯁꯦ ꯏꯁꯤꯡ ꯍꯦꯛ ꯁꯣꯛꯄꯐꯥꯎꯅꯦ ꯃꯉꯣꯟꯗ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯁꯣꯛꯄ ꯌꯥꯗꯦꯕ ꯑꯩ ꯏꯁꯤꯡ ꯁꯣꯛꯍꯧꯈꯤꯒꯦꯅ ꯃꯦꯁꯦꯖ ꯑꯣꯏꯔꯁꯨ ꯊꯥꯔꯛꯑꯝꯒꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯃꯥꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯦ ꯅꯨꯄꯥꯁꯤꯅ ꯁꯥꯏꯀꯜꯗ ꯃꯣꯏ ꯃꯥꯟꯅꯕꯈꯩꯁꯤꯒ ꯂꯥꯛꯄ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯃꯥꯟꯅꯕꯤꯈꯩꯒ ꯃꯣꯏ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯄ ꯌꯦꯡꯅꯕ ꯃꯣꯏꯅ ꯑꯃꯨꯛ ꯏꯁꯤꯡꯁꯦ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯩꯖꯤꯜꯂꯨꯕ ꯑꯃꯨꯛ ꯁꯣꯛꯄ ꯊꯣꯛꯂꯛꯄ ꯁꯨꯃꯥꯏꯅ ꯊꯑꯣꯏꯅꯗꯤ ꯎꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯀꯌꯥ ꯇꯧꯗꯦꯕ ꯁ꯭ꯀꯨꯜꯗꯒ ꯕꯦꯜ ꯇꯥꯕ ꯃꯇꯝ ꯉꯥꯏꯍꯥꯛꯇꯪꯒ ꯍꯥꯞꯇꯒ ꯁꯥꯟꯅꯕ ꯑꯗꯩ ꯁ꯭ꯀꯨꯜꯗꯩ ꯊꯧꯗꯣꯛꯅꯔꯛꯄ ꯁꯥꯏꯀꯜꯗ ꯉꯥꯏꯍꯥꯛ ꯊꯧꯃꯤꯟꯅꯕ ꯑꯗꯨꯝꯕ ꯅꯠꯇꯅ ꯃꯣꯏꯁꯦ ꯊꯑꯣꯏꯅꯒ ꯍꯦꯛꯇ ꯎꯅꯗꯅ ꯑꯃ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅꯒꯗꯤ ꯇꯧꯗꯦ ꯑꯗꯩ ꯆꯤꯊꯤꯁꯦ ꯁ꯭ꯀꯨꯜꯁꯤꯗ ꯑꯃꯨꯛ ꯆꯤꯊꯤꯁꯦ ꯄꯤꯅꯗꯣꯏꯅꯦꯕ ꯌꯥꯝ ꯇꯦꯟ ꯇꯦꯟꯅ ꯏꯔꯒ ꯅꯪ ꯊꯣꯛꯂꯛꯀꯅꯣꯕꯨ ꯍꯥꯏꯔꯁꯨ ꯑꯗꯩ ꯑꯁꯤ ꯅꯨꯄꯥꯁꯤꯅ ꯅꯉꯣꯟꯗ ꯌꯥꯝ ꯌꯦꯡꯉꯦꯕꯨ ꯍꯥꯏꯔꯁꯨ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯉꯁꯤꯗꯤ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯨ ꯍꯥꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯤꯊꯤꯁꯦ ꯃꯆꯥ ꯑꯃ ꯄꯤꯔꯒ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯄꯤꯔꯛꯄ ꯑꯗꯨ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯍꯜꯂꯛꯄ ꯆꯤꯊꯤꯁꯦ ꯁꯦꯟꯇꯦꯟꯁ ꯃꯣꯏꯅ ꯏꯅꯩꯁꯦ 2 3 ꯌꯥꯝ ꯇꯦꯟ ꯇꯦꯟꯅꯅꯦꯕꯀꯣ ꯑꯗꯨꯁꯦ ꯑꯃꯨꯛ ꯃꯌꯨꯝꯗ ꯃꯥꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯥꯞꯆꯜꯂ ꯊꯝꯃꯦꯕ ꯅꯨꯄꯤꯅ ꯄꯤꯔꯛꯄ ꯆꯤꯊꯤꯁꯤꯡꯁꯦ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯑꯦꯕ ꯍꯟꯖꯟ ꯍꯟꯖꯟꯒ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯇꯨꯝꯕꯗꯒ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤ ꯍꯣꯏꯒꯤ ꯃꯥꯡꯗꯒ ꯄꯥꯔ ꯈꯣꯠꯂ ꯇꯥꯍꯜꯂꯒ ꯃꯆꯟꯅꯨꯄꯤ ꯍꯣꯏꯁꯤꯁꯨ ꯃꯣꯏꯁꯦ ꯅꯣꯛꯃꯤꯟꯅꯩꯌꯦꯕꯀꯣ ꯑꯗꯩ ꯐꯣꯟꯒꯁꯦ ꯃꯥꯅ ꯅꯨꯄꯤꯗꯨꯗꯗꯤ ꯈꯪꯍꯟꯗꯕ ꯂꯥꯎꯠ ꯊꯥꯔ ꯋꯥꯔꯤꯒ ꯁꯥꯔ ꯃꯆꯟꯅꯨꯄꯤ ꯍꯣꯏꯒꯁꯦ ꯇꯥꯍꯜꯂꯦꯕ ꯑꯗꯨꯒ ꯅꯣꯛꯃꯤꯟꯅꯗꯣꯏꯅꯦꯕ ꯑꯗ ꯃꯆꯟꯅꯨꯄꯤꯈꯩꯁꯤꯅꯒ ꯍꯥꯏꯌꯦꯕ ꯑꯁ ꯗꯥꯆꯧ ꯅꯪ ꯍꯌꯦꯡ ꯁꯤ ꯅꯨꯄꯤꯁꯦ ꯂꯥꯛꯑꯗꯤ ꯅꯪ ꯅꯨꯄꯤꯁꯤꯅ ꯄꯨꯔꯥ ꯉꯝꯈ꯭ꯔꯅꯤꯕꯣ ꯅꯪ ꯅꯨꯄꯥ ꯊꯣꯛꯑꯦꯒ ꯂꯩꯖꯩꯗꯣ ꯅꯨꯄꯤꯁꯤꯅ ꯐꯝꯃꯣ ꯐꯝꯈ꯭ꯔꯅꯤ ꯂꯦꯞꯄꯣ ꯂꯦꯞꯈ꯭ꯔꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯃꯥꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯃꯥꯆꯧꯕꯤꯁꯦ ꯁꯤꯁꯦ ꯌꯥꯝ ꯀꯣꯏꯅꯗꯦꯕ ꯃꯥꯒꯀꯣ ꯑꯗꯨꯝ ꯃꯥꯆꯧꯕꯤꯁꯤꯅ ꯃꯥꯏ ꯃꯆꯥꯅꯨꯄꯥ ꯌꯥꯎꯖꯗꯕꯅꯤꯅ ꯃꯉꯣꯟꯗ ꯌꯥꯝ ꯂꯨꯅ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯀꯣꯏꯗꯦꯕ ꯑꯗꯨ ꯃꯥꯆꯧꯕꯤ ꯑꯩꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯃꯣꯏꯗꯤ ꯃꯌꯨꯝ ꯄꯥꯟꯕꯗꯤ ꯃꯣꯏ ꯃꯥꯆꯧꯕꯤꯁꯦ ꯁꯤꯗꯒꯤ ꯃꯣꯏꯒꯤ ꯃꯃꯥ ꯍꯣꯏꯅ ꯍꯥꯜꯂꯦꯕ ꯃꯌꯨꯝ ꯄꯥꯟꯕꯁꯦ ꯑꯗꯨꯅ ꯃꯥꯅ ꯍꯜꯂꯦꯕ ꯃꯥꯏ ꯃꯥꯆꯧꯕꯤ ꯃꯆꯥꯈꯩꯗꯨꯗꯩꯀꯣ ꯑꯗꯨꯒ ꯆꯩꯁꯨ ꯅꯨꯄꯤꯁꯦ ꯃꯥꯆꯧꯕꯤ ꯌꯥꯝ ꯅꯨꯡꯁꯤꯕꯣ ꯑꯗꯨꯗꯨꯒ ꯍꯥꯏꯕꯁꯦ ꯑꯁ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯃꯜꯂꯤꯀꯣ ꯍꯌꯦꯡꯋꯥꯏꯅꯦ ꯅꯨꯡꯁꯤꯕꯨꯗꯤ ꯅꯨꯡꯁꯤꯌꯨꯅ ꯑꯄꯥꯝꯕ ꯑꯗꯨꯝ ꯂꯧꯖꯧ ꯑꯩꯈꯣꯏ ꯑꯗꯨꯗ ꯌꯦꯠꯂꯣꯏ ꯑꯗꯨꯒ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯧꯖꯤꯛꯇ ꯑꯗꯨꯝꯕꯗꯗꯤ ꯌꯥꯝ ꯆꯠꯀꯅꯨꯀꯣ ꯅꯪ ꯒꯥꯅ ꯍꯣꯏ ꯃꯥꯆꯧꯕꯤ ꯑꯗꯣ ꯑꯩ ꯑꯔꯦꯞꯄ ꯑꯃ ꯊꯝꯃꯒ ꯁꯨꯃꯥꯏꯅ ꯃꯦꯟ ꯇꯥꯅ ꯍꯣꯠꯅꯕꯁꯤꯅꯕꯨ ꯐꯔꯦꯗ ꯅꯨꯄꯤꯁꯦ ꯊꯤꯗꯕꯗꯤ ꯌꯥꯔꯣꯏꯗꯅ ꯃꯥꯆꯧꯕꯤꯀꯣ ꯒꯥꯏꯅ ꯑꯗꯨꯃꯥꯏꯅꯒ ꯇꯧꯋꯦꯕ ꯃꯥꯅꯒ ꯑꯗꯩ ꯃꯣꯏꯅꯁꯨ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯑꯣꯏꯌꯦꯕ ꯃꯣꯏ ꯃꯌꯥꯝꯁꯤꯅꯀꯣ ꯑꯗꯩ ꯃꯆꯟꯁꯤꯡꯁꯦ ꯃꯥꯅ ꯃꯣꯏꯒꯤ ꯀꯩꯅꯣ ꯈꯨꯜꯒꯤ ꯏꯁꯩ ꯇꯧꯕ ꯑꯣꯏꯔꯣ ꯂꯤꯂꯥ ꯇꯧꯕ ꯑꯣꯏꯔꯣ ꯍꯥꯎꯁꯤ ꯑꯣꯏꯔꯣ ꯃꯥꯒ ꯂꯣꯏ ꯊꯣꯛꯃꯤꯟꯅꯗꯣꯏꯅꯦꯕ ꯃꯥ ꯂꯣꯏ ꯁꯦꯟꯅꯩꯌꯦꯕ ꯀꯥꯡ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯁꯨꯝꯕ ꯀꯩꯅꯣꯃ ꯆꯠꯄ ꯈꯣꯠꯄ ꯗꯤꯋꯥꯂꯤ ꯃꯩ ꯌꯦꯡꯕ ꯑꯣꯏꯔꯣ ꯃꯥꯒ ꯂꯣꯏ ꯆꯠꯃꯤꯟꯅꯗꯣꯏꯅꯦ ꯃꯆꯟꯁꯤꯡꯁꯦ ꯃꯥꯅ ꯃꯆꯟꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯋꯦꯕ ꯑꯗꯩ ꯅꯣꯡꯃꯥꯏꯖꯤꯡꯒꯨꯝꯕꯁꯦ ꯃꯣꯏ ꯑꯗꯨꯝ ꯌꯦꯟꯒꯨꯝꯕ ꯊꯣꯡꯉꯒ ꯄꯨꯂꯞꯀ ꯆꯥꯃꯤꯟꯅꯕ ꯑꯗꯩ ꯁꯤꯡꯖꯨꯒ ꯁꯨꯔ ꯅꯨꯡꯊꯤꯟꯗ ꯃꯆꯟꯁꯤꯡꯁꯤꯅ ꯍꯩꯒ ꯃꯦꯠꯂ ꯄꯨꯂꯞꯀ ꯆꯥꯃꯤꯟꯅꯕ ꯑꯗ ꯃꯥꯅ ꯋꯥꯔꯤꯁꯦ ꯅꯨꯄꯤꯁꯤꯒꯤ ꯑꯗꯨꯝ ꯂꯤꯗꯣꯏꯅꯦꯕ ꯉꯍꯥꯟꯈꯩ ꯃꯆꯟꯅꯨꯄꯤꯈꯩꯁꯤꯅ ꯍꯥꯏ ꯅꯪꯁꯦ ꯌꯥꯝ ꯇꯟꯁꯤꯜꯂꯛꯑꯦꯕꯣ ꯉꯍꯥꯟꯈꯩꯗꯤ ꯆꯨꯝ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯆꯪꯉꯦ ꯅꯨꯄꯤꯗꯨꯒꯤ ꯋꯥꯔꯤ ꯊꯣꯛꯑꯦ ꯅꯨꯄꯤꯗꯨꯒꯤ ꯋꯥꯔꯤ ꯐꯝꯃꯦ ꯅꯨꯄꯤꯗꯨꯒꯤ ꯋꯥꯔꯤ ꯆꯥꯔꯦ ꯅꯨꯄꯤꯗꯨꯒꯤ ꯋꯥꯔꯤꯅ ꯇꯥꯅꯤꯡꯗꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦ ꯅꯪꯅ ꯌꯥꯝ ꯄꯛꯁꯜꯂꯛꯇ꯭ꯔꯦ ꯀꯥꯏꯅ ꯃꯆꯟꯅꯨꯄꯤꯈꯩꯁꯤꯅ ꯂꯛꯅꯩꯌꯦꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯎꯗꯅ ꯃꯕꯥꯅꯤꯁꯦ ꯀ꯭ꯂꯥꯁ 9 10 ꯁꯤꯐꯧꯗꯤ ꯐꯖꯅ ꯑꯗꯨꯝ ꯆꯝꯅ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯛꯑꯦ ꯁꯥꯎꯅꯕ ꯇꯦꯟꯁꯟ ꯂꯩꯕ ꯑꯃꯐꯥꯎ ꯌꯥꯎꯗꯅꯀோ ꯑꯗꯩ ꯅꯨꯄꯤꯁꯤꯁꯨ ꯍꯥꯏꯔꯛꯑꯦ ꯅꯨꯄꯥ ꯃꯌꯥꯝ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ ꯅꯨꯄꯤꯁꯤꯅꯁꯨ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯌꯦꯕ ꯑꯗꯣ ꯃꯥꯅꯁꯨ ꯌꯥꯗꯦ ꯑꯗꯩ ꯁꯤ ꯅꯨꯄꯥꯁꯦ ꯑꯩꯉꯣꯟꯗ ꯀꯣꯏꯒꯦ ꯍꯥꯏꯔꯦ ꯆꯤꯊꯤ ꯄꯤꯁꯜꯂꯛꯏ ꯐꯣꯟ ꯇꯧꯔꯛꯏ ꯀꯥꯏꯅ ꯂꯣꯏꯅ
ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯕꯥꯅꯤꯁꯦ IG ꯁꯦ ꯄꯨꯂꯞ ꯄꯥꯏꯃꯤꯟꯅꯩꯀꯣ IG ꯄꯨꯂꯞ ꯄꯥꯏꯃꯤꯟꯅꯩ WhatsApp ꯄꯨꯂꯞ ꯄꯥꯏꯃꯤꯟꯅꯩ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯄꯥꯏꯖꯧ ꯑꯩꯅ ꯀꯩꯗꯧꯔꯤ ꯅꯪ ꯂꯣꯏ ꯈꯪꯖꯧ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯄꯨꯟꯅ ꯄꯥꯏꯌꯦꯕ ꯑꯗꯣ ꯃꯃꯥ ꯑꯣꯏꯅꯗꯤ ꯃꯣꯏ WhatsAppꯁꯦ ꯅꯨꯄꯥꯁꯤꯅꯁꯨ ꯄꯥꯏꯒꯁꯦ ꯈꯪ ꯄꯣꯟꯇꯦꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯁꯨꯝ 9, 10 ꯐꯥꯎꯗꯤ ꯀꯩꯁꯨ ꯇꯦꯟꯁꯟ ꯂꯩꯅꯗꯦ ꯑꯗꯨꯒ 10ꯁꯤꯗ ꯃꯣꯏꯁꯦ ꯃꯇꯝ ꯈꯤꯇꯪ ꯑꯦꯛꯖꯥꯝꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯅꯩꯌꯦꯕ ꯅꯨꯄꯥꯁꯤꯁꯨ ꯃꯣꯏ ꯕꯕꯥꯒ ꯇꯤꯟꯅꯕ ꯑꯣꯖꯥ ꯑꯃ ꯑꯗꯨꯒꯤꯗ ꯇꯣꯉꯥꯟꯅ ꯕꯣꯔꯗꯤꯡꯁꯦ ꯂꯩꯔꯦ ꯑꯗꯩ ꯅꯨꯄꯤꯁꯤꯁꯨ ꯃꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯅ ꯍꯥꯡꯕ ꯕꯣꯔꯗꯤꯡ ꯑꯃꯗ ꯇꯣꯉꯥꯟꯅ ꯂꯩꯔꯦ ꯕꯣꯔꯗꯤꯡꯁꯤꯗꯤ ꯄꯨꯟꯗ꯭ꯔꯦꯕ ꯃꯣꯏꯅ ꯁꯤꯗ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯥꯗꯕ ꯄꯦꯔꯦꯟꯁꯅ ꯑꯄꯥꯝꯕꯗ ꯂꯩꯔꯝꯕꯅꯤꯅ ꯑꯗꯨꯒꯤ ꯃꯣꯏꯗꯣ ꯗꯤꯁꯦꯝꯕꯔ ꯑꯗꯨꯋꯥꯏꯗꯒꯤ ꯃꯥꯔꯆ ꯁ꯭ꯋꯥꯏꯐꯥꯎ ꯊꯥ 3ꯃꯨꯛ ꯕꯣꯔꯗꯤꯡ ꯂꯩꯅꯕꯁꯤ ꯊꯥ 3-4ꯁꯤ ꯄꯥꯎ ꯐꯥꯎꯅꯔꯛꯇꯕ ꯎꯅꯕ ꯐꯪꯉꯛꯇꯕ ꯁ꯭ꯀꯨꯜ ꯀꯥꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯦ ꯃꯦꯇ꯭ꯔꯤꯛ ꯊꯥꯕꯒꯤ ꯉꯥꯏꯅꯔꯤꯅꯤ ꯑꯗꯨꯒꯤ ꯃꯔꯛꯁꯦ ꯃꯥꯏ ꯕꯣꯔꯗꯤꯡꯗ ꯂꯩꯅꯕꯅꯤꯅ ꯄꯥꯎ ꯐꯥꯎꯅꯕꯁꯤ ꯐꯪꯅꯗꯕꯁꯤꯗ ꯑꯁ ꯉꯥꯎꯅꯩꯌꯦꯕ ꯅꯣꯡꯃꯒꯤ ꯃꯁꯛꯇꯣ ꯑꯗꯨꯝ ꯁ꯭ꯀꯨꯜꯗ ꯎꯅꯔꯤꯕꯅꯤ나 ꯑꯗꯩ ꯑꯗꯨꯗ ꯄꯦꯟꯗꯗꯅ ꯑꯃꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯅꯨꯄꯤ ꯑꯣꯏ ꯂꯩꯀꯥꯏꯁꯤꯗ ꯅꯨꯡꯇꯤꯒꯤ ꯁꯥꯏꯀꯜ ꯊꯧꯗꯣꯏꯅꯤ ꯑꯗꯩ ꯅꯨꯡꯗꯥꯡꯁꯤꯗ ꯑꯃꯨꯛ ꯐꯣꯟ ꯇꯦꯛ ꯇꯦꯛ ꯇꯧꯅꯗꯣꯏꯅꯤ ꯑꯌꯨꯛꯁꯤꯗ ꯑꯃꯨꯛ ꯍꯧꯒꯠꯂꯦ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯑꯗꯨ ꯑꯗꯥꯅ ꯁ꯭ꯀꯨꯜ ꯉꯟꯅ ꯂꯥꯛꯑꯣꯅ ꯑꯃꯨꯛ ꯇꯦꯛ ꯇꯦꯛ ꯃꯦꯁꯦꯖ ꯈꯔ ꯊꯥꯅꯗꯣꯏꯅꯤ ꯑꯗꯩ ꯁꯨꯇꯤ ꯊꯥꯔꯒꯅ ꯒꯦꯝ ꯁꯥꯟꯅꯒꯦꯅ ꯐꯣꯟ ꯂꯧꯔꯒ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯅ ꯂꯩꯗꯣꯏꯅꯤ ꯁꯤꯃꯥꯏꯅ ꯍꯤꯡꯉꯛꯈ꯭ꯔꯕꯅꯤꯅ ꯕꯣꯔꯗꯤꯡꯗ ꯂꯩꯅꯈꯤꯕꯁꯤꯗ ꯄꯨꯔꯥ ꯉꯥꯎꯔꯦꯕ ꯂꯥꯏꯔꯤꯛꯀꯁꯦ ꯆꯪꯗꯕꯤ ꯅꯨꯄꯤꯁꯦ ꯃꯃꯤꯠꯇ ꯎꯔꯛꯄꯤ ꯑꯣꯅꯤꯡꯕꯅ ꯉꯥꯎꯔꯛꯄꯤ ꯑꯍꯤꯡꯗꯒ ꯕꯣꯔꯗꯤꯡꯗꯩ ꯆꯦꯟꯊꯣꯛꯑꯒ ꯅꯨꯄꯤꯁꯤ ꯃꯌꯨꯝꯗꯒ ꯆꯠꯅꯤꯡꯉꯛꯄꯤ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯕ ꯑꯗꯩ ꯃꯥꯁꯦ ꯅꯥꯕꯒꯤ ꯕꯣꯔꯗꯤꯡꯁꯤꯗ ꯁꯨꯇꯤ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯥꯅ ꯅꯨꯄꯤꯁꯤꯗꯤ ꯉꯁꯥꯏ ꯕꯣꯔꯗꯤꯡꯗ ꯑꯁꯣꯝꯗ ꯂꯩꯈꯤꯕꯅꯤꯅ ꯃꯥ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯍꯥꯏꯐꯝ ꯂꯩꯇꯕ ꯑꯗꯒꯤ ꯃꯥꯅ ꯄꯥꯎꯗꯤ ꯐꯥꯎꯅꯅꯤꯡꯕ ꯑꯗꯩ ꯍꯦꯛꯇ ꯃꯥꯁꯤꯅ ꯐꯣꯟꯁꯦ ꯇꯧꯔ ꯃꯆꯟꯅꯨꯄꯤꯈꯩꯗ ꯇꯧꯍꯜꯂꯦ ꯑꯗꯣ ꯃꯃꯥꯅ ꯄꯥꯏꯔꯛꯑꯦ ꯃꯥꯗꯤ ꯕꯣꯔꯗꯤꯡ ꯂꯩꯈꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯥꯁꯦ ꯅꯨꯄꯥꯁꯦ 6-4ꯅꯤ ꯅꯥꯕꯩ ꯂꯩꯔꯝꯕꯁꯦ ꯑꯁ ꯅꯨꯄꯤꯁꯦ ꯎꯅꯔꯨꯒꯦ ꯀꯥꯟ ꯊꯣꯛꯂꯛꯑꯒ ꯀꯃꯥꯏꯅ ꯕꯣꯔꯗꯤꯡꯗꯩ ꯃꯥꯁꯨ ꯊꯣꯛꯍꯜꯂꯛꯀꯅꯤꯅ ꯑꯗꯨꯝ ꯉꯥꯎꯔ ꯃꯥꯁꯨ ꯑꯃꯨꯛ ꯍꯟꯈꯤꯕ ꯑꯗꯩ ꯅꯨꯄꯤꯁꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯀꯥꯒꯤ ꯃꯆꯥ ꯅꯨꯄꯥ ꯃꯕꯨꯡ ꯂꯨꯍꯣꯡꯕꯩ ꯊꯣꯛꯂꯛꯑꯝꯕ ꯌꯨꯝꯗ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯝꯕ ꯑꯗ ꯃꯥꯅꯁꯨ ꯑꯃꯨꯛ ꯅꯨꯄꯥꯁꯨ ꯎꯅꯤꯡꯕ ꯇꯥꯟꯁꯨ ꯆꯥꯟꯅꯗ꯭ꯔꯦꯗꯅꯀꯣ ꯑꯗꯩ ꯅꯨꯄꯥꯁꯤꯒꯤ ꯐꯣꯟꯗ ꯃꯥꯅꯁꯨ ꯑꯃꯨꯛ ꯃꯣꯏꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯝꯗ ꯇꯧꯍꯜꯂꯒ ꯅꯨꯄꯥꯁꯦ ꯊꯣꯛꯂꯛꯄ꯭ꯔꯥ ꯀꯥꯏꯅ ꯃꯥ ꯕꯣꯔꯗꯤꯡꯗꯩ ꯊꯣꯛꯂꯛꯄ꯭ꯔꯣ ꯏꯃꯥꯏ ꯃꯃꯥꯟꯅꯕꯅꯦꯒ ꯍꯥꯏꯖꯤꯜꯂꯒ ꯃꯣꯏ ꯑꯗꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯒ ꯇꯧꯍꯟꯕ ꯃꯥꯗꯤ ꯕꯣꯔꯗꯤꯡ ꯂꯩꯈꯤ ꯊꯣꯛꯂꯛꯇꯤꯌꯦ ꯅꯥꯕꯩ ꯊꯣꯛꯂꯛꯑꯝꯃꯤ ꯆꯪꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯍꯞꯇꯥꯃꯨꯛꯇ ꯉꯥꯏꯔꯤꯒ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤꯁꯤꯅꯒ ꯆꯥꯛꯄꯀꯣ ꯑꯁ ꯈꯤꯇꯪꯒ ꯈꯦꯠꯅꯩ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯕꯣꯔꯗꯤꯡꯗ ꯊꯥ 3-4ꯈꯛ ꯂꯩꯅꯕꯩ ꯀꯥꯏꯅꯕꯁꯤꯁꯨ ꯌꯥꯝ ꯋꯥꯏꯑꯦꯕ ꯃꯣꯏꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏꯁꯦ ꯑꯦꯛꯖꯥꯝ ꯊꯥꯕ ꯅꯨꯃꯤꯠꯇ ꯎꯅꯔꯦꯗꯅ ꯁ꯭ꯀꯨꯜꯗ ꯃꯣꯏ ꯇꯥꯕ ꯁꯦꯟꯇꯔꯗꯣ ꯃꯣꯏ ꯁ꯭ꯀꯨꯜ ꯄꯨꯟꯕꯅꯤꯅ ꯁꯦꯟꯇꯔ ꯄꯨꯟꯅ ꯇꯥꯕꯅꯤꯅ ꯑꯗꯨꯒ ꯃꯣꯏꯗ ꯑꯁ ꯊꯥ 3-4 ꯎꯅꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯀꯣ ꯃꯣꯏꯗ ꯑꯗꯨꯃꯥꯏꯅꯒ ꯇꯧꯋꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯦꯛꯖꯥꯝꯁꯦ ꯊꯥꯕ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯑꯗꯨꯝ ꯍꯥꯟꯅꯗꯧꯅ ꯆꯠꯂꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯂꯨꯝꯕꯤ ꯈꯣꯠꯄꯤ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯀ꯭ꯂꯥꯁ 11ꯗꯗꯤ ꯃꯣꯏ ꯁ꯭ꯀꯨꯜ ꯄꯨꯟꯗ꯭ꯔꯦꯕ 11ꯁꯦ ꯁ꯭ꯀꯨꯜ ꯄꯨꯟꯗ꯭ꯔꯦ ꯑꯗꯨꯒ 11 ꯆꯍꯤꯁꯤꯃꯁꯨ ꯃꯕꯥꯅꯤꯁꯦ ꯇꯦꯟꯁꯟ ꯑꯃꯐꯥꯎ ꯂꯩꯇꯅ ꯑꯗꯨꯝ ꯐꯖꯅ ꯅꯨꯡꯁꯤꯅꯐꯝ ꯊꯣꯛꯄ ꯅꯨꯡꯁꯤꯅꯩ ꯅꯨꯄꯤꯁꯦ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯇꯣꯞꯄꯒ ꯃꯦꯁꯦꯖ ꯊꯥꯅꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯐꯥꯎ ꯂꯩꯇꯦ ꯃꯥ ꯄꯨꯟꯅ ꯑꯦꯀꯥꯎꯟ ꯄꯥꯏꯃꯤꯟꯅꯔꯤꯕꯅꯤꯅ ꯅꯨꯄꯤꯁꯤꯅ ꯀꯩꯗꯧꯔꯤ ꯂꯣꯏ ꯈꯪꯉꯤ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯐꯨꯔꯤꯠꯀꯁꯦ 11 ꯁ꯭ꯋꯥꯏꯗꯗꯤ ꯐꯨꯔꯤꯠꯀꯁꯦ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯂꯩꯕꯗ ꯅꯨꯄꯤꯁꯤꯅꯁꯨ ꯄꯤꯔꯛꯄ ꯈꯣꯡꯒ꯭ꯔꯥꯎꯒꯁꯦ ꯂꯩꯔ ꯄꯤꯔꯛꯄ ꯃꯥꯅꯁꯨ ꯂꯩꯔ ꯄꯤꯕ ꯑꯗꯩ ꯔꯨꯃꯥꯜ ꯘꯔꯤ ꯑꯗꯩ ꯈꯣꯡꯎꯞꯀꯁꯦ ꯂꯩꯔ ꯄꯤꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯦꯕ ꯃꯣꯏ ꯑꯅꯤꯁꯦꯀꯣ ꯑꯗꯩ ꯂꯩꯒꯁꯦ ꯑꯗꯨꯝ ꯂꯩꯔ ꯄꯤꯅꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯆꯝꯅ 9, 10, 11ꯁꯦ ꯇꯦꯟꯁꯟ ꯑꯃꯐꯥꯎ ꯌꯥꯎꯗꯅ ꯂꯥꯛꯑꯝꯕꯗꯨꯅ ꯃꯣꯏꯅꯤꯁꯦ ꯑꯗꯨꯝ ꯍꯌꯦꯡꯋꯥꯏꯐꯥꯎ ꯂꯦꯞꯅꯖꯔꯗꯕꯅꯤꯅ ꯑꯗꯨꯝ ꯂꯥꯛꯑꯝꯕꯗꯨꯅꯉꯁꯥꯏꯒꯤ 12 ꯀꯥꯔꯛꯄꯁꯤꯗꯗꯤ ꯀꯩꯒꯨꯝꯕ ꯑꯅꯧꯕ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯑꯃ ꯊꯣꯛꯑꯦꯕ 12 ꯀꯥꯔꯛꯄꯁꯤꯗ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤ ꯃꯣꯏ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯑꯦꯕ ꯃꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯅ ꯃꯁꯛ ꯈꯪꯕ ꯏꯃꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯌꯨꯝ ꯃꯀꯩꯁꯦ ꯃꯣꯏ ꯈꯨꯜ ꯍꯦꯛ ꯍꯧꯔꯛꯄꯗ ꯕꯤꯜꯗꯤꯡꯅ ꯁꯥꯕ ꯆꯦꯛꯀꯤꯀꯣ ꯃꯊꯣꯜ 2ꯒ ꯁꯥꯔ ꯀꯥꯔꯒ ꯊꯧꯕ ꯑꯗꯩ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯊꯕꯛꯁꯨ ꯇꯧꯔꯦꯕ ꯊꯕꯛ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯟꯒꯤꯗꯤ ꯑꯣꯏꯕ ꯑꯗꯨꯒ ꯍꯥꯟꯅꯁꯨ ꯅꯨꯄꯥꯁꯤꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯀꯝꯄꯦꯅꯤꯒꯤ ꯊꯕꯛ ꯇꯧꯔꯒꯁꯨ ꯂꯩꯔꯨꯕ ꯑꯗꯨꯅ ꯌꯨꯝꯗ ꯃꯥꯁꯦ ꯀ꯭ꯂꯥꯁ 10 ꯐꯥꯎꯗꯪ ꯂꯩꯔꯝꯃꯒ ꯃꯥꯗꯤ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕ ꯅꯨꯄꯥꯁꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒ ꯃꯥꯒꯗꯤ ꯆꯍꯤ 9-ꯃꯨꯛ 10-ꯃꯨꯛ ꯁꯨꯃꯥꯏꯅ ꯍꯟꯅꯕ ꯑꯗꯨꯅ ꯃꯥꯅ ꯀ꯭ꯂꯥꯁ 9, 10ꯒ ꯀꯥꯕ ꯃꯇꯝꯗꯨꯗꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯌꯥꯝ ꯆꯍꯤ 3-4ꯈꯛ ꯑꯣꯏꯔꯒ ꯂꯩꯍꯧꯕ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯁꯨꯇꯤ ꯊꯕꯛ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯃꯥꯁꯦ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 12ꯀ ꯀꯥꯔꯒ ꯃꯁꯛꯀꯁꯦ ꯐꯖꯔꯒ ꯋꯥꯡ ꯆꯥꯎꯔ ꯉꯧꯔ ꯃꯁꯛ ꯃꯅꯥꯒ ꯁ꯭ꯋꯥꯏ ꯌꯧꯔꯒ ꯃꯥꯅ ꯎꯔꯨꯔꯦꯕ ꯑꯁꯤꯗꯤ ꯌꯥꯝ ꯆꯥꯎꯔꯝꯃꯦꯅꯦ ꯍꯥꯏꯔꯒ ꯃꯥ ꯅꯨꯄꯥꯁꯤꯅ ꯉꯥꯎꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯩ ꯅꯨꯄꯤꯁꯤꯗ ꯀꯣꯏꯒꯦ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯒ ꯑꯃꯨꯛ
ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯒꯁꯨ ꯃꯣꯏꯗꯤ ꯀꯩꯅꯣ ꯄꯨꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯃꯣꯏ ꯈꯨꯟ ꯃꯁꯦꯟꯅꯤꯅ ꯑꯗꯨꯝ ꯄꯨꯟꯕ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯨꯝ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯩ ꯊꯣꯛꯄ ꯈꯣꯠꯄ ꯑꯃꯁꯦ ꯂꯣꯏ ꯄꯨꯟꯕ ꯑꯗꯩ ꯃꯃꯥꯁꯤꯅꯐꯧ ꯄꯥꯝꯃꯦꯕ ꯅꯨꯄꯤꯁꯦ ꯍꯥꯏꯔꯛꯑꯦꯕ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯈꯣꯠꯂꯒꯦ ꯀꯥꯏꯅꯗ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯤꯅꯁꯨ ꯌꯥꯝ ꯍꯔꯥꯎꯔꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯈꯨꯜ ꯂꯩꯀꯥꯏꯅ ꯁꯤꯡꯊꯥꯅꯕ ꯑꯗꯩ ꯅꯨꯄꯥꯁꯤꯁꯨ ꯐꯕ ꯑꯗꯨꯝ ꯃꯍꯧꯁꯥꯅ ꯍꯦꯛ ꯍꯧꯈꯤꯕꯗꯩ ꯑꯗꯨꯝ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯗꯨꯝ ꯅꯨꯄꯥ ꯑꯣꯏꯕ ꯁꯣꯡꯇꯧꯁꯨ ꯐꯖꯕ ꯒꯁ ꯂꯩꯕ ꯑꯗꯨꯝ ꯈꯨꯜ ꯂꯩꯀꯥꯏꯁꯤꯅ ꯃꯥꯁꯦ ꯁꯤꯡꯊꯥꯅꯕ ꯃꯤ ꯑꯣꯏꯕ ꯊꯕꯛꯁꯨ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯩ ꯏꯃꯨꯡꯗꯨꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯦ ꯑꯗꯨꯅ ꯌꯥꯝ ꯁꯥꯊꯤꯅ ꯃꯃꯥꯁꯤꯅꯁꯨ ꯄꯥꯝꯃꯦꯕ ꯑꯗꯩ ꯃꯃꯥꯃꯛꯅꯁꯨ ꯍꯥꯏꯔꯛꯑꯦ ꯅꯨꯄꯥꯒꯤ ꯑꯗꯩ ꯅꯨꯄꯥꯅꯁꯨ ꯒ꯭ꯔꯤ ꯇꯛꯇꯅ ꯃꯤ ꯊꯥꯖꯤꯜꯂꯛꯇꯅ ꯈꯣꯠꯇꯅ ꯃꯣꯏꯒꯤ ꯃꯆꯟꯁꯤꯡ ꯀꯩꯁꯤꯡ ꯅꯨꯄꯤꯁꯤꯒ ꯇꯤꯟꯅꯕ ꯊꯥꯖꯤꯜꯂꯛꯇꯅ ꯀꯟꯅ ꯍꯥꯏꯒꯠꯂꯛꯑꯦꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤꯁꯦ ꯑꯁ ꯌꯥꯗꯦꯕ ꯃꯥ ꯑꯩ ꯑꯔꯦꯞꯄ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯌꯥꯗꯦ ꯑꯗꯩ ꯃꯃꯥꯁꯤꯅ ꯃꯤꯅ ꯂꯩꯀꯥꯏꯁꯤꯗ ꯃꯣꯏ ꯏꯃꯨꯡꯒ ꯉꯥꯏꯁꯦꯟ ꯑꯣꯏꯕ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯏꯃꯥꯏꯁꯦ ꯐꯧꯔꯥꯃꯨꯛ ꯄꯥꯛꯑꯗꯕꯅꯦ ꯅꯄꯨꯟꯁꯤꯗ ꯅꯪ ꯋꯥꯕꯁꯦ ꯈꯪꯉꯔꯣꯏꯗꯕꯅꯦ ꯅꯨꯄꯥꯁꯨ ꯒ꯭ꯌꯥꯟ ꯁꯥꯊꯤꯅ ꯇꯥꯏꯗꯣ ꯀꯔꯤꯅꯣ ꯅꯪꯅ ꯑꯔꯦꯞꯄ ꯂꯩꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯌꯦ ꯌꯥꯝ ꯊꯨꯅ ꯌꯥꯒꯗꯕꯅꯤ ꯑꯁꯤꯗ ꯂꯩꯒꯗꯕꯅꯤ ꯅꯣꯏꯒꯤ ꯑꯉꯥꯡ ꯃꯆꯥ ꯃꯁꯨ ꯄꯪꯀꯣꯏ ꯀꯣꯏꯅꯕꯗꯣ ꯌꯥꯕ ꯅꯠꯇꯦ ꯃꯗꯨ ꯄꯪꯀꯣꯏ ꯀꯣꯏꯅꯕꯅꯤ ꯀ꯭ꯂꯥꯁ 9, 10ꯗ ꯄꯪꯀꯣꯏ ꯀꯣꯏꯅꯕꯗꯣ ꯀꯣꯏꯅꯕꯅꯤ ꯌꯥꯔꯣꯏ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 12 ꯀꯥꯈꯠꯂꯛꯑꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯈꯠꯂꯛꯑꯕꯅꯤ ꯅꯨꯄꯥꯁꯦ ꯅꯪ ꯌꯥꯒꯗꯕꯅꯦꯅ ꯃꯃꯥꯁꯤꯅ ꯀꯟꯅ ꯍꯦꯛꯇ ꯇꯧꯁꯜꯂꯛꯑꯦꯕ ꯑꯗꯩꯗꯤ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯨꯄꯤ ꯃꯆꯥ ꯋꯥꯈꯜ ꯂꯦꯞꯄ ꯉꯝꯗꯕꯅꯤꯅꯅꯦ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯃꯥꯡꯗꯒ ꯑꯍꯦꯟꯕ ꯍꯥꯏꯔꯛꯑꯁꯨ ꯀꯥꯔ ꯊꯧꯕ ꯊꯕꯛ ꯇꯧꯕ ꯅꯨꯡꯉꯥꯏꯕ ꯅꯨꯄꯥ ꯃꯌꯨꯝ ꯃꯀꯩ ꯂꯤꯡꯕ ꯁꯨꯝꯕꯅꯒ ꯍꯥꯏꯔꯛꯑꯁꯨ ꯍꯔꯥꯎꯖꯕ ꯆꯥꯎꯊꯣꯛꯅꯕ ꯑꯃꯁꯨ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯏꯒꯣ ꯑꯃ ꯂꯩꯅꯩꯌꯦꯕ ꯑꯗꯨꯅ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡꯅꯤꯅ ꯆꯍꯤ 3, 4 ꯁꯣꯝꯗ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯀꯔꯤ ꯈꯟꯅꯤ ꯀꯔꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗꯕꯁꯦ ꯊꯣꯏꯗꯣꯛꯅ ꯈꯜꯍꯧꯗꯕꯤꯗ ꯃꯥꯅꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯃꯥꯅꯒ ꯇꯛꯁꯜꯂꯛꯄꯅꯦ ꯑꯗꯩ ꯃꯃꯥꯅ ꯁꯣꯝꯒꯤꯁꯤꯗꯤ ꯊꯨꯒꯥꯏꯕꯅꯦ ꯑꯉꯥꯡꯅꯤ ꯒ꯭ꯌꯥꯟ ꯇꯥꯄꯣꯟꯇꯦ ꯑꯁꯤꯒꯨꯝꯕꯗ ꯂꯩ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯗꯨꯅ ꯑꯗꯩꯗꯤ ꯃꯥꯁꯦ ꯃꯃꯥꯅꯁꯨ ꯁꯣꯝꯒꯤꯁꯤꯗꯤ ꯀꯟꯅ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕꯁꯤꯗ 12ꯀ ꯂꯣꯏꯔ ꯍꯥꯏ ꯆꯪꯊꯣꯛꯑ ꯊꯝꯃꯅꯤ ꯑꯗꯨ ꯇꯧꯔꯅꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯊꯣꯛꯑꯒ ꯀꯥꯏꯅꯒ ꯃꯃꯥꯁꯤꯅꯁꯨ ꯇꯛꯁꯜꯂꯛꯄꯤꯁꯤꯗ ꯃꯥꯁꯦ ꯁꯣꯝꯒꯤ ꯅꯨꯄꯥꯁꯦ ꯃꯥꯅ ꯐꯣꯟꯁꯦ ꯀꯌꯥ ꯏꯄꯥꯏ ꯄꯥꯏꯗ꯭ꯔꯦꯕ ꯀꯌꯥ ꯏꯄꯥꯏ ꯄꯥꯏꯗ꯭ꯔꯦ ꯑꯗꯨꯒ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯄꯥꯎꯁꯦ ꯐꯪꯉꯦꯕ ꯁꯣꯝꯗ ꯃꯃꯥꯟꯅꯕꯤꯈꯩꯅ ꯍꯥꯏꯔꯛꯑꯦꯕ ꯃꯥꯁꯦ ꯑꯩꯈꯣꯏ ꯈꯨꯜꯗꯒꯤ ꯊꯣꯡꯒꯥꯜ ꯈꯨꯟꯒꯤ ꯑꯩꯈꯣꯏꯒꯤ ꯆꯪꯉꯛꯄꯒꯤꯗ ꯊꯣꯡꯒꯥꯜ 3 ꯁꯨꯕꯗꯣ ꯑꯗꯨꯒꯤ ꯕꯤꯜꯗꯤꯡꯗꯣ ꯑꯗꯨꯒꯤ ꯅꯨꯄꯥ ꯊꯕꯛ ꯇꯧꯕ ꯑꯃꯅ ꯍꯥꯏꯔꯛꯇꯅ ꯃꯃꯥ ꯍꯣꯏꯒ ꯂꯣꯏ ꯌꯥꯔꯦ ꯑꯗꯨꯗꯣ ꯀꯣꯏꯔꯦ ꯃꯣꯏ ꯑꯅꯤꯁꯦ ꯐꯣꯟ ꯐꯥꯎꯅꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯦꯕ ꯑꯗꯩ ꯅꯨꯄꯥꯁꯦ ꯃꯊꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯑꯗꯩ ꯃꯥꯅ ꯅꯨꯄꯥꯗꯨꯅ ꯐꯣꯟꯒ ꯄꯤꯔꯛꯏ ꯃꯥ ꯐꯣꯟ ꯄꯥꯏꯗꯦ ꯃꯃꯥꯒꯤ ꯄꯥꯏ ꯍꯥꯏꯕꯗꯨꯗ ꯅꯣꯏ ꯃꯥꯗ ꯇꯧꯔꯛꯄ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏ ꯃꯥꯏ ꯐꯣꯟꯗꯅ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯐꯣꯟꯒ ꯄꯤꯔ ꯄꯥꯏꯔꯦ ꯅꯨꯄꯥꯁꯦ ꯀꯣꯏꯔꯦ ꯍꯥꯏ ꯑꯁ ꯍꯦꯛꯇ ꯃꯥꯅ ꯍꯟꯗꯛꯁꯤ ꯐꯣꯟ ꯏꯄꯥꯏ ꯄꯥꯏꯗꯦ ꯃꯥꯏ ꯐꯣꯟꯁꯤ ꯑꯣꯞ ꯏꯊꯝ ꯊꯝꯃꯤ ꯀꯔꯤꯒꯤꯅꯣꯅ ꯐꯖꯅ ꯅꯨꯡꯁꯤꯅꯔꯝꯕꯗꯒꯤ ꯀꯩꯅꯣꯝꯈꯛ ꯊꯩꯗꯣꯔꯛꯄꯁꯦ ꯅꯤꯅꯤ ꯍꯨꯝꯅꯤꯗꯪ ꯍꯣꯡꯉꯛꯄ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯝ ꯈꯪꯉꯦꯕ ꯀꯔꯤꯒꯤꯅꯣꯅ ꯈꯜꯂꯝꯃꯒ ꯃꯥꯁꯤꯅ ꯑꯗꯩꯗꯤ ꯃꯃꯥꯟꯅꯕꯤꯅ ꯑꯗꯨ ꯍꯥꯏꯔꯛꯄꯁꯤꯗ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯨꯄꯥꯁꯦ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤꯕ ꯅꯨꯡꯉꯥꯏꯈꯤꯗꯕꯁꯦ ꯃꯥꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯈ꯭ꯔꯦ ꯍꯥꯏꯔꯛꯄ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯥꯏꯕ ꯐꯣꯟꯗ ꯁꯤꯗ ꯃꯥꯅ ꯆꯥꯛꯈꯤꯕ ꯀꯥꯏꯈꯤꯕ ꯊꯃꯣꯏꯁꯤ ꯊꯤꯅ ꯀꯥꯏ ꯍꯥꯏꯌꯦ ꯃꯥꯁꯦꯀꯣ ꯑꯗꯩ ꯅꯨꯃꯤꯠꯁꯤꯁꯨ ꯃꯥꯏ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯐꯣꯟꯁꯦ ꯈꯔ ꯄꯥꯏꯗ ꯈꯔ ꯑꯣꯞ ꯊꯝ ꯑꯗꯩ ꯇꯧꯔꯦ ꯃꯃꯥꯒꯤ ꯐꯣꯟꯅꯤꯅꯀꯣ ꯑꯗꯩ ꯃꯥꯅ ꯐꯣꯟ ꯑꯃ ꯂꯩꯔ ꯄꯤꯒꯦ ꯈꯜꯂꯦꯕ ꯃꯥꯁꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯅ ꯅꯨꯡꯊꯤꯟꯁꯤꯗ ꯃꯥꯅ ꯃꯃꯥꯟꯅꯕꯤꯗ ꯐꯣꯟ ꯇꯧꯔ ꯍꯪꯉꯦꯕ ꯑꯗ ꯃꯃꯥꯟꯅꯕꯤꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯃꯥꯁꯦ ꯅꯪ ꯁꯥꯎꯅꯣ ꯑꯩꯅ ꯍꯥꯏꯔꯛꯑꯦꯁꯨ ꯍꯥꯏꯅꯣ ꯑꯗꯣ ꯀꯣꯏꯕ ꯆꯠꯈꯤ ꯅꯨꯄꯥꯗꯨꯒ ꯃꯥꯏ ꯀꯥꯔꯗꯨꯗ ꯀꯣꯏꯕ ꯆꯠꯈꯤ ꯃꯕꯥꯅꯤ ꯍꯥꯏꯔꯛꯄꯅꯦꯃꯤ ꯑꯁ ꯍꯦꯛꯇ ꯅꯨꯄꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯗ ꯃꯥꯁꯦ ꯂꯣꯏꯔꯦꯀꯣ ꯃꯥꯁꯦ ꯂꯣꯏꯔꯦ ꯑꯔꯣꯏꯕꯤ ꯂꯣꯏꯔꯦ ꯑꯗꯩ ꯃꯥꯁꯦ ꯃꯥꯏ ꯁꯥꯏꯀꯜꯁꯦ ꯊꯧꯗꯣꯛꯑꯒ ꯃꯥꯅ ꯃꯣꯏ ꯈꯨꯟꯒꯤ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯁꯦ ꯍꯣꯔꯦꯟ ꯍꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯍꯧꯔꯛꯄꯒꯤ ꯂꯝꯖꯤꯟ ꯑꯗꯨꯋꯥꯏꯗꯨꯗ ꯃꯦꯟ ꯔꯣꯗꯠꯇꯨꯗ ꯁꯣꯏꯗꯅ ꯃꯥ ꯊꯥꯗꯔꯝꯒꯅꯤ ꯅꯪ ꯉꯥꯏꯌꯣꯅ ꯑꯗꯩꯗꯤ ꯃꯃꯥꯟꯅꯕꯤꯗ ꯄꯥꯎ ꯂꯧꯋꯦ ꯑꯩ ꯉꯥꯏꯔꯦ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝꯗꯅ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯔꯦ ꯑꯗꯩ ꯅꯪ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗꯁꯨ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯄꯤꯔꯛꯄ ꯐꯣꯟꯁꯦ ꯁꯤꯝꯁꯦ ꯑꯝꯇ ꯈꯪꯍꯟꯗꯦꯕ ꯅꯨꯄꯥꯁꯤꯅ ꯀꯅꯥꯝꯇꯩ ꯅꯝꯕꯔ ꯁꯦꯞ ꯇꯧ ꯌꯥꯗꯦꯕ ꯅꯨꯄꯥꯗꯣ ꯈꯛꯇꯪꯒꯤ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯅ ꯑꯗꯨꯝ ꯄꯥꯎ ꯄꯤꯔꯛꯄ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯑꯗꯨ ꯇꯧꯗ꯭ꯔꯦꯅ ꯑꯗꯩ ꯑꯃꯨꯛ ꯉꯥꯏꯔꯦ ꯃꯥꯁꯦ ꯅꯨꯡꯊꯤꯟꯁꯤꯗ ꯉꯥꯏꯔꯦ ꯄꯨꯡ 3:30 ꯁ꯭ꯋꯥꯏ ꯇꯥꯔꯛꯄꯁꯤꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯥꯞꯇꯛꯅ ꯀꯥꯔꯁꯦ ꯈꯥꯝꯃꯒ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯊꯥꯗꯔꯝꯃꯦꯕ ꯑꯗꯨꯒ ꯌꯦꯡꯅꯗꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯗꯅ ꯈꯥꯝꯃꯒ ꯁꯠ ꯂꯥꯎꯁꯨ ꯊꯧꯈꯤꯗꯕ
ꯑꯍꯥꯟꯕ ꯑꯣꯏꯅꯅꯦ ꯃꯥꯅ ꯍꯦꯛ ꯀ꯭ꯂꯥꯁ 9ꯗꯩ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯅꯖꯔꯛꯄꯗꯒꯤ ꯅꯨꯄꯤꯁꯤꯅ ꯃꯥꯏ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯕ ꯃꯥꯏ ꯃꯃꯤꯠꯅ ꯎꯕꯁꯦ ꯑꯗꯨꯅ ꯑꯍꯥꯟꯕꯅꯦꯕ ꯑꯁꯨꯛ ꯌꯥꯝꯕ ꯅꯨꯄꯥ ꯀ꯭ꯂꯥꯁ 9 10ꯗ ꯍꯥꯏꯔꯛꯄ ꯁ꯭ꯀꯨꯜꯗꯨꯗ ꯃꯌꯥꯝꯁꯦ ꯅꯨꯄꯤꯁꯤꯅ ꯍꯟꯅꯁꯨ ꯌꯦꯡꯈꯤꯗ꯭ꯔꯕꯅꯦꯕ ꯆꯤꯊꯤ ꯄꯤꯔꯛꯑꯦ ꯃꯉꯣꯟ ꯅꯨꯄꯥꯁꯦ ꯄꯤꯁꯜꯂꯛꯇꯣꯏꯅꯤ ꯑꯗꯩ ꯃꯥꯅ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔ ꯊꯥꯖꯤꯜꯂꯛꯇꯣꯏꯅꯤ ꯑꯗꯩꯗꯤ ꯑꯥꯏꯖꯤꯗ ꯇꯦꯛꯁ ꯊꯥꯔꯁꯨ ꯊꯥꯖꯤꯟꯈꯤꯗꯣꯏꯅꯤ ꯃꯦꯁꯦꯖ ꯊꯥꯔꯁꯨꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯈ꯭ꯔꯕꯅꯦꯕ ꯃꯥꯅꯁꯨ ꯃꯁꯥꯅ ꯑꯗꯨꯝ ꯁꯔꯦꯟꯗꯔ ꯇꯧꯖꯕ ꯀꯅꯥꯝꯐꯥꯎ ꯃꯥꯁꯦ ꯀꯣꯏꯗꯦꯅ ꯃꯥꯅ ꯌꯥꯝ ꯁꯦꯡꯅ ꯂꯩꯖꯕ ꯑꯗꯨꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯏ ꯃꯃꯤꯠꯁꯤꯅ ꯅꯨꯄꯥꯁꯤꯒ ꯋꯥꯔꯤ ꯁꯥꯗꯅ ꯀꯦꯅ ꯑꯣꯏꯅꯗꯅ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯗꯅ ꯃꯥꯅꯒ ꯏꯀꯥꯏꯗꯅ ꯅꯨꯄꯥꯗ ꯁꯨꯃꯥꯏꯅ ꯂꯨꯞꯊꯗꯅ ꯅꯨꯄꯤꯁꯤꯅ ꯇꯧꯕꯁꯤ ꯎꯕꯗꯩ ꯅꯨꯄꯥꯁꯤꯅ ꯀꯥꯔ ꯃꯅꯨꯡꯗ ꯑꯆꯥꯄꯣꯠ ꯈꯁꯦ ꯌꯥꯝꯃꯦ ꯑꯆꯥꯄꯣꯠ ꯑꯆꯧꯕ ꯀꯩꯅꯣ ꯑꯃꯗ ꯀꯩꯅꯣ ꯆꯦꯔꯪ ꯑꯃꯗꯒ ꯅꯨꯄꯥꯁꯤꯅꯁꯦ ꯄꯨꯈ꯭ꯔꯣ ꯀꯥꯟꯗ ꯄꯤꯕ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯒ ꯅꯨꯄꯥꯁꯦ ꯊꯧꯈ꯭ꯔꯣ ꯅꯨꯄꯤꯁꯤꯅ ꯏꯀꯥꯏ ꯏꯀꯥꯏ ꯀꯥꯔꯗ ꯁꯨꯝ ꯌꯦꯡꯉ ꯃꯥꯁꯨ ꯏꯀꯥꯏ ꯏꯀꯥꯏ ꯆꯪꯍꯧꯕ ꯆꯪꯉꯛꯄ ꯃꯣꯏ ꯀꯩꯅꯣꯁꯤꯗ ꯃꯥꯁꯨ ꯆꯪꯉꯛꯀꯗꯣꯏꯅꯦꯕ ꯃꯣꯏ ꯈꯨꯟꯁꯤꯗ ꯑꯗꯨꯒꯤꯁꯦ ꯅꯨꯄꯥꯁꯤꯅ ꯍꯦꯛꯇ ꯂꯥꯞꯇꯛꯅ ꯎꯔꯝꯕꯗꯩ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯀꯥꯔ ꯊꯧꯈ꯭ꯔꯦ ꯍꯥꯏꯕꯒ ꯃꯥꯅ ꯁꯥꯏꯀꯜ ꯄꯨꯂꯞ ꯊꯧꯖꯤꯜꯂꯦ ꯑꯗꯨꯒ ꯑꯆꯥꯄꯣꯠꯁꯦ ꯇꯥꯞ ꯃꯨꯜꯂꯒ ꯍꯦꯛꯇ ꯃꯥꯅ ꯂꯣꯏ ꯍꯩꯗꯣꯛꯄꯅꯤ ꯁꯣꯔꯣꯛꯁꯤꯗ ꯑꯗꯨꯒ ꯃꯈꯣꯡꯒ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯂꯒ ꯀꯥꯎꯔꯒ ꯅꯪ ꯑꯆꯥꯄꯣꯠ ꯌꯥꯝ ꯆꯥꯅꯤꯡꯕ꯭ꯔꯥ ꯅꯪ ꯀꯥꯔ ꯇꯣꯡꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯅꯪ ꯀꯥꯔ ꯇꯣꯡꯕ ꯐꯪꯗꯕ꯭ꯔꯥ ꯅꯪꯅ ꯃꯤꯒ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯅ ꯍꯦꯛꯇ ꯅꯨꯄꯥꯁꯤꯅ ꯂꯣꯏꯔꯦꯕ ꯍꯦꯛꯇ ꯑꯗꯩꯗꯤ ꯂꯥꯎ ꯅꯪ ꯌꯥꯝ ꯊꯨꯅ ꯇꯣꯡꯉꯛꯑꯣ ꯏꯕꯥꯅꯤ ꯑꯁꯤꯐꯥꯎ ꯆꯠꯒꯗꯕꯅꯦꯅ ꯃꯥꯁꯤꯅ ꯍꯥꯏꯔꯦ ꯑꯗꯩ ꯑꯁ ꯑꯩ ꯇꯜꯂꯦ ꯑꯩ ꯊꯦꯡꯉꯅꯤꯅ ꯍꯥꯏꯔꯦ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯌꯥꯝ ꯊꯨꯅ ꯇꯣꯡꯉꯛꯑꯣ ꯍꯥꯏꯔꯒ ꯅꯨꯄꯤꯁꯨ ꯇꯣꯡꯉꯦ ꯑꯗꯨꯒ ꯊꯧꯔꯦ ꯃꯣꯏꯒꯤ ꯁꯣꯝꯂꯣꯝꯗꯒꯤꯁꯨ ꯂꯥꯛꯑꯒ ꯑꯃꯨꯛ ꯇꯥꯏꯌꯦꯕ ꯃꯣꯏ ꯈꯨꯟꯒꯤ ꯆꯤꯡꯌꯥꯁꯦ ꯑꯗꯨ ꯑꯗꯣꯝꯗ ꯆꯠꯂ ꯊꯧꯔꯝꯕꯥꯁꯦ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯦꯀꯣ ꯃꯥꯅ ꯁꯥꯏꯀꯜꯁꯦ ꯈꯥꯝꯃꯒ ꯃꯣꯏꯁꯦ ꯆꯤꯡ ꯈꯤꯇꯪ ꯀꯥꯈꯠꯂꯒ ꯋꯥꯔꯤꯁꯦ ꯁꯥꯔꯦ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯃꯈꯖꯥꯏꯁꯦ ꯊꯥꯖꯤꯜꯂꯦꯕ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯅ ꯊꯝꯃꯤꯕ ꯅꯪ ꯃꯤ ꯑꯃꯇꯅ ꯅꯪꯒꯤ ꯅꯃꯥꯏꯁꯤꯗꯕꯨ ꯌꯦꯡꯍꯜꯂꯣꯏꯅ ꯑꯩꯅ ꯊꯝꯃꯤꯕꯅ ꯅꯨꯄꯤꯁꯤ ꯃꯃꯥꯏꯁꯦ ꯃꯥꯅ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯀꯟꯅ ꯄꯥꯏ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯅꯛꯁꯟꯅ ꯃꯥꯅ ꯋꯥꯁꯦ ꯉꯥꯡꯕꯅꯤ ꯅꯨꯄꯤꯁꯦ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯒ ꯑꯗꯨꯒ ꯅꯪꯅ ꯃꯤꯒ ꯄ꯭ꯔꯣꯒꯥꯝꯒ ꯆꯠꯄ ꯅꯪ ꯃꯤꯅ ꯊꯧꯕ ꯒꯥꯔꯤꯗ ꯇꯣꯡꯉꯨꯔꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯑꯃꯅ ꯅꯪ ꯅꯁꯛꯁꯦ ꯌꯦꯡꯍꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯅ ꯇꯧꯔꯒ ꯍꯦꯛꯇ ꯅꯪ ꯇꯧꯔꯒ ꯃꯥꯅ ꯃꯈꯖꯥꯏ ꯊꯥꯖꯤꯟꯕꯅꯦ ꯑꯍꯦꯟꯕꯗ ꯌꯥꯝ ꯄꯥꯝꯕ ꯅꯪ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯒ ꯑꯩꯅ ꯀꯗꯥꯏꯐꯥꯎ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔꯥ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯅꯪ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯉꯕꯅꯤ ꯅꯍꯥꯟꯈꯩꯗꯤ ꯅꯪ ꯅꯨꯄꯥ ꯀꯣꯏꯒꯦ ꯍꯥꯏꯔꯛꯄ ꯈꯣꯠꯄ ꯑꯩꯉꯣꯟꯗ ꯂꯣꯏ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯅꯪ ꯑꯁꯤꯗꯤ ꯍꯥꯏꯗꯣꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯅꯪ ꯌꯥꯝ ꯊꯤꯅ ꯅꯪ ꯇꯧ ꯉꯝꯕ ꯈꯣꯠꯄꯅ ꯍꯦꯛꯇ ꯃꯥꯁꯤ ꯉꯥꯡꯉꯦ ꯍꯥꯏꯔꯦ ꯉꯁꯤꯃꯛ ꯆꯦꯟꯒꯗꯕꯅꯤ ꯏꯕꯥꯅꯤ ꯍꯧꯖꯤꯛꯃꯛ ꯆꯦꯟꯒꯗꯕꯅꯤꯅ ꯃꯥꯅ ꯃꯈꯨꯠꯀꯁꯦ ꯄꯥꯏꯔ ꯆꯤꯡꯗꯅ ꯈꯣꯠꯇꯅ ꯑꯗꯩꯗꯤ ꯅꯨꯄꯤꯗꯨꯅ ꯅꯪ ꯑꯗꯨꯗꯤ ꯇꯧꯅꯨ ꯍꯧꯖꯤꯛ ꯆꯦꯟꯕꯗꯤ ꯀꯩꯅꯣ ꯇꯧꯅꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯁꯣꯏꯈ꯭ꯔꯦ ꯐꯔꯦ ꯑꯩ ꯃꯥꯒ ꯀꯣꯏꯅꯔꯔꯣꯏꯒꯦ ꯅꯨꯡꯁꯤꯅꯔꯔꯣꯏꯒꯦ ꯑꯩ ꯇꯣꯛꯅꯔꯒꯦ ꯑꯩ ꯌꯥꯔꯦ ꯅꯪ ꯑꯗ ꯑꯩ ꯑꯝꯇꯗꯤ ꯉꯥꯛꯄꯤꯌꯨ ꯈꯣꯠꯂꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯀꯥꯟ ꯅꯨꯄꯤꯁꯤꯅ ꯈꯨꯔꯝꯗꯅ ꯅꯨꯄꯥꯁꯤꯗ ꯀꯞꯇꯅ ꯃꯥꯁꯨ ꯑꯩ ꯇꯦꯟꯁꯟ ꯌꯥꯝ ꯂꯩ ꯏꯃꯥꯅꯁꯨ ꯌꯥꯝ ꯄ꯭ꯔꯦꯁꯔ ꯄꯤ ꯏꯃꯥꯅ ꯅꯪꯁꯦ ꯁꯨꯛꯌꯥ ꯌꯥꯗꯦ ꯑꯗꯨꯅ ꯅꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯪꯀꯣꯏ ꯀꯣꯏꯅꯕ ꯄꯪꯅꯨꯡ ꯅꯨꯡꯁꯤꯅꯕꯅꯦ ꯍꯥꯏ ꯑꯗꯣ ꯃꯥꯒꯁꯤꯗꯤ ꯏꯃꯥ ꯍꯣꯏꯅꯁꯨ ꯂꯣꯏ ꯌꯥꯔꯦ ꯃꯌꯥꯝꯅꯁꯨ ꯂꯣꯏ ꯌꯥꯔꯦ ꯏꯟꯗꯣꯝꯆꯥ ꯏꯄꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯥꯒꯩ ꯅꯥꯇꯩꯁꯤꯅ ꯃꯥꯁꯤꯗꯤ ꯂꯣꯏ ꯌꯥꯔꯦ ꯑꯗꯨꯅ ꯇꯨꯌꯦꯞ ꯂꯣꯏꯔꯒ ꯍꯥꯏꯕ ꯆꯪꯉꯁꯤ ꯈꯣꯠꯂꯁꯤꯅꯒ ꯍꯥꯏꯅꯔꯦ ꯑꯗꯨꯒ ꯀꯣꯂꯦꯖ ꯂꯣꯏꯔꯒ ꯑꯃꯨꯛ ꯂꯨꯍꯣꯡꯅꯕ ꯈꯣꯠꯅꯕꯅ ꯑꯗꯨꯅ ꯑꯩ ꯍꯣꯏ ꯌꯥꯔꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯔꯣꯏꯒꯦ ꯏꯃꯥꯅꯒ ꯇꯦꯟꯁꯟ ꯄꯤꯕꯒ ꯈꯣꯠꯄꯒ ꯑꯩꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯅꯨꯄꯤꯁꯦ ꯀꯞꯄꯕ ꯑꯗꯩꯗꯤ ꯐꯔꯦ ꯑꯗꯨꯏꯗꯤ ꯅꯪ ꯀꯩꯅꯣ ꯇꯧꯔꯣꯏꯔꯦꯅ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯒꯦ ꯑꯗꯩ ꯅꯪꯁꯨ ꯏꯃꯥ ꯍꯣꯏꯅ ꯌꯥꯅꯕ ꯊꯕꯛ ꯑꯃꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃꯗꯤ ꯇꯧꯅꯕ ꯅꯪꯁꯨ ꯍꯣꯠꯅꯧ ꯍꯦꯛ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯅꯪ ꯑꯣꯏꯔꯣ ꯑꯩ ꯑꯣꯏꯔꯣ ꯑꯩꯁꯨ ꯍꯣꯠꯅꯒꯦ ꯑꯗꯨꯒ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯝꯇꯪ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏ ꯀꯥꯟꯗ ꯌꯨꯝꯁꯦ ꯄꯥꯟꯁꯤ ꯈꯣꯠꯁꯤ ꯀꯥꯏꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦꯕ ꯃꯥꯁꯦ ꯀꯞꯃꯤꯟꯅꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯅꯪ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯒꯅꯨ ꯈꯣꯠꯀꯅꯨ ꯑꯗꯨꯅ ꯀꯞꯃꯤꯟꯅꯗꯅ ꯃꯕꯥꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯂꯥꯛꯑꯣ ꯆꯠꯂꯁꯦꯅ ꯃꯥꯁꯦ ꯅꯨꯄꯥꯁꯤꯅ ꯃꯣꯏꯒꯤ ꯀꯩꯅꯣꯐꯧ ꯊꯤꯟꯕꯤꯔꯝꯃꯦ ꯈꯨꯟꯒꯤ ꯀꯩꯅꯣꯁꯤꯐꯥꯎ ꯃꯝꯁꯨꯛ ꯃꯝꯁꯨꯛ ꯇꯧꯁꯜꯂꯦ ꯑꯗꯩ ꯁꯣꯝꯗꯅ ꯅꯨꯄꯤꯁꯦ ꯃꯃꯥ ꯍꯣꯏꯅ ꯀꯣꯏꯊꯤ ꯊꯤꯅꯕꯖꯥꯠꯅꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯅꯥꯎ ꯅꯨꯄꯤꯁꯤꯡ ꯊꯣꯛꯄ ꯈꯔꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒ ꯁꯥꯏꯀꯜꯗ ꯆꯠꯃꯤꯟꯅꯒꯦ ꯍꯥꯏꯕꯁꯨ ꯎꯍꯧꯕ ꯑꯗꯨꯒꯤ ꯃꯥꯁꯤꯅ ꯄꯥꯎꯁꯦ ꯇꯝ ꯂꯩꯔꯝꯃꯦ ꯃꯃꯥ ꯈꯪ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯅ ꯍꯜꯂꯛꯄꯗ ꯍꯦꯛꯇ ꯃꯃꯥꯁꯤꯅ ꯐꯨꯗꯅ ꯅꯨꯄꯤꯁꯦ ꯊꯥꯖꯤꯟꯗꯅ ꯅꯪ ꯎꯅꯔꯨꯔꯅꯨ ꯍꯥꯏꯔꯒ ꯎꯅꯕ ꯈꯤꯇꯪ ꯅꯨꯄꯥꯁꯤꯅ ꯄꯥꯎ ꯐꯪꯈꯤꯕꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯅꯪ ꯅꯨꯄꯥꯁꯤꯒ ꯎꯅꯔꯨꯔꯒ ꯍꯜꯂꯛꯑꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯒ ꯑꯃꯨꯛ ꯎꯅꯕ ꯅꯪ ꯀꯌꯥꯝ ꯄꯥꯝꯃꯤ ꯀꯌꯥꯝ ꯅꯨꯡꯁꯤꯕꯅ ꯆꯥ ꯌꯥꯒꯗ꯭ꯔꯥ ꯅꯪ ꯑꯗꯨ ꯅꯨꯄꯥꯁꯦ ꯍꯦꯛ ꯂꯩꯔꯗꯤ ꯑꯩꯗꯤ ꯈꯣꯡꯒꯨꯟꯐꯧ ꯇꯥꯔꯛꯑꯣꯏ ꯅꯪ ꯏꯟꯊꯣꯛꯀꯅꯤ ꯅꯄꯥꯅꯁꯨ ꯁꯥꯎꯕꯅꯤ ꯌꯥꯗꯕꯅꯤ ꯑꯗꯨ ꯆꯀꯠ ꯆꯀꯠ ꯇꯧꯒꯅꯨ ꯃꯤꯅ ꯑꯩꯈꯣꯏꯗ ꯃꯆꯥ ꯋꯥꯔꯛꯇꯕ ꯇꯥꯍꯟꯒꯅꯨ ꯂꯥꯎ ꯋꯥꯁꯧ ꯂꯥꯎ ꯂꯥꯏꯔꯤꯛꯇꯧ ꯃꯥꯡꯗ ꯅꯨꯄꯥꯗꯨꯒ ꯅꯪ ꯑꯃꯨꯛ ꯎꯅꯔꯔꯣꯏ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏ ꯋꯥꯁꯧ ꯂꯥꯎ ꯑꯩ ꯀꯣꯛ ꯄꯥꯏꯔꯒ ꯅꯪ ꯑꯩꯅ ꯄꯣꯛꯂꯛꯄꯕꯨ ꯅꯪ ꯑꯅ ꯇꯧꯔꯀꯥꯟꯗ ꯃꯃꯥꯁꯤꯅ ꯋꯥꯁꯛꯍꯟꯗꯅ ꯂꯥꯏꯔꯤꯛꯇꯧ ꯃꯥꯡꯗ ꯃꯆꯥꯁꯤ ꯀꯞꯇꯅ ꯑꯩ ꯂꯥꯜꯂꯦ ꯏꯃꯥ ꯍꯣꯏ
ꯃꯥꯒ ꯑꯩ ꯎꯅꯔꯔꯣꯏꯒꯦ ꯋꯥꯔꯤ ꯁꯥꯔꯔꯣꯏꯒꯦ ꯃꯥꯅ ꯊꯠꯂꯝꯕꯅꯤ ꯅꯝꯗꯅ ꯄꯨꯕꯅꯤ ꯈꯣꯠꯄꯅꯤꯅ ꯅꯪ ꯀꯣꯏ ꯂꯥꯎ ꯌꯥꯗ꯭ꯔꯥ ꯃꯥꯅ ꯍꯦꯛꯇ ꯄꯨꯕ ꯌꯥꯕ꯭ꯔꯥ ꯀꯩꯗꯧꯕꯩ ꯃꯥꯏ ꯁꯥꯏꯀꯜꯗꯣ ꯇꯣꯡꯉꯨꯔꯤ ꯑꯅ ꯇꯧꯔꯀꯥꯟꯗ ꯑꯗꯩꯗꯤ ꯂꯥꯏꯅꯤꯡꯊꯧ ꯃꯃꯥꯡꯁꯦ ꯃꯃꯥꯏ ꯃꯀꯣꯛ ꯄꯥꯏꯔꯒ ꯋꯥꯁꯛꯍꯟꯗꯅꯒ ꯇꯧꯗꯅ ꯑꯗꯩ ꯑꯃꯨꯛ ꯃꯃꯥꯁꯤꯅ ꯏꯆꯥꯗꯤ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨ ꯑꯅ ꯅꯪꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡ ꯅꯃꯥꯏꯅ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯕ ꯃꯐꯝꯗ ꯌꯨꯝ ꯄꯥꯟꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯍꯌꯦꯡꯋꯥꯏꯐꯧ ꯅꯣꯏ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯅꯣꯏꯒꯤ ꯐꯅꯕꯅꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯦ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯣ ꯄꯥꯝꯃꯤ ꯃꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯄꯥꯝꯗꯕ ꯃꯃꯥ ꯃꯄꯥ ꯀꯅꯥꯅꯣ ꯅꯣꯏꯒꯤ ꯐꯅꯕ ꯁꯤꯟꯕꯅꯤ ꯈꯣꯠꯄꯅꯤꯅ ꯃꯃꯥꯁꯤꯅꯒ ꯑꯗꯩ ꯅꯨꯄꯥꯁꯤꯒ ꯋꯥꯔꯤꯒ ꯁꯥꯟꯅꯗꯅ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯥꯏ ꯕꯦꯛꯇ ꯅꯨꯄꯥꯁꯤꯅ ꯄꯤꯕ ꯐꯣꯟꯁꯦ ꯌꯥꯎꯋꯦꯕ ꯑꯗꯨꯁꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯅꯅꯦ ꯅꯨꯄꯥ ꯑꯃꯁꯤꯅ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯗꯅ ꯇꯦꯟꯁꯟꯅ ꯍꯦꯟꯃꯟꯗꯅ ꯃꯥꯏ ꯐꯣꯟꯗꯣ ꯃꯥ ꯅꯨꯄꯥꯁꯤꯅ ꯄꯤꯕ ꯐꯣꯟ ꯑꯃ ꯄꯥꯏꯔꯦ ꯑꯗꯩ ꯏꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯛꯈ꯭ꯔꯕ ꯑꯗꯨꯒ ꯃꯥꯅ ꯌꯦꯡꯍꯧꯗ꯭ꯔꯦꯕ ꯐꯣꯟꯗꯣ ꯄꯥꯏꯔꯛꯄ꯭ꯔꯥ ꯀꯗꯥꯏꯅ ꯕꯦꯛꯇ ꯀꯩꯗ ꯆꯦꯛ ꯇꯧꯗꯕ ꯐꯣꯟꯗꯣ ꯃꯥꯅꯗꯤ ꯌꯦꯡꯍꯧꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯐꯣꯟꯁꯦ ꯅꯨꯄꯥꯁꯤꯅ ꯃꯥ ꯐꯣꯟꯗꯤ ꯑꯗꯨꯝ ꯁꯥꯏꯂꯦꯟ ꯊꯝꯃꯦ ꯃꯥꯗꯤ ꯅꯨꯄꯤꯁꯤꯗꯤꯀꯣ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯍꯣꯏ ꯀꯩ ꯍꯣꯏ ꯂꯩꯕꯅꯤꯅ ꯁꯥꯏꯂꯦꯟ ꯑꯗꯨꯝ ꯊꯝꯃꯦꯕ ꯐꯣꯟꯗꯤ ꯑꯗꯨꯒ ꯃꯥꯅ ꯄꯨꯊꯣꯛꯑ ꯌꯦꯡꯉꯨꯕꯗ ꯃꯤꯁꯀꯣꯠ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯀꯣꯟꯕ ꯀꯣꯏꯅꯩꯁꯤꯒꯤ ꯃꯦꯁꯦꯁꯀ ꯃꯌꯥꯝ ꯊꯥꯔꯝꯃꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯏꯆꯟ ꯅꯪ ꯌꯨꯝ ꯆꯪꯉꯕꯣ ꯌꯧꯔꯕോ ꯀꯩꯗꯧꯔꯒꯦ ꯃꯦꯁꯦꯁꯀ ꯑꯝꯇ ꯍꯜꯂꯛꯇ꯭ꯔꯗꯤ ꯐꯣꯟꯒ ꯑꯝꯇ ꯄꯥꯏꯔꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣꯅ ꯌꯥꯝ ꯊꯥꯔꯛꯑꯝꯃꯦꯕ ꯑꯗꯩ ꯃꯥꯅ ꯍꯜꯂꯦ ꯐꯣꯟ ꯇꯧꯁꯜꯂꯦ ꯑꯗꯣ ꯑꯗꯩꯗꯤ ꯃꯥꯁꯦ ꯈꯪꯈꯤꯗ꯭ꯔꯥ ꯅꯨꯡ ꯄꯥꯈꯠꯂꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯒ ꯃꯥꯒ ꯆꯠꯃꯤꯟꯅꯔꯨꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯗꯅ ꯈꯣꯠꯇꯅ ꯗꯗꯥꯅ ꯉꯁꯥꯏ ꯂꯩꯔꯝꯕꯗꯣ ꯆꯥꯃꯤꯟꯅꯗꯅ ꯈꯣꯠꯇꯅ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯦ ꯑꯩꯗꯤ ꯌꯨꯝꯗ ꯁꯥꯏꯂꯦꯟ ꯊꯝꯃ ꯕꯦꯛꯇ ꯐꯣꯟꯗꯣ ꯍꯥꯞꯄ ꯑꯗꯨꯝ ꯊꯝꯃꯝꯃꯦꯒ ꯍꯥꯏꯖꯤꯜꯂꯒ ꯃꯃꯥꯒꯁꯦ ꯇꯥꯗꯅ ꯍꯔꯥꯎꯗꯅ ꯅꯣꯛꯇꯅ ꯃꯃꯥꯅ ꯂꯥꯎꯔꯒ ꯊꯥꯎ ꯇꯥꯒꯦꯅꯒ ꯇꯥꯖꯗꯅ ꯃꯃꯥꯁꯦ ꯍꯔꯥꯎꯗꯅ ꯑꯗꯩ ꯃꯃꯥꯅ ꯆꯥꯛꯀ ꯄꯨꯁꯜꯂꯛꯇꯅ ꯆꯥꯔꯣ ꯈꯣꯠꯂꯣ ꯅꯈꯨꯠꯁꯤꯗ ꯃꯣꯏꯁꯤꯡꯁꯤꯗ ꯂꯩꯔꯦꯒ ꯇꯧꯗꯅ ꯑꯗꯩ ꯅꯨꯄꯤꯁꯤꯁꯨ ꯉꯁꯥꯏꯒꯤ ꯃꯃꯥ ꯍꯣꯏꯅ ꯌꯥꯔꯒ ꯍꯔꯥꯎꯅꯒ ꯃꯃꯥ ꯍꯣꯏꯅ ꯂꯨꯅ ꯇꯧꯕꯁꯦ ꯄꯥꯝꯕꯅꯤꯅ ꯃꯥꯁꯦ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯃꯃꯥꯒꯤ ꯐꯣꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯑꯥꯏꯖꯤꯗ ꯃꯦꯁꯦꯁ ꯊꯥꯔꯛꯄ ꯈꯣꯠꯂꯛꯄꯁꯦ ꯃꯥ ꯁꯨꯡꯌꯦꯡ ꯌꯦꯡꯗ꯭ꯔꯦ ꯁꯨꯛꯍꯟꯗ꯭ꯔꯦ ꯑꯗꯩ ꯃꯃꯥꯒꯤ ꯐꯣꯟꯅꯤꯅ ꯅꯨꯄꯥꯗꯨꯅ ꯐꯣꯟꯗꯤ ꯇꯧꯁꯜꯂꯛꯄꯗꯤ ꯉꯝꯗꯕ ꯑꯗꯨꯒꯤ ꯋꯥꯆꯞ ꯑꯣꯟꯂꯥꯏꯟ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯅ ꯑꯁꯣꯝꯗꯗꯤ ꯁꯦꯟꯅ ꯂꯩꯔꯦ ꯐꯣꯟꯁꯦ ꯃꯦꯠꯇꯅ ꯑꯗꯨ ꯁꯣꯝꯗꯅ ꯐꯣꯟꯗꯣ ꯍꯟꯅ ꯌꯦꯡꯗ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯂꯣꯟꯅ ꯅꯣꯡꯉꯥꯟꯕꯁꯤꯗ ꯃꯥꯁꯦ ꯐꯣꯟ ꯑꯃ ꯂꯩꯔꯒ ꯅꯨꯄꯤꯁꯤꯗ ꯊꯤꯜꯂꯛꯑꯦꯕ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯤꯁꯦ ꯊꯣꯛꯂꯛꯄ ꯑꯗꯨꯝ ꯉꯥꯏꯔꯦ ꯍꯪꯒꯥꯟꯗ ꯊꯧꯗꯅ ꯂꯥꯞꯇꯛꯅ ꯊꯧꯗꯅ ꯁꯥꯏꯀꯜ ꯊꯧꯔ ꯁꯥꯟꯅꯔꯒ ꯁꯨꯝ ꯅꯨꯄꯤꯁꯦ ꯏꯁꯤꯡ ꯊꯣꯛꯂꯛꯑꯦꯕ ꯑꯗ ꯂꯣꯟꯅ ꯄꯤꯔꯝꯃꯦꯕ ꯅꯪ ꯐꯣꯟꯗꯣ ꯄꯥꯏꯔꯛꯑꯣꯅ ꯅꯨꯄꯤꯁꯦ ꯏꯒꯥꯏꯒ ꯇꯧꯔꯒ ꯋꯥꯗꯤ ꯉꯥꯡ ꯉꯝꯗꯕꯤꯗ ꯐꯣꯟꯁꯦ ꯂꯧꯍꯧꯔꯦꯕ ꯐꯣꯟꯁꯦ ꯂꯧꯍꯧꯔꯦ ꯑꯗꯨꯒꯗꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯐꯣꯟꯁꯦ ꯃꯕꯥꯅꯤꯁꯦ ꯐꯣꯟꯁꯦ ꯈꯤꯇꯪ ꯐꯥꯎꯅꯔꯦꯕ ꯑꯗꯩꯗꯤ ꯐꯥꯎꯅꯔꯒ ꯑꯃꯨꯛ ꯏꯃꯥ ꯂꯥꯛꯑꯦ ꯅ ꯍꯥꯏꯔ ꯊꯝꯈꯤꯕꯗꯒꯤ ꯃꯥꯅ ꯃꯦꯁꯦꯁ ꯊꯥꯕ ꯈꯣꯠꯄ ꯑꯝꯇ ꯍꯜꯂꯛꯇ꯭ꯔꯦ ꯅꯨꯄꯥꯁꯤꯗꯤ ꯄꯨꯔꯥ ꯃꯥꯁꯦ ꯉꯥꯎꯆꯠꯅꯔꯛꯑꯦꯕ ꯀꯩꯅꯣꯝ ꯇꯧꯔꯛꯑꯦꯕ ꯑꯗꯩ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯃꯃꯨꯛ ꯌꯥꯎꯔꯛꯈ꯭ꯔꯕꯅꯤꯅ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯔꯝꯒꯗ꯭ꯔꯥ ꯑꯗꯨ ꯇꯧꯔꯝꯒꯗ꯭ꯔꯅ ꯃꯉꯣꯟꯗ ꯇꯦꯟꯁꯟ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯉꯛꯇ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯁꯣꯝ ꯃꯆꯟꯅꯨꯄꯤ ꯍꯣꯏꯒ ꯀꯩꯁꯦ ꯃꯥꯅ ꯄꯨꯔꯥ ꯇꯥꯔ ꯃꯣꯏꯒꯤ ꯃꯥꯡꯒꯣꯟꯒꯤ ꯗꯥꯏꯔꯤ ꯑꯁꯇꯔ ꯊꯥꯛ ꯆꯟꯕꯁꯤꯗ ꯃꯥꯁꯦ ꯑꯁꯇꯔ ꯗꯥꯏꯔꯤꯒꯤ ꯑꯃ ꯀꯩꯅꯣꯁꯤꯗ ꯐꯝꯃꯒ ꯃꯥꯏ ꯉꯥꯊꯔꯒ ꯃꯥꯡꯒꯣꯟꯁꯦ ꯆꯥꯅ ꯂꯩꯕꯁꯤꯗ ꯃꯆꯟꯅꯨꯄꯤꯈꯩꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯩ ꯃꯥꯅ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯦ ꯑꯍꯦꯟꯕꯁꯨ ꯌꯥꯝ ꯄꯥꯝꯕꯀꯣ ꯅꯨꯄꯤꯁꯤꯡꯁꯦ ꯑꯅꯒ ꯇꯧꯔꯒꯁꯨ ꯌꯥꯝ ꯊꯥꯖꯔꯨꯔꯒ ꯃꯥꯅ ꯅꯨꯡꯉꯥꯏꯇꯅ ꯊꯦꯡꯉꯕ ꯋꯥꯔꯤ ꯁꯥꯏ ꯃꯆꯟꯅꯨꯄꯤꯈꯩꯁꯦ ꯗꯥꯆꯧ ꯅꯪ ꯇꯣꯛꯑꯣ ꯃꯤ ꯇꯣꯛꯑꯣ ꯗꯥꯆꯧ ꯇꯣꯛꯑꯁꯦ ꯀꯥꯏꯅꯒ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯃꯣꯏ ꯃꯆꯟꯅꯨꯄꯤ ꯍꯣꯏꯒꯤ ꯐꯣꯟꯗꯒꯤ ꯃꯃꯥꯗ ꯇꯧꯍꯜꯂꯤ ꯃꯃꯥꯁꯨ ꯄꯥꯏꯈꯠꯂꯛꯇꯦ ꯑꯗꯩ ꯃꯥꯅ ꯄꯤꯔꯝꯕ ꯅꯝꯕꯔꯗꯨ ꯇꯧꯏ ꯄꯥꯏꯈꯠꯂꯛꯇꯦ ꯃꯆꯟꯅꯨꯄꯤꯈꯩꯁꯤꯅꯁꯨ ꯆꯦ ꯅꯪ ꯄꯥꯞꯄꯨꯅꯤ ꯑꯩꯈꯣꯏ ꯗꯥꯆꯧꯁꯦ ꯉꯥꯎꯔꯦ ꯌꯦꯡ ꯉꯝꯗ꯭ꯔꯦ ꯀꯥꯏꯅꯒ ꯃꯦꯁꯦꯁꯀ ꯃꯣꯏꯅꯁꯨ ꯊꯥꯗꯅ ꯑꯥꯏꯖꯤꯗ ꯇꯧꯋꯦꯕ ꯑꯗ ꯑꯝꯇ ꯍꯜꯂꯛꯇꯕꯤꯅꯦꯕ ꯑꯗꯩ ꯅꯨꯄꯥꯁꯦ ꯃꯊꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯑꯗꯩ ꯑꯃꯨꯛ ꯃꯃꯥꯟꯅꯕꯤꯗ ꯑꯃꯨꯛ ꯍꯪꯉꯦ ꯑꯗꯩ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯦ ꯃꯥꯒꯤ ꯀꯩꯅꯣ ꯅꯨꯄꯥ ꯑꯃꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅ ꯂꯩꯔꯦ ꯃꯥꯗꯤ ꯑꯅ ꯍꯥꯏꯔꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯅꯪ ꯑꯗꯨꯝ ꯂꯥꯞꯊꯣꯛꯅꯔꯅꯤꯅ ꯃꯥꯅ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯌꯦꯅ ꯑꯗꯨꯗꯩ ꯃꯥꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯉꯍꯥꯟꯗ ꯏꯕꯥꯅꯤ ꯋꯥꯁꯛꯅꯗꯅ ꯑꯩꯒꯤ ꯀꯣꯛ ꯄꯥꯏꯔꯒ ꯋꯥꯁꯛꯇꯅ ꯑꯩ ꯈꯣꯡ ꯄꯥꯏꯔꯒ ꯈꯨꯏꯔꯝꯗꯅ ꯃꯥꯅ ꯂꯥꯜꯂꯦ ꯑꯩ ꯑꯃꯨꯛꯅ ꯀꯣꯏꯅꯔꯔꯣꯏꯒꯦꯅ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯔꯝꯃꯒ ꯉꯥꯏꯍꯥꯛ ꯂꯩꯒ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯣꯡꯕ ꯉꯥꯏꯍꯥꯛ ꯂꯩꯒ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯣꯡꯕ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣꯅ ꯃꯥꯁꯦ ꯃꯊꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯃꯊꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯑꯣꯏꯗꯤ ꯀꯩꯅꯣ ꯍꯌꯦꯡꯁꯦ ꯃꯥꯁꯦ ꯅꯪ ꯑꯝꯇꯗꯤ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯅꯁꯦꯅ ꯑꯝꯇꯗꯤ ꯀꯧꯊꯣꯛꯄꯤꯌꯨ ꯑꯝꯇꯪꯗꯤ ꯀꯧꯊꯣꯛꯄꯤꯌꯨ ꯅꯪ ꯑꯗꯨꯒ ꯑꯩ ꯎꯅꯔꯒ ꯏꯕꯥꯅꯤ ꯐꯖꯅ ꯉꯥꯡꯅ ꯊꯣꯛꯑꯒꯦ ꯃꯥꯅ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯂꯥꯞꯊꯣꯛꯈ꯭ꯔꯒꯦ ꯃꯥꯏ ꯑꯔꯦꯞꯄ ꯑꯝꯇꯪ ꯍꯪꯒꯦꯅ ꯏꯃꯥꯟꯅꯕꯤꯁꯤꯗ ꯑꯗꯨꯝ ꯈꯛꯇꯪꯗꯤ ꯅꯪ ꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯦ
ꯑꯗꯩ ꯃꯃꯥꯟꯅꯕꯤꯗꯨꯅꯁꯨ ꯍꯥꯏꯔꯦꯕ ꯅꯨꯄꯤꯁꯤꯗ ꯅꯪꯅ ꯑꯣꯏꯔꯣꯏꯗꯕ ꯑꯣꯏꯗꯤ ꯐꯖꯅ ꯎꯅꯔ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯃꯤ ꯃꯆꯥꯗꯣ ꯉꯥꯎꯔꯅꯤ ꯁꯣꯏꯗꯅꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯍꯥꯏꯗꯣꯛꯑꯒꯦ ꯑꯩ ꯐꯖꯅ ꯃꯥꯁꯦ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯃꯥꯒꯤ ꯀꯟꯅ ꯍꯣꯠꯅꯈꯤꯅꯕ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯇꯅꯕꯅ ꯃꯥꯅ ꯅꯨꯄꯤꯁꯤꯅꯁꯨ ꯈꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂ ꯀꯥꯟꯁꯤꯗ ꯏꯕꯥꯅꯤꯁꯦ ꯍꯧꯖꯤꯛꯀꯤ ꯆꯤꯡꯌꯥꯗꯨꯗ ꯎꯅꯔꯦ ꯑꯗꯣ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯗ ꯍꯨ ꯂꯩꯔ ꯆꯠꯂꯦꯕ ꯃꯥꯁꯤꯅ ꯍꯨ ꯂꯤꯛꯂꯤꯁꯦ ꯂꯩꯔ ꯍꯥꯞꯄ ꯆꯠꯂꯦꯕ 마디 ꯄꯨꯔꯥ ꯁꯦꯔꯤꯌꯁꯅꯤ ꯃꯥꯅ ꯆꯠꯂꯤꯁꯦ ꯁꯦꯔꯤꯌꯁꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ ꯅꯨꯄꯤꯁꯦ ꯉꯁꯤ ꯆꯦꯜꯂꯛꯑꯒꯦ ꯁꯤꯅꯦꯕ ꯌꯥꯗ꯭ꯔꯒꯅ ꯃꯥ ꯍꯨ ꯊꯛꯑꯒꯦ ꯁꯤꯅꯦꯕ ꯄꯨꯔꯥ ꯑꯔꯣꯏꯕꯤꯗꯅꯤ ꯃꯥꯅ ꯆꯠꯂꯤꯁꯦ ꯑꯗꯩꯗꯤ ꯏꯕꯥꯅꯤꯁꯦ ꯋꯥꯔꯤꯁꯦ ꯁꯥꯔꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯉꯥꯏꯍꯥꯛ ꯂꯩꯒ ꯑꯃꯨꯛ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯥꯟꯅꯩꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯅꯍꯥꯟꯗꯗꯨ ꯐꯖꯅ ꯅꯪ ꯑꯩ ꯀꯣꯛ ꯄꯥꯏꯗꯅ ꯑꯩꯉꯣꯟꯗ ꯀꯣꯛ ꯄꯥꯏꯗꯅ ꯂꯥꯟꯖꯔꯦꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯈꯛ ꯈꯔ ꯐꯣꯟ ꯋꯥꯔꯤ ꯁꯥꯔꯝꯃꯒ ꯑꯃꯨꯛ ꯅꯪ ꯃꯦꯁꯦꯖ ꯊꯥꯅꯔꯝꯃ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯛꯈꯤꯗ꯭ꯔꯦ ꯑꯗꯩ ꯀꯩꯅꯣ ꯇꯧꯈꯤꯗ꯭ꯔꯦ ꯑꯃꯨꯛ ꯑꯗꯩ ꯑꯩꯅ ꯐꯣꯟ ꯄꯤꯔꯦ ꯑꯗꯨꯁꯨ ꯅꯪ ꯅꯨꯃꯤꯠꯇꯨꯈꯛ ꯋꯥꯔꯤ ꯈꯔ ꯁꯥꯔꯝꯃ ꯑꯗꯨꯁꯨ ꯑꯗꯨꯝ ꯐꯣꯟꯗꯣ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯈꯤꯗ꯭ꯔꯦ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯅꯪ ꯅꯨꯄꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏ ꯑꯗꯨꯅ ꯑꯗꯩ ꯃꯥꯅ ꯀꯩꯅꯣꯁꯤꯗ ꯅꯪ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯄ ꯐꯣꯟꯗꯣ ꯄꯣꯔꯛꯄ꯭ꯔꯣ ꯊꯨꯒꯥꯏꯒꯤ ꯄꯤꯔꯛꯄ ꯀꯗꯥꯏ ꯐꯣꯟ ꯄꯣꯔꯛꯄ꯭ꯔꯣ ꯀꯗꯥꯏꯅ ꯑꯗꯩꯗꯤ ꯅꯨꯄꯤꯁꯦ ꯐꯣꯟ ꯑꯅꯤꯃꯛ ꯑꯝꯇ ꯄꯨꯊꯣꯔꯛꯇꯦꯕ ꯃꯥꯅ ꯄꯤꯕꯁꯨ ꯄꯨꯊꯣꯔꯛꯇꯦ ꯅꯨꯄꯥꯗꯨꯅ ꯄꯤꯕꯁꯨ ꯄꯨꯊꯣꯔꯛꯇꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯅꯨ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯑꯉꯥꯡꯅꯤ ꯑꯩꯁꯨ ꯑꯩ ꯏꯃꯥ ꯏꯄꯥꯒ ꯁꯤꯡꯅꯔꯒ ꯏꯃꯥ ꯏꯄꯥꯅ ꯌꯥꯗꯕ ꯃꯐꯝꯗ ꯌꯨꯝ ꯄꯥꯜꯂꯒ ꯏꯃꯥ ꯏꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯗꯣ ꯑꯩꯅ ꯉꯝꯃꯔꯣꯏ ꯑꯗꯣ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯏꯃꯥ ꯏꯄꯥꯅ ꯌꯥꯕ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯏꯃꯥ ꯏꯄꯥꯅ ꯅꯨꯡꯁꯤꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯔꯒ ꯃꯆꯥ ꯅꯤꯉꯣꯜ ꯑꯩꯅ ꯌꯨꯝ ꯄꯥꯟꯕꯗ ꯕꯣꯔ ꯄꯤꯕ ꯑꯗꯩ ꯑꯩ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯗ ꯍꯔꯥꯎ ꯍꯔꯥꯎ ꯑꯩꯕꯨ ꯑꯣꯛꯄꯤꯕꯗꯣ ꯑꯩꯁꯨ ꯄꯥꯝꯃꯦ ꯅꯪꯉꯣꯟꯗ ꯂꯩꯔꯒ ꯏꯃꯥ ꯏꯄꯥꯅ ꯆꯪꯉꯛꯇ꯭ꯔꯒ ꯏꯟꯊꯣꯛꯑꯒ ꯑꯗꯨꯗ ꯑꯩꯅ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯀꯔꯤꯅꯣ ꯑꯗꯨꯅ ꯅꯨꯡꯁꯤꯅꯕ ꯂꯣꯏ ꯊꯨꯡꯅꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯪꯁꯨ ꯆꯠꯈ꯭ꯔꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯅꯪ ꯀꯟꯅ ꯍꯣꯠꯅꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯏꯕꯥꯅꯤꯁꯨ ꯌꯦꯠꯅꯔꯔꯣꯏꯁꯤꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦꯕ ꯑꯁ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯅꯅꯦ ꯅꯨꯄꯥꯁꯤꯅ ꯅꯪꯒ ꯀꯥꯏꯅꯕ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏꯅ ꯃꯥꯁꯦ ꯇꯧꯔꯦꯕ ꯑꯗꯨꯏꯗꯤ ꯅꯪꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯣꯟꯅꯈꯤꯗꯣꯏ ꯑꯣꯏꯔꯗꯤ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯅꯪꯁꯦ ꯄꯤꯊꯣꯛꯈꯤꯗꯣꯏ ꯑꯣꯏꯔꯒꯗꯤ ꯐꯔꯦ ꯅꯪꯅ ꯑꯇꯣꯞꯄꯒꯤ ꯑꯣꯏꯈꯤꯕ ꯑꯗꯨꯒ ꯑꯩꯅ ꯁꯤꯍꯧꯕ ꯑꯩꯒꯤ ꯊꯋꯥꯏꯒ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒ ꯑꯣꯟꯅꯅꯤ ꯍꯥꯏꯔꯦꯕ ꯅꯨꯄꯥꯁꯤꯅ ꯑꯗꯣ ꯃꯥꯅ ꯍꯦꯛꯇ ꯍꯨ ꯂꯤꯡꯂꯤꯁꯦ ꯄꯨꯊꯣꯛꯑꯒ ꯅꯪꯒꯤ ꯅꯃꯥꯡꯗ ꯅꯪ ꯅꯨꯡꯁꯤꯕꯩꯗꯃꯛꯇ ꯑꯩ ꯂꯣꯏꯅ ꯊꯥꯗꯣꯛꯑꯒ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯁꯤꯕ ꯉꯝꯅꯤ ꯅꯪꯒ ꯀꯥꯏꯅꯔꯒ ꯑꯩ ꯃꯤꯀꯨꯞ ꯑꯝꯇ ꯍꯤꯡꯕ ꯉꯝꯃꯣꯏ ꯅꯪꯒ ꯀꯥꯏꯅꯔ ꯍꯤꯡꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯁꯤꯖꯈꯤꯒꯦꯅ ꯍꯥꯏꯔꯦꯕ ꯅꯪꯅ ꯃꯤ ꯑꯇꯣꯞꯄꯒꯤ ꯑꯣꯏꯈꯤꯕꯗꯣ ꯑꯩ ꯌꯦꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨꯒ ꯃꯥꯅ ꯍꯨ ꯂꯤꯡꯂꯤꯁꯦ ꯄꯨꯊꯣꯔꯛꯑꯒ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯀꯦ ꯇꯧꯕꯁꯦ ꯅꯨꯄꯤꯁꯤꯒ ꯃꯄꯥꯟꯁꯦ ꯃꯨꯟꯅꯔꯦ ꯐꯥꯅꯔꯦ ꯍꯦꯛꯇ ꯃꯨꯟꯅꯔꯦ ꯑꯗꯩ ꯅꯪꯅ ꯃꯨꯜꯂꯛꯏ ꯀꯩꯒꯤꯅꯣ ꯑꯩ ꯁꯤꯔꯒꯁꯨ ꯅꯪꯅ ꯀꯟꯒꯦ ꯇꯧꯕ ꯅꯪ ꯀꯔꯤ ꯗꯔꯀꯥꯔ ꯂꯩ ꯆꯠꯂꯣ ꯅꯪ ꯆꯠꯈꯣꯅ ꯑꯗꯩ ꯅꯨꯄꯤꯁꯦ ꯃꯨꯜꯂꯤ ꯇꯧꯗꯅ ꯃꯨꯟꯅꯕꯗ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯅꯨꯄꯤꯁꯨ ꯀꯞꯄꯦꯕ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯔꯒꯦ ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯊꯝꯃꯔꯣꯏ ꯑꯩꯅ ꯇꯧꯔ ꯅꯨꯄꯤꯁꯨ ꯀꯞꯄꯦ ꯃꯨꯟꯅꯔꯦ ꯑꯗꯨꯀꯥꯟꯗ ꯅꯨꯄꯤꯁꯤꯅ ꯍꯨꯁꯦ ꯃꯨꯜꯂꯒ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈ꯭ꯔꯦꯕ ꯆꯤꯡꯁꯤꯗꯒꯤ ꯈꯤꯇꯪ ꯀꯨꯝꯊꯔ ꯁꯣꯔꯣꯛ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯧꯕꯨꯛ ꯂꯩꯌꯦꯕ ꯂꯧꯕꯨꯛꯁꯦ ꯂꯪꯈ꯭ꯔꯦꯕ ꯅꯨꯄꯤꯁꯤꯅ ꯍꯨ ꯂꯤꯛꯂꯤꯁꯦꯀꯣ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯑꯃꯨꯛ ꯀꯞꯃꯤꯟꯅꯔꯦ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯃꯈꯨꯠꯁꯦ ꯇꯥꯞ ꯄꯥꯏꯔ ꯆꯤꯡꯉꯦ ꯅꯪ ꯉꯁꯤ ꯆꯦꯜꯂꯁꯦ ꯑꯗꯨꯗꯤꯅ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯒꯅꯨ ꯑꯩꯈꯣꯏ ꯏꯃꯨꯡ ꯌꯥꯝ ꯋꯥꯔꯤ ꯐꯤꯕꯝ ꯌꯥꯝ ꯆꯥꯗꯦ ꯍꯧꯖꯤꯛ ꯆꯦꯜꯂꯨꯕꯗꯗꯤ ꯏꯃꯥ ꯍꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯅ ꯁꯥꯎꯈꯤꯅꯤ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯇꯧꯁꯟꯅꯔꯒ ꯍꯧꯖꯤꯛ ꯅꯨꯄꯥꯗꯣ ꯐꯣꯟ ꯐꯥꯎꯅꯩ ꯑꯗꯨ ꯇꯧꯋꯦ ꯍꯥꯏꯖꯟꯅꯔꯒ ꯑꯗꯨꯝ ꯍꯩꯅ ꯑꯩ ꯁꯤꯟꯒꯦ ꯍꯧꯖꯤꯛꯇꯤ ꯆꯦꯟꯈꯩꯔꯣꯏꯁꯤ ꯑꯃꯨꯛ ꯍꯥꯏꯔꯦꯕ ꯌꯥꯔꯣꯏ ꯉꯁꯤ ꯆꯦꯟꯅꯦꯅ ꯃꯕꯥꯅꯤꯁꯨ ꯉꯪꯅꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯆꯦꯟꯁꯤꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗꯕꯅꯤ ꯅꯪꯁꯦ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯑꯣꯏꯔꯅꯤ ꯑꯩꯒꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯁꯦꯡꯕ ꯈꯪꯉꯒ ꯅꯪꯁꯦ ꯊꯝꯃꯝꯃꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯅꯪꯁꯦ ꯊꯥꯖꯒꯦ ꯍꯥꯏꯔꯦꯕ ꯅꯨꯄꯤꯁꯤꯅ ꯌꯥꯗꯦꯕ ꯑꯗꯨꯝꯕꯗꯤ ꯑꯩ ꯄꯥꯝꯗꯦꯅ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯌꯥꯗ ꯅꯨꯃꯤꯠꯁꯦ ꯅꯨꯄꯥꯁꯤꯅ ꯅꯪ ꯆꯦꯟꯁꯤꯁꯨ ꯌꯥꯗꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯔꯒ ꯊꯝꯃꯝꯒꯅꯤ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯑꯣꯏꯔꯗꯕꯅꯤ ꯍꯥꯏꯔꯒ ꯅꯝꯗꯅ ꯅꯨꯃꯤꯠꯁꯦ ꯃꯕꯥꯅꯤ ꯃꯔꯤꯁꯦ ꯅꯨꯄꯥꯁꯤꯅ ꯊꯝꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯁꯥꯎꯔꯦꯕꯀꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯉꯣꯟꯗ ꯁꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯩꯉꯣꯟꯗ ꯅꯪꯅ ꯉꯝꯃꯦꯅ ꯅꯨꯄꯥꯅꯦꯅ ꯅꯪꯅ ꯅꯨꯄꯤꯁꯨ ꯁꯥꯎꯋꯤ ꯑꯗꯩꯗꯤ ꯅꯨꯄꯤꯁꯦ ꯆꯦꯟꯊꯈꯤꯕꯗꯨꯅꯤꯗꯀꯣ ꯆꯦꯟꯊꯈ꯭ꯔꯦꯕ ꯃꯥꯁꯦ ꯀꯞꯄꯒ ꯆꯠꯈ꯭ꯔꯦꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯅꯝꯐꯨ ꯍꯥꯐꯨꯗ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯃꯔꯤ ꯊꯝꯃꯒ ꯑꯩꯅ ꯍꯦꯛꯇ ꯅꯪꯉꯣꯟꯗ ꯂꯩꯅꯤ ꯑꯗꯨꯗꯤ ꯅꯪ ꯈꯜꯂꯨꯅꯨ ꯈꯣꯠꯂꯨꯅꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯨꯄꯤꯁꯦ ꯆꯦꯟꯈꯤꯕꯅꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯒ ꯑꯩꯗꯤ ꯍꯣꯡꯉꯣꯏ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯅꯪꯒꯤ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯍꯦꯛꯇ ꯍꯣꯡꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯗꯤ ꯑꯩ ꯏꯃꯥ ꯏꯄꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯈꯤꯅꯤ ꯑꯩꯅ ꯅꯪ ꯊꯦꯝꯕꯅꯤ
ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤꯗ ꯆꯠꯆꯈꯣ ꯃꯣꯟ ꯌꯦꯠꯂꯛꯀꯅꯣ ꯉꯁꯤꯗꯒꯤ ꯅꯪ ꯅꯅꯤꯡ ꯊꯨꯡꯉꯕ ꯅꯠꯇ꯭ꯔꯥ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯅꯪ ꯅꯅꯤꯡ ꯊꯨꯡꯉꯕꯅꯤ나 ꯑꯩꯁꯦ ꯅꯪꯅ ꯃꯥꯡꯊꯣꯛꯑꯕꯅꯤꯅ ꯅꯪ ꯑꯄꯥꯝꯕꯗ ꯆꯠꯈ꯭ꯔꯣ ꯃꯣꯟ ꯌꯦꯠꯂꯛꯀꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯝꯗꯤ ꯑꯩꯅ ꯄꯤꯔꯝꯃꯦꯗꯅ ꯍꯥꯏꯔꯒ ꯅꯨꯄꯤꯁꯨ ꯀꯞꯄ ꯆꯦꯟꯈꯤꯕ ꯑꯗꯩꯗꯤ ꯃꯥꯅ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯆꯦꯟꯊꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯅꯨꯄꯤꯁꯤꯅ ꯂꯪꯊꯣꯛꯈꯤꯕ ꯍꯨ ꯂꯤꯛꯂꯤꯁꯦ ꯈꯨꯟꯕꯅꯦꯕ ꯂꯧꯕꯨꯛꯁꯤꯗ ꯀꯣꯏꯊꯤ ꯊꯤꯔꯤꯉꯩꯁꯤꯗ ꯅꯨꯄꯤꯁꯤꯅ ꯇꯨꯡꯍꯜꯂ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯄꯗ ꯅꯨꯄꯥꯁꯤ나 ꯃꯥꯗꯤ ꯆꯤꯡꯗ ꯍꯥꯟꯅ ꯌꯦꯡꯈꯠꯂꯨꯕ ꯂꯩꯔꯝꯗ꯭ꯔꯦꯕ ꯅꯨꯄꯥꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯁꯤꯗ ꯃꯥꯅ ꯍꯨ ꯂꯤꯛꯂꯤ ꯊꯤꯕꯁꯦ ꯅꯨꯄꯤꯁꯤꯅ ꯎꯔꯦꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯆꯦꯜꯂꯛꯑꯦꯕ ꯆꯦꯜꯂꯛꯑꯒ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯍꯨ ꯂꯤꯛꯂꯤꯁꯦ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯍꯦꯛ ꯌꯧꯁꯜꯂꯛꯄꯁꯤꯗ ꯈꯨꯟꯈ꯭ꯔꯦꯕ ꯃꯈꯨꯝꯁꯦ ꯂꯩꯈꯥꯏꯔꯒ ꯅꯨꯄꯥꯁꯤꯅ ꯊꯛꯇꯣꯏꯒꯤ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯛꯄꯁꯤꯗ ꯅꯨꯄꯤꯁꯤꯒ ꯃꯨꯟꯅꯔꯦ ꯃꯕꯥꯅꯤꯁꯦ ꯃꯨꯟꯅꯔꯦ ꯅꯨꯄꯤꯁꯤ ꯃꯈꯨꯠꯇꯒ ꯍꯨꯁꯦ ꯂꯣꯏ ꯍꯩꯖꯜꯂꯦ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯩ ꯑꯣꯏꯅ ꯊꯛꯑꯒꯦ ꯑꯩ ꯑꯣꯏꯅ ꯁꯤꯔꯒꯦ ꯑꯃꯨꯛ ꯍꯥꯏ ꯅꯨꯄꯥꯁꯤꯅ ꯅꯪꯗꯤ ꯁꯤꯒꯅꯨ ꯅꯪꯗꯤ ꯅꯪ ꯅꯃꯥ ꯅꯄꯥꯒꯤ ꯑꯄꯥꯝꯕꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯣ ꯑꯩ ꯑꯣꯏꯅ ꯁꯤꯈꯤꯒꯦ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯁꯤꯈ꯭ꯔꯗꯤ ꯅꯪꯉꯣꯟꯗ ꯌꯦꯜꯂꯛꯑꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯌꯦꯠꯄꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯒ ꯄꯟꯊꯨꯡ ꯌꯧꯔꯦ ꯑꯩꯒ ꯅꯪꯒ ꯉꯁꯤ ꯄꯟꯊꯨꯡ ꯌꯧꯔꯦ ꯑꯗꯨꯅ ꯌꯥꯔꯦ ꯑꯩ ꯁꯤꯖꯈ꯭ꯔꯒꯦ ꯑꯅ ꯍꯥꯏꯔꯒ ꯑꯩꯕꯨ ꯇꯧ ꯉꯝꯕ ꯂꯝꯆꯠ ꯀꯥꯝꯕꯁꯨ ꯅꯪꯅ ꯇꯥꯍꯟꯕꯅ ꯃꯨꯟꯅꯔꯦ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯑꯗꯨ ꯃꯨꯟꯅꯕꯗ ꯑꯗꯨꯝ ꯑꯩ ꯊꯛꯀꯅꯤ ꯑꯩ ꯑꯣꯏꯅ ꯊꯛꯀꯅꯤ ꯑꯩ ꯑꯣꯏꯅ ꯊꯛꯀꯅꯤ ꯃꯨꯟꯅꯕꯗ ꯑꯗꯨꯝ ꯍꯨꯁꯦ ꯍꯩꯗꯣꯛꯈ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯃꯥꯁꯦ ꯂꯥꯜꯂꯦꯅ ꯑꯃꯨꯛ ꯈꯨꯔꯝꯃꯦ ꯅꯨꯄꯥꯁꯤꯗꯀꯣ ꯐꯔꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯦ ꯅꯪꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ ꯐꯔꯦ ꯑꯩ ꯏꯃꯥ ꯏꯄꯥꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯍꯩꯅ ꯑꯩꯅ ꯊꯩꯗꯣꯔꯛꯑꯒꯦ ꯑꯗꯨꯒ ꯏꯕꯥꯅꯤꯁꯦ ꯃꯇꯝ ꯆꯥꯅ ꯆꯦꯟꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯅꯪꯁꯨ ꯀꯟꯅ ꯍꯣꯠꯅꯧ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯅꯪ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯃꯥꯡꯗ ꯆꯥꯡ ꯇꯥꯗꯅꯕ ꯅꯪ ꯍꯣꯠꯅꯧꯑꯣꯅ ꯑꯗ ꯅꯨꯄꯥꯁꯤꯅꯁꯨ ꯅꯨꯄꯤꯁꯤ ꯃꯀꯣꯛ ꯄꯥꯏꯔ ꯋꯥꯁꯛꯑꯦꯕ ꯑꯩ ꯍꯣꯠꯅꯒꯅꯤ ꯑꯅ ꯋꯥꯁꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯅꯪ ꯁꯤꯒꯦ ꯈꯣꯠꯀꯦꯅ ꯑꯃꯨꯛꯅ ꯈꯟꯒꯅꯣꯅ ꯑꯗꯣ ꯅꯪ ꯑꯩꯅ ꯄꯤꯕ ꯐꯣꯟꯗꯣ ꯏꯕꯥꯅꯤ ꯅꯨꯡꯗꯥꯡ ꯃꯦꯁꯦꯖ ꯑꯅꯤꯈꯛ ꯑꯣꯏꯔꯁꯨ ꯉꯥꯏꯍꯥꯛꯈꯛ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯋꯥꯔꯤ ꯁꯥꯕ ꯅꯣꯏ ꯃꯥꯏꯅ ꯐꯔꯛ ꯇꯥꯒꯤꯅꯤ ꯍꯥꯏꯔꯁꯨ ꯑꯍꯤꯡꯗ ꯅꯣꯏ ꯃꯥꯏ ꯂꯣꯏ ꯇꯨꯝꯈ꯭ꯔꯦ ꯍꯥꯏ ꯀꯥꯟꯗ ꯉꯥꯏꯍꯥꯛꯇꯪꯈꯛ ꯑꯣꯏꯔꯁꯨ ꯃꯦꯁꯦꯖ ꯊꯥꯅꯁꯤ ꯑꯗꯨꯅ ꯑꯩ ꯄꯦꯟꯒꯦ ꯑꯩ ꯅꯪꯉꯣꯟꯗ ꯗꯤꯁꯇꯔꯕꯁꯨ ꯇꯧꯔꯣꯏ ꯐꯣꯟꯁꯨ ꯇꯧꯔꯣꯏ ꯑꯩ ꯅꯪ ꯎꯅꯕꯁꯨ ꯂꯥꯛꯑꯣꯏ ꯑꯩ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯕꯣ ꯑꯩ ꯂꯣꯏ ꯌꯥꯒꯦ ꯑꯗꯨꯒ ꯅꯪꯒ ꯅꯣꯡꯃꯒꯤ ꯑꯩ ꯍꯤꯡꯉꯤ ꯅꯪ ꯍꯤꯡꯉꯤ ꯈꯪꯅꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯄꯥꯎꯗꯤ ꯃꯤꯀꯨꯞ ꯑꯃꯈꯛ ꯑꯣꯏꯔꯁꯨ ꯐꯥꯎꯅꯁꯤ ꯍꯥꯏꯌꯦꯕ ꯅꯪ ꯐꯣꯟ ꯍꯦꯛꯇ ꯄꯥꯏꯔꯛꯇꯕꯤ ꯑꯣꯞ ꯊꯝꯖꯤꯟꯈꯤꯕ ꯑꯗꯨ ꯇꯧꯒꯅꯨ ꯑꯩ ꯌꯥꯝ ꯋꯥꯏꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯣ ꯅꯪꯅ ꯍꯦꯛ ꯌꯧꯕꯒ ꯅꯪꯒꯤ ꯅꯨꯄꯥ ꯑꯃꯗꯨꯅ ꯄꯤꯔꯛꯄ ꯐꯣꯟꯗꯣ ꯊꯨꯒꯥꯏꯈꯣ ꯅ ꯍꯥꯏꯔꯦꯕ ꯅꯪ ꯑꯗꯨꯗꯣ ꯚꯤꯗꯤꯑꯣ ꯅꯝꯃ ꯑꯩꯉꯣꯟꯗ ꯊꯥꯔꯛꯎ ꯅꯪꯅ ꯊꯨꯒꯥꯏꯕꯗꯣ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯑꯣꯏꯅ ꯇꯧꯒꯦꯁꯨ ꯇꯧꯔꯛꯑꯣ ꯑꯩ ꯃꯥꯡꯗ ꯊꯨꯒꯥꯏꯌꯨ ꯍꯥꯏꯔꯦꯕ ꯍꯣꯏ ꯍꯥꯏꯔꯝꯕ ꯅꯨꯄꯤꯁꯦ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯁꯨ ꯂꯥꯛꯑꯦ ꯑꯗꯩ ꯃꯥꯁꯤ ꯅꯨꯡꯗꯥꯡꯁꯦ ꯐꯣꯟ ꯇꯧꯏ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯕ ꯋꯥꯅꯤꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏꯅ ꯑꯃ ꯉꯥꯡ ꯍꯧꯖꯤꯛꯅ ꯑꯃ ꯉꯥꯡ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯅ ꯃꯥꯁꯦ ꯃꯊ꯭ꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯌꯨꯝ ꯌꯧꯈꯤꯕꯒꯅ ꯑꯃ ꯍꯦꯛꯇ ꯇꯧꯕ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯦꯅ ꯅꯨꯄꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯕꯀꯣ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯒ ꯊꯨꯒꯥꯏꯌꯨ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯐꯣꯟꯗꯨꯗꯤ ꯃꯥꯅ ꯑꯗꯩꯗꯤ ꯑꯃꯨꯛ ꯐꯣꯟꯁꯦ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯦ ꯄꯨꯡꯁꯦ ꯁꯨꯝ ꯊꯦꯡꯖꯔꯛꯑꯦ ꯃꯥꯁꯦ ꯁꯨꯝ ꯐꯣꯟꯁꯦ ꯅꯝꯃꯤ ꯃꯥꯏ ꯐꯣꯟꯁꯤꯗ ꯁꯨꯝ ꯇꯧꯏ ꯐꯣꯟꯁꯦ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ ꯐꯣꯟꯁꯦ ꯃꯥꯅ ꯃꯦꯁꯦꯖ ꯊꯥꯏ ꯃꯌꯥꯝ ꯑꯃ ꯍꯜꯂꯛꯇꯦ ꯑꯗꯩꯗꯤ ꯄꯨꯡ 12:30 ꯇꯥꯁꯜꯂꯛꯑꯦꯕ ꯑꯗꯩ ꯃꯥꯁꯦ ꯆꯠꯄꯅꯦꯕ ꯅꯨꯄꯤꯁꯤꯒꯤ ꯃꯌꯨꯝꯁꯤꯗ ꯑꯗꯨꯒ ꯆꯠꯂꯦ ꯑꯗꯨꯒ ꯆꯠꯂꯀꯥꯟꯗ ꯃꯥꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯥꯁꯦ ꯑꯃꯨꯛꯀ ꯆꯠꯈ꯭ꯔꯦ ꯅ꯭ꯌꯨ ꯌꯥꯔꯒꯤ ꯑꯍꯤꯡ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯄꯨꯡ 12ꯗꯒꯤ ꯃꯤꯅꯤꯠ ꯑꯃ ꯑꯅꯤ ꯍꯦꯜꯂꯛꯄ ꯑꯗꯨꯗ ꯋꯤꯁ ꯄꯤꯒꯅꯤ ꯒꯤꯐ ꯄꯤꯒꯅꯤ ꯑꯗꯨꯗ ꯂꯥꯛꯑꯒ ꯑꯗꯨ ꯉꯝꯗꯕ꯭ꯔꯥ ꯌꯦꯡꯉꯣꯅ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯑ ꯗꯥꯏꯔꯦꯛ ꯄꯤꯅꯤꯅ ꯍꯥꯏꯔꯒ ꯅꯪ ꯃꯣꯏꯒꯤꯁꯦ ꯁꯣꯔꯣꯛꯇꯒꯤ ꯈꯣꯡꯕꯥꯟ ꯑꯃ ꯂꯩꯔ ꯁꯣꯔꯣꯛ ꯂꯩꯌꯦꯕ ꯈꯣꯡꯕꯥꯟꯁꯦ ꯌꯥꯝ ꯄꯤꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯣꯏꯒꯤ ꯌꯦꯡꯗꯧ ꯈꯤꯇꯪ ꯂꯜꯂꯟ ꯍꯧꯔꯒ ꯏꯉꯥꯡ ꯉꯥꯟꯅ ꯎꯏꯌꯦꯕ ꯃꯥꯒꯤ ꯊꯣꯡꯅꯥꯎꯁꯦ ꯑꯗꯨꯗ ꯅꯪ ꯌꯦꯡꯉꯛꯎꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤꯕ ꯃꯥꯅ ꯑꯗꯨꯒ ꯆꯪꯉꯒ ꯈꯣꯡꯕꯥꯟꯁꯦ ꯀꯥꯜꯂꯒ ꯅꯨꯄꯤꯗꯨꯁꯨ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯄꯜꯂꯤ ꯃꯌꯥꯗꯨꯗ ꯃꯕꯥꯅꯤꯁꯨ ꯒꯤꯐꯁꯦ ꯄꯤꯅꯈꯤꯕ ꯑꯗꯨꯒꯤ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯃꯥꯏ ꯀꯥ ꯀꯗꯥꯏꯗ ꯇꯨꯝꯃꯤ ꯈꯣꯠꯂꯤ ꯂꯣꯏ ꯈꯪꯉꯦꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯪꯉꯦ ꯅꯨꯄꯤꯁꯦ ꯀꯩꯅꯣꯁꯦ ꯅꯨꯄꯤꯁꯤꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛꯁꯨ ꯃꯥꯁꯦ ꯆꯠꯂꯦ ꯑꯍꯤꯡꯁꯤꯗꯀꯣ ꯑꯍꯤꯡꯁꯤꯗ ꯆꯠꯂꯦ ꯑꯗꯨꯒ ꯃꯥꯅ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯅꯨꯄꯤꯁꯦ ꯇꯞꯅ ꯁꯨꯝ ꯀꯧꯋꯦꯕ ꯊꯣꯡꯅꯥꯎꯁꯦ ꯀꯛ ꯊꯤꯜꯂꯤ ꯀꯧꯏ ꯇꯥꯗꯦ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯄꯥꯔ ꯀꯩꯅꯣꯃ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯈꯤꯕ ꯎꯔꯦꯕ ꯃꯥꯅ ꯊꯣꯛꯂꯛꯈꯤꯕ ꯎꯕꯗꯒꯤ ꯃꯥꯁꯦ ꯑꯃꯨꯛ ꯂꯩꯇꯔ ꯁꯣꯝꯗ ꯑꯃꯨꯛ ꯂꯩꯁꯜꯂ ꯂꯩꯔꯦ ꯑꯗꯩ ꯃꯥꯅ ꯅꯪ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯂꯥꯎꯅꯤ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯒ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯀꯧꯊꯣꯛꯑꯦꯕ ꯅꯨꯄꯤꯁꯨ ꯄꯥꯈꯠꯇꯅ ꯊꯣꯛꯂꯛꯑꯦꯕ ꯃꯥꯁꯨ ꯇꯨꯝꯃꯝꯕ ꯅꯠꯇꯦ ꯃꯊꯥ ꯁꯥꯔ ꯂꯩꯔꯝꯃꯤꯅꯦꯕ ꯑꯗꯩ ꯂꯥꯎ ꯈꯣꯡ ꯑꯃꯨꯛ ꯇꯧꯔꯛꯑꯗꯤ ꯃꯁꯤ ꯅꯨꯄꯥꯁꯦꯅ ꯃꯥꯁꯨ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯦ ꯃꯣꯏꯒꯤ ꯃꯅꯤꯡꯂꯣꯝꯁꯤꯗ ꯍꯣꯇꯦꯜ ꯐꯝꯃꯝꯃꯦꯕ ꯍꯥꯟꯅ ꯍꯧꯖꯤꯛꯇꯤ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯁꯪꯁꯦ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯒꯤ ꯁꯪꯁꯤꯗ ꯑꯃꯨꯛ ꯃꯕꯥꯅꯤꯁꯦ ꯎꯅꯩꯌꯦꯕ
ꯑꯗꯩ ꯁꯥꯎꯅꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯅꯪ ꯐꯣꯟꯗꯣ ꯂꯧꯊꯣꯛꯆ ꯆꯠꯂꯣ ꯑꯩ ꯊꯨꯒꯥꯏꯒꯦ ꯍꯧꯖꯤꯛ ꯑꯗꯨ ꯅꯠꯇꯗꯤ ꯑꯩ ꯍꯜꯂꯣꯏ ꯑꯗꯨ ꯑꯗꯥꯅ ꯇꯧꯗꯅ ꯃꯥꯁꯦ ꯃꯊꯥꯗ ꯁꯥꯔꯦ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯊꯦꯝꯃꯦ ꯅꯪ ꯆꯠꯂꯣ ꯈꯣꯠꯂꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯈꯣꯠꯀꯅꯣꯅ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯤꯗꯁꯨ ꯑꯃꯨꯛ ꯁꯪꯁꯤꯗꯁꯨ ꯃꯔꯤ ꯊꯝꯅꯩꯌꯦ ꯃꯕꯥꯅꯤꯁꯦꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤꯁꯨ ꯆꯪꯈ꯭ꯔꯦ ꯃꯥꯁꯨ ꯑꯗꯨ ꯅꯨꯄꯥꯁꯤ ꯑꯗꯨꯝ ꯆꯦꯜꯂꯁꯦ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯁꯨ ꯃꯥꯏ ꯃꯈꯨꯠ ꯄꯥꯏꯔ ꯆꯤꯡ ꯅꯨꯄꯤꯁꯤꯅ ꯌꯥꯗꯦꯕ ꯑꯗꯩꯗꯤ ꯅꯨꯄꯥꯁꯨ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯈꯔꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯐꯣꯟꯁꯦ ꯑꯃꯨꯛ ꯁꯨꯡꯐꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯐꯣꯟꯁꯦ ꯅꯨꯄꯥꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ ꯐꯣꯟ ꯄꯥꯏꯔꯛꯎ ꯑꯗꯩ ꯃꯦꯁꯦꯖ ꯑꯣꯏꯁꯨ ꯈꯤꯇꯪ ꯑꯣꯏꯁꯨ ꯊꯥꯅꯁꯦ ꯍꯥꯏꯕꯁꯦ ꯌꯥꯗꯕꯁꯤꯅꯦꯕ 4-5ꯅꯤꯃꯨꯛ ꯁꯨꯔꯦ ꯐꯣꯟꯁꯦ ꯐꯥꯎꯅꯗ꯭ꯔꯦ ꯃꯃꯥꯟꯅꯕꯤꯗ ꯑꯃꯨꯛ ꯍꯪꯉꯦ ꯃꯃꯥꯟꯅꯕꯤꯅ ꯅꯨꯄꯥꯗꯨꯒ ꯀꯣꯏ ꯆꯠꯈꯤꯁꯤꯅꯦꯕ ꯃꯗꯩꯗꯤ ꯃꯥꯁꯦ ꯏꯁꯤ ꯀꯥꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯑꯗꯨꯒꯤ ꯐꯥꯎꯅꯁꯦ ꯌꯥꯗꯕꯁꯤꯒꯤꯅꯦꯕ ꯃꯥꯅ ꯏ ꯀꯥꯔꯤꯁꯦ ꯑꯗꯨꯒ ꯃꯥꯅ ꯀꯣꯏ ꯆꯠꯈꯤ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯁꯥꯎꯅꯤꯡꯉꯦ ꯑꯗꯩꯗꯤ ꯃꯥꯅ ꯂꯣꯏꯅ ꯄꯣꯠ ꯆꯩ ꯃꯥꯅ ꯄꯤꯔꯛꯄ ꯐꯨꯔꯤꯠ ꯔꯨꯃꯥꯜ ꯘꯔꯤ ꯈꯣꯡꯎꯞ ꯈꯣꯡꯒ꯭ꯔꯥꯎ ꯂꯣꯏ ꯍꯥꯞꯆꯜꯂꯦ ꯅꯪꯒ ꯑꯩꯒ ꯄꯨꯟꯁꯤꯒꯤ ꯂꯣꯏꯅꯔꯕꯅꯤ ꯆꯤꯊꯤ ꯅꯨꯡꯇꯤ ꯂꯣꯏ ꯍꯥꯞꯆꯜꯂꯦ ꯃꯥꯅ ꯄꯤꯔꯛꯈꯤꯕꯗꯣ ꯅꯪꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯝꯇ ꯑꯩꯉꯣꯟꯗ ꯊꯝꯃꯔꯣꯏꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯄꯤꯊꯣꯛꯄ ꯆꯠꯂꯦꯕ ꯑꯗꯨꯒ ꯃꯥꯅ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯑꯦꯕ ꯃꯉꯣꯟꯗ ꯃꯣꯏ ꯍꯜꯂꯛꯈ꯭ꯔꯦꯅ ꯑꯗꯩꯗꯤ ꯃꯥꯅ ꯃꯃꯥꯟꯅꯕꯤꯗꯨꯗ ꯏꯁꯤꯡ ꯁꯣꯛꯎꯁꯦ ꯍꯥꯏꯔ ꯄꯨꯊꯣꯔꯛꯑꯣ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯅꯨꯄꯥꯁꯤꯅ ꯑꯗꯩ ꯃꯃꯥꯟꯅꯕꯤꯁꯤꯅ ꯏꯁꯤꯡ ꯁꯣꯛꯎꯁꯦ ꯍꯥꯏꯔ ꯄꯨꯊꯣꯔꯛꯑꯦꯕ ꯗꯨꯀꯥꯟꯗ ꯅꯨꯄꯥꯁꯤꯅ ꯀꯔꯤꯝ ꯍꯥꯏꯔꯝꯗꯅ ꯈꯥꯎ ꯑꯃ ꯁꯨꯃꯥꯏꯅ ꯂꯪꯁꯤꯜꯂꯝꯃꯒ ꯃꯥꯁꯦ ꯑꯗꯨꯝ ꯁꯥꯏꯀꯜꯁꯦ ꯊꯧꯔ ꯆꯠꯈ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯤ ꯍꯣꯏꯁꯤꯅ ꯌꯦꯡꯍꯧꯔꯦꯗꯅ ꯀꯣꯟꯅꯀꯣ ꯚꯥꯏ ꯄꯤꯊꯣꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯦꯗꯅ ꯅꯨꯄꯤꯁꯦ ꯑꯗꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯥꯁꯦ ꯀꯩꯅꯣꯗꯣ ꯄꯣꯠꯇꯣ ꯄꯨꯗꯕꯤꯗ ꯃꯥꯁꯦ ꯀꯞꯄ ꯆꯦꯟꯁꯤꯟꯈ꯭ꯔꯕ ꯃꯃꯥꯟꯅꯕꯤꯗꯨꯗ ꯃꯃꯥꯟꯅꯕꯤꯅ ꯑꯣꯏꯅ ꯄꯨꯁꯜꯂꯛꯑꯦꯕ ꯃꯣꯏ ꯃꯌꯨꯝꯗ ꯑꯗꯨ ꯃꯥꯅ ꯑꯃꯨꯛ ꯐꯣꯟꯗ ꯍꯥꯏꯔꯛꯑꯦꯕ ꯑꯗ ꯃꯥꯅ ꯍꯥꯏꯔꯦ ꯃꯃꯥꯟꯅꯕꯤꯁꯤꯅ ꯅꯪꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯃꯥꯅ ꯑꯗꯨꯕꯨ ꯃꯃꯥ ꯍꯣꯏꯅ ꯀꯟꯅ ꯇꯧꯕꯁꯤꯗ ꯃꯥꯁꯦ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯅꯪꯒꯤꯗꯃꯛꯇ ꯃꯥꯁꯦ ꯅꯪ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯀꯥꯎꯈ꯭ꯔꯦ ꯑꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯉꯣꯟꯗꯒꯤ ꯅꯪ ꯀꯥꯎꯕꯗꯤ ꯉꯝꯗ꯭ꯔꯤ ꯃꯥꯏ ꯊꯃꯣꯏꯗ ꯅꯪꯗꯤ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯃꯃꯥ ꯍꯣꯏꯅ ꯀꯟꯅ ꯁꯣꯝꯒꯤ ꯅꯨꯄꯥ ꯑꯃꯁꯤꯒꯤ ꯍꯥꯏꯔꯛꯄꯒꯤꯅꯤ ꯑꯗꯣ ꯃꯥꯅꯁꯨ ꯃꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯁꯨ ꯉꯝꯗꯕ ꯃꯥꯁꯨ ꯑꯩ ꯌꯥꯝ ꯋꯥꯔꯦꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯞꯄꯤꯅ ꯃꯃꯥꯟꯅꯕꯤꯗꯨꯅꯁꯨ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯁꯤꯅ ꯃꯥꯁꯦ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯍꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯀꯩꯁꯨ ꯉꯝꯗꯦ ꯏꯅꯥꯛ ꯈꯨꯜꯂꯤ ꯍꯥꯏꯕꯒꯤ ꯂꯩꯒꯗꯕ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯌꯥꯝ ꯅꯪ ꯅꯨꯡꯁꯤꯕ ꯑꯗꯨꯃꯥꯏꯅꯃꯛꯇꯤ ꯅꯨꯄꯥꯗꯣ ꯅꯨꯡꯁꯤꯕꯗꯤ ꯅꯠꯇꯦꯅ ꯃꯃꯥꯟꯅꯕꯤꯁꯤꯅꯁꯨ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯀꯞꯄꯦ ꯃꯥꯁꯨ ꯑꯗꯩꯗꯤ ꯈꯔꯅꯤꯁꯦ ꯑꯃꯨꯛ ꯐꯣꯟꯁꯦ ꯁꯨꯡꯐꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯈꯔꯅꯤꯁꯦ ꯐꯣꯟ ꯁꯨꯡꯐꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯑꯗꯣ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯃꯥ ꯑꯗꯨꯝ ꯅꯪꯒ ꯀꯥꯏꯅꯔꯅꯤ ꯍꯥꯏꯔꯦ ꯅꯪꯅꯁꯨ ꯕꯥꯏꯒ ꯀꯩ ꯂꯣꯏ ꯄꯤꯊꯣꯔꯛꯑꯕꯅꯤꯅ ꯑꯗꯨꯅ ꯃꯥꯁꯦ ꯅꯨꯄꯥ ꯑꯃꯗꯨꯒ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯇꯧꯔꯦ ꯃꯣꯏꯁꯦ 12 ꯂꯣꯏꯕꯒ ꯑꯦꯛꯖꯥꯝꯁꯦ ꯂꯣꯏꯕꯒ ꯍꯥꯏꯕ ꯆꯪꯉꯅꯤ ꯍꯥꯏꯔꯦꯅ ꯑꯗꯨꯝ ꯍꯥꯏꯔꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤ ꯁꯣꯝꯗ 4-5ꯅꯤꯁꯦ ꯄꯥꯎ ꯐꯥꯎꯅꯔꯛꯇꯕꯗ ꯃꯥꯗꯤ ꯆꯍꯤ ꯑꯃꯒ ꯃꯥꯟꯅꯩꯌꯦꯕ ꯆꯍꯤ 5-10ꯒꯀꯣ ꯅꯣꯡꯃ ꯄꯥꯎ ꯐꯥꯎꯅꯗꯕꯁꯦ ꯃꯉꯣꯟꯗꯗꯤ ꯆꯍꯤ ꯑꯃꯒ ꯃꯥꯟꯅꯩꯅꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯅꯨꯄꯥꯁꯦ ꯁꯨꯝ ꯇꯨꯝꯃꯝꯃꯦ ꯑꯍꯤꯡꯁꯦ ꯇꯨꯝꯕꯁꯨ ꯌꯥꯗꯦ ꯃꯆꯟꯅꯨꯄꯤ ꯍꯣꯏ ꯀꯩ ꯍꯣꯏꯁꯦ ꯃꯥꯏ ꯃꯇꯧ ꯑꯝꯇ ꯌꯦꯡ ꯉꯝꯗꯦ ꯑꯗꯩ ꯃꯥꯁꯦ ꯁꯨꯝ ꯇꯨꯝꯕꯁꯨ ꯌꯥꯗꯦ ꯄꯨꯡ 12 ꯃꯈꯥꯏꯁꯦ ꯗꯥꯏꯔꯦꯛ ꯇꯥꯁꯜꯂꯛꯏꯀꯣ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯆꯠꯂꯦ ꯃꯥꯁꯦ ꯁꯥꯏꯀꯜꯁꯤꯗ ꯆꯠꯂꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒꯤ ꯃꯥꯁꯦ ꯍꯦꯛꯇ ꯂꯩ ꯌꯥꯗ꯭ꯔꯕꯅꯤ ꯃꯀꯣꯛꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯗꯤ ꯆꯦꯜꯂꯛꯑꯅꯤ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯕ ꯃꯥ ꯆꯦꯜꯂꯛꯑꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯥꯅ ꯉꯝꯍꯜꯂꯣꯏꯅ ꯃꯥꯁꯦ ꯁꯤꯡꯉꯒ ꯆꯠꯂꯕꯅꯦꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯌꯧꯔꯦ ꯃꯣꯏ ꯁꯝꯕꯟꯁꯦ ꯀꯥꯟꯁꯤꯜꯂꯦ ꯃꯥ ꯁꯥꯏꯀꯜꯁꯦ ꯁꯥꯏꯠ ꯇꯧꯔꯒ ꯈꯤꯇꯪ ꯏꯟꯊꯨꯔꯒ ꯈꯣꯡꯕꯥꯟꯒꯤ ꯀꯩꯅꯣꯗ ꯃꯤ ꯎꯔꯣꯏꯗꯕ ꯖꯒꯥꯗ ꯏꯟꯊꯨꯔꯒ ꯉꯥꯔ ꯊꯝꯃꯝꯃꯦ ꯃꯥꯅꯀꯣ ꯇꯨꯍꯜꯂꯒ ꯈꯣꯡꯕꯥꯟ ꯀꯥꯟꯁꯤꯜꯂꯦ ꯆꯪꯉꯦ ꯍꯦꯛ ꯃꯥꯅ ꯅꯨꯄꯤꯁꯤꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯁꯦ ꯍꯦꯛ ꯌꯧꯈꯤꯕꯒꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤ ꯋꯥꯔꯤ ꯁꯥ ꯂꯩꯔꯝꯕꯗꯨꯅꯦꯕ ꯅꯨꯄꯥꯗꯨꯒ ꯅꯣꯛꯇꯅ ꯈꯣꯠꯇꯅ ꯍꯦꯛꯇ ꯋꯥꯔꯤ ꯁꯥ ꯂꯩꯔꯝꯕꯗꯨꯅꯦꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯍꯦꯛꯇ ꯂꯣꯏꯔꯦ ꯃꯥꯁꯦ ꯑꯔꯣꯏꯕꯤꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯂꯩꯈ꯭ꯔꯦ ꯑꯗꯩ ꯃꯣꯏ ꯋꯥꯔꯤꯁꯤꯗ ꯃꯥ ꯈꯪꯉꯦ ꯉꯥꯛꯇꯪ ꯃꯥ ꯋꯥꯔꯤꯁꯦ ꯇꯥꯏ ꯅꯨꯄꯥꯁꯦ ꯉꯔꯥꯡ ꯆꯪꯈ꯭ꯔꯦꯁꯦ ꯈꯪꯉꯦꯕ ꯃꯣꯏ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯁꯨꯝ ꯈꯨꯝꯕ ꯈꯣꯠꯄ ꯑꯗꯨ ꯐꯛꯂꯥꯡꯁꯤꯒꯁꯨ ꯍꯦꯛ ꯅꯞꯅ ꯅꯨꯄꯤꯁꯦ ꯐꯃꯨꯡ ꯊꯥꯏꯌꯦꯕ ꯑꯗꯨ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯤꯁꯦ ꯂꯣꯏ ꯇꯥꯕꯤꯗꯨꯅꯦꯕ ꯅꯨꯄꯥꯁꯤꯅ ꯑꯗꯩ ꯑꯩꯈꯣꯏ ꯃꯣꯏꯁꯦ ꯑꯃꯨꯛ ꯃꯃꯥꯡꯒꯤ ꯌꯨꯝꯈꯩꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯎꯅ ꯁꯥꯔ ꯂꯩꯕꯥꯛꯅ ꯋꯥꯏ ꯇꯩꯔ ꯐꯂꯥꯡ ꯈꯥꯕꯤꯗꯨꯒ ꯅꯨꯄꯤꯁꯤꯒꯤ ꯀꯥꯁꯤꯅ ꯇꯞꯊꯕ ꯆꯥꯛꯁꯪꯁꯤꯒ ꯑꯗꯨꯒꯤ ꯃꯥꯒꯤꯅ ꯇꯤꯟꯅ ꯈꯥꯕ ꯑꯗꯨꯒꯤ ꯇꯤꯟꯗꯣ ꯑꯍꯣꯕꯒꯨꯝꯕꯁꯨ ꯈꯔ ꯂꯩꯕ ꯑꯗꯨꯝ ꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯏꯉꯥꯡ ꯉꯥꯟꯅ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯃꯣꯏ ꯊꯣꯡꯅꯥꯎ ꯄꯥꯜꯂꯤꯗꯨꯁꯨ ꯃꯥꯏ ꯊꯣꯡꯅꯥꯎ ꯑꯅꯤꯁꯦ ꯈꯤꯇꯪ ꯀꯥꯔ ꯂꯩꯌꯦꯕ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒꯁꯨ ꯑꯗꯨꯗꯩꯗ ꯃꯥꯅ ꯇꯥꯔꯦ ꯉꯥꯛꯇꯪ ꯑꯗꯨꯒ ꯃꯕꯥꯅꯤ ꯉꯔꯥꯡ ꯀꯣꯏ ꯆꯠꯃꯤꯟꯅꯔꯨꯕꯒꯤ ꯅꯨꯄꯥꯁꯦ ꯉꯔꯥꯡꯒꯨꯝꯕ ꯆꯪꯈꯤꯕꯖꯥꯠꯅꯦ ꯑꯗꯨꯒꯤ ꯅꯍꯥꯟꯒꯨꯝꯕ ꯀꯣꯏ ꯆꯠꯃꯤꯟꯅꯔꯨꯕ
ꯃꯥ ꯆꯪꯗꯣꯔꯦꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯃꯣꯏ ꯆꯥꯛ ꯆꯥꯅꯕ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯋꯥꯔꯤꯁꯤꯗ ꯌꯥꯎꯔꯦꯕ ꯋꯥꯔꯤꯁꯤꯗ ꯌꯥꯎꯔꯦ ꯑꯗꯩꯗꯤ ꯑꯩ ꯍꯟꯗꯛ ꯊꯣꯛꯂꯛꯄꯒ ꯅꯪꯁꯨ 12 ꯊꯥ ꯂꯣꯏꯔꯝꯃꯅꯤ ꯑꯗꯨꯒ ꯍꯥꯏ ꯆꯪꯉꯁꯤ ꯈꯣꯠꯂꯁꯤ ꯀꯥꯏꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯍꯣꯏ ꯌꯥꯏ ꯑꯩꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯔꯝꯃꯅꯤ ꯅꯪꯁꯨ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯀꯥꯟꯗ ꯑꯩꯁꯨ ꯅꯪ ꯋꯥꯅ ꯉꯥꯏꯔꯝꯒꯦ ꯈꯣꯠꯀꯦ ꯗꯗꯥ ꯀꯥꯏꯅꯒ ꯇꯧꯔꯒ ꯑꯗꯩ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ ꯑꯦꯛꯖꯥꯝ ꯐꯖꯅ ꯊꯥꯎꯒ ꯍꯥꯏꯔꯛꯄꯩ ꯃꯑꯣꯡꯗꯣ ꯍꯣꯏ ꯑꯩ ꯃꯄꯥꯟ ꯊꯣꯛꯑꯝꯃꯣꯏꯒꯦ ꯈꯣꯠꯂꯣꯏꯒꯦ ꯍꯣꯏ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯑꯁ ꯃꯗꯨ ꯇꯥꯕꯗꯩꯗꯤ ꯃꯥꯁꯦ ꯂꯩ ꯌꯥꯗ꯭ꯔꯦ ꯅꯨꯄꯥꯁꯦ ꯑꯗꯩꯗꯤ ꯃꯥꯅ ꯅꯪ ꯋꯥꯔꯤꯗꯣ ꯂꯣꯏꯒꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯏꯕꯥꯅꯤ ꯅꯥꯇꯩ ꯆꯥꯟꯅꯔꯔꯣꯏ ꯍꯥꯏꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦꯕ ꯅꯨꯄꯤꯁꯦ ꯐꯣꯟꯁꯦ ꯄꯠ ꯃꯨꯊꯠꯈꯤ ꯊꯝꯈꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯑꯩ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯉꯁꯤꯗꯤ ꯅꯪ ꯅꯌꯨꯝꯁꯤꯗ ꯑꯩ ꯁꯤꯔꯁꯨ ꯁꯤꯅꯤ ꯑꯗꯨꯒ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯍꯜꯂꯝꯃꯅꯤ ꯅꯪꯒꯤ ꯅꯃꯥ ꯅꯄꯥ ꯅꯣꯏ ꯂꯩꯀꯥꯏꯁꯤꯗꯁꯨ ꯂꯣꯏ ꯈꯪꯍꯜꯂꯝꯃꯅꯤ ꯑꯩꯗꯤ ꯀꯣꯏꯂꯥꯎ ꯂꯥꯎꯔꯅꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯀꯤꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯅꯪꯅ ꯅꯨꯄꯥ ꯊꯝꯃꯦ ꯍꯥꯏꯕ ꯇꯥꯕꯗꯐꯥꯎꯗ ꯑꯩꯉꯣꯟꯗ ꯈꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯪꯒ ꯅꯨꯄꯥꯗꯨꯒ ꯑꯍꯤꯡꯁꯤꯗ ꯆꯤꯛꯊꯅꯔꯒ ꯑꯩꯒꯤ ꯐꯣꯟꯅ ꯄꯥꯏꯗ꯭ꯔꯒ ꯃꯦꯁꯦꯖꯅ ꯍꯜꯂꯛꯇ꯭ꯔꯒ ꯅꯨꯃꯤꯠ 5ꯅꯤ ꯄꯥꯎ ꯐꯥꯎꯅꯗꯕꯗ ꯑꯩꯅ ꯉꯥꯎꯔ ꯂꯩꯔꯒ ꯅꯪꯅ ꯅꯨꯄꯥꯁꯤꯒ ꯋꯥꯔꯤ ꯁꯥꯔꯝꯕ ꯑꯩꯒꯤ ꯏꯅꯥꯁꯤꯅ ꯇꯥꯔꯃꯤꯅ ꯑꯩꯗꯤ ꯁꯤꯕꯁꯨ ꯀꯤꯗ꯭ꯔꯦ ꯁꯤꯅꯦꯕ ꯊꯣꯛꯂꯛꯑꯣ ꯅꯪ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯑꯗꯩ ꯅꯨꯄꯤꯁꯦ ꯊꯣꯛꯂꯛꯑꯦꯕ ꯆꯠꯂꯣ ꯆꯠꯂꯣ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯆꯠꯂꯣ ꯃꯤ ꯇꯥꯔꯅꯤ ꯆꯠꯂꯣ ꯅꯪ ꯐꯨꯕꯤꯔꯅꯤ ꯑꯩꯈꯣꯏ ꯕꯥꯍꯣꯏ ꯊꯣꯛꯂꯛꯑꯗꯤ ꯀꯀꯥ ꯍꯣꯏ ꯊꯣꯛꯂꯛꯑꯗꯤ ꯐꯨꯕꯤꯔꯅꯤ ꯆꯠꯂꯣ ꯅꯪ ꯗꯗꯥ ꯍꯣꯏ ꯊꯣꯛꯂꯛꯑꯗꯤꯅ ꯑꯩ ꯀꯅꯥꯝ ꯀꯤꯗꯦ ꯑꯩ ꯂꯥꯟꯗꯦ ꯑꯗꯨꯅ ꯑꯗꯩꯗꯤ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯆꯦꯜꯂꯅꯤ ꯑꯗꯩ ꯅꯨꯄꯤꯁꯦ ꯃꯈꯨꯠꯁꯦ ꯄꯥꯏꯔ ꯃꯥꯅ ꯆꯤꯡꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯗꯥꯏꯔꯦꯛ ꯉꯁꯥꯏꯒꯤ ꯈꯣꯡꯕꯥꯟꯂꯣꯝꯗꯗꯤ ꯀꯥꯟꯊꯣꯛꯄ ꯃꯕꯥꯅꯤ ꯀꯥꯟꯊꯣꯛꯃꯤꯟꯅꯕ ꯈꯣꯠꯄꯗ ꯅꯨꯄꯤꯗꯨꯅ ꯌꯥꯗ꯭ꯔꯗꯤ ꯉꯝꯃꯣꯏꯗꯕꯅꯤꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯤꯡꯉꯒ ꯍꯦꯛꯇ ꯃꯥꯅ ꯄꯣꯔꯛꯄꯅꯦ ꯆꯤꯡꯉ ꯂꯥꯎ ꯅꯪ ꯅꯨꯄꯤꯁꯨ ꯂꯥꯎꯗꯤ ꯂꯥꯎꯗꯦꯕ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯃꯤ ꯎꯅꯤ ꯃꯤ ꯇꯥꯅꯤ ꯑꯩꯈꯣꯏ ꯕꯥꯍꯣꯏ ꯍꯧꯒꯠꯂꯛꯑꯅꯤ ꯁꯦ ꯑꯩ ꯊꯥꯗꯣꯛꯑꯣꯅ ꯇꯞ ꯇꯞꯅꯗꯤ ꯍꯥꯏꯕ ꯆꯤꯔꯣꯜ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯑꯗꯨꯝ ꯍꯥꯏꯅꯕ ꯃꯕꯥꯅꯤꯁꯦ ꯀꯟꯅ ꯍꯥꯏꯅꯕꯗꯤ ꯅꯠꯇꯦꯕ ꯉꯁꯤꯗꯤ ꯅꯪ ꯆꯦꯜꯂꯗꯕꯅꯤ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯅꯪ ꯂꯥꯏ ꯂꯥꯛꯑꯁꯨ ꯉꯁꯤꯗꯤ ꯉꯝꯃꯔꯣꯏ ꯑꯩꯒꯤ ꯑꯔꯣꯏꯕꯤ ꯌꯧꯈ꯭ꯔꯦꯅ ꯑꯗꯩ ꯅꯪ ꯃꯤꯒꯤ ꯑꯣꯏꯍꯟꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯒꯤ ꯑꯣꯏꯈ꯭ꯔꯕ ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯒꯗꯕꯅꯦꯅ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯁꯤꯅ ꯁꯥꯏꯀꯜꯁꯦ ꯂꯥꯎ ꯇꯣꯡꯉꯣ ꯊꯧꯁꯦꯅ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯈꯣꯡ ꯑꯃ ꯆꯦꯟꯕꯗꯣ ꯑꯗꯨꯒꯤ ꯃꯄꯥꯟꯗꯅꯦꯕ ꯑꯗ ꯃꯥꯅ ꯂꯥꯎ ꯊꯧꯔꯁꯦ ꯇꯣꯡꯉꯣ ꯌꯥꯝ ꯊꯨꯅ ꯇꯣꯡꯉꯣ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅ ꯌꯥꯗꯕ ꯆꯠꯂꯣ ꯅꯪ ꯆꯠꯂꯣ ꯌꯥꯔꯦ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯀꯅꯣ ꯑꯩꯒꯤ ꯂꯝꯕꯤꯗ ꯆꯠꯂꯣ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯗꯤ ꯅꯪ ꯂꯩꯀꯥꯏ ꯃꯌꯥꯝ ꯊꯣꯛꯂꯒ ꯐꯨꯕꯤꯅꯤ ꯍꯥꯏꯁꯤꯅꯤ ꯆꯠꯂꯣ ꯍꯥꯏꯕꯁꯤꯅ ꯅꯨꯄꯥꯁꯤꯅ ꯁꯥꯏꯀꯜꯁꯦ ꯀꯨꯝꯃꯛꯑꯒ ꯃꯥꯗꯤ ꯁꯥꯏꯀꯜꯁꯤꯗ ꯃꯥꯁꯦ ꯊꯧꯒꯦꯅ ꯀꯥꯈꯠꯂꯕꯅꯦ ꯅꯨꯄꯤꯁꯦ ꯇꯣꯡꯉꯣ ꯍꯥꯏꯅꯦꯕ ꯌꯥꯗꯕ ꯑꯗꯩ ꯃꯥꯅ ꯑꯃꯨꯛꯇꯪ ꯀꯨꯝꯃꯒ ꯁꯥꯏꯀꯜꯁꯦ ꯈꯣꯡꯄꯥꯛꯅ ꯈꯣꯡꯕꯥꯟꯗꯨꯗ ꯈꯣꯡ ꯑꯃ ꯃꯣꯏꯒꯤ ꯆꯦꯜꯂꯦꯕ ꯇꯨꯔꯦꯟꯃꯛꯁꯨ ꯅꯠꯇꯕ ꯈꯣꯡꯁꯦ ꯀꯥꯎꯊꯕꯅꯦꯕ ꯃꯥꯅ ꯁꯥꯏꯀꯜꯁꯦ ꯅꯪꯅꯅꯤꯀꯣ ꯑꯩꯁꯦ ꯀꯥꯔ ꯊꯧꯗꯕ ꯁꯥꯏꯀꯜ ꯊꯧꯔꯨꯕ ꯁꯤꯒꯤꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯅꯤꯡꯕ ꯀꯥꯏꯔꯤꯁꯦ ꯑꯅ ꯍꯥꯏꯔꯒ ꯁꯥꯏꯀꯜꯁꯦ ꯀꯥꯎꯊꯕꯅꯦꯕ ꯃꯥꯅ ꯀꯩꯅꯣꯁꯤꯗ ꯇꯨꯔꯦꯟꯁꯤꯗ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯉꯥꯎꯏꯅꯦ ꯃꯁꯦꯅ ꯅꯨꯄꯤꯁꯤꯅ ꯉꯥꯎꯔꯦ ꯑꯩ ꯉꯥꯎꯔꯦ ꯅꯪꯅ ꯉꯥꯎꯍꯟꯕꯅꯤ ꯁꯤ ꯂꯣꯏꯅꯃꯛꯁꯦꯅ ꯍꯦꯛꯇ ꯃꯥꯅ ꯄꯨꯔꯒ ꯍꯦꯛꯇ ꯅꯨꯄꯤꯁꯦ ꯆꯤꯡꯉ ꯆꯦꯜꯂꯦ ꯂꯧꯕꯨꯛꯁꯤꯗ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯃꯈꯨꯠ ꯀꯟꯊꯠꯂꯤ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯆꯤꯡꯉꯤ ꯃꯕꯥꯟꯁꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯆꯦꯜꯂꯤꯁꯦ ꯃꯃꯥꯡ ꯆꯍꯤꯒꯤ ꯁꯨꯃꯥꯏꯅ ꯃꯦ ꯖꯨꯟ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯧꯗꯤ ꯍꯨꯟꯅꯗ꯭ꯔꯤꯕ ꯈꯣꯏꯗꯣꯛꯑꯒꯗꯤ ꯂꯣꯏ ꯊꯝꯃ ꯅꯣꯡꯒ ꯇꯥꯕꯒꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯂꯣꯏ ꯂꯧꯁꯤꯗ ꯏꯁꯤꯡꯒ ꯂꯩꯕ ꯇꯥꯏꯃꯤꯡꯗꯨꯅꯦꯕ ꯈꯔ ꯍꯦꯛꯇ ꯃꯕꯥꯟꯁꯦ ꯂꯧꯕꯨꯛꯁꯤꯗ ꯑꯃꯨꯛ ꯐꯨꯟꯅꯩ ꯑꯃꯨꯛ ꯆꯤꯡꯅꯩ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯁꯦ ꯐꯝ ꯑꯃꯨꯛ ꯂꯩꯊꯣꯛꯈꯤ ꯅꯨꯄꯥꯁꯤꯅ ꯆꯣ ꯂꯩꯇꯪꯒꯥꯏ ꯃꯔꯛꯇ ꯑꯃꯨꯛ ꯆꯤꯡꯉꯤ ꯑꯗꯩꯗꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯒ ꯅꯪꯒ ꯍꯧꯖꯤꯛꯇꯤ ꯀꯥꯏꯅꯔꯕꯅꯦ ꯑꯗꯨ ꯇꯧꯔꯕꯅꯦꯅ ꯑꯗꯩꯗꯤ ꯀꯩꯅꯣ ꯃꯕꯥꯟꯁꯦ ꯈꯠꯅꯔꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅꯒ ꯐꯨꯠꯆꯟꯗꯅ ꯅꯨꯄꯤꯁꯦ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯒꯩ ꯊꯥꯖꯟꯗꯅ ꯅꯪ ꯑꯗꯨꯌꯥꯝ ꯂꯝꯀꯦꯠ ꯂꯝ ꯍꯥꯏꯕ ꯅꯪ ꯑꯩꯒꯤ ꯑꯣꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯍꯦꯛꯇ ꯐꯨꯅꯗꯅ ꯃꯕꯥꯟꯅꯤꯁꯦꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯐꯨꯕꯤ ꯅꯪ ꯈꯛꯇꯅ ꯐꯨ ꯌꯥꯕ꯭ꯔꯥ ꯑꯩꯉꯣꯟꯗꯅ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯄꯤ ꯇꯣꯞ ꯂꯥꯎꯅ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯅꯪꯅ ꯐꯨꯅꯤꯡꯕꯈꯩ ꯐꯨ ꯅꯥꯄꯤꯗꯦ ꯀꯥꯟꯅ ꯐꯨꯍꯟꯕꯤ ꯑꯗꯩ ꯃꯕꯥꯟꯅꯤꯁꯦ ꯑꯃꯨꯛ ꯁꯨꯝ ꯅꯣꯛꯃꯤꯟꯅꯕꯀꯣ ꯃꯕꯥꯟꯅꯤꯁꯦ ꯒꯦꯠ ꯂꯥꯎ ꯐꯝꯃ ꯂꯧꯕꯨꯛꯁꯤꯗ ꯑꯍꯤꯡꯁꯤꯗ ꯄꯨꯔꯥ ꯄꯨꯡ 1 ꯇꯥꯁꯜꯂꯛꯑꯕꯅꯤꯀோ ꯃꯣꯏꯅ ꯑꯍꯤꯡꯁꯤꯗ ꯄꯨꯔꯥ ꯂꯧꯕꯨꯛꯁꯤꯗ ꯃꯌꯥꯏꯁꯤꯗ ꯃꯕꯥꯟꯁꯦ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯆꯤꯡ ꯑꯃꯨꯛ ꯂꯥꯛꯄꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯌꯥꯗꯕ ꯑꯗꯩꯗꯤ ꯑꯩ ꯁꯤꯖꯈ꯭ꯔꯅꯤꯅ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯆꯦꯟꯈꯤꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯇꯥꯟꯅꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯥꯠꯀꯤ ꯀꯩꯅꯣ ꯈꯣꯡ ꯑꯃꯒ ꯑꯃꯨꯛ ꯆꯦꯜꯂꯦꯕ ꯑꯗꯨꯗ ꯃꯣꯏ ꯂꯧꯕꯨꯛꯁꯦ ꯃꯕꯥꯟꯅꯤ ꯆꯠꯂꯛꯏꯁꯦ ꯄꯥꯠꯀꯤ ꯀꯩꯅꯣ ꯌꯧꯔꯛꯑꯦ ꯃꯣꯏ ꯌꯨꯝꯗꯩꯗꯤ ꯈꯔ ꯂꯥꯞꯊꯣꯛꯑꯔꯛꯑꯦꯕ ꯄꯥꯠꯀꯤ ꯂꯝꯕꯤ ꯅꯥꯛ ꯂꯝꯕꯤ ꯑꯣꯏꯔꯒ ꯈꯣꯡ ꯑꯃ ꯆꯦꯟꯕꯁꯤ ꯌꯧꯔꯛꯑꯦꯕ ꯂꯧꯕꯨꯛꯀꯤ ꯑꯗ ꯑꯃꯨꯛ ꯅꯨꯄꯤꯁꯤꯅ ꯑꯩꯁꯤꯗ ꯃꯇꯝꯗꯣ ꯏꯁꯤꯡ ꯈꯔ ꯆꯥꯎꯋꯦꯕ ꯑꯩꯈꯣই ꯅꯣꯡꯖꯨ ꯊꯥꯅꯤꯅ ꯑꯗ ꯃꯥꯅ ꯑꯩꯁꯤꯗ ꯆꯣꯡꯊꯔ ꯁꯤꯈ꯭ꯔꯅꯤ ꯑꯅꯒ ꯆꯠꯂ ꯆꯣꯡꯊꯗꯣꯏ ꯇꯧꯕ ꯃꯥꯅ ꯐꯥꯕ ꯅꯨꯄꯥꯁꯤꯅꯀꯣ ꯅꯣꯏ ꯅꯃꯥꯅ ꯑꯩꯒ ꯆꯠꯃꯤꯟꯅꯈ꯭ꯔꯒ ꯁꯤꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯕꯗꯅꯥꯝ ꯆꯥꯅꯤ ꯅꯌꯨꯝꯗ ꯁꯤꯔꯨꯆꯣ ꯁꯤꯒꯦ ꯍꯥꯏꯔꯒꯅ ꯁꯤꯒꯅꯨ ꯆꯠꯂꯣ
ꯅꯣꯏꯅ ꯃꯥꯏ ꯃꯃꯥꯡꯗ ꯁꯤꯔꯨꯆꯣ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯁꯤꯅꯤ ꯑꯩ ꯃꯥꯏ ꯃꯃꯥꯡꯗ ꯁꯤꯔꯨꯅꯤ ꯅꯪꯗꯤ ꯑꯩ ꯁꯤꯕꯩꯗꯤ ꯀꯩꯁꯨ ꯈꯟꯗꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯆꯦꯟꯅꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯈꯛ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯌꯨꯝꯗ ꯁꯤꯕꯤꯒꯦ ꯅꯪ ꯆꯦꯟꯅꯍꯜꯂꯣꯏꯒꯦ ꯍꯥꯟꯅ ꯑꯃꯨꯛ ꯆꯦꯟꯈꯤꯕ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯐꯥꯕ ꯇꯧꯅꯔꯦꯕ ꯃꯕꯥꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯤ ꯑꯩꯗꯤ ꯅꯪꯒ ꯑꯩꯒ ꯀꯥꯏꯅꯔꯦ ꯅꯪꯒ ꯑꯩꯒ ꯍꯥꯏꯖꯤꯅꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯍꯟꯒꯣ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯏꯕꯥꯅꯤ ꯆꯦꯜꯂꯅꯤ ꯁꯤꯅꯦꯕ ꯅꯨꯄꯥꯁꯤꯅ ꯏꯕꯥꯅꯤ ꯊꯨꯡꯅꯕ꯭ꯔꯥ ꯊꯨꯡꯅꯗꯕ꯭ꯔꯥ ꯌꯦꯡꯅꯔꯁꯤ ꯆꯦꯜꯂꯅꯤ ꯁꯤꯅꯦꯕ ꯅꯪꯅ ꯅꯃꯥꯗꯅ ꯆꯦꯜꯂꯁꯨ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯅ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏꯕꯤꯅꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛꯁꯨ ꯅꯨꯄꯥꯁꯤꯅ ꯑꯗꯨꯏꯗꯤ ꯅꯪ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯒꯦ ꯑꯩꯉꯣꯟꯗ ꯂꯩꯔꯣꯏꯗꯕ ꯃꯤꯒꯤ ꯑꯣꯏꯒꯗꯕ ꯑꯍꯦꯟꯕ ꯄꯥꯝꯕ ꯅꯪꯗꯤꯅꯦ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯒꯦꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯇ ꯏꯜꯂꯒ ꯇꯨꯔꯦ ꯅꯨꯄꯤꯁꯦ ꯑꯗꯨꯒ ꯃꯥꯅ ꯃꯈꯧꯔꯤꯁꯦ ꯈꯤꯇꯪꯒ ꯃꯦꯠꯄ ꯍꯧꯔꯀꯥꯟꯁꯤꯗꯀꯣ ꯑꯗꯩ ꯅꯪꯁꯦ ꯑꯩꯅ ꯍꯥꯠꯀꯦꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯂꯧꯒꯦꯅ ꯅꯨꯡꯁꯤꯕꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦꯅ ꯅꯨꯡꯁꯤꯕ ꯅꯪ ꯍꯥꯠꯇꯣꯛꯄ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯁꯤꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯅꯪꯗꯤ ꯍꯥꯏꯔꯒ ꯊꯥꯗꯣꯔꯛꯄꯁꯤꯗ ꯅꯨꯄꯤꯁꯤꯅ ꯍꯥꯠꯂꯣ ꯑꯩ ꯍꯥꯠꯂꯣꯅ ꯃꯈꯧꯔꯤꯁꯤꯗ ꯅꯨꯄꯥꯁꯤ ꯃꯈꯨꯠꯁꯤ ꯆꯤꯡꯖꯜꯂ ꯑꯃꯨꯛ ꯃꯦꯠꯍꯟꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯕꯥꯅꯤ ꯁꯦꯝꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯑꯩꯅ ꯁꯤꯔꯀꯥꯟꯗꯗꯤ ꯑꯩꯁꯨ ꯈꯧꯔꯤꯁꯦ ꯇꯞꯅ ꯃꯦꯠꯊꯠꯆꯔꯒꯅꯦ ꯁꯤꯕ ꯉꯝꯅꯤ ꯅꯪ ꯀꯥꯏꯅꯗꯣꯏ ꯑꯣꯏꯔꯗꯤ ꯑꯗꯨꯒ ꯑꯩ ꯁꯤꯔꯀꯥꯟꯗꯗꯤ ꯅꯪ ꯍꯥꯠꯄ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯅꯪ ꯍꯥꯟꯅ ꯍꯥꯠꯂꯒꯦ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯁꯤꯖꯔꯒꯦ ꯁꯤꯅꯦꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯦ ꯅꯪꯁꯨ ꯑꯩꯒꯤ ꯈꯨꯠ ꯅꯥꯝꯁꯤꯅ ꯅꯪꯒꯤꯗ ꯈꯧꯔꯤꯁꯦ ꯃꯦꯠꯂꯒꯦ ꯈꯨꯠ ꯅꯥꯝ ꯑꯃꯅ ꯑꯩꯒꯤ ꯈꯧꯔꯤꯁꯦ ꯏꯁꯥ ꯏꯊꯟ ꯃꯦꯠꯁꯜꯂꯒꯦ ꯑꯗꯨꯒ ꯁꯦꯝꯃꯤꯟꯅꯔꯁꯦ ꯍꯥꯏꯔꯒ ꯈꯧꯔꯤ ꯑꯅꯤꯁꯦ ꯑꯃꯨꯛ ꯃꯦꯠꯂꯒ ꯃꯕꯥꯅꯤꯁꯦ ꯑꯃꯨꯛ ꯂꯩꯅꯕꯅꯦꯕ ꯅꯨꯄꯤꯁꯨ ꯃꯄꯤꯒꯁꯨ ꯇꯥꯔ ꯀꯞꯄꯦ ꯅꯪꯅ ꯍꯥꯠꯀꯦꯁꯨ ꯉꯝꯃꯦ ꯑꯩ ꯍꯧꯖꯤꯛ ꯅꯪꯅ ꯑꯩ ꯏꯖꯠ ꯂꯧꯒꯦꯁꯨ ꯉꯝꯃꯦ ꯅꯪꯅ ꯅꯨꯄꯥꯅꯤꯅ ꯄꯥꯡꯒꯜ ꯀꯟꯕꯅꯤ ꯂꯣꯏ ꯉꯝꯅꯤ ꯑꯩꯅꯗꯤ ꯀꯩꯝꯇ ꯉꯝꯃꯣꯏ ꯅꯪꯒꯤ ꯅꯈꯨꯠꯇꯩ ꯅꯥꯟꯊꯣꯛꯑ ꯑꯩ ꯆꯦꯟꯕꯁꯨ ꯉꯝꯃꯣꯏ ꯅꯍꯥꯟ ꯑꯃꯨꯛ ꯀꯞꯄꯦꯕ ꯅꯨꯄꯤꯁꯦ ꯑꯗꯩꯗꯤ ꯑꯩꯁꯨ ꯍꯜꯂꯒꯦ ꯅꯪꯁꯨ ꯆꯠꯂꯣ ꯅꯪ ꯆꯠꯂꯣꯅ ꯊꯦꯡꯉꯦ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯀꯣꯏꯇꯤ ꯇꯤꯟꯅꯔꯝꯃꯅꯦꯅ ꯑꯃꯨꯛ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯠꯀꯤ ꯍꯧꯖꯤꯛꯀꯤ ꯈꯣꯡꯒꯤ ꯁꯣꯔꯣꯛꯁꯦ ꯑꯃꯨꯛ ꯆꯦꯟꯈꯠꯂ ꯑꯃꯨꯛ ꯆꯠꯄ ꯍꯧꯈ꯭ꯔꯦꯕ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛꯁꯨ ꯇꯥꯟꯅꯩꯑꯕ ꯑꯗꯨꯀꯥꯟꯁꯤꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯒꯥꯔꯤ ꯑꯃ ꯊꯧꯔꯛꯑꯦꯕ ꯍꯧꯖꯤꯛꯀꯤ ꯄꯥꯠꯀꯤ ꯂꯝꯕꯤꯁꯤꯗꯀꯣ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯔꯛꯑꯦꯕ ꯒꯥꯔꯤ ꯃꯆꯥꯁꯦ ꯈꯥꯝꯃꯛꯑꯦꯕ ꯑꯗꯨꯒ ꯀꯩꯅꯣ ꯑꯁꯨꯌꯥꯝ ꯊꯦꯡ ꯀꯥꯟꯁꯤꯗ ꯅꯕꯥꯅꯤ ꯉꯁꯥꯏꯗꯒꯤ ꯑꯩ ꯒꯥꯔꯤ ꯂꯥꯏꯠꯇ ꯂꯥꯞꯅ ꯎꯏ ꯀꯩꯅꯣ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯅꯕꯥꯅꯤ ꯇꯧꯅꯩꯁꯦ ꯀꯔꯤꯅꯣꯅ ꯑꯗꯩ ꯃꯥꯅ ꯌꯥꯝ ꯊꯧꯅꯥ ꯂꯩꯅ ꯈꯨꯝꯃꯦꯕ ꯅꯨꯄꯥꯁꯤꯅ ꯏꯌꯥꯝꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯌꯦꯠꯄꯤꯔꯛꯑꯅꯨ ꯏꯌꯥꯝꯕ ꯑꯗꯨꯝ ꯒꯥꯔꯤ ꯊꯧꯐꯝ ꯊꯣꯛꯄ ꯊꯧꯔ ꯆꯠꯈ꯭ꯔꯣꯅ ꯀꯔꯤ ꯅꯪꯅ ꯑꯗꯨ ꯍꯥꯏꯔ ꯌꯥꯕ꯭ꯔꯥ ꯑꯍꯤꯡꯁꯤꯗ ꯅꯪꯁꯤꯒ ꯅꯨꯄꯤꯁꯤꯒ ꯂꯝꯍꯥꯡꯁꯤꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯅ ꯂꯩꯍꯧꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔ ꯆꯠꯈꯤꯗꯣꯏꯅꯣ ꯀꯥꯏꯗꯩꯅꯣ ꯍꯥꯏꯌꯨ ꯀꯅꯥ ꯃꯆꯥ ꯃꯁꯨꯅꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯩꯀꯥꯏꯗꯩꯔꯥ ꯑꯩ ꯃꯤ ꯀꯧꯒꯦ ꯀꯥꯅ ꯇꯧ ꯂꯩꯔꯦꯕ ꯑꯗꯨꯗꯗꯤ ꯑꯃꯨꯛ ꯑꯗꯨꯗ ꯃꯥꯅ ꯌꯥꯝ ꯄꯦꯟꯖꯈꯤꯕ ꯄꯥꯎꯈꯨꯝ ꯑꯃꯈꯛ ꯅꯨꯄꯤꯁꯤꯅ ꯈꯨꯝꯃꯛꯑꯦꯕꯀꯣ ꯃꯥꯅ ꯍꯥꯏꯔꯛꯑꯦꯕ ꯗꯗꯥ ꯑꯩꯈꯣꯏꯅꯤꯁꯦ ꯏꯁꯥꯅ ꯌꯥꯅ ꯆꯦꯟꯕ ꯊꯣꯛꯂꯛꯑꯕꯅꯤ ꯏꯕꯥꯅꯤ ꯆꯦꯟꯕꯅꯤ ꯑꯗꯨ ꯗꯗꯥ ꯆꯠꯄꯤꯈ꯭ꯔꯣ ꯏꯕꯥꯅꯤꯁꯦ ꯆꯦꯜꯂꯤꯕꯅꯦꯅ ꯍꯥꯏꯔꯦꯕ ꯃꯁꯤꯗ ꯃꯥꯅ ꯅꯨꯄꯥꯁꯦ ꯌꯥꯝ ꯊꯤꯅ ꯊꯥꯕꯜ ꯃꯉꯥꯟꯁꯤꯗ ꯅꯨꯄꯤꯁꯦ ꯌꯥꯝ ꯊꯤꯅ ꯃꯥꯅ ꯅꯨꯡꯁꯤꯅ ꯌꯦꯡꯈꯤꯕꯗꯣ ꯃꯥꯏ ꯃꯁꯛꯇꯨꯗꯀꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯂꯦꯞꯄꯛꯄꯗꯨꯒꯤꯀꯣ ꯑꯗꯩ ꯅꯨꯄꯥꯁꯤꯗꯤ ꯍꯔꯥꯎꯔꯦꯕ ꯑꯗꯨꯃꯥꯏꯅ ꯌꯥꯔꯕꯣꯏ ꯅꯤꯡꯗꯅ ꯑꯣ ꯑꯗꯨꯗꯤ ꯐꯔꯦ ꯅꯪ ꯌꯨꯝꯗ ꯏꯔꯦꯟ ꯆꯠꯂꯣ ꯏꯔꯦꯟꯅ ꯆꯠꯂꯣ ꯊꯦꯡꯉꯦ ꯑꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯒꯥꯔꯤ ꯊꯧꯔ ꯆꯠꯈ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯥꯁꯦ ꯍꯔꯥꯎꯔꯦꯀꯣ ꯅꯪ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯏꯕꯥꯅꯤ ꯆꯦꯜꯂꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯖꯅꯕꯅꯦ ꯃꯤꯁꯤꯅ ꯑꯃꯨꯛ ꯂꯥꯎ ꯈꯣꯡꯉ ꯃꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯗꯤꯅ ꯍꯥꯏꯖꯅꯕ ꯑꯩ ꯁꯨꯡꯆꯦꯟ ꯆꯦꯜꯂꯣꯏ ꯑꯩ ꯌꯨꯝꯗ ꯍꯜꯂꯤꯅꯦ ꯑꯃꯨꯛ ꯍꯥꯏꯒꯠꯂꯛꯑꯦꯕ ꯅꯪ ꯍꯧꯖꯤꯛꯇ ꯌꯥꯔꯤꯗꯨꯗꯤ ꯅꯪ ꯃꯕꯥꯅꯤꯁꯦ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯉꯪꯅꯔꯤꯉꯩꯗ ꯑꯃꯨꯛꯅꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯑꯍꯨꯝ ꯃꯔꯤ ꯒꯥꯔꯤ ꯃꯆꯥꯁꯦ ꯑꯍꯨꯝ ꯃꯔꯤ ꯑꯗꯩ ꯑꯣꯛꯇꯣ ꯈꯔ ꯊꯧꯔꯛꯄꯁꯦ ꯃꯣꯏꯅ ꯎꯔꯦꯕ ꯄꯥꯠꯀꯤꯁꯦ ꯑꯗꯩ ꯑꯁ ꯑꯩ ꯊꯤꯕ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯍꯣꯏ ꯑꯩꯈꯣꯏ ꯕꯥꯍꯣꯏ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯑꯣꯛꯇꯣꯅꯤ ꯑꯁꯤꯁꯦ ꯃꯥꯅꯦꯅ ꯍꯥꯏꯔ ꯃꯕꯥꯅꯤꯁꯦ ꯈꯣꯡꯁꯤꯗ ꯆꯣꯡꯊꯔꯦꯗꯅ ꯑꯗꯨ ꯈꯣꯡꯁꯤꯗ ꯆꯣꯡꯊꯔ ꯃꯕꯥꯅꯤꯁꯦ ꯃꯁꯥꯁꯤꯅ ꯂꯣꯏ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯥꯄꯤ ꯈꯔ ꯀꯩꯅꯣ ꯃꯊꯛꯇꯣꯗ ꯍꯧꯕ ꯑꯗꯨꯗꯅ ꯂꯨꯝꯃꯒ ꯃꯀꯣꯛꯁꯦ ꯑꯗꯨ ꯇꯧꯔ ꯃꯕꯥꯅꯤꯁꯦ ꯑꯃꯨꯛ ꯂꯣꯠꯂꯦꯕ ꯅꯥꯄꯤ ꯀꯩꯅꯣꯗꯨꯗ ꯑꯃꯨꯛ ꯂꯣꯠꯂꯦ ꯃꯁꯥꯅ ꯂꯣꯏꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯕꯅꯤ ꯌꯥꯜꯂꯒ ꯅꯥꯄꯤꯗꯨꯗ ꯀꯩꯅꯣ ꯑꯗꯨꯒ ꯀꯩꯅꯣꯗꯨꯗ ꯃꯀꯣꯛ ꯈꯛꯇꯅꯦꯕ ꯃꯕꯥꯅꯤꯅ ꯊꯤꯡꯒꯠꯂꯤꯁꯦꯀꯣ ꯃꯀꯣꯛꯁꯦ ꯈꯛꯇꯪ ꯑꯗꯨꯒ ꯎꯔꯅꯤꯅ ꯊꯛꯇ ꯅꯤꯛꯅꯗꯅ ꯃꯤꯍꯨꯟꯒ ꯆꯣꯡꯅꯗꯅ ꯑꯗꯩ ꯈꯠꯅꯔꯝꯕ ꯃꯕꯥꯅꯤꯁꯦ ꯁꯥꯎꯅꯔꯝꯕ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯗꯕ꯭ꯔꯥꯁꯨ ꯅꯨꯡꯁꯤꯅꯩꯕ ꯇꯥꯈꯤꯅꯤ ꯎꯈꯤꯅꯤ ꯁꯣꯔ ꯇꯞꯅ ꯍꯣꯜꯂꯨ ꯑꯗ ꯅꯨꯄꯤꯁꯤꯅ ꯑꯩ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦꯒ ꯅꯤꯛꯇꯅ ꯑꯗꯩ ꯅꯨꯄꯥꯁꯤꯅꯀꯣ ꯀꯩꯁꯨ ꯇꯧꯔꯣꯏꯒ ꯇꯧꯗꯕ ꯃꯕꯥꯅꯤꯁꯦ ꯑꯃꯨꯛ ꯑꯗꯨꯒ ꯃꯣꯏꯁꯨ ꯑꯗꯥꯏꯗ ꯒꯥꯔꯤꯁꯦ ꯊꯧꯔꯦ ꯍꯟꯒꯠ ꯍꯟꯗꯥ ꯑꯗꯩ ꯒꯥꯔꯤꯒꯁꯦ ꯁ꯭ꯋꯥꯏꯗ ꯈꯥꯝꯃ ꯌꯦꯡꯗꯅ ꯇꯣꯔꯆ ꯀꯥꯞꯇꯅ ꯃꯣꯏ ꯈꯣꯡꯗꯨꯗꯒꯁꯦ ꯀꯥꯞꯊꯔꯛꯑꯦꯕ ꯑꯗ ꯃꯣꯏꯅ ꯈꯔ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯍꯧꯕ ꯖꯒꯥ ꯑꯣꯏꯕꯩ ꯎꯈꯤꯗꯕꯅꯦꯕ ꯑꯗꯩ ꯂꯧꯕꯨꯛꯇ ꯀꯥꯞꯇꯅ ꯀꯨꯝꯗꯅ ꯈꯔ ꯌꯦꯡꯗꯅ ꯇꯧꯔꯝꯃꯒ ꯃꯣꯏꯁꯦ ꯃꯣꯏꯒꯤ ꯃꯀꯣꯛ ꯃꯊꯛꯇ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯈꯣꯡꯁꯦ ꯏꯁꯤꯡꯗꯣ ꯊꯟꯀꯣꯛ ꯇꯧꯅ ꯂꯩꯔꯤꯅꯦꯕ ꯁꯣꯔꯣꯛꯁꯤꯒ ꯂꯝꯕꯤꯁꯤꯒ ꯈꯣꯡꯒꯤ ꯏꯁꯤꯡꯁꯤꯒ ꯀꯩꯁꯨ ꯌꯥꯝ ꯂꯥꯞꯅꯗꯦꯕ ꯏꯁꯤꯡ ꯈꯔ ꯆꯥꯎꯕ ꯃꯇꯝꯅꯤꯅ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ ꯃꯣꯏ ꯊꯧꯔ ꯃꯣꯏꯒꯤ ꯀꯣꯛꯇꯣꯟꯁꯤꯗ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯊꯧꯈ꯭ꯔꯦꯕ ꯂꯝꯕꯤꯁꯤꯗꯀꯣ ꯀꯣꯛꯇꯣꯟ ꯂꯥꯜꯂꯒ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯈꯔ ꯂꯥꯞꯈ꯭ꯔꯀꯥꯟꯗ ꯃꯕꯥꯅꯤꯁꯦ ꯈꯣꯡꯁꯦ ꯂꯥꯜꯂꯒ
ꯆꯦꯜꯂꯛꯑꯦ ꯑꯗꯨꯗꯗꯤ ꯅꯨꯄꯤꯁꯤꯁꯨ ꯀꯩꯝ ꯍꯥꯏꯈꯤꯗ꯭ꯔꯦꯕꯀꯣ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯃꯈꯨꯠꯁꯦ ꯆꯤꯡꯉ ꯆꯦꯜꯂꯛꯑꯦ ꯑꯗꯨꯒ ꯑꯗꯨꯝ ꯀꯩꯝ ꯍꯥꯏꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯃꯣꯏꯁꯦ ꯃꯣꯏ ꯄꯨꯡ 3:30 ꯗꯥꯏꯔꯦꯛ ꯇꯥꯔꯦ ꯃꯣꯏꯅ ꯃꯐꯝꯁꯤꯗ ꯌꯧꯕꯁꯦ ꯃꯃꯥꯟꯅꯕ ꯌꯨꯝꯁꯦ ꯌꯧꯔꯦ ꯑꯗꯨꯒ ꯑꯍꯤꯡꯁꯦ ꯃꯥꯏ ꯆꯦꯟꯕꯗꯤ ꯅꯝꯗꯅ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦꯀꯣ ꯑꯌꯨꯛꯇ ꯃꯣꯏꯁꯦ ꯃꯃꯥ ꯍꯣꯏ ꯂꯧꯕ ꯂꯥꯛꯇ꯭ꯔꯤ ꯑꯌꯨꯛꯁꯤꯗ ꯀꯩꯅꯣꯁꯦ ꯅꯨꯄꯥꯁꯤꯗ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯃꯁꯛ ꯈꯪꯗꯕ ꯅꯝꯕꯔ ꯑꯃꯅ ꯇꯧꯔꯛꯑꯦ ꯑꯗꯣ ꯅꯨꯄꯥ ꯑꯃꯅ ꯄꯥꯏꯔꯛꯑꯦ ꯑꯗꯨꯒ ꯍꯥꯏꯔꯛꯑꯦ ꯅꯣꯏ ꯑꯅꯤ ꯆꯦꯟꯕꯗꯣ ꯐꯖꯅ ꯂꯩꯃꯤꯟꯅꯔꯕ ꯅꯠꯇ꯭ꯔꯥꯅ ꯍꯥꯏꯔꯛꯑꯦꯕ ꯑꯥꯎ ꯂꯩꯃꯤꯟꯅꯔꯦꯅ ꯍꯥꯏꯔꯦꯕ ꯑꯗꯨꯒꯗꯩꯗꯤ ꯄꯥꯏꯍꯜꯂꯛꯑꯣ ꯃꯥ ꯑꯝꯇ ꯄꯥꯏꯍꯜꯂꯛꯑꯣ ꯍꯥꯏꯔꯒ ꯄꯥꯏꯍꯜꯂꯦ ꯑꯗꯩꯗ ꯃꯃꯥꯁꯦ ꯇꯥꯞꯂꯣ ꯄꯥꯏꯔꯛꯑꯦꯕ ꯗꯨꯀꯥꯟꯗ ꯃꯃꯥꯁꯤꯅ ꯇꯧꯍꯜꯂꯛꯄꯅꯦꯕ ꯍꯥꯏꯕꯗꯤ ꯆꯦꯟꯕꯗꯣ ꯆꯨꯝꯃꯕ꯭ꯔꯥ ꯐꯖꯅ ꯂꯩꯕ꯭ꯔꯥꯅ ꯃꯆꯥꯅꯨꯄꯤꯅꯤꯅ ꯑꯃꯨꯛ ꯄꯥꯈꯠꯄ ꯑꯗꯩꯗꯤ ꯃꯃꯥꯁꯤꯅ ꯀꯞꯊꯔꯛꯑꯦ ꯅꯪ ꯆꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯅꯤꯡ ꯊꯨꯡꯉꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯆꯦꯜꯂꯝꯃꯦꯒꯥꯅ ꯀꯦꯔꯒ ꯂꯥꯛꯄꯗꯣ ꯑꯩꯅꯒ ꯌꯦꯡꯅꯤꯡꯗꯣꯏꯕꯣꯏ ꯅꯤꯡꯕ꯭ꯔꯣ ꯅꯪ ꯅꯅꯤꯡ ꯊꯨꯡꯉꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯩꯈꯣꯏ ꯏꯀꯥꯏꯕ ꯄꯤꯔꯝꯃꯒ ꯅꯪ ꯅꯅꯤꯡ ꯊꯨꯡꯉꯕ ꯅꯠꯇ꯭ꯔꯥ ꯅꯪ ꯑꯅ ꯀꯞꯄ ꯑꯗꯨꯃꯥꯏꯅ ꯊꯝꯈ꯭ꯔꯦꯕ ꯐꯣꯟꯁꯦ ꯀꯞꯄꯦ ꯅꯨꯄꯤꯁꯤꯁꯨ ꯀꯞꯄꯦꯀꯣ ꯀꯞꯄꯦ ꯑꯗꯩꯗꯤ ꯃꯣꯏ ꯃꯃꯥ ꯍꯣꯏ ꯅꯨꯄꯥ ꯍꯣꯏ ꯃꯃꯥ ꯍꯣꯏꯅ ꯂꯧ ꯂꯥꯛꯑꯦ ꯃꯌꯨꯝꯗ ꯄꯨꯁꯜꯂꯦ ꯍꯥꯏꯗꯣꯛꯄ ꯆꯠꯂꯦ ꯑꯗꯩ ꯅꯨꯡꯗꯥꯡ ꯊꯤꯜꯂꯦ ꯅꯨꯡꯗꯥꯡ ꯊꯤꯟꯕꯁꯤꯗ ꯑꯃꯨꯛ ꯍꯦꯛꯇ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯅ ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯄꯣꯔꯛꯄ ꯄꯣꯠ ꯆꯩꯁꯦ ꯂꯥꯏꯅꯤꯡꯊꯧꯗ ꯀꯠꯄ ꯈꯣꯠꯄ ꯇꯧꯕꯁꯦ ꯀꯠꯄ ꯌꯥꯔꯣꯏ ꯃꯣꯏꯅ ꯄꯣꯔꯛꯄ ꯑꯃꯥꯡꯕ ꯄꯣꯠ ꯑꯝꯇ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯊꯧꯗ ꯀꯠꯄ ꯌꯥꯔꯣꯏ ꯁꯦꯡꯈ꯭ꯔꯕ ꯑꯩꯒꯤ ꯂꯥꯏꯅꯤꯡꯊꯧꯁꯤꯗ ꯄꯨꯁꯜꯂꯛꯀꯅꯨꯒ ꯇꯧꯔꯦ ꯏꯃꯨꯡꯗ ꯑꯝꯇ ꯄꯨꯁꯜꯂꯛꯀꯅꯨ ꯃꯄꯥꯟꯗ ꯂꯣꯏ ꯌꯦꯟꯊꯣꯛꯈꯣ ꯄꯤꯖꯊꯣꯛꯈꯣ ꯀꯥꯟꯅ ꯁꯥꯎꯗꯅ ꯇꯧꯍꯧꯋꯦꯕ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯦ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯕ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕꯀꯣ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯦ ꯀꯞꯄ ꯍꯜꯂꯛꯑꯦꯕ ꯃꯌꯨꯝꯗ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨ ꯎꯁꯤꯠꯇꯅ ꯉꯥꯡꯉꯛꯄ ꯃꯤ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩ ꯀꯌꯥꯝ ꯏꯀꯥꯏꯖꯩꯅ ꯃꯃꯥꯒ ꯃꯥꯏ ꯃꯃꯥ ꯑꯆꯧꯕꯤꯁꯤꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯣꯏꯁꯦ ꯍꯜꯂꯛꯑꯦꯕ ꯑꯗꯩ ꯃꯆꯟꯅꯨꯄꯤ ꯍꯣꯏꯒꯁꯦ ꯂꯣꯏ ꯊꯤꯟꯕꯗ ꯌꯥꯎꯔꯨꯕꯅꯤꯅꯀꯣ ꯑꯗꯩꯗꯤ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯅꯗꯦ ꯑꯗꯣ ꯃꯇꯨꯡ ꯇꯥꯕꯁꯦ ꯀꯩ ꯇꯧꯗꯣꯏꯅꯣ ꯃꯣꯏꯁꯦ ꯂꯩ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤꯁꯦ ꯐꯣꯟꯁꯨ ꯄꯥꯏꯍꯟꯗ꯭ꯔꯦ ꯐꯣꯟꯁꯦ ꯐꯥꯎꯅꯕ ꯑꯃꯨꯛ ꯐꯪꯒꯠꯂꯛꯇ꯭ꯔꯦ ꯅꯨꯄꯥꯁꯦ ꯉꯥꯎꯔꯦ ꯑꯃꯨꯛ ꯐꯣꯟ ꯐꯥꯎꯅ ꯐꯪꯗꯕꯗꯩ ꯑꯗꯩ ꯃꯃꯥꯟꯅꯕꯤ ꯊꯥꯖꯤꯜꯂꯤ ꯃꯥꯁꯦ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ꯭ꯔꯥ ꯑꯝꯇ ꯍꯪꯕꯤꯌꯨ ꯑꯗꯩ ꯀꯩꯅꯣꯅ ꯑꯗꯩ ꯏꯃꯥꯟꯅꯕꯤꯗꯨꯗ ꯍꯥꯏꯔꯛꯏ ꯂꯦꯞꯄꯤ ꯆꯦꯜꯂꯕꯅꯤꯅ ꯑꯩ ꯃꯉꯣꯟꯗ ꯂꯩꯇꯅ ꯀꯅꯥꯗ ꯂꯩꯗꯣꯏꯅꯣ ꯑꯗꯨꯕꯨ ꯐꯣꯟ ꯐꯥꯎꯅꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯇꯥꯔ ꯑꯃꯨꯛ ꯈꯤꯇꯪ ꯃꯊꯥꯏꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯖꯩ ꯃꯥꯁꯦꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯆꯤꯊꯤꯁꯦ ꯑꯝꯇ ꯄꯤꯌꯨ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯥꯒ ꯋꯥꯔꯤꯁꯦ ꯁꯥꯟꯅꯕ ꯍꯦꯛ ꯐꯪꯗꯕꯗ ꯅꯨꯄꯥꯁꯦ ꯉꯥꯎꯕꯤꯅꯦꯕ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯆꯤꯊꯤꯁꯦ ꯑꯃꯨꯛ ꯄꯤꯕꯗ ꯅꯨꯄꯤꯗꯨꯅ ꯂꯧ ꯌꯥꯗ꯭ꯔꯦꯕ ꯃꯃꯥꯟꯅꯕꯤꯅ ꯄꯤꯕꯗ ꯃꯥꯒ ꯑꯩꯒ ꯑꯗꯨꯝ ꯂꯦꯞꯅꯔꯕꯗꯨꯕꯨ ꯍꯧꯖꯤꯛ ꯆꯦꯜꯂꯕꯁꯤꯕꯨ ꯑꯩꯕꯨ ꯀꯅꯥꯒꯤ ꯑꯣꯏꯈꯤꯗꯣꯏꯅꯣ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯤꯊꯤ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯃꯥꯁꯨ ꯃꯇꯤꯛ ꯆꯥꯅꯕ ꯑꯣꯏꯔꯣꯌꯣ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯑꯗꯨꯝ ꯂꯨꯍꯣꯡꯕ ꯃꯇꯝ ꯃꯔꯥꯏ ꯂꯦꯞꯆꯖꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯃꯥ ꯃꯤ ꯑꯃ ꯍꯥꯟꯅ ꯑꯣꯏꯔꯛꯈꯣꯌꯨ ꯑꯩ ꯆꯣꯞꯍꯟꯒꯅꯣꯌꯣ ꯑꯗꯨꯝꯇ ꯍꯥꯏꯕꯤꯈꯣ ꯑꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯆꯤꯊꯤꯗꯣ ꯂꯧꯍꯧꯗꯕ ꯑꯗꯩ ꯃꯥꯅ ꯆꯤꯊꯤꯁꯤꯃꯗꯤ ꯃꯥ ꯂꯧꯕꯤꯍꯧꯕ ꯌꯥꯏ ꯁꯤꯝ ꯈꯛꯇꯪꯗꯤ ꯃꯥ ꯍꯜꯂꯛꯇ꯭ꯔꯁꯨ ꯂꯧꯕꯤꯍꯧꯕꯗꯤ ꯌꯥꯏꯗꯅ ꯑꯃꯨꯛ ꯅꯨꯄꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯅꯨꯄꯥꯁꯦ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯅ ꯈꯜꯂꯦꯒ ꯐꯣꯟ ꯄꯥꯏꯗꯦ ꯐꯣꯟ ꯄꯥꯏꯍꯟꯗꯦ ꯍꯥꯏꯕ ꯃꯥꯁꯤꯅ ꯃꯥꯒꯤ ꯑꯥꯏꯖꯤꯗ ꯃꯣꯏ ꯂꯨꯍꯣꯡꯕ ꯆꯠꯄ ꯈꯣꯠꯄꯒꯤ ꯐꯣꯇꯣꯒꯁꯦ ꯅꯣꯛꯇꯅ ꯈꯣꯠꯇꯅ ꯍꯥꯞꯀꯠꯄ ꯍꯧꯒꯠꯂꯛꯑꯦꯕ ꯑꯗ ꯃꯥꯅ ꯑꯥꯏꯖꯤꯗ ꯊꯥꯖꯤꯜꯂꯦꯕ ꯁꯤꯅ ꯀꯅꯥꯅ ꯍꯥꯞꯀꯠꯂꯤꯕꯅ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯗꯨꯅ ꯑꯩꯅ ꯍꯥꯞꯀꯠꯄꯅꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯍꯥꯏꯔꯛꯄ ꯅꯪ ꯐꯣꯟ ꯄꯥꯏꯗꯦꯗꯥꯏꯅꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯥꯏꯗꯕ꯭ꯔꯥ ꯅꯪꯒꯤ ꯐꯣꯟꯁꯦꯅ ꯑꯗꯩꯗꯤ ꯑꯃꯨꯛ ꯆꯦꯜꯂꯕ ꯅꯪꯕꯨ ꯄꯥꯝꯃꯤꯕ꯭ꯔꯣ ꯅꯨꯄꯥꯗꯨꯅ ꯑꯗꯨꯝ ꯑꯅ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯈꯔ ꯐꯣꯟꯁꯤꯗ ꯀꯩꯅꯣꯁꯤꯗ ꯉꯥꯡꯅꯔꯦ ꯑꯥꯏꯖꯤꯁꯤꯗ ꯈꯔ ꯃꯦꯁꯦꯖꯇ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯔꯦ ꯃꯕꯥꯅꯤꯁꯦ ꯈꯔ ꯑꯗꯩ ꯅꯨꯄꯥꯁꯤ ꯃꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯍꯥꯞꯀꯠꯂꯝꯕ ꯐꯣꯇꯣꯈꯩꯁꯦ ꯅꯨꯄꯤꯁꯤꯅ ꯂꯣꯏ ꯀꯛꯊꯠꯈ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯃꯥꯒꯤ ꯅꯣꯏ ꯉꯁꯥꯏ ꯂꯨꯍꯣꯡ ꯆꯠꯃꯤꯟꯅꯔꯨꯕ꯭ꯔꯥ ꯆꯠꯃꯤꯟꯅꯩ ꯍꯥꯏꯔꯦ ꯃꯣꯏ ꯁꯥꯒꯩꯒꯤꯅꯦꯕ ꯑꯗꯨꯏ ꯃꯥꯒꯤ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣ ꯃꯥ ꯌꯥꯎꯕ ꯈꯤꯇ ꯊꯥꯖꯤꯜꯂꯛꯑꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯑꯅ ꯍꯥꯏꯔꯦꯕ ꯃꯥ ꯂꯣꯏ ꯀꯛꯊꯠꯈ꯭ꯔꯦ ꯍꯥꯏꯁꯤꯗ ꯍꯥꯞꯀꯠꯄꯗꯨꯁꯨ ꯑꯗꯣ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯃꯨꯛ ꯐꯣꯟꯁꯦ ꯕ꯭ꯂꯣꯛ ꯇꯣꯛ ꯂꯧꯕꯤꯔꯛꯄꯅꯦꯕ ꯃꯥꯅ ꯄꯥꯎꯁꯦ ꯀꯩꯅꯣꯁꯨ ꯍꯥꯏꯔꯛꯇꯦꯅ ꯑꯃꯨꯛ ꯊꯥꯔꯨꯕꯗ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯄꯤꯔꯛꯄ ꯑꯗꯩ ꯑꯃꯨꯛ ꯃꯆꯦꯈꯩ ꯑꯃꯁꯨ ꯃꯥꯅ ꯍꯦꯛ ꯆꯦꯆꯦ ꯑꯅ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯍꯦꯛ ꯂꯩꯔꯀꯥꯟꯗ ꯆꯦꯆꯦꯅ ꯍꯦꯛ ꯋꯥꯔꯤ ꯁꯥꯕ ꯃꯣꯏ ꯃꯆꯦ ꯊꯣꯛꯄ ꯁꯥꯒꯩꯒꯤ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯆꯦꯆꯦ ꯂꯨꯍꯣꯡꯕꯒꯤꯗꯣ ꯐꯣꯇꯣꯗꯣ ꯃꯥ ꯀꯥꯞꯃꯤꯟꯅꯕ ꯌꯥꯎꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯍꯣꯏ ꯑꯩ ꯑꯝꯇ ꯌꯦꯡꯉꯛꯈꯤꯒꯦꯅ ꯍꯥꯏꯔꯦꯕ ꯑꯗꯨꯒꯗꯤ ꯃꯆꯦꯁꯤꯁꯨꯅꯦ ꯑꯗꯨꯃꯥꯏꯅ ꯕ꯭ꯂꯣꯛ ꯍꯦꯛꯇ ꯄꯤꯁꯜꯂꯛꯄ ꯑꯗꯩ ꯃꯆꯦꯗꯨꯒꯤ ꯅꯨꯄꯥ ꯑꯃꯁꯨ ꯑꯃꯨꯛ ꯅꯨꯄꯥ ꯃꯆꯦꯁꯤꯒ ꯀꯣꯏꯅꯕ ꯑꯃꯁꯨ ꯃꯣꯏꯒ ꯈꯨꯟ ꯊꯪꯅꯕꯗꯩ ꯅꯨꯄꯥꯁꯤꯒ ꯈꯨꯟ ꯊꯪꯅꯕꯗꯩꯁꯨ ꯑꯣꯏꯕ ꯑꯗꯨꯒꯤ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯃꯣꯏꯁꯦ ꯀꯧꯅ ꯉꯥꯡꯅꯩꯕ ꯃꯥꯅ ꯃꯆꯦ ꯀꯣꯏ ꯍꯥꯏꯔꯃꯤꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯥꯅ ꯗꯗꯥ ꯅꯪꯉꯣꯟꯗ ꯆꯦꯆꯦ ꯍꯣꯏ ꯉꯁꯥꯏ ꯀꯩꯅꯣ ꯍꯣꯏ ꯃꯣꯏ ꯂꯨꯍꯣꯡ ꯆꯠꯂꯨꯕꯩ ꯐꯣꯇꯣꯒ ꯊꯥꯔꯛꯄ꯭ꯔꯣ ꯗꯗꯥ ꯑꯩꯉꯣꯟꯗ ꯈꯛꯇ ꯊꯥꯕꯤꯔꯛꯀꯦꯔꯥꯅ ꯊꯥꯔꯛꯇꯦꯅꯦꯅ ꯑꯗꯨ ꯗꯗꯥ ꯑꯝꯇ ꯍꯪꯕꯤꯌꯣ ꯑꯃꯨꯛ ꯍꯥꯏꯔꯕ
ꯑꯗꯣ ꯍꯣꯏ ꯍꯪꯉꯛꯀꯦ ꯍꯥꯏꯔꯒꯅꯦ ꯅꯣꯡ ꯐꯥꯗꯣꯛ ꯇꯣꯏ ꯁꯨꯝ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯝꯃꯦꯕ ꯑꯗꯨꯝ ꯉꯥꯡꯈꯩꯁꯦ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯒꯗꯤ ꯑꯗꯨ ꯃꯆꯦꯒꯤ ꯅꯨꯄꯥꯗ ꯁꯨꯝ ꯕ꯭ꯂꯣꯛ ꯄꯤꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯄꯨꯔꯥ ꯉꯥꯎꯕ ꯑꯣꯜꯂꯕꯅꯦꯕ ꯃꯥꯒꯤ ꯄꯥꯎꯁꯦ ꯐꯪꯅꯤꯡꯕ ꯇꯥꯅꯤꯡꯕ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯃꯌꯥꯝꯁꯤꯅ ꯃꯥꯁꯦ ꯄꯨꯔꯥ ꯉꯥꯎꯕ ꯑꯣꯜꯂꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥ ꯃꯨꯛꯁꯦ ꯀꯔꯤꯝ ꯋꯥꯔꯤꯁꯦ ꯁꯥꯟꯅꯗ꯭ꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯅꯣꯡꯃ ꯃꯥꯅ ꯀꯩꯅꯣꯁꯦ ꯃꯣꯏ ꯀꯩꯅꯣꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯗ ꯑꯃꯨꯛ ꯐꯣꯟꯁꯦ ꯄꯤꯔꯦꯕ ꯃꯥꯏ ꯐꯣꯟꯁꯦ ꯁꯤꯁꯦ ꯑꯩ ꯍꯌꯦꯡ ꯂꯧꯒꯦꯌꯨ ꯃꯥ ꯉꯁꯤ ꯑꯝꯇ ꯄꯥꯏꯔꯛꯑꯣꯌꯨ ꯋꯥꯔꯤ ꯁꯥꯟꯅꯖꯦꯌꯨ ꯑꯩꯈꯣꯏ ꯃꯥꯏ ꯅꯝꯕꯔꯗꯩ ꯍꯣꯔꯦꯟ ꯇꯧꯔꯛꯀꯦꯌꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯗ ꯄꯤꯕ ꯑꯗꯣ ꯍꯣꯏ ꯑꯩ ꯄꯤꯔꯨꯔꯒꯦꯅ ꯃꯃꯥꯟꯅꯕꯤꯁꯤꯅꯗꯤ ꯄꯤꯔꯝꯃꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯐꯣꯟꯁꯦ ꯃꯥꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯐꯣꯟ ꯇꯧꯕꯁꯦ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯃꯃꯥꯟꯅꯕꯤ ꯍꯣꯏꯁꯤꯗ ꯃꯃꯥꯁꯦ ꯂꯥꯛꯑꯦꯕ ꯃꯥꯏ ꯐꯣꯟꯁꯦ ꯄꯤꯊꯣꯛꯑꯝꯃꯦꯕ ꯃꯥꯅ ꯑꯃꯨꯛ ꯐꯣꯟ ꯄꯤꯁꯜꯂꯛꯄ ꯑꯗꯣ ꯆꯦꯜꯂꯒ ꯂꯩꯔꯕꯁꯤꯃꯛꯇꯗ ꯃꯥ ꯃꯇꯤꯛ ꯆꯥꯅꯕ ꯍꯣꯠꯅꯧꯌꯨ ꯍꯥꯟꯅ ꯀꯩꯗꯧꯕꯩ ꯄꯤꯗꯅꯦꯒꯦ ꯆꯦꯜꯂꯕꯁꯤꯕꯣ ꯑꯗꯣ ꯆꯀꯠꯇꯤ ꯇꯧꯔꯛꯀꯅꯣꯌꯨ ꯃꯕꯥꯅꯤ ꯍꯧꯖꯤꯛ ꯁꯨꯝ ꯐꯣꯟ ꯐꯥꯎꯅꯕꯗ ꯈꯟꯅꯔꯛꯀꯅꯤ ꯂꯨꯍꯣꯡꯒꯗꯕ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤ ꯃꯥꯅ ꯍꯦꯛ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯐꯧ ꯄꯤꯈꯩꯔꯣꯏ ꯑꯗꯨꯅ ꯃꯥ ꯑꯗꯨ ꯍꯥꯟꯅ ꯍꯣꯠꯅꯧꯌꯨ ꯑꯗꯣ ꯅꯣꯏꯁꯨ ꯁꯨꯃꯥꯏꯅ ꯄꯥꯎ ꯄꯨꯕ ꯈꯣꯠꯄ ꯐꯣꯟ ꯄꯤꯊꯣꯛ ꯄꯤꯁꯤꯟꯁꯦ ꯌꯥꯝ ꯋꯥꯅ ꯇꯧꯔꯛꯀꯅꯨ ꯑꯅ ꯉꯥꯡꯉꯝꯃꯦꯅ ꯍꯥꯏꯔꯦꯕ ꯀꯞꯁꯨ ꯌꯥꯝ ꯀꯞꯄꯝꯃꯦ ꯃꯃꯥꯗꯣꯅ ꯑꯗꯩ ꯃꯃꯥꯟꯅꯕꯤꯗꯨꯗꯩ ꯃꯥꯅ ꯑꯃꯨꯛ ꯐꯣꯟꯁꯦ ꯆꯠꯂ ꯂꯧꯔꯨꯔꯦꯕ ꯄꯥꯎꯁꯦ ꯑꯗꯨꯃꯥꯏꯅ ꯐꯥꯎꯅꯕꯁꯦ ꯑꯃꯨꯛ ꯊꯥ ꯑꯃꯨꯛ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯁꯨ ꯑꯃꯨꯛ ꯄꯥꯎ ꯄꯤꯔꯛꯑꯦ ꯃꯣꯏꯁꯦ ꯃꯥꯁꯦ ꯐꯣꯟ ꯄꯥꯏ ꯅꯨꯄꯥꯗꯨꯅ ꯄꯤꯔꯝꯕꯗꯣ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯗꯤ ꯑꯗꯨꯝ ꯐꯣꯟ ꯐꯥꯎꯅꯩ ꯑꯗꯨꯝ 24 ꯑꯋꯥꯔ ꯅꯨꯄꯥꯁꯤꯒꯗꯤ ꯑꯗꯨꯝ ꯐꯣꯟ ꯐꯥꯎꯅꯔ ꯈꯣꯠꯂ ꯂꯩꯔꯦ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯑꯃꯨꯛ ꯑꯦꯛꯖꯥꯝ ꯃꯇꯝꯁꯨ ꯀꯨꯏꯁꯜꯂꯛꯇ꯭ꯔꯕꯅꯦꯕ ꯑꯗꯣ ꯅꯨꯄꯥꯗꯨꯅ ꯑꯗꯨꯝ ꯆꯦꯜꯂꯒꯁꯨ ꯂꯧꯅꯤ ꯃꯁꯥꯅ ꯌꯥꯕ ꯅꯠꯇꯦ ꯐꯥꯕꯅꯤ ꯅꯝꯗꯅꯅ ꯑꯗꯩꯗꯤ ꯅꯨꯃꯤꯠꯇꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯁꯨ ꯅꯣꯏ ꯏꯃꯥꯟꯅꯕꯣꯏ ꯌꯨꯝꯗ ꯂꯩꯔꯦ ꯑꯗꯨꯗꯨꯅ ꯃꯥꯅ ꯅꯨꯄꯥꯁꯤꯗ ꯃꯥꯁꯦ ꯇꯨꯃꯤꯟꯅꯔꯛꯇꯦ ꯃꯥ ꯅꯨꯄꯥꯁꯤꯅ ꯀꯩꯅꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯌꯧꯋꯤ ꯏꯃꯥꯟꯅꯕꯣꯏ ꯃꯃꯥ ꯍꯣꯏ ꯀꯩ ꯍꯣꯏꯒ ꯑꯗꯨꯝ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯦ ꯑꯅ ꯇꯨꯃꯤꯟꯅꯔꯛꯇꯦ ꯏꯕꯥꯅꯤ ꯑꯅꯁꯨ ꯃꯥꯅ ꯅꯨꯄꯥꯁꯤꯗ ꯍꯥꯏꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯅꯨꯄꯥꯁꯤꯅ ꯀꯩꯝ ꯆꯦꯜꯂꯦꯅ ꯃꯥꯅ ꯐꯥꯔꯒ ꯅꯃꯥ ꯇꯣꯡꯕ ꯈꯛꯇꯅꯤ ꯑꯗꯨꯅ ꯑꯗꯨꯝꯕ ꯀꯩꯝ ꯂꯩꯇꯕꯅꯤꯅ ꯂꯧꯅꯦꯅ ꯅꯨꯄꯥꯁꯤꯅꯁꯨ ꯑꯗꯨꯝ ꯂꯦꯞꯄ ꯃꯥꯜꯂꯤ ꯃꯣꯏꯒꯤꯁꯦꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯩ ꯃꯥꯁꯦ ꯑꯃꯨꯛ ꯃꯊ꯭ꯋꯥꯏꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯥꯁꯦ ꯑꯁꯨꯛ ꯐꯠꯇꯕ ꯃꯥ ꯑꯗꯩ ꯃꯥꯒꯤ ꯆꯥꯎ ꯊꯛ ꯌꯥꯗꯕ ꯇꯨꯝꯗꯕ ꯅꯨꯄꯤꯁꯤꯗ ꯐꯣꯟꯁꯦ ꯍꯟꯖꯟ ꯅꯝꯃ ꯂꯩꯕ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯕ ꯐꯣꯟ ꯁꯨꯡꯍꯟ ꯍꯜꯂꯛꯇ꯭ꯔꯕ ꯃꯦꯁꯦꯖ ꯁꯤ ꯍꯟꯖꯟ ꯅꯝꯃ ꯂꯩꯕ ꯊꯥꯕ ꯍꯟꯖꯟ ꯑꯁꯨꯛ ꯌꯥꯝꯕ ꯊꯥꯕꯕꯨ ꯑꯃꯨꯛ ꯍꯦꯛ ꯍꯜꯂꯛꯇꯕꯀꯣ ꯄꯥꯕꯨ ꯄꯥꯔꯤꯕ꯭ꯔꯥ ꯄꯥꯕꯨ ꯄꯥꯗ꯭ꯔꯤꯕ꯭ꯔꯥ ꯕ꯭ꯂꯣꯛꯁꯨ ꯄꯤꯔꯛꯇꯦ ꯐꯣꯟꯗꯣ ꯑꯣꯐꯁꯨ ꯊꯝꯗꯦꯕ ꯃꯥꯅ ꯉꯥꯎꯋꯥꯏ ꯄꯤꯈꯤꯕꯗꯣ ꯍꯅ ꯃꯥꯁꯦ ꯃꯊꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯁꯤꯗ ꯃꯃꯥ ꯃꯄꯥ ꯃꯣꯏꯒꯤ ꯃꯃꯥꯕꯣꯛ ꯑꯩꯈꯣꯏ ꯏꯃꯥꯆꯧꯕꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯣꯏ ꯃꯣꯏ ꯕꯥꯆꯧ ꯍꯣꯏ ꯃꯆꯟꯅꯨꯄꯤꯈꯩ ꯂꯣꯏ ꯅꯨꯡꯉꯥꯏꯅꯗ꯭ꯔꯦꯕ ꯃꯥꯁꯦ ꯄꯨꯔꯥ ꯉꯥꯎꯆꯠꯅꯔꯒꯅꯦ ꯃꯥꯏ ꯀꯥꯗꯩ ꯁꯨꯡꯇꯣꯛ ꯊꯣꯛꯇ꯭ꯔꯕꯅꯦꯕ ꯑꯗꯩ ꯕꯕꯥ ꯅꯣꯏ ꯑꯝꯇ ꯆꯠꯄꯤꯌꯣ ꯂꯨꯍꯣꯡꯕ ꯂꯦꯞꯅꯕꯒꯤ ꯍꯥꯏꯕꯤꯔꯨꯆꯣ ꯑꯝꯇ ꯆꯠꯄꯤꯌꯨ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯄꯥꯎꯁꯦ ꯄꯤꯔꯦꯕ ꯑꯩꯈꯣꯏ ꯂꯥꯛꯀꯦꯅ ꯄꯤꯕꯁꯦ ꯂꯥꯛꯀꯅꯣ ꯑꯗꯨꯝ ꯍꯥꯏꯔꯛꯄꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯆꯥꯟꯅꯩꯅ ꯂꯩꯔꯦ ꯑꯗꯩꯗꯤ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯍꯤꯡꯁꯦ ꯃꯥꯁꯦ ꯇꯨꯝꯕꯁꯦ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯁꯦ ꯁꯨꯝ ꯇꯨꯝꯃꯝꯕꯗꯒꯤ ꯇꯨꯝꯕꯁꯦ ꯌꯥꯗꯗꯅ ꯉꯁꯤꯗꯤ ꯃꯥꯁꯦ ꯆꯦꯜꯂꯒꯦ ꯑꯩ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯆꯦꯜꯂꯒꯦ ꯑꯗꯨꯒ ꯆꯦꯜꯂꯒ ꯃꯥꯁꯦ ꯂꯣꯠꯂꯒꯦꯅ ꯃꯥꯅ ꯄ꯭ꯂꯥꯟ ꯇꯧꯔꯦ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯆꯦꯜꯂꯒ ꯃꯃꯥꯟꯅꯕꯒ ꯃꯕꯥꯅꯤꯁꯦ ꯃꯃꯥꯟꯅꯕꯒꯤ ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯆꯠꯂꯦ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯈꯣꯡꯕꯥꯟꯁꯦ ꯀꯥꯟꯁꯜꯂꯦ ꯆꯪꯃꯤꯟꯅꯔꯦ ꯃꯃꯥꯟꯅꯕꯁꯤꯒ ꯃꯕꯥꯅꯤꯁꯦ ꯑꯗꯩꯗꯤ ꯅꯨꯄꯤꯁꯦ ꯑꯗꯨ ꯅꯨꯃꯤꯠꯇꯁꯨ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯝꯃꯦꯕ ꯑꯗꯩ ꯃꯥꯅ ꯊꯣꯛꯂꯛꯑꯣ ꯅꯪ ꯊꯣꯛꯂꯛꯑꯣ ꯑꯩ ꯂꯥꯛꯑꯦꯅ ꯍꯥꯏ ꯅꯨꯄꯤꯁꯤꯅ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ ꯆꯩ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯍꯥꯏꯔꯛꯑꯦꯕ ꯃꯅꯨꯡꯗ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯅꯪ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯩ ꯆꯪꯉꯛꯀꯅꯤ ꯅꯌꯨꯝꯗꯩ ꯑꯣꯏꯔꯁꯨ ꯑꯩꯅ ꯅꯪ ꯄꯨꯕ ꯉꯝꯃꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯑꯩ ꯊꯣꯛꯂꯛꯑꯣꯏ ꯅꯪ ꯆꯠꯈꯣ ꯌꯥꯝ ꯊꯨꯅ ꯑꯩ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒꯦ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯗ ꯍꯥꯏꯔꯒꯦꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯃꯃꯥꯟꯅꯕꯁꯤ ꯀꯤꯗꯅ ꯆꯠꯈ꯭ꯔꯦꯕ ꯀꯤꯗꯅ ꯃꯃꯥꯟꯅꯕꯁꯤ ꯚꯥꯏ ꯃꯤ ꯂꯣꯏ ꯇꯥꯔꯅꯤ ꯃꯤ ꯆꯠꯂꯁꯦꯅ ꯃꯃꯥꯟꯅꯕꯁꯤꯅ ꯌꯥꯝ ꯆꯤꯡꯉꯦ ꯚꯥꯏ ꯑꯩꯗꯤ ꯃꯥ ꯉꯁꯤ ꯆꯦꯟꯗꯅꯗꯤ ꯑꯩ ꯍꯜꯂꯔꯣꯏ ꯁꯤꯗꯁꯨ ꯃꯐꯝꯁꯤꯗ ꯁꯤꯖꯔꯖꯅꯣꯅ ꯑꯗꯩꯗꯤ ꯃꯕꯥꯅꯤꯁꯦ ꯋꯥꯁꯦ ꯅꯨꯄꯤꯁꯤꯅꯁꯨ ꯃꯅꯨꯡꯗꯩ ꯈꯨꯝꯃꯛꯄ ꯅꯨꯄꯥꯁꯤꯅꯁꯨ ꯃꯄꯥꯟꯗꯩ ꯉꯥꯡꯕ ꯈꯔ ꯈꯣꯟꯁꯦ ꯀꯟꯈꯠꯅꯔꯛꯑꯦꯕ ꯑꯗꯨꯀꯥꯟꯁꯤꯗ ꯀꯅꯥꯅꯣꯅ ꯃꯄꯥꯁꯤꯅ ꯂꯥꯎꯔꯛꯑꯦꯕ ꯑꯗꯣ ꯃꯃꯥꯟꯅꯕꯁꯤ ꯀꯤꯗꯅ ꯆꯦꯟꯈ꯭ꯔꯦꯕ ꯅꯨꯄꯥꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯣ ꯅꯨꯄꯤꯁꯦ ꯊꯣꯛꯂꯛꯇꯦ ꯃꯄꯥ ꯊꯣꯛꯂꯛꯑꯦ ꯃꯃꯥ ꯊꯣꯛꯂꯛꯑꯦ ꯑꯗꯩ ꯃꯣꯏ ꯃꯈꯨꯔꯥ ꯑꯗꯩ ꯃꯈꯨꯔꯥꯏ ꯃꯆꯥꯅꯨꯄꯥ ꯀꯩꯅꯣ ꯃꯣꯏ ꯃꯕꯨꯡ ꯂꯣꯏ ꯊꯣꯛꯂꯛꯑꯦ ꯅꯨꯄꯥꯁꯦ ꯐꯨꯔꯦꯕ ꯅꯪ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯉꯥꯃꯨꯛꯁꯨ ꯅꯪꯅ ꯏꯆꯥꯁꯦ ꯃꯁꯥꯅ ꯌꯥꯗꯅ ꯁꯨꯃꯥꯏꯅ ꯏꯃꯨꯡꯁꯤꯗꯃꯛꯇꯒꯤ ꯅꯪꯅ
ꯁꯨꯃꯥꯏꯅ ꯆꯪꯉꯒ ꯀꯧꯊꯣꯛꯑ ꯆꯦꯟꯕ ꯏꯆꯥꯁꯦ ꯑꯗꯨꯒ ꯅꯪꯅ ꯂꯧꯕꯨꯛꯇ ꯃꯈꯧꯔꯤ ꯃꯦꯠꯇꯅ ꯏꯆꯥꯁꯦ ꯍꯥꯠꯇꯣꯏ ꯍꯣꯠꯅꯗꯅ ꯅꯪꯅ ꯂꯧꯕꯨꯛꯇ ꯏꯟꯊꯗꯅ ꯅꯪꯅ ꯐꯨꯗꯅ ꯃꯥꯏ ꯃꯈꯤꯡꯗꯒꯩ ꯊꯥꯖꯤꯟꯗꯅ ꯑꯗꯨꯃꯥꯏꯅ ꯆꯦꯟꯕ ꯑꯗꯨ ꯏꯆꯥꯁꯦ ꯏꯁꯤꯡꯗ ꯂꯨꯞꯍꯜꯂꯒ ꯑꯩꯈꯣꯏꯅ ꯊꯤꯔꯛꯄꯗ ꯅꯪꯅ ꯂꯣꯠꯍꯟꯕ ꯑꯗꯨꯒ ꯅꯪ ꯉꯁꯤꯁꯨ ꯑꯃꯨꯛꯁꯨ ꯅꯪ ꯎꯁꯤꯠꯇꯕꯗ ꯌꯥꯝ ꯅꯪ ꯈꯔ ꯐꯨꯔꯦ ꯃꯥꯁꯦ ꯐꯨꯔꯦ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯃꯥ ꯃꯄꯥ ꯀꯩ ꯐꯣꯟ ꯇꯧꯔ ꯀꯧꯔꯛꯑꯦ ꯅꯣꯏ ꯅꯆꯥꯁꯦ ꯌꯥꯝ ꯊꯨꯅ ꯂꯧꯔꯨ ꯂꯥꯎꯑꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯧꯔꯨꯔꯦ ꯃꯣꯏꯅ ꯑꯗꯩꯗꯤ ꯃꯣꯏꯅ ꯈꯨꯗꯛꯇ ꯅꯨꯡꯗꯥꯡꯁꯤꯗ ꯑꯗꯨꯝ ꯃꯣꯏ ꯎꯀꯤꯜ ꯑꯃ ꯀꯧꯔ ꯈꯣꯠꯂꯒ ꯅꯨꯄꯤꯁꯤꯒꯤꯁꯨ ꯁꯥꯏꯟ ꯇꯧꯔꯦ ꯅꯨꯄꯥꯁꯤꯒꯤꯁꯨ ꯇꯧꯔꯦ ꯅꯨꯄꯥꯁꯦ ꯑꯃꯨꯛꯅ ꯄꯤꯅꯔꯔꯣꯏ ꯋꯥ ꯂꯣꯏꯅꯔꯦ ꯑꯃꯨꯛꯅ ꯌꯦꯠꯅꯔꯔꯣꯏ ꯑꯃꯅ ꯃꯌꯨꯝ ꯄꯥꯟꯅꯈꯤꯕꯗ ꯌꯦꯠꯅꯗꯕꯅ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗꯒꯤ ꯃꯥꯒꯤ ꯀꯔꯤ ꯀꯝꯄꯦꯟꯁꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯖꯗꯥꯄꯤ ꯂꯨꯄꯥ ꯑꯃꯐꯥꯎ ꯇꯥꯜꯂꯣꯏꯅ ꯇꯥꯟꯗꯦꯅ ꯑꯗꯨꯃꯥꯏꯅ ꯏꯟꯅꯔꯦꯕ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯅꯣꯏ ꯅꯆꯥ ꯋꯥꯔꯧ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯛꯍꯟꯒꯅꯨꯅ ꯁꯤꯟꯅꯔꯛꯑꯦ ꯆꯦꯗꯨꯒꯀꯣ ꯅꯨꯄꯥꯁꯦ ꯄꯨꯔ ꯂꯥꯛꯑꯦ ꯀꯞꯄꯤ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯃꯃꯥꯁꯨ ꯀꯞꯄꯤ ꯃꯃꯥ ꯑꯆꯧꯕꯤ ꯀꯞꯄꯤ ꯃꯄꯥ ꯍꯣꯏꯁꯨ ꯃꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩꯗꯤ ꯃꯌꯨꯝ ꯌꯧꯔ ꯊꯦꯝꯃꯤ ꯑꯗꯩꯗꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯄꯨꯔꯥ ꯑꯩ ꯁꯤꯖꯈ꯭ꯔꯒꯦ ꯑꯩ ꯃꯥꯒ ꯑꯩꯒꯗꯤ ꯉꯁꯤꯗꯤ ꯄꯨꯔꯥ ꯂꯣꯏꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯁꯤꯒꯤ ꯆꯦꯁꯦ ꯃꯥꯒ ꯑꯩꯒꯗꯒꯤ ꯗꯤꯚꯣꯔꯁꯀꯤ ꯆꯦꯅꯤ ꯏꯕꯥꯅꯤ ꯀꯥꯏꯅꯔꯕ ꯈꯥꯏꯅꯔꯕꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯍꯤꯡꯗꯣꯏꯗꯤ ꯑꯩ ꯁꯤꯖꯈ꯭ꯔꯒꯦꯅ ꯐꯥꯅꯗꯅ ꯁꯪꯅꯗꯅ ꯃꯃꯥꯟꯅꯕꯈꯩ ꯃꯃꯥ ꯍꯣꯏ ꯃꯃꯥ ꯑꯆꯧꯕꯤ ꯍꯣꯏ ꯃꯆꯟꯅꯨꯄꯤ ꯃꯌꯥꯝ ꯗꯗꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯗꯗꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯅꯪ ꯏꯃꯨꯡꯁꯤꯒꯤ ꯈꯜꯂꯣꯅ ꯀꯞꯅꯗꯅ ꯃꯈꯣꯡ ꯀꯣꯟꯗꯅ ꯃꯆꯟꯅꯨꯄꯤꯈꯩꯁꯤꯅ ꯀꯞꯇꯅ ꯄꯨꯔꯥ ꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯔꯣꯏꯕꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯅꯤꯡꯕ ꯀꯥꯏꯕ ꯑꯣꯏꯈ꯭ꯔꯦ ꯃꯥꯗꯤ ꯅꯨꯃꯤꯠꯁꯦ ꯁꯤꯔꯒꯦꯅ ꯗꯥꯏꯔꯦꯛ ꯂꯦꯞꯄꯕꯅꯦꯕ ꯑꯗꯩ ꯐꯅ ꯀꯨꯏꯅ ꯃꯥꯁꯦ ꯁꯪꯅꯔꯦ ꯁꯦꯟꯅꯔꯦ ꯄꯨꯔꯥ ꯃꯥꯒꯤ ꯅꯤꯡꯕ ꯀꯥꯏꯈ꯭ꯔꯦ ꯁꯥꯊꯤꯅ ꯑꯗꯨꯃꯥꯏꯅ ꯆꯍꯤꯃꯨꯛꯁꯤ ꯃꯥꯅ ꯌꯥꯝ ꯁꯥꯊꯤꯅ ꯅꯤꯡꯕ ꯀꯥꯏꯔꯒ ꯃꯥꯒꯤ ꯃꯀꯣꯛꯁꯤꯗꯒꯤ ꯅꯨꯄꯤꯁꯤꯒꯤ ꯋꯥꯈꯜꯁꯦ ꯂꯧꯊꯣꯛꯄ ꯉꯝꯗꯕ ꯀꯥꯎꯊꯣꯛꯄꯁꯨ ꯉꯝꯗꯕ ꯑꯗꯩ ꯃꯃꯥꯟꯅꯕꯁꯤꯡꯅ ꯅꯨꯄꯤ ꯁꯦꯝꯃꯛꯏ ꯁꯤ ꯀꯣꯏꯌꯨ ꯁꯤ ꯈꯪꯅꯧ ꯑꯅ ꯃꯥꯅ ꯍꯟꯅ ꯌꯦꯡꯗꯦ ꯑꯗꯩ ꯅꯪ ꯁꯨꯝ ꯌꯥꯔꯔꯣꯏ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤꯅ ꯀꯣꯏꯕ ꯄꯨꯊꯣꯛꯏ ꯃꯥꯟꯅꯕꯁꯤꯡꯅ ꯃꯥꯁꯦ ꯋꯥ ꯉꯥꯡꯗꯦ ꯄꯨꯔꯥ ꯃꯥꯁꯦ ꯀꯩꯅꯣꯝꯗ ꯂꯩꯔꯦꯕ ꯃꯥꯁꯦꯀꯣ ꯑꯗꯨꯅ ꯃꯥꯅ ꯌꯥꯝ ꯁꯥꯊꯤꯅ ꯆꯍꯤꯃꯨꯛꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯤꯡꯕ ꯀꯥꯏꯅ ꯃꯥꯁꯦ ꯂꯥꯛꯈ꯭ꯔꯦꯕ ꯈꯥꯡꯉꯒꯀꯣ ꯑꯗꯨꯀꯥꯟꯗ ꯃꯥꯅ ꯃꯥꯏ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯄ ꯂꯥꯛꯄꯅꯦꯕ ꯃꯥꯏꯁꯨ ꯃꯥꯅ ꯍꯥꯏꯌꯦ ꯁꯤꯗꯩꯁꯦ ꯌꯥꯝ ꯐꯖ ꯐꯖꯕ ꯋꯥꯍꯩ ꯍꯥꯏꯀꯣ ꯃꯥꯅ ꯁꯨꯃꯥꯏꯒ ꯍꯥꯏ ꯑꯩꯅ ꯁꯥ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯨꯔꯦ ꯄꯨꯔꯥ ꯁꯥꯅꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯁꯥꯅꯤ ꯃꯥꯁꯦ ꯁꯥ ꯑꯣꯏꯔꯝꯃꯦ ꯃꯥꯗꯤ ꯅꯨꯄꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯥ ꯑꯣꯏꯔꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯃꯨꯛ ꯁꯨꯃꯥꯏꯒ ꯍꯥꯏ ꯃꯥꯅ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯆꯔꯣꯏꯒꯦ ꯁꯥ ꯀꯩ ꯑꯣꯏꯅ ꯄꯣꯛꯆꯒꯦ ꯁꯥ ꯀꯩ ꯍꯥꯏꯕꯁꯤꯗꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯂꯣꯏꯅ ꯊꯨꯡꯅꯔꯝꯒꯅꯤ ꯃꯔꯝꯗꯤ ꯃꯣꯏꯗꯤ ꯆꯞ ꯃꯥꯟꯅꯩ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯀꯥꯔ ꯊꯧꯕ ꯃꯌꯨꯝ ꯃꯀꯩ ꯂꯤꯡꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯃꯣꯏꯒꯤꯗꯤ ꯅꯨꯡꯁꯤꯅꯕ ꯂꯣꯏ ꯊꯨꯡꯅꯔꯝꯒꯅꯤ ꯅꯤꯡꯕ ꯀꯥꯏꯔꯝꯃꯣꯏ ꯑꯗꯨꯗꯨꯅ ꯁꯥ ꯑꯣꯏꯅ ꯄꯣꯛꯆꯒꯦ ꯑꯅ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯤꯅ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯀꯥꯔ ꯊꯧꯍꯧꯗꯕ ꯑꯗꯒꯤꯗꯤ ꯊꯕꯛ ꯇꯧꯍꯧꯗꯕ ꯌꯨꯝ ꯂꯤꯡꯍꯧꯗꯕ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯀꯥꯏꯅ ꯃꯩꯆꯥꯛ ꯃꯤꯅ ꯁꯨꯃꯥꯏꯅ ꯑꯍꯦꯟꯕ ꯂꯥꯛꯑꯀꯥꯟꯗ ꯏꯟꯊꯣꯛꯄꯤꯔꯝꯕ ꯁꯤꯒꯤ ꯏꯀꯥꯏꯕ ꯅꯪꯕ ꯀꯥꯏꯅꯕ ꯅꯤꯡꯕ ꯀꯥꯏꯕ ꯁꯤꯁꯦ ꯑꯗꯨꯝ ꯐꯪꯍꯧꯔꯗꯕꯅꯤꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯃꯥꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯥꯏꯀꯜ ꯅꯪ ꯊꯧꯔꯨꯕꯒꯤꯅꯤꯀꯣ ꯏꯀꯥꯏꯕ ꯅꯪꯒꯤꯁꯦ ꯀꯥꯔ ꯊꯧꯕꯗ ꯆꯠꯈꯤꯕꯅꯤꯀꯣ ꯅꯪꯁꯦꯅ ꯃꯥꯅ ꯌꯥꯝ ꯁꯥꯊꯤꯅ ꯅꯤꯡꯕ ꯀꯥꯏꯅ ꯃꯥꯅ ꯋꯥꯍꯩꯁꯦ ꯍꯥꯏꯌꯦꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯉꯣꯟꯗ ꯆꯥꯛꯅ ꯍꯥꯏꯌꯦꯕ ꯃꯥꯅꯀꯣ ꯑꯗꯩꯗꯤ ꯃꯊꯃꯣꯏꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯏ ꯑꯗꯨꯒ ꯃꯥꯅ ꯁꯨꯃꯥꯏꯅꯁꯨ ꯑꯃꯨꯛ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯀ꯭ꯂꯥꯁ 9, 10, 11, 12 ꯀꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯩ ꯏꯅꯥꯎꯄꯥꯁꯤꯡ ꯑꯩꯈꯣꯏꯁꯤꯅ ꯏꯟꯈꯠꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯗ ꯅꯨꯡꯁꯤꯕꯁꯦ ꯐꯥꯎꯔꯛꯀꯅꯤ ꯁꯣꯏꯗꯅ ꯑꯗꯨꯒ ꯅꯨꯡꯁꯤꯕꯁꯤꯅ ꯑꯩꯈꯣꯏꯁꯦ ꯉꯥꯎꯍꯟꯒꯅꯤ ꯏꯁꯥꯁꯦ ꯃꯥꯡꯍꯟꯒꯅꯤ ꯑꯗꯣ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯅꯤꯁꯥ ꯑꯃ ꯑꯣꯏꯔꯝꯃꯦ ꯅꯨꯡꯁꯤꯕꯗ ꯍꯦꯛ ꯉꯥꯎꯔꯒ ꯆꯠꯂꯕ ꯃꯤꯁꯦ ꯅꯤꯁꯥ ꯑꯃꯗ ꯒꯨꯂꯤ ꯒꯟꯖꯥ ꯁꯨꯃꯥꯏꯅ ꯅꯤꯁꯥ ꯑꯃꯗ ꯑꯦꯗꯤꯛ ꯑꯣꯏꯔꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯈꯪꯖꯗꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯦ ꯅꯤꯁꯥ ꯑꯃꯗ ꯂꯥꯏꯆꯨꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯑꯩꯈꯣꯏꯁꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯅꯨꯄꯤꯁꯦ ꯀꯣꯏꯒꯅꯤ ꯀ꯭ꯂꯥꯁ 9, 10, 11, 12ꯁꯦ ꯉꯥꯎꯖꯔꯒ ꯀꯣꯏꯒꯅꯤ ꯏꯔꯦꯡ ꯏꯃꯥꯟꯅꯕꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯣꯏꯒꯅꯤ ꯂꯧꯕꯗꯤ ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯀꯥꯔ ꯊꯧꯕ ꯊꯕꯛ ꯇꯧꯕ ꯅꯨꯄꯥꯅ ꯂꯧꯈꯤꯅꯤ ꯑꯩꯈꯣꯏꯅ ꯅꯤꯡꯕ ꯀꯥꯏꯔ ꯂꯩꯍꯧꯅꯤ ꯍꯥꯏꯌꯦꯕ
9 10ꯗ ꯅꯨꯡꯁꯤꯅꯕꯁꯦ ꯁꯨꯡꯂꯧ ꯂꯧꯕ ꯐꯪꯉꯣꯏ ꯑꯃꯅꯤ ꯈꯛꯇꯅꯤ ꯑꯗꯣ ꯑꯍꯦꯟꯕꯗ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯑꯅ ꯃꯥꯅ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅꯁꯨ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯉꯣꯟꯁꯤꯗ ꯌꯥꯝ ꯆꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥ ꯅꯨꯄꯤ ꯑꯣꯏꯔꯝꯃꯦꯒ ꯍꯥꯏꯗꯨꯅꯦ ꯃꯥꯅ ꯁꯤ ꯋꯥꯍꯩꯁꯦ ꯉꯍꯥꯟꯈꯩ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦꯕ ꯑꯗꯩ ꯃꯊꯪꯗꯗꯤ ꯁꯥ ꯑꯣꯏꯅ ꯄꯣꯛꯆꯒꯦ ꯃꯣꯏꯗꯤ ꯃꯌꯨꯝ ꯃꯀꯩ ꯂꯦꯡꯕ ꯀꯥꯔ ꯊꯧꯕ ꯏꯅꯥꯛ ꯈꯨꯟꯕꯅ ꯃꯣꯏꯗ ꯂꯩꯔꯝꯃꯣꯏ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯔꯝꯃꯣꯏ ꯃꯣꯏꯗꯤ ꯑꯗꯨꯝ ꯊꯨꯡꯅꯔꯝꯒꯅꯤ ꯍꯥꯏꯌꯦꯕ ꯍꯥꯏꯕꯗꯤ ꯑꯍꯦꯟꯕ ꯄꯥꯝꯃꯒ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯗꯤ ꯀꯥꯏꯅꯕ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯁꯥꯗꯗꯤ ꯑꯗꯨꯝꯕ ꯂꯩꯇ꯭ꯔꯦ ꯆꯞ ꯃꯥꯟꯅꯩꯗꯅ ꯃꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨ ꯑꯗꯥ ꯃꯣꯏꯗ ꯊꯕꯛ ꯇꯧꯕ ꯈꯣꯠꯄ ꯂꯩꯇ꯭ꯔꯦꯗꯅꯀꯣ ꯑꯗꯨꯅ ꯅꯤꯡꯕ ꯃꯣꯏꯗꯗꯤ ꯀꯥꯏꯔꯝꯃꯣꯏꯅ ꯑꯗꯣ ꯑꯩꯅ ꯀꯣꯏꯔꯨꯕ ꯅꯨꯄꯤꯁꯦ ꯅꯨꯄꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯥ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕ ꯃꯥꯅ ꯁꯥ ꯅꯨꯄꯤ ꯑꯃꯒ ꯑꯩꯒ ꯀꯣꯏꯅꯔꯨꯔꯦ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯃꯥꯒꯤ ꯃꯊꯃꯣꯏꯒꯁꯦ ꯌꯥꯝ ꯆꯥꯛꯄ ꯂꯩꯌꯦꯕ ꯃꯥꯅꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯗ ꯃꯣꯏ ꯃꯇꯝ ꯈꯔ ꯈꯠꯅꯕ ꯈꯣꯠꯄ ꯇꯧꯕꯗꯒ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯑꯩꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯥꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯕꯅꯤ ꯒ ꯍꯥꯏꯕꯗ ꯅꯨꯄꯤꯗꯨꯅꯒ ꯍꯥꯏꯔꯛꯄ ꯀꯩꯅꯣꯁꯦ ꯃꯥꯏ ꯃꯅꯤꯡ ꯊꯨꯡꯉꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯃꯥꯏ ꯃꯅꯤꯡ ꯊꯨꯡꯉꯕ ꯅꯠꯇ꯭ꯔꯥ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ ꯒ ꯍꯥꯏꯕ ꯑꯗꯨꯒ ꯃꯥꯅꯒ ꯑꯃꯨꯛ ꯃꯃꯥꯟꯅꯕꯤꯗ ꯀꯣꯟꯅ ꯆꯦꯜꯂꯀꯥꯟꯗ ꯃꯥꯅ ꯀꯩꯗꯧꯕꯒꯤꯅꯣ ꯑꯃꯨꯛ ꯆꯦꯟꯕ ꯑꯃꯨꯛ ꯌꯥꯔꯒ ꯆꯦꯜꯂꯤꯗꯤ ꯀꯩꯗꯧꯕꯩꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕꯤꯗꯣꯏ ꯑꯣꯏꯔꯗꯤꯒ ꯍꯥꯏꯕꯗ ꯅꯨꯄꯤꯗꯨꯅꯒ ꯌꯥꯝ ꯎꯁꯤꯠꯇꯅꯒ ꯍꯥꯏꯔꯛꯄꯀꯣ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯑꯩꯁꯦ ꯂꯩꯁꯥꯅ ꯅꯪꯅ ꯑꯩꯁꯦ ꯂꯧꯈ꯭ꯔꯕ ꯅꯨꯄꯤꯅꯦꯅ ꯅꯪꯅ ꯕꯗꯅꯥꯝ ꯄꯤꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯆꯦꯜꯂꯨꯔꯦꯅ ꯊꯣꯛꯄꯅ ꯅꯥꯈꯩ ꯁꯦꯡꯅ ꯐꯔꯦꯅ ꯑꯩꯈꯣই ꯆꯦꯜꯂꯨꯔꯒꯗꯤ ꯑꯗꯨꯝꯕꯁꯦ ꯍꯥꯏꯅꯗ꯭ꯔꯦꯗꯅ ꯂꯩꯁꯥꯔꯒ ꯂꯩꯍꯧꯔꯒꯗꯤ ꯃꯥꯗꯤ ꯑꯩꯅ ꯑꯗꯨ ꯇꯧꯈ꯭ꯔꯕꯅꯤꯅ ꯁꯟꯇꯣꯛꯏꯗꯅ ꯑꯗꯨꯒꯤ ꯑꯩꯗꯣ ꯆꯦꯜꯂꯦꯅ ꯅꯃꯥ ꯊꯣꯡꯉꯒꯦ ꯑꯅ ꯆꯦꯟꯕꯅꯤ ꯀꯥꯏꯅꯀꯣ ꯅꯨꯄꯤꯁꯤꯅꯒ ꯍꯥꯏꯔꯛꯄ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯃꯥꯅ ꯌꯥꯝ ꯁꯥꯊꯤꯅ ꯊꯃꯣꯏ ꯆꯥꯛꯅ ꯃꯥꯁꯨ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯂꯤꯕ ꯂꯥꯛꯄꯅꯦꯕ ꯑꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏ ꯃꯕꯥꯅꯤꯒꯤ ꯆꯦꯟꯕꯒꯤ ꯃꯑꯣꯡ ꯃꯥꯅ ꯅꯨꯄꯤꯁꯦ ꯃꯌꯨꯝꯗꯒꯤ ꯀꯧꯊꯣꯛꯄꯒꯤ ꯃꯑꯣꯡ ꯌꯥꯝ ꯊꯤꯅ ꯃꯑꯣꯡ ꯇꯥꯏ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯩ ꯃꯕꯥꯅꯤꯅꯒ ꯍꯨ ꯊꯛꯅꯒꯦꯅꯒ ꯃꯥꯅ ꯍꯨ ꯊꯛꯀꯦꯒ ꯇꯧꯕ ꯅꯨꯄꯤꯗꯨꯅ ꯃꯨꯟꯕ ꯑꯗꯩ ꯃꯕꯥꯅꯤꯅꯒ ꯆꯦꯟꯕꯁꯤꯗ ꯆꯤꯡꯅꯗꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇꯨꯗ ꯏꯟꯊꯨꯅꯗꯅ ꯐꯨꯅꯗꯅ ꯑꯗꯩ ꯑꯃꯨꯛ ꯆꯤꯡꯉꯤ ꯇꯣꯔꯦꯟ ꯆꯣꯡꯊꯅꯤ ꯑꯃꯨꯛ ꯇꯧ ꯉꯍꯥꯟꯈꯩ ꯌꯥꯎꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦꯕ ꯍꯨꯒ ꯃꯨꯟꯅꯕ ꯈꯣꯠꯄ ꯑꯗꯩꯗꯤ ꯑꯗ ꯑꯩꯅ ꯍꯥꯏꯌꯦ ꯅꯪ ꯅꯊꯧꯅꯥ ꯌꯥꯝ ꯐꯕꯗꯤ ꯑꯗꯨꯕꯨ ꯅꯪꯁꯦ ꯅꯪꯒꯤ ꯅꯊꯧꯅꯥꯗꯣ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯦ ꯑꯗꯣ ꯁꯤꯖꯤꯟꯅꯔꯨꯔꯅꯨ ꯅꯪ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯅꯊꯧꯅꯥꯗꯣ ꯁꯤꯖꯤꯟꯅꯔꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯄꯣꯠꯂꯣꯏ ꯉꯥꯛꯇꯅꯤ ꯌꯦꯡꯅꯔꯤꯁꯦ ꯑꯗꯨꯅ ꯅꯪꯁꯨ ꯍꯌꯦꯡ ꯅꯨꯄꯥꯗꯨꯒꯤ ꯆꯥꯡ ꯇꯥꯗꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯅ ꯅꯪꯒꯤ ꯑꯍꯥꯟꯕ ꯅꯪꯒꯤ ꯇꯧꯒꯗꯕ ꯅꯪꯒꯤ ꯀꯩꯅꯣꯅꯤ ꯋꯥꯁꯛꯅꯤ ꯑꯗꯨꯒ ꯅꯪꯅ ꯀꯩꯒꯨꯝꯕ ꯆꯥꯡ ꯇꯥꯅ ꯍꯤꯡꯈ꯭ꯔꯒꯗꯤ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯅꯪꯅ ꯍꯦꯟꯅꯕ ꯅꯪꯁꯨ ꯆꯥꯡ ꯇꯥꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨ ꯍꯥꯟꯅ ꯅꯪ ꯍꯣꯠꯅꯒꯗꯕꯅꯤ ꯅꯃꯥ ꯅꯄꯥꯒꯤ ꯈꯜꯂꯨ ꯅꯪ ꯅꯊꯟꯗꯅꯤ ꯄꯣꯛꯏꯁꯦ ꯅꯨꯄꯤꯗꯨꯒꯤꯗꯃꯛꯇ ꯃꯥꯡꯍꯟꯒꯅꯨ ꯍꯥꯏꯌꯦꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅꯒ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯋꯥꯍꯩ ꯌꯥꯝ ꯐꯖꯕ ꯑꯃꯁꯨ ꯃꯥꯅ ꯂꯤꯔꯝꯃꯦꯀꯣ ꯃꯣꯏ ꯃꯃꯥꯒ ꯃꯄꯥꯒꯁꯤꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅꯒ ꯄꯤꯊꯣꯔꯛꯄꯗꯣ ꯆꯦꯒ ꯏꯅꯔꯒ ꯅꯨꯡꯗꯥꯡꯗꯒ ꯑꯗꯨꯗꯒ ꯃꯌꯨꯝ ꯌꯧꯔꯀꯥꯟꯗ ꯃꯣꯏꯁꯦ ꯃꯌꯥꯝ ꯀꯞꯅꯕ ꯂꯥꯎꯅꯕ ꯃꯆꯥꯅꯨꯄꯥꯁꯤꯅ ꯁꯤꯔꯒꯦ ꯇꯧꯕꯗ ꯐꯥꯅꯕꯗꯨꯗꯒ ꯀꯩꯅꯣ ꯃꯃꯥꯗꯨꯅꯒ ꯍꯥꯏꯕ ꯑꯁ ꯃꯥꯅ ꯌꯥꯝꯅ ꯌꯨꯝ ꯑꯔꯤꯡꯕ ꯄꯥꯝꯃꯗꯤ ꯀꯥꯔ ꯌꯥꯝ ꯄꯥꯝꯃꯗꯤ ꯀꯩꯅꯣ ꯅꯄꯥ ꯏꯕꯥꯅꯤꯒꯤ ꯀꯤꯗꯅꯤꯁꯨ ꯌꯣꯟꯊꯣꯛꯀꯦ ꯑꯗꯣ ꯀꯥꯔ ꯂꯩꯒꯦ ꯌꯨꯝ ꯕꯤꯜꯗꯤꯡ ꯁꯥꯕꯤꯔꯝꯒꯦ ꯏꯆꯥꯒꯤ ꯅꯤꯡꯕ ꯀꯥꯏꯗꯣꯏ ꯑꯣꯏꯔꯗꯤ ꯀꯥꯏꯅ ꯑꯗꯩ ꯁꯥꯏꯀꯜ ꯊꯧꯕ ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯕꯣ ꯀꯥꯔ ꯊꯧꯕ ꯈꯛꯇ ꯅꯨꯄꯥꯔꯣ ꯀꯥꯏꯅꯒ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯃꯤ ꯅꯠꯇ꯭ꯔꯕꯣ ꯀꯥꯏꯅ ꯃꯃꯥꯁꯤꯅꯒ ꯀꯞꯄꯒ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯃꯥꯅ ꯃꯃꯥꯗꯨꯅꯒ ꯀꯤꯗꯅꯤ ꯅꯄꯥ ꯏꯕꯥꯅꯤꯒꯤ ꯀꯤꯗꯅꯤꯁꯦ ꯅꯥꯝ ꯅꯥꯝ ꯌꯣꯟꯊꯣꯛꯑꯒ ꯃꯥꯒꯤꯗꯃꯛꯇ ꯌꯨꯝ ꯕꯤꯜꯗꯤꯡ ꯁꯥꯔꯝꯒꯦ ꯀꯥꯔ ꯂꯩꯔꯝꯒꯦ ꯃꯥꯅꯕꯨ ꯏꯆꯥꯗ ꯂꯩꯅꯤ ꯍꯥꯏꯔꯗꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯥꯅ ꯏꯆꯥꯁꯦ ꯃꯤꯔꯥꯏꯕ ꯑꯣꯏꯔꯒꯗꯤ ꯀꯥꯏꯅ ꯃꯃꯥꯗꯨꯅ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯃꯥꯅ ꯀꯥꯎꯖꯗꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯉꯁꯤꯐꯥꯎ ꯃꯥꯗꯤ ꯑꯗꯨꯝ ꯃꯥꯏ ꯊꯃꯣꯏꯁꯦ ꯇꯥꯏꯁꯟꯕ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯔꯤꯕ ꯑꯗꯨ ꯃꯥꯅ ꯍꯥꯏꯌꯦ ꯌꯥꯝ ꯐꯖꯕ ꯑꯃꯒ ꯍꯥꯏꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯤꯗ ꯉꯥꯎꯗ꯭ꯔꯤꯕ ꯃꯤꯅꯗꯤ ꯈꯪꯉꯣꯏ ꯍꯥꯏꯀꯣ ꯑꯃꯃꯨꯛ ꯀꯣꯏꯅꯕ ꯑꯃꯃꯨꯛ ꯀꯣꯏꯅ ꯄꯪꯀꯣꯏ ꯀꯣꯏꯕ ꯄꯨꯔꯥ ꯂꯨꯞꯇꯕꯗꯣ ꯑꯗꯨꯅꯗꯤ ꯈꯪꯉꯣꯏꯅ ꯁꯤꯃꯗꯤ ꯂꯧꯔꯒꯦ ꯁꯤꯃꯗ ꯂꯩꯔꯒꯦꯅ ꯂꯨꯞꯄ ꯃꯤ ꯑꯃꯈꯛ ꯅꯨꯡꯁꯤꯕ ꯀꯣꯛꯁꯤꯗ ꯃꯤ ꯑꯃꯈꯛ ꯆꯪꯕꯗꯣ ꯑꯗꯨ ꯃꯤꯈꯩꯗꯨꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯃꯁꯥꯗ ꯂꯣꯏꯅ ꯄꯥꯟꯒꯅꯤ ꯂꯣꯏ ꯈꯪꯒꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯔꯦꯞꯄ ꯑꯃ ꯃꯥꯅ ꯉꯥꯎꯖꯕ ꯑꯃ ꯂꯩꯈ꯭ꯔꯕ ꯀꯣꯛꯁꯤꯗ ꯃꯤ ꯑꯅꯤ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯌꯦꯕ ꯄꯨꯔꯥ ꯅꯣꯡ ꯍꯦꯛ ꯉꯥꯟꯕ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯁꯦ ꯁꯤꯗꯒꯤ ꯃꯥ ꯍꯧꯒꯠꯂꯝꯃꯗ꯭ꯔꯥ ꯃꯥ ꯀꯩꯗꯧꯔꯝꯈꯤꯗꯒꯦ ꯑꯗꯨꯅ ꯑꯗꯨꯝ ꯀꯣꯛꯁꯤꯗꯅꯦ ꯃꯥꯒ ꯂꯣꯏꯅꯔꯒ ꯑꯗꯨꯝ ꯇꯣꯠꯅꯔꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯟꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯃꯕꯥꯅꯤꯅ ꯎꯅꯈꯤꯕꯒꯤ ꯋꯥꯔꯤꯒꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉ ꯑꯃꯨꯛ ꯅꯣꯛꯄꯤ ꯇꯧꯔꯒ ꯑꯗꯨꯝ ꯃꯪꯉꯣꯏ ꯍꯥꯋꯣꯏ ꯄꯨꯟꯁꯤꯁꯦ ꯏꯁꯥꯁꯤꯗ ꯃꯤ ꯑꯅꯤ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯀꯣꯛꯁꯤꯗ ꯃꯤ ꯑꯅꯤ ꯄꯨꯜꯂꯒ
ꯄꯨꯂꯞ ꯇꯣꯠꯁꯟꯅꯔꯒ ꯂꯩꯔꯕꯅꯤꯅ ꯍꯥꯏꯌꯦꯕ ꯁꯤꯁꯦ ꯑꯗꯨꯃꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯤꯈꯩꯅ ꯈꯪꯒꯅꯤ ꯍꯥꯏꯌꯦꯕ ꯃꯥꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯌꯥꯝ ꯊꯃꯣꯏ ꯆꯥꯛꯅ ꯂꯩꯔꯝꯃꯤ ꯑꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯏꯟꯈꯠꯂꯛꯄꯗ ꯅꯤꯁꯥꯅ ꯉꯥꯎꯈꯤꯕ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯗꯒꯤ ꯉꯥꯎꯈꯤꯕ ꯃꯈꯟ ꯃꯈꯟ ꯌꯥꯝꯃꯦꯀꯣ ꯑꯗꯨ ꯏꯟꯈꯠꯂꯛꯄꯗ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕ ꯍꯥꯏꯕꯁꯤꯅꯁꯨ ꯏꯟꯈꯠꯂꯛꯄ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯀꯌా ꯑꯃ ꯊꯃꯣꯏ ꯀꯥꯏꯍꯜꯂꯦꯕ ꯁꯤꯁꯨ ꯑꯔꯨꯕ ꯂꯩꯅꯥ ꯃꯈꯜ ꯑꯃꯅꯦꯕ ꯅꯤꯁꯥꯅ ꯉꯥꯎꯍꯟꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯨ ꯑꯦꯗꯤꯛ ꯃꯈꯜ ꯑꯃꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯗ ꯂꯥꯏꯆꯨꯈꯤꯕ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯗ ꯂꯥꯏꯆꯨꯈꯤꯕ ꯑꯦꯗꯤꯛ ꯄꯨꯔꯥ ꯑꯣꯏꯈ꯭ꯔꯕ ꯀꯩꯒꯨꯝꯕ ꯑꯃꯐꯥꯎ ꯍꯣꯠꯅꯅꯤꯡꯗ꯭ꯔꯕ ꯃꯁꯥꯁꯤꯗ ꯃꯤ ꯃꯥꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯗꯨ ꯈꯛ ꯎꯕ ꯃꯤꯗꯨ ꯈꯛ ꯄꯥꯎ ꯐꯥꯎꯅꯅꯤꯡꯕ ꯃꯤꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯤꯉꯩꯅ ꯃꯉꯣꯟꯗ ꯑꯋꯥꯕ ꯂꯩꯇꯕ ꯃꯤꯗꯨꯒ ꯍꯦꯛ ꯄꯥꯎ ꯐꯥꯎꯅꯗꯕꯗꯅ ꯑꯉꯥꯎꯕ ꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯁꯨꯅꯤꯡ ꯆꯠꯅꯤꯡꯕ ꯍꯣꯠꯅꯅꯤꯡꯕ ꯀꯔꯤꯝ ꯄꯣꯛꯇ꯭ꯔꯕ ꯑꯩꯈꯣꯏ ꯅꯤꯁꯥꯅ ꯅꯤꯁꯥ ꯆꯥꯔ ꯇꯥꯔ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯃꯤꯁꯤꯒꯤ ꯋꯥꯈꯜꯁꯤꯅ ꯃꯉꯣꯟꯗ ꯄꯨꯔꯥ ꯉꯥꯎꯍꯜꯂꯕ ꯑꯗꯨꯅ ꯅꯨꯡꯁꯤꯕꯁꯤꯅꯁꯨ ꯌꯥꯝ ꯆꯥꯎꯅ ꯏꯟꯈꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯅꯨꯄꯥꯁꯤꯡꯗ ꯑꯆꯧꯕ ꯅꯤꯡꯕ ꯀꯥꯏꯍꯟꯕ ꯚꯤꯛꯇꯤꯃꯥꯏꯁ ꯑꯣꯏꯍꯟꯈꯤꯕ ꯚꯤꯛꯇꯤꯝ ꯑꯣꯏꯍꯟꯈꯤꯕ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯗꯒꯤꯀꯣ ꯌꯥꯝ ꯊꯤꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩꯕ ꯑꯗꯨꯅ ꯌꯥꯝ ꯆꯦꯛꯁꯟꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯂꯒꯗꯤ ꯌꯥꯝ ꯆꯦꯛꯁꯟꯅ ꯆꯠꯄ ꯏꯁꯥꯁꯦ ꯅꯨꯡꯁꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯡꯍꯟꯗꯅꯕ ꯍꯣꯠꯅꯕ ꯑꯃꯈꯛ ꯆꯪꯉꯦꯕꯀꯣ ꯑꯗꯩ ꯃꯥꯅ ꯉꯁꯥꯏꯒ ꯍꯥꯏꯔꯤꯕ ꯀꯣꯏꯅꯕꯗꯤ ꯀ꯭ꯂꯥꯁ 9, 10ꯁꯤꯗ 11, 12ꯁꯤꯗ ꯅꯨꯡꯁꯤꯗꯅ ꯑꯩꯈꯣই ꯕꯦꯁ ꯃꯁꯦꯟꯁꯦ ꯀꯣꯏꯅꯅꯤ ꯂꯧꯕꯗꯤ ꯑꯩꯈꯣꯏꯗꯤ ꯈꯔ ꯍꯟꯈꯤꯕ ꯊꯕꯛꯀ ꯇꯧꯈꯤꯕ ꯀꯥꯔꯒ ꯊꯧꯈꯤꯕ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯅ ꯇꯥꯞ ꯂꯧꯈꯤꯅꯤ ꯑꯩꯈꯣꯏꯅ ꯀꯣꯏꯅꯩꯁꯤꯗꯤ ꯑꯔꯦꯝꯕꯅꯦ ꯑꯩꯈꯣꯏꯅ ꯉꯥꯎꯔꯒ ꯂꯩꯍꯧꯅꯤ ꯀꯥꯏꯅ ꯃꯥꯅ ꯍꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯗꯨꯅ ꯉꯥꯡꯊꯣꯛꯑꯝꯕ ꯃꯌꯥꯝꯗꯨꯀꯣ ꯃꯉꯣꯟꯁꯤꯗꯩꯁꯤꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯅꯨꯡꯁꯤꯕꯁꯤꯗ ꯌꯥꯝ ꯆꯦꯛꯁꯟꯅꯕ ꯑꯗꯨꯒ ꯑꯍꯦꯟꯕ ꯄꯥꯝꯅꯔꯒ ꯃꯤ ꯑꯃ ꯃꯥꯡꯍꯜꯂꯝꯕꯁꯦ ꯁꯤ ꯃꯥꯡꯍꯜꯂꯝꯗꯅꯕ ꯁꯤ ꯈꯛꯇꯪꯒꯤ ꯃꯦꯁꯦꯖꯇ ꯑꯩꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯤꯖꯕꯅꯤ ꯌꯥꯝ ꯋꯥꯏ ꯁꯤ ꯋꯥꯔꯤꯁꯦ ꯂꯤꯕꯗ ꯑꯩꯁꯨ ꯃꯤꯠꯇꯒ ꯎꯏꯌꯦ ꯃꯥ ꯑꯉꯥꯡꯗꯨꯅ ꯂꯤꯔꯤꯉꯩꯗꯁꯨ ꯑꯩꯅ ꯃꯤꯠꯇ ꯎꯏꯌꯦꯕꯀꯣ ꯃꯣꯏꯅꯒ ꯆꯦꯟꯕꯗꯒ ꯃꯕꯥꯅꯤꯅ ꯇꯧꯔꯝꯗꯣꯏꯕ ꯃꯌꯥꯝꯗꯣ ꯏꯟꯅꯗꯅ ꯂꯩꯈꯣꯝ ꯃꯔꯛꯇꯨꯗ ꯑꯗꯒꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯤꯗꯨꯅꯒ ꯃꯥꯅ ꯍꯥꯏꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯅ ꯀꯥꯎꯍꯧꯗꯕ ꯍꯧꯖꯤꯛꯐꯥꯎꯀꯣ ꯊꯥꯕꯜ ꯃꯉꯥꯟꯗꯨꯗ ꯃꯥꯅ ꯅꯨꯄꯥꯗꯨꯅꯒ ꯅꯨꯄꯥ ꯑꯃ ꯒꯥꯔꯤ ꯊꯧꯔꯛꯄꯗꯨꯅ ꯀꯩꯅꯣ ꯅꯕꯥꯏꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯗꯨꯗꯨꯒ ꯍꯥꯏꯕꯗ ꯃꯥꯅ ꯌꯦꯠꯄꯤꯔꯛꯑꯅꯨ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯏꯌꯥꯝꯕ ꯑꯗꯨꯝ ꯒꯥꯔꯤ ꯊꯧꯐꯝ ꯊꯣꯛꯄ ꯊꯧꯈ꯭ꯔꯣꯒ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯀꯩ ꯌꯦꯠꯇꯕ ꯅꯪꯒ ꯅꯨꯄꯤꯁꯤꯒ ꯑꯍꯤꯡ ꯊꯦꯡꯉꯕꯁꯤꯗ ꯆꯤꯡꯅ ꯂꯩꯔꯒ ꯑꯩ ꯀꯃꯥꯏꯅ ꯒꯥꯔꯤ ꯊꯧꯈꯤꯗꯣꯏꯅꯣ ꯍꯥꯏꯕꯗ ꯅꯨꯄꯤꯗꯨꯅꯒ ꯈꯨꯝꯃꯛꯄꯗꯣ ꯉꯁꯥꯏꯈꯩꯗꯤ ꯏꯟꯅꯗꯅ ꯂꯥꯛꯅꯗꯅ ꯑꯩ ꯆꯦꯜꯂꯣꯏ ꯈꯣꯠꯂꯣꯏ ꯉꯝꯃꯣꯏꯅ ꯇꯧꯔꯝꯃꯤꯅꯦꯕ ꯃꯈꯧꯔꯤ ꯃꯦꯠꯅꯗꯅ ꯑꯃ ꯇꯧꯗꯅ ꯑꯗꯨꯒ ꯃꯥꯅꯒ ꯗꯗꯥ ꯑꯩꯈꯣꯏꯁꯦ ꯆꯦꯜꯂꯕꯅꯤ ꯏꯕꯥꯅꯤꯒꯤꯁꯦ ꯆꯦꯜꯂꯤꯕꯅꯤ ꯗꯗꯥ ꯑꯗꯨꯝ ꯆꯠꯄꯤꯈ꯭ꯔꯣꯒ ꯍꯥꯏꯔꯛꯄꯗꯣ ꯑꯗ ꯃꯥꯅ ꯅꯨꯡꯁꯤꯈꯤꯕꯗꯣꯀꯣ ꯃꯥꯅ ꯅꯨꯄꯤꯁꯤꯅꯁꯨ ꯃꯥꯁꯦ ꯅꯨꯡꯁꯤꯗꯕ꯭ꯔꯥꯁꯨ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯂꯦꯞꯄꯅ ꯑꯍꯦꯟꯕꯒꯤ ꯂꯦꯞꯈꯤꯕ ꯊꯃꯣꯏꯗꯗꯤ ꯅꯨꯡꯁꯤꯕꯗꯤ ꯌꯥꯎꯔꯤꯕ ꯀꯥꯎꯕꯗꯤ ꯅꯠꯇꯕ ꯂꯦꯞꯄꯗꯤ ꯑꯍꯦꯟꯕꯒꯤ ꯂꯦꯞꯈꯤꯕ ꯑꯗꯨꯗꯣ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯀꯩꯗꯧꯕꯩ ꯍꯥꯏꯔꯝꯃꯤꯅꯣ ꯀꯥꯏꯅ ꯑꯗꯩ ꯃꯥꯅꯒ ꯅꯨꯄꯤꯁꯤꯒꯤꯁꯨ ꯃꯈꯧꯔꯤ ꯄꯥꯏꯁꯟꯕ ꯃꯥꯁꯨ ꯃꯊꯟꯇ ꯁꯤꯅꯦ ꯄꯥꯏꯁꯟꯕ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕ ꯃꯇꯥꯡ ꯃꯤꯠꯇ ꯃꯥꯅ ꯂꯤꯕꯗ ꯎꯏꯕꯀꯣ ꯃꯥꯅ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯒ ꯃꯥꯅꯒ ꯐꯣꯟꯒꯁꯦ ꯐꯪꯗꯕ ꯗ ꯆꯠꯂꯒ ꯆꯤꯊꯤ ꯑꯃꯨꯛ ꯄꯤꯍꯟ ꯐꯣꯟ ꯑꯃꯨꯛ ꯄꯤꯍꯟꯒ ꯇꯧꯔꯒ ꯑꯗꯨꯒꯤ ꯀꯩꯅꯣꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯣ ꯃꯥꯅ ꯃꯃꯥꯟꯅꯕꯤꯗꯨꯗ ꯐꯣꯟꯗꯣ ꯄꯤꯔꯝꯃꯒ ꯑꯩ ꯉꯁꯥꯏ ꯑꯃ ꯀꯥꯎꯍꯧꯔꯦ ꯁꯥꯏꯂꯦꯟꯁꯦ ꯊꯝꯍꯧꯗ꯭ꯔꯦꯕ ꯃꯥꯅ ꯑꯗꯨꯗꯣ ꯍꯣꯔꯦꯟ ꯇꯧꯕꯗ ꯃꯃꯥ ꯍꯣꯏ ꯇꯥꯔꯅꯦ ꯀꯥꯏꯅ ꯁꯥꯏꯀꯜꯁꯦ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯔꯒ ꯍꯨꯠ ꯂꯥꯎ ꯍꯜꯂ ꯊꯧꯔꯒ ꯑꯩ ꯐꯣꯟꯗꯣ ꯁꯥꯏꯂꯦꯟ ꯊꯝꯃꯝꯗ꯭ꯔꯦ ꯁꯥꯏꯂꯦꯟ ꯑꯝꯇ ꯊꯝꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯩꯅ ꯇꯧꯕꯗ ꯃꯃꯥ ꯍꯣꯏ ꯇꯥꯔꯗꯤ ꯐꯣꯟꯁꯦ ꯂꯧꯈ꯭ꯔꯅꯤ ꯀꯥꯏꯅ ꯁꯥꯏꯂꯦꯟ ꯑꯃꯨꯛ ꯊꯝꯃꯨꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯅꯣꯛꯑꯦ ꯑꯗꯨꯀꯥꯟꯗꯒ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯑꯩꯁꯦ ꯋꯥꯔꯤꯁꯦ ꯃꯥꯒꯤ ꯔꯤꯄꯣꯔꯠꯁꯦ ꯂꯧꯅ ꯑꯩꯗꯤ ꯀꯟꯅ ꯏꯔꯤꯅꯦ ꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯋꯥꯍꯩ ꯑꯃꯐꯥꯎ ꯆꯤꯊꯗꯅ ꯏꯔꯤꯅꯦꯕꯀꯣ ꯃꯥꯕꯨ ꯋꯥꯠꯍꯟꯗꯒꯩ ꯑꯗꯨꯗ ꯅꯣꯛꯑꯦꯕ ꯃꯥꯒꯤ ꯑꯗꯨꯒꯤ ꯃꯇꯥꯡ ꯍꯜꯂꯒ ꯑꯃꯨꯛ ꯁꯥꯏꯂꯦꯟ ꯊꯝꯃꯨꯕꯗꯣ ꯑꯗꯩ ꯑꯃꯨꯛ ꯃꯥꯅ ꯅꯣꯡ ꯅꯤꯅꯤꯗꯪ ꯄꯥꯎ ꯐꯥꯎꯅꯗꯕꯗ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯍꯣꯠꯅꯖꯕꯗꯣ ꯆꯤꯊꯤ ꯑꯃꯨꯛ ꯄꯤꯁꯟ ꯑꯗꯨꯒꯤ ꯃꯥꯅ ꯂꯧꯍꯧꯗꯕꯒꯤ ꯂꯧ ꯍꯟꯕꯤꯔꯛꯇ꯭ꯔꯁꯨ ꯂꯧꯍꯧꯕꯐꯥꯎꯗꯤ ꯌꯥꯏꯗ ꯃꯥ ꯒꯥꯏꯅꯒ ꯍꯥꯏꯕ ꯑꯩꯁꯦ ꯋꯥꯔꯤꯁꯦ ꯂꯧꯅ ꯅꯣꯛꯑꯦꯕ ꯍꯥꯏꯕꯗꯤ ꯃꯥꯅ ꯍꯣꯠꯅꯖꯕꯒꯤ ꯆꯥꯡꯗꯣ ꯄꯥꯎꯁꯦ ꯐꯥꯎꯅꯅꯤꯡꯕꯒꯤ ꯉꯥꯎꯕꯒꯤ ꯑꯗꯩ ꯃꯣꯏꯅꯤꯅꯒ ꯍꯨ ꯃꯨꯟꯅꯕ ꯑꯗꯩ ꯍꯨꯒꯗꯣ ꯂꯧꯕꯨꯛꯇ ꯃꯥꯅ ꯆꯦꯟꯊꯔꯒ ꯑꯃꯨꯛ ꯊꯤꯔꯨꯕ ꯑꯗꯩ ꯃꯥꯅ ꯈꯨꯜꯂ ꯊꯛꯀꯦ ꯇꯧꯔꯒ ꯅꯨꯄꯤꯗꯨꯅ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯔꯛꯄꯗ ꯅꯨꯄꯤꯁꯤꯅ ꯌꯦꯡꯊꯣꯔꯛꯑꯝꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯁꯤꯔꯗꯕꯅꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯃꯥꯏ ꯃꯃꯥꯡꯗꯅ ꯑꯃ ꯂꯥꯜꯂꯦ ꯈꯣꯠꯂꯦ ꯀꯞꯇꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕꯒꯤꯅꯤ ꯒ ꯍꯥꯏꯔꯒ ꯃꯌꯨꯝ ꯌꯧꯈ꯭ꯔꯒꯅ ꯍꯦꯛꯇ ꯐꯣꯟ ꯍꯦꯛꯇ パꯏꯔꯛꯇꯕꯤ ꯊꯣꯛꯄ ꯍꯦꯛꯇ ꯇꯧꯈꯤꯕ ꯁꯤꯒꯤ ꯃꯉꯣꯟꯁꯤꯗ ꯉꯥꯎꯈꯤꯕ ꯑꯁ ꯃꯥꯅꯒ ꯉꯥꯎꯔꯝꯗꯣꯏꯗꯣ ꯍꯥꯏꯕꯗ ꯂꯤꯕꯗ ꯉꯥꯛꯇꯪ ꯂꯤꯔꯕ ꯋꯥꯅꯤ ꯃꯤ ꯑꯃꯒꯤ ꯊꯃꯣꯏꯗꯗꯤ ꯆꯩꯅꯥꯁꯦ ꯈꯪꯉꯝꯗꯅ ꯄꯤꯔꯕ ꯆꯩꯊꯦꯡꯅꯤꯀꯣ ꯁꯤꯁꯦ ꯑꯗꯣ ꯅꯨꯡꯁꯤꯕꯗ ꯁꯨꯃꯥꯏꯅ ꯃꯤꯅ ꯃꯤꯔꯥꯏꯕꯤꯔꯝꯕ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯊꯃꯣꯏꯗ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯤꯀꯣ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ
ꯇꯪ ꯄꯥꯜꯂꯝꯒꯅꯦꯕ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯕ ꯄꯥꯈꯪꯁꯤꯡ ꯑꯍꯦꯟꯕ ꯄꯥꯝꯕꯗꯒꯤ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯕ ꯄꯥꯈꯪꯁꯤꯡꯗ ꯌꯥꯝ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯑꯩꯅ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗꯤ ꯕ꯭ꯔꯦꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯧꯃꯤꯟꯅꯔꯁꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯉꯁꯤ ꯑꯣꯖꯥꯅ ꯂꯤꯕꯤꯔꯤꯕꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯊꯃꯣꯏ ꯀꯥꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡꯅꯤ ꯑꯗꯨꯒ ꯊꯝꯕꯤꯔꯤꯕ ꯇꯣꯄꯤꯛ ꯑꯩꯈꯣꯏꯒꯤ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯤꯕꯤꯔꯤꯕ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤꯗꯒꯤ ꯑꯍꯦꯟꯕ ꯀꯃꯦꯟꯁ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯈꯟꯅ ꯅꯩꯅꯔꯒ ꯑꯩꯈꯣꯏꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯁꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤ ꯂꯧꯃꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗꯨꯗ ꯃꯌꯥꯝꯁꯤ ꯐꯤꯗꯕꯦꯛ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯀꯤ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯀꯌా ꯑꯃꯁꯨ ꯇꯥꯕꯤꯕ ꯂꯩꯔꯝꯃꯅꯤ ꯑꯗꯨ ꯃꯌꯥꯝꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯤꯡꯗꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯔꯒ ꯕ꯭ꯔꯦꯛꯀꯤ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛꯀ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯉꯥꯏꯈꯣ ꯅꯈꯨꯠ ꯆꯠꯂꯦ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯑꯩꯒꯤ ꯏꯅꯥꯎꯕꯨ ꯅꯪꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯝꯃꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ ꯅꯪ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯊꯦꯛꯀꯠꯂꯤꯕ ꯅꯉꯛꯇꯣ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯩꯅ ꯍꯥꯏꯊꯍꯟꯕ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯖꯤꯜꯂꯨ ꯑꯩꯅ ꯂꯧꯅꯤꯡꯕ ꯑꯄꯥꯝꯕ ꯅꯨꯄꯤ ꯂꯧꯒꯅꯤ ꯄꯥꯝꯗꯕ ꯅꯨꯄꯤꯗꯗꯤ ꯑꯩꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯣꯏ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯒ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯇꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯌꯥꯔꯦ ꯂꯦꯡꯉꯣ ꯍꯣꯏ ꯅꯪ ꯉꯥꯏꯈꯣ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯊꯧꯒꯜꯁꯨ ꯇꯧꯅꯤꯡꯗꯦ ꯑꯋꯥꯠ ꯑꯄꯥ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯂꯣꯏꯁꯟꯗꯦ ꯅꯠꯇꯦ ꯊꯕꯛꯇꯣ ꯉꯟꯅ ꯆꯠꯅꯤ ꯍꯥꯏꯔꯗꯤ ꯀꯔꯤꯅꯣ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ ꯌꯥꯗꯕ꯭ꯔꯥꯕ ꯃꯄꯨꯔꯣꯏꯕꯅ ꯇꯨꯝꯕ ꯍꯧꯒꯠꯇꯦꯅꯕꯨ ꯑꯁꯨꯛ ꯊꯦꯡꯉꯁꯤꯕꯣ ꯅꯪ ꯍꯧꯗꯣꯛꯄ ꯆꯪꯗꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯔꯤꯁꯤ ꯍꯥꯏꯅꯣ ꯆꯟꯅꯔꯣꯏꯌꯦ ꯅꯪ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯕ ꯉꯝꯅꯦꯗꯤ ꯈꯜꯂꯨꯅꯣꯕ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯏꯆꯥ ꯅꯠꯇꯤꯌꯦ ꯃꯇꯝ ꯆꯥꯅ ꯃꯊꯧ ꯃꯁꯛ ꯈꯪꯕꯗ ꯍꯥꯏꯅꯔꯤꯕꯅꯤ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯆꯠꯆꯕ ꯏꯆꯥꯅꯦ ꯅꯣꯏꯒꯤ ꯅꯆꯤꯟ ꯅꯅꯥꯎꯁꯦ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥꯡꯉꯕꯅꯦ ꯃꯥꯡꯉꯕꯅꯦ ꯃꯥꯒꯤ ꯃꯔꯨꯑꯣꯏꯕ ꯐꯥꯏꯜ ꯑꯃ ꯒꯚꯔꯟꯃꯦꯟꯠ ꯂꯧꯕ ꯂꯥꯛꯄꯅꯦ ꯑꯝꯇ ꯄꯨꯊꯣꯛꯄꯤꯔꯛꯎꯕ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯔꯨꯝꯗꯨꯗ ꯂꯩꯍꯧꯋꯦ ꯍꯥꯏꯕꯅꯤ ꯍꯣꯏ ꯀꯩꯗꯧꯔꯦ ꯅꯤꯡꯊꯧ ꯏꯃꯥ ꯁꯂꯥꯏꯒ ꯍꯣꯕꯦ ꯆꯠꯄꯗ ꯃꯤꯇꯤꯡꯗ ꯄꯨꯊꯣꯛꯀꯗꯕ ꯃꯔꯨꯑꯣꯏꯕ ꯈꯔ ꯌꯥꯎꯕ ꯐꯥꯏꯜ ꯑꯃ ꯀꯧꯔꯝꯕꯗꯒꯤ ꯂꯧꯕ ꯂꯥꯛꯄꯅꯤ ꯐꯥꯏꯜꯗꯤ ꯂꯧꯔꯕꯣ ꯂꯧꯗ꯭ꯔꯤ ꯏꯃꯥ ꯅꯤꯡꯁꯤꯡꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎ ꯄꯨꯊꯣꯔꯛꯇ꯭ꯔꯤ ꯃꯇꯝꯁꯨ ꯑꯥ ꯌꯧꯈ꯭ꯔꯦ ꯃꯥꯅ ꯀꯩ ꯈꯪꯗꯣꯏꯅꯣ ꯅꯣꯏꯁꯤꯗꯤꯕꯀꯣ ꯑꯁ ꯀꯔꯤ ꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣ ꯑꯩꯕꯨ ꯏꯃꯥ ꯏꯕꯦꯝ ꯃꯁꯤ ꯀꯩꯗꯧꯔꯦ ꯍꯥ ꯏꯁ ꯏꯃꯥ ꯏꯕꯦꯝ ꯃꯁꯤ ꯍꯩ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯀꯔꯤꯅꯣ ꯅꯪ ꯇꯩꯁꯦ ꯅꯪꯅ ꯍꯦꯛꯇ ꯄꯪꯆꯪꯗ ꯆꯪꯕ ꯌꯥꯕ ꯀꯥꯔꯁꯦ ꯅꯈꯨꯠꯅ ꯁꯣꯛꯄꯒꯤ ꯍꯛ ꯂꯩꯇꯕ ꯄꯣꯠꯁꯦ ꯅꯪꯅ ꯊꯨꯒꯥꯏꯔꯤꯕꯅꯤꯅꯦ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯒꯦ ꯅꯠꯇꯦ ꯃꯔꯥ ꯂꯩꯇꯕ ꯄꯣꯠꯇ ꯇꯥꯏꯅꯁꯤ ꯀꯔꯤꯒꯤꯅꯣ ꯅꯃꯥꯏꯗꯣ ꯏꯀꯥꯏꯌꯨꯅꯦꯍꯦ ꯏꯆꯥꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯧꯕ ꯅꯠꯇꯦꯅꯦꯍꯦ ꯅꯣꯏꯒꯤ ꯅꯆꯤꯟ ꯅꯅꯥꯎꯅ ꯉꯝꯕꯁꯦ ꯉꯝꯃꯤꯗꯀꯣ ꯃꯊꯣꯡ ꯆꯥꯔꯣꯏꯕ ꯏꯃꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯁꯤ ꯀꯥꯁꯤꯗ ꯆꯪꯉꯔꯣꯏꯒꯦ ꯀꯔꯤ ꯀꯥꯟꯗꯕ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯏꯃꯥ ꯏꯆꯥꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯄꯣꯠꯁꯦ ꯅꯪꯅ ꯊꯨꯒꯥꯏꯔꯦꯗꯅ ꯈꯪꯅꯦꯕ ꯅꯪ
이짜도 락도 락히 쳐놓아봐 농아이니들은 농아이니봐 mayambu break ki matungda amukha na taram nokchari mayamna yengbiribase ko ipo media na mayamgi damakta series 9 puthok chaliba crime diaries ki mau dragon nepal suba episode ni 98 suba episode yorokpa habasi ekhoi mayamgi support mayam nungsi bibeduna yobang amjabani habasi amukha na thamjari break ki makha tabasi ojada amukha sinajage ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯁꯦ ꯍꯟꯗꯛꯇ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯀꯣꯜꯀꯇꯥꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯕ ꯏꯅꯥꯎꯅꯨꯄꯤ ꯂꯩꯁꯥꯕꯤ ꯇꯛꯀ ꯇꯦꯛꯏꯕ ꯑꯃ ꯌꯥꯝ ꯆꯌꯦꯠꯅꯕ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯔꯨꯝꯗ ꯑꯩꯈꯣꯏꯒꯤ ꯍꯦꯡ ꯇꯧꯔꯒ ꯁꯤꯔꯝꯃꯦ ꯍꯥꯏꯕ ꯃꯤꯁꯤꯁꯤꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤꯁꯦ ꯃꯥꯁꯦ ꯃꯆꯤꯟ ꯃꯅꯥꯎ 5 ꯅꯨꯄꯤ ꯉꯥꯛꯇ 5 ꯄꯣꯛꯄ ꯅꯨꯄꯥ ꯑꯃꯈꯛꯇꯪꯅꯤ ꯑꯗꯨꯒ ꯃꯣꯏ ꯕꯕꯥꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯁꯥꯕ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤꯅꯤ ꯃꯣꯏ ꯏꯃꯥꯁꯤꯅ ꯑꯪꯒꯜꯋꯥꯗꯤꯒꯤ ꯋꯥꯀꯔꯅꯦꯕꯀꯣ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ 12ꯇꯅꯦ आर्ट्स स्ट्रीम दा माना अखोगी कनो इम्फाल ईस्ट की ओइनने सेकेंड ताएबा माजिनको अदन मोय केंद्र की कनो दगा जे ओक पै थौरंगा माजे पांगथोखीबा माजे मास्टर लोरे एमयू दा हिस्ट्री दा को अदो थोइदोंगा माजे कुमै हराव विदंग फलांग का एमता येंगबो को माना बितिना बंगाव चटपा लांगबा तौबा ngang nate yam phan lai lai su haina moy le kai khunna su loi khangni dum ko maina horakhiba ni masagi minung si jam khangba ma ja wana leita laira je ko do hen ba pamba maonda dum ba kemta leite khogi magi mana thabak to jina kolkata da khogi hsbd financial services limited ta tawba ado online da online ki khutang da interview tro gam niam sumna ma ja sangi bane ba a December 23 da sangi bane ko 2020 ka 5 ki ko do handak July 13 da ne ba mana lai jina ko aduga sigi misi ji yam ngak ba hai tare miram da bu si da du pai leite adum asi ba khakta na mangi ko yam ngak pa khara theng nei ba si misi ji gi matang da koi si da mayang ma sang khak se na ri phar ga lei ri ba kolkata gi mana lei ba mafam ji locality ni ko ado ma hoji ji phar ga lei wata ni ra pu thokre ado si da koi gi inaung nu pi je kamai to ge hab da ma je koi gi ma gi mama ji na hai ba mayam na budi khogi police na maga nungsina banu pani mana changjan lu buda smai tor me adu du haraban na Facebook ta kai da di mayam na dum nungsina ba mayang nu pa ma nungsinai hairaga dum di loi hakkat na khre ko ada maina mayang nu pa su yawi da na ada pokpi ma jina hai ba ma je mai nungsina ba lei na class 11 12 sai dai nungsina ba nu pa yang kuina nungsina ba mana ju lei ke khanja manipur da aduga nupaji du metric pass tawdeba adoga ju mane am nuksi jaiba da mama oinaga nanga ju chana de ma de metric su pass tawde nang bo hayang mina nok na roidra ade khoi ju wa moi ju wa nang bo na haiba ga je ma wai na bu nuksina ba bu lai su ai ga chana de na bu kunto om ga tra su kuina nuksina da ga haidana mana to pa hairak po kholak pa mama hoi mapa hoi da bo haiba janga ke kholage asa ji piu kholo ga harak pa ma am ta ya de hai ba nupa ji ta kho lepi hai ba do mo ju wa bo oi bani na heng ngong kong dong ve naw mayam ji ga paisa soi changa kani mo ji ma sem ka tang mayum pan da ngai ri ba ado ai paisa ka tang tan ge thabak tor ga do pa ga koina ri ba nupa ji na di thabak ma pan da ga nupi na taw to bo ju sung ya yar oi ado matam khara ai to min na silent ta lai ge ado ga ai gi thau ji da oina sang sa ka tang tan jan ge ado ga iban gi tung gi ni si je ado aina si harga di mana mo ngodo yelak ko kolak ai thabak sida ngalai tam pon tawsalak ai tension yam le ani matang ke tang dai op ta lei ke mangon da gi haidana nupa da hairam dana ma ja sat pani hai ba ko aduga ko na padana ma seng do again aduga jiki kolkata gi nupa je kamai taw ge habda si je moi ma si amada mana hairam me ba moi ga thabak tawmina bane punna ko kolik ma se ne bo office da the moment yam yet pa haitare ne ko aham di mana mateng pang pi ba aduda mana lei ba room rent se koi nupi jing khakta leibham ne ba family leite nupi khaktang gi leibham ne yum pa lu ba hala ga leiba oi gera le sabi oi gera thabak taw lak ba dei lai tam ba lak ba jingi nupi khaktang gi oi ba leibham aduda iduda maitai de amta leite ba adu mana tawi bo office ju maitai de amta yaw de ba koi maitai khangna chana ba leiraga sen ba moi gai thabak taw mina ba tuti moi gai laimina ba room da adudi oi dre mai ji ko aduna ju khudong cha jam thina laina phangi brana khalle ba aduga ma ji
ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤ ꯃꯣꯏꯁꯤ ꯃꯥꯅ ꯃꯇꯦꯡꯒ ꯁꯨꯝ ꯄꯥꯡꯕꯤꯕꯗꯣ ꯃꯣꯏꯒꯤ ꯔꯦꯟꯇꯨꯒꯁꯨ ꯅꯛꯅꯕ ꯑꯗꯨꯝ ꯂꯣꯀꯦꯂꯤꯇꯤ ꯑꯣꯏꯔꯕꯅꯤꯅ ꯑꯣꯐꯤꯁꯁꯨ ꯄꯨꯜꯂꯕꯅꯤꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯥꯅ ꯈꯪꯗꯕ ꯈꯣꯠꯇꯕ ꯑꯗꯨꯝꯕꯗ ꯁꯨꯝ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯇꯤꯟꯅꯕꯗꯒꯤ ꯃꯥꯅ ꯁꯨꯝ ꯄ꯭ꯔꯄꯣꯁ ꯇꯧꯁꯜꯂꯛꯄ ꯌꯥꯗꯕꯒꯤ ꯁꯥꯎꯕ ꯑꯗꯨꯝꯕꯩ ꯉꯪꯅꯕ ꯃꯥꯏ ꯐꯣꯟꯒꯁꯦ ꯃꯨꯜꯍꯧꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯐꯣꯟ ꯃꯨꯜꯍꯧꯔꯗꯤ ꯑꯩ ꯁꯤꯅꯤꯒ ꯍꯥꯏꯕꯗ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅ ꯀꯧꯊꯣꯛꯑꯒ ꯍꯣꯇꯦꯜ ꯃꯥꯏ ꯔꯨꯝꯁꯤꯗꯩ ꯀꯧꯊꯣꯛꯑꯒ ꯄꯤꯔꯝꯕ ꯁꯨꯃꯥꯏꯅ ꯃꯔꯩ ꯆꯀ꯭ꯔꯤ ꯅꯨꯄꯥꯁꯤꯅ ꯈꯔꯗꯤ ꯇꯧꯔꯦꯕ ꯑꯗꯨꯒꯤ ꯃꯥꯅ ꯑꯩꯗꯣ ꯃꯊꯪ ꯀꯩꯅꯣ ꯍꯟꯗꯛ ꯆꯍꯤꯁꯤ ꯂꯣꯏꯔꯒ ꯊꯕꯛ ꯃꯐꯝ ꯍꯣꯡꯗꯣꯔꯛꯑꯅꯤ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯁꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯗꯤꯁꯇꯔꯕ ꯇꯧꯋꯦ ꯑꯩꯗꯤ ꯏꯃꯥꯟꯅꯕꯗꯧ ꯈꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯣꯐꯤꯁꯇꯁꯨ ꯀꯩꯁꯨ ꯑꯩꯁꯦ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯩ ꯀꯥꯟ ꯁꯟꯗꯣꯛꯇꯅ ꯑꯗꯒꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯂꯥꯟꯅ ꯈꯜꯍꯜꯂꯦ ꯑꯩ ꯍꯩꯅꯗꯦ ꯑꯩꯗꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯇꯤꯟꯅꯔꯨꯕꯅꯤꯅ ꯍꯥꯏꯔꯝꯕ ꯂꯩ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯔꯤꯄꯣꯔꯠꯇꯒꯤꯅꯦꯕ ꯃꯌꯥꯝꯅ ꯂꯣꯏꯅ ꯀꯣꯏꯅꯕꯗꯣ ꯎꯔꯤꯁꯤꯕꯨꯗꯤ ꯅꯨꯄꯥꯁꯤꯒꯤ ꯔꯤꯄꯣꯔꯠꯇꯒꯤꯅꯦꯕꯀꯣ ꯅꯨꯃꯤꯠꯁꯤ ꯃꯥꯁꯤ ꯃꯉꯣꯟꯗ ꯃꯥꯁꯤ ꯃꯃꯥꯅ ꯍꯥꯏꯌꯦꯕꯀꯣ ꯃꯊꯧꯅꯥ ꯌꯥꯝ ꯂꯩ ꯍꯥꯏꯌꯦ ꯃꯥ ꯃꯁꯥꯒꯤ ꯁ꯭ꯇꯦꯟ ꯇꯧꯖꯕ ꯉꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯍꯥꯏ ꯃꯤ ꯊꯣꯛꯇꯕ ꯄꯥꯡꯗꯕ ꯀꯤꯒꯟꯕ ꯑꯗꯨꯝꯕ ꯑꯣꯏꯗꯦ ꯍꯥꯏꯌꯦꯕ ꯃꯁꯥꯅ ꯃꯁꯥꯒꯤ ꯗꯤꯁꯤꯖꯟ ꯂꯧꯖꯕ ꯉꯝꯕ ꯑꯩ ꯁꯤ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯇꯧꯕ ꯑꯗꯨꯒ ꯃꯥꯅ ꯀꯩꯗꯧꯉꯩꯗꯅꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯁꯨꯏꯁꯥꯏꯗ ꯇꯧꯔ ꯁꯨꯡꯁꯤ ꯁꯤꯔꯣꯏ ꯍꯥꯏ ꯑꯗꯨꯒ ꯃꯣꯏꯁꯨ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯇꯁꯨ ꯅꯪ ꯑꯣꯐꯤꯁ ꯆꯠꯇꯣꯔꯕ ꯑꯗꯨꯅ ꯑꯗꯩ ꯅꯨꯡꯗꯥꯡꯗꯁꯨ ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯥ ꯀꯩ ꯊꯣꯡꯉꯕ ꯀꯩ ꯆꯥꯔꯕꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯑꯣꯏꯒꯦꯔꯥ ꯐꯣꯟ ꯑꯣꯏꯒꯦꯔꯥ ꯃꯃꯥꯁꯤꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏ ꯃꯄꯥꯁꯨ ꯄꯥꯏꯕ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯄꯥꯏꯕ ꯃꯉꯣꯟꯗ ꯀꯩꯒꯨꯝꯕ ꯇꯦꯟꯁꯟ ꯁꯤꯕ ꯉꯝꯒꯗꯕꯒꯤ ꯀꯩꯒꯨꯝꯕ ꯂꯩꯇꯦ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯃꯛꯁꯨ ꯃꯥꯁꯦ ꯃꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯥꯒꯤ ꯆꯦꯁꯤꯗ ꯏꯔꯝꯃꯤꯕꯅ ꯍꯣꯁꯄꯤꯇꯥꯜꯗ 9:42 ꯀꯣ ꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤꯁꯤꯗ ꯁꯤꯔꯦꯅ ꯃꯥꯁꯦ ꯄꯨꯈꯠꯂꯛꯑꯦ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯗ ꯁꯤꯕꯅꯦ ꯍꯥꯏꯕ ꯃꯥꯁꯦꯀꯣ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯒ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯁꯤꯅ 9:29 ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:19 ꯁꯤꯗ wari saramba minute ahum sanaba minute taraga smai khatane bako aduga maje koi mamana nang bu kai jang sarge saksar ba hangbada asidi biryani oina sare khotle na haira me aiba kaimbo magi ahongba koi gi sige khanbagi kaino ambok leite ai normal oin wari saraga damain thamnagi haiba adoidi moida ayukta ko lakne ai police na ko kolkata police na maje smaina magi rumda suicide tawga sirame adu magi nusina nupana kano hospital da sina pukhale e mai mathai kan bangam bra yenge na ado ma gi asiwak changje lo law na call to kone hai ade moi je changjal le numitugi moi flight ticket kutakta numitugi kaknare dana ko adu ju flight matam du leitamnina numidang rang ta sanga da moi pungni pan dai yawi hai ba moi mi ge ado khoi ada leiba arambai gi sina ko ina mateng pangbiram yai moi yaw tingai da postmortem taw ke na taw badu moina e family yaudana koigi guardian gi parents ki sign yaudana kamaina postmortem taw doino na moina ga thingam me haiba moi la taw godam ne na maina ga aduga jiki nupajina koigi moi gi police nupaji statement lawbodo moi gi kendra gi MLA na moi agi koigi kainoda amu MLA masen haina haletana aduga thabiro ona police na statement lawbodo adugi copy to thari aiba adu nupajina haiba je mai hari hai mabani je saunai aduga phone la howi mana adugi nang na mai to de sirane na mana hayawi adu ai na nungai ta na phone je magi thindo ui aduga mu ma je magi nungai ta na le hobu du ai na nungai ta na nungdang phone tawda ma di loina mak suicide tawbagi chuni na ne hai mai ka da yang khat pa ko ka loi ramme aduga mana video calling tawi hai ba adu pai khale hai ba aduga ngaktang pai khalamaga ma suicide tawni habdu ulamme dana adu phone mut that kre hai ba adai ma ju cien bani hai ma ga di mana lei yum jiga den siga nak nei hai ba ko adu duna cien bani aduga mana changi bada di siramme adu mana moi adai nai virgin ko adum bajing kho maga lawdhara mathai kan bangam bra yenge haidana ji khak video calling tawnaga oi bani na haina pukhat pani haina mai report pi hai ba adu ga ju koi gi dead body ji yok thora yora aga koi gi kano poloi gre na mayumda da moina haibje mung manung na haibje koi gi kano da magi ngaksam da heng tawri me harga di koi heng taw baje koi gi mayam ma koi thengna re ba ko yam thengna re heng tawga di compulsory magi ne koi gi si sai je phi oiro thawri oiro lakhi bagi mochin mona khamte laigani adu kuchu gumen je pura sangboy muboy mi je masa khangaro wana sibagi dai mamit ka ai phak tok tana dai ma rai je ting thok pani khangde check pani khangde
pura ꯃꯤꯁꯤꯒꯤ ꯁꯛꯐꯝ ꯑꯣꯜꯂꯅꯦꯕ ꯃꯥꯁꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯗꯗꯤ ꯀꯔꯤꯝꯇ ꯃꯥꯒꯤ ꯂꯩꯇꯦ ꯍꯥꯏꯌꯦ ꯃꯉꯛꯇ ꯀꯩꯗ ꯗꯥꯛꯐꯝ ꯑꯃꯐꯥꯎ ꯂꯩꯇꯦ ꯁꯦꯠ ꯅꯥꯜꯂꯦꯌꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯀꯨꯆꯨ ꯀꯨꯃꯦꯟꯁꯦ ꯀꯔꯤꯝ ꯍꯣꯡꯗꯦꯌꯦ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯀꯩꯅꯣ ꯑꯣꯐꯤꯁ ꯆꯠꯄꯒꯤ ꯀꯦꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯂꯥꯏꯅꯔ ꯀꯩꯀꯩꯒ ꯀꯦꯕꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯑꯗꯨꯕꯨ ꯀꯔꯤꯝ ꯃꯥꯡꯗꯦ ꯍꯥꯏꯌꯦꯕ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯒ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯒꯤ ꯃꯤꯍꯥꯠꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯉꯛꯑꯦꯕ ꯑꯩꯈꯣꯏꯗꯤ ꯃꯀꯣꯛꯇ ꯀꯩꯅꯣꯝ ꯊꯣꯝ ꯍꯥꯠꯄꯁꯨ ꯅꯠꯇꯕ ꯑꯗꯣ ꯍꯦꯡꯗꯤ ꯃꯗꯨ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗ꯭ꯔꯦꯕ ꯍꯦꯡꯒꯤ ꯃꯥꯏ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯒꯅꯦꯕ ꯑꯗꯨ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯃꯥ ꯅꯨꯄꯥꯁꯤꯅ ꯇꯨꯛ ꯊꯨꯅ ꯃꯥꯅ ꯌꯧꯁꯜꯂꯤꯕ ꯀꯣ ꯃꯥꯅ ꯃꯤꯒꯤ ꯍꯦꯡ ꯇꯧꯔꯝꯃꯕ ꯃꯤ ꯑꯃꯕꯨ ꯃꯥꯅ ꯍꯦꯛꯇ ꯊꯥꯡꯗ ꯌꯥꯕ꯭ꯔꯥꯅꯦ ꯑꯗꯩ ꯃꯥꯅ ꯉꯥꯎꯗꯅ ꯃꯥꯗꯤꯀꯣ ꯅꯨꯄꯤꯗꯣ ꯀꯟꯅꯤꯡꯕꯒꯤ ꯃꯥꯅ ꯍꯥꯏꯔꯒꯁꯨ ꯃꯥꯅ ꯅꯥꯏꯕꯔꯈꯩꯒ ꯊꯥꯡꯗꯩ ꯍꯥꯏꯔꯦꯀꯣ ꯑꯀꯣꯏꯕ ꯃꯤꯈꯩꯗꯨꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯄꯥꯏꯒꯅꯨ ꯊꯦꯡꯒꯅꯨ ꯑꯗꯨꯗꯤ ꯍꯥꯏꯅꯔꯛꯑꯅꯦꯕ ꯀꯩꯒꯨꯝꯕ ꯃꯣꯏꯅ ꯅꯨꯡꯁꯤꯗꯅ ꯂꯧꯊꯔꯒꯁꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯣꯏꯔꯁꯨ ꯐꯣꯇꯣ ꯑꯣꯏꯔꯁꯨ ꯀꯥꯞꯍꯧꯒꯗꯕꯅꯦꯕ ꯍꯌꯦꯡ ꯃꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯝꯗ ꯁꯤꯕꯅꯤ ꯀꯩ ꯍꯥꯏꯔꯛꯀꯗꯒꯦꯅ ꯑꯗꯨꯒꯨꯝꯕ ꯑꯃꯐꯥꯎ ꯏꯃꯨꯡꯁꯤꯗ ꯎꯍꯟꯗ꯭ꯔꯦꯕꯀꯣ ꯑꯗꯩ ꯃꯤꯅꯤꯠꯁꯤꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦꯕ ꯃꯥꯅ ꯁꯤꯒꯤ ꯃꯇꯝꯁꯤꯒ ꯑꯗꯣ ꯃꯉꯣꯟꯗ ꯑꯗꯨꯝꯕꯩ ꯇꯦꯟꯁꯟꯁꯨ ꯑꯃꯐꯥꯎ ꯂꯩꯈꯤꯗꯕꯀꯣ ꯑꯄꯣꯛꯄꯤ ꯃꯃꯥꯗ ꯀꯔꯤꯝꯐꯧꯁꯨ ꯍꯥꯏꯔꯝꯕꯁꯨ ꯂꯩꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯀꯣꯏꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯃꯥꯅ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯇꯤꯟꯅꯔꯝꯃꯒ ꯌꯥꯗꯕꯒꯤ ꯃꯥꯅ ꯑꯩꯒꯤꯗꯤ ꯅꯨꯡꯁꯤꯅꯕ ꯂꯩꯍꯧꯏ ꯈꯣꯠꯂꯤꯅ ꯁꯣꯏꯗꯅ ꯃꯗꯨꯒꯤ ꯃꯆꯦꯗ ꯃꯥꯅ ꯈꯔꯗꯤ ꯐꯣꯡꯗꯣꯛꯑꯝꯃꯤꯗꯅꯀோ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯊꯕꯛ ꯑꯇꯣꯞꯄꯗ ꯍꯣꯡꯉꯛꯑꯅꯤ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯦꯠꯂꯦ ꯈꯣꯠꯂꯦꯅ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯌꯦꯡꯉꯣ ꯃꯥꯅ ꯃꯥꯒ ꯀꯣꯏꯅꯕꯅꯤ ꯁꯥꯎꯅꯩ ꯈꯣꯠꯅꯩꯅ ꯄꯨꯂꯤꯁꯇꯗꯤ ꯔꯤꯄꯣꯔꯠ ꯄꯤꯔꯃꯤꯅ ꯃꯌꯥꯝꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯅꯨꯄꯥ ꯍꯥꯏꯇꯥꯔꯦꯀꯣ ꯅꯟ ꯃꯅꯤꯄꯨꯔꯤꯒ ꯀꯣꯏꯅꯕ ꯃꯣꯏꯗ ꯃꯌꯨꯝ ꯄꯥꯟꯕꯁꯦ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯅ ꯁꯥꯎꯕ ꯑꯃ ꯑꯣꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯥꯝꯅꯗꯕ ꯑꯃ ꯑꯣꯏꯔꯤꯕ ꯑꯗꯨ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯕꯅꯦ ꯍꯥꯏꯖꯟꯕꯤꯔꯕꯅꯤ나 ꯁꯤꯔꯤꯕ ꯃꯤꯗꯣ ꯑꯗꯨꯐꯧꯗ ꯍꯦꯛ ꯅꯨꯡꯁꯤꯕꯤꯗꯕ ꯃꯌꯥꯝꯁꯤꯅ ꯅꯨꯡꯁꯤꯕ ꯐꯥꯎꯍꯟꯗꯕ ꯃꯌꯥꯡ ꯅꯨꯄꯥ ꯀꯣꯏꯅꯩꯌꯦꯒ ꯍꯥꯏꯔꯃꯤꯅꯀꯣ ꯑꯗꯨꯝꯕꯒꯤ ꯑꯃꯈꯛ ꯃꯥꯒꯤꯗ ꯆꯠꯈꯤꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯍꯣꯏ ꯑꯗꯣ ꯃꯥꯒꯤ ꯈꯨꯠꯁꯤꯁꯤꯁꯨ ꯌꯥꯝꯁꯨ ꯆꯤꯡꯅꯕ ꯑꯗꯩ ꯃꯥꯅ ꯍꯦꯛꯇ ꯃꯥ ꯔꯨꯝꯗꯨꯅ ꯊꯣꯡ ꯂꯣꯜꯂꯝꯕ꯭ꯔꯥ ꯍꯥꯡꯉꯝꯕ꯭ꯔꯥ ꯑꯗꯩ ꯀꯩꯅꯣ ꯍꯣꯏ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯂꯧꯊꯕꯗ ꯌꯥꯎꯔꯤꯕꯗꯨꯅ ꯀꯅꯥꯅꯣ ꯔꯨꯝ ꯚꯔꯥ ꯁꯥꯟꯕ ꯍꯥꯏꯁꯦ ꯃꯊꯪ ꯂꯩꯔꯤꯕꯅꯤ ꯑꯗꯣ ꯔꯨꯝꯒꯤ ꯃꯤꯈꯩ ꯊꯪꯅꯕꯈꯩꯒꯤ ꯄꯥꯎ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯃꯃꯥ ꯃꯄꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯣꯏꯗꯤ ꯌꯧꯔꯒ ꯑꯗꯨꯝ ꯄꯨꯂꯤꯁ ꯉꯥꯏꯍꯥꯛ ꯎꯅꯔꯒ ꯑꯗꯨꯝ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂ ꯃꯣꯏ ꯑꯁꯤꯕ ꯄꯨꯔ ꯍꯜꯂꯛꯑꯦꯗꯅꯀꯣ ꯑꯗꯣ ꯃꯥꯒꯤ ꯀꯥꯗꯣ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔ ꯊꯝꯖꯤꯟꯈ꯭ꯔꯦ ꯃꯣꯏꯒꯤ ꯚꯔꯥ ꯂꯩꯐꯝꯗꯣ ꯂꯣꯏꯅ ꯃꯤꯐꯧ ꯆꯪꯍꯟꯗ꯭ꯔꯦ ꯍꯥꯏꯌꯦꯕꯀꯣ ꯀꯦꯁ ꯑꯃ ꯂꯩꯔꯕꯅꯤꯅ ꯑꯗꯨ ꯅꯨꯄꯥꯗꯨꯐꯧꯗꯤ ꯍꯣꯏ ꯃꯣꯏ ꯄꯨꯂꯤꯁꯅ ꯐꯥꯗꯅ ꯈꯣꯠꯇꯅ ꯃꯥ ꯂꯣꯀꯞꯇ ꯊꯝꯗꯅ ꯈꯣꯠꯇꯅꯗꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯅꯗꯤ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯁꯦꯡꯅꯗꯤ ꯃꯤꯁꯤꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯃꯇꯝꯗꯨꯁꯨ ꯌꯥꯝ ꯊꯤꯅ ꯇꯦꯟꯃꯜꯂꯦ ꯃꯃꯥꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤꯗꯨꯒꯀꯣ ꯗꯣꯛꯇꯔꯅ ꯁꯤꯔꯦꯅ ꯄꯨꯈꯠꯂꯦ ꯍꯥꯏ ꯃꯇꯝꯁꯤꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯌꯥꯝꯅ ꯏꯃꯨꯡꯗꯗꯤꯅꯦ ꯏꯃꯨꯡ ꯃꯅꯨꯡꯗꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯃꯥꯏ ꯃꯤꯁꯤꯁꯦꯀꯣ ꯂꯝ ꯂꯥꯞꯄꯕꯅꯤꯅ ꯃꯣꯏꯅ ꯆꯠꯂ ꯈꯣꯠꯂ ꯀꯦꯁꯇꯣ ꯊꯦꯡꯅꯕ ꯈꯣꯠꯄꯁꯨ ꯉꯝꯃꯔꯣꯏ ꯑꯗꯩ ꯑꯀꯣꯏꯕꯗꯣ ꯍꯪꯗꯅ ꯈꯣꯠꯇꯅ ꯃꯣꯏꯅ ꯊꯤꯒꯠꯄꯁꯨ ꯉꯝꯃꯔꯣꯏ ꯑꯗꯩ ꯑꯁꯦꯡꯕꯁꯨ ꯍꯥꯏꯕꯤꯔꯛꯑꯔꯣꯏ ꯑꯩꯒꯤ ꯏꯔꯝ ꯑꯃꯠꯇ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯩ ꯃꯥꯏ ꯃꯈꯨꯠꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯑꯃꯅ ꯌꯥꯝ ꯀꯟꯅ ꯁꯨꯃꯥꯏꯅ ꯄꯥꯏꯁꯟꯕꯒꯤꯅꯦ ꯁꯪꯂꯤ ꯇꯧꯔ ꯃꯃꯤ ꯈꯔꯗꯤ ꯇꯥꯏ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯃꯈꯧꯔꯤꯁꯤꯗꯁꯨ ꯈꯨꯠꯁꯥ ꯃꯃꯤ ꯈꯤꯇꯪꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅꯁꯨ ꯅꯠꯇꯕ ꯑꯗꯨꯝꯕꯗꯤ ꯇꯥꯏ ꯍꯥꯏꯕꯗ ꯑꯩꯅꯗꯤ ꯃꯥꯏꯁꯦ ꯃꯣꯟꯅꯒ ꯅꯝꯃꯒ ꯍꯥꯠꯄ ꯑꯣꯏꯗꯣꯏ ꯖꯥꯠꯂꯥ ꯈꯜꯂꯦꯕ ꯃꯣꯟꯅ ꯅꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤꯗꯤ ꯇꯥꯔꯔꯣꯏꯗꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯣꯁꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠ ꯀꯩꯗꯤ ꯂꯥꯛꯇ꯭ꯔꯤꯕ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯏꯃꯨꯡꯗꯨꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯑꯣꯏꯔꯦ ꯑꯄꯣꯛꯄꯤ ꯃꯃꯥ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯏ ꯑꯄꯣꯛꯄ ꯃꯄꯥ ꯀꯣ ꯑꯉꯥꯡꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕꯁꯨ ꯅꯠꯇꯦ ꯃꯥꯁꯇꯔ ꯑꯃ ꯂꯣꯏꯔꯛꯑꯕ ꯍꯥꯏꯕꯁꯦ ꯃꯥꯏ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ ꯃꯔꯝꯗ ꯃꯄꯨꯡ ꯐꯥꯔꯕꯅꯤ ꯅꯨꯄꯤ ꯑꯃꯅꯀꯣ ꯌꯥꯝ ꯃꯦꯆꯤꯌꯣꯔꯅꯦ ꯍꯥꯏꯕ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯁꯦꯡꯅꯃꯛ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯕꯁꯦ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯃꯤ ꯂꯩꯕ ꯃꯩꯇꯩ ꯃꯆꯥ ꯂꯩꯕ ꯔꯦꯟ ꯑꯗꯨꯒ ꯍꯥꯟꯅ ꯊꯕꯛ ꯇꯧꯕ ꯑꯩꯒꯤ ꯃꯤ ꯈꯔ ꯂꯩꯔꯀꯥꯟꯗ ꯆꯠꯄ ꯑꯗꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯐꯝꯗꯨꯗꯁꯨ ꯑꯣꯐꯤꯁꯇꯨꯗꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯈꯔ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯃꯗꯤ ꯆꯪꯉꯦ ꯍꯥꯏꯕꯀꯣ ꯃꯥꯒꯤꯁꯤꯅ ꯑꯣꯏꯌꯦꯕ ꯑꯗꯣ ꯃꯥꯏꯁꯤꯅ ꯃꯊꯟꯇ ꯑꯣꯏꯈ꯭ꯔꯦꯕ ꯃꯥꯏ ꯔꯨꯝꯗꯨꯗꯁꯨ ꯚꯔꯥꯗꯨꯗꯁꯨ ꯑꯗꯒꯤ ꯑꯣꯐꯤꯁ ꯃꯐꯝꯗꯁꯨ ꯀꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯏꯔꯥꯏ ꯍꯦꯛ ꯂꯥꯏꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯃꯥꯡꯕꯁꯤꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕꯁꯨ ꯈꯪꯍꯜꯂꯤꯀꯣ ꯊꯣꯛꯈꯤꯕꯅ ꯊꯣꯛꯈ꯭ꯔꯁꯨ ꯂꯩꯔꯤꯕꯁꯤꯡꯅꯗꯤ ꯇꯨꯡꯗ ꯆꯦꯛꯁꯤꯟꯅꯕ ꯑꯃꯨꯛ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯞꯗꯦꯠ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯉꯥꯛꯇꯅꯤꯀꯣ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤ ꯏꯕꯦꯝꯃꯁꯦ ꯀ꯭ꯂꯥꯁ 8ꯇ ꯆꯦꯜꯂꯦ ꯃꯥꯁꯦ 4ꯔꯛ ꯆꯦꯟꯕ ꯑꯗꯨꯒ 4ꯔꯛ ꯆꯦꯜꯂꯦ ꯑꯗꯨꯒ 9 ꯀꯥꯕꯗ ꯍꯣꯡꯉꯦꯕ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯗꯨꯝ ꯏꯟꯊꯣꯛꯈꯤꯕꯗꯣ ꯃꯇꯝꯗꯨꯗꯗꯤ ꯆꯍꯤ ꯁꯨꯕ ꯀꯩꯁꯨ ꯂꯩꯅꯗꯦꯗꯅ ꯑꯗꯨꯃꯥꯏꯅ ꯏꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯂꯩꯔꯦꯕ
ꯃꯥꯁꯦ ꯑꯍꯨꯝꯂꯛꯁꯦ ꯀꯦꯁꯀ ꯇꯧꯅꯗꯅ ꯍꯟꯖꯟ ꯍꯟꯖꯟ ꯐꯥꯗꯣꯛꯏꯃꯦꯕ ꯑꯗꯣ ꯍꯟꯖꯟ ꯍꯟꯖꯟ ꯆꯦꯜꯂꯗꯤ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯁꯥꯎꯅꯤꯡꯉꯦ ꯆꯍꯤ ꯁꯨꯒꯦꯔ ꯁꯣꯏꯔ ꯏꯟꯊꯣꯛꯈ꯭ꯔꯦ ꯊꯤꯜꯂꯛꯑꯅꯣꯅ ꯅꯪ ꯑꯗꯨ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯍꯣꯠꯅꯔ ꯂꯩꯅꯤꯡꯗ꯭ꯔꯕ ꯅꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯉꯕ ꯅꯪꯗꯤꯅ ꯍꯣꯏ ꯑꯗꯨꯒ ꯃꯥꯅ ꯌꯨꯝꯗꯨꯗ ꯂꯩꯕ ꯀꯩꯅꯣꯗꯣ ꯊꯥ 3ꯃꯨꯛ ꯍꯦꯛ ꯂꯩꯕꯒꯅꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯥꯡꯊꯣꯛꯈ꯭ꯔꯦꯕ ꯊꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯃꯥꯁꯦ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯈ꯭ರೆ ꯍꯜꯂꯛꯑꯦ ꯃꯄꯥꯝꯗ ꯍꯜꯂꯛꯑ ꯂꯩꯔꯦꯀꯣ ꯍꯧꯖꯤꯛꯐꯥꯎ ꯃꯥꯏ ꯅꯨꯄꯥꯁꯤ ꯀꯩꯒꯨꯝꯕ ꯑꯃꯐꯥꯎ ꯈꯣꯡꯒꯨꯟ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯗꯅ ꯈꯣꯠꯇꯅꯗꯤ ꯃꯥꯅ ꯂꯩꯔꯦꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯂꯣꯏꯁꯟꯅꯔꯒꯦ ꯍꯥꯏꯕꯅꯦꯕ ꯃꯥꯁꯨ ꯃꯥꯒꯤ ꯄꯦꯔꯦꯟꯁꯇꯁꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯃꯆꯥꯗꯣ ꯃꯥꯡꯉꯀꯥꯟꯗꯅꯤ ꯂꯣꯏꯁꯟꯅꯗꯣꯏꯗꯣ 3ꯂꯛ ꯆꯦꯟꯗꯅ ꯀꯌꯥꯔꯛ ꯐꯥꯗꯣꯛꯑꯕꯗꯣ ꯑꯁꯨꯃꯥꯏꯅ ꯑꯉꯥꯡ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯍꯟꯖꯟ ꯍꯟꯖꯟ ꯆꯦꯟꯕ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯌꯨꯝꯕꯥꯟꯗꯤ ꯐꯖꯅ ꯄꯥꯟꯕꯗꯤ ꯌꯥꯗꯕ ꯑꯗꯣ ꯃꯥꯁꯨ ꯁꯤ ꯃꯔꯥꯏꯕꯛ ꯊꯤꯍꯧꯔꯤꯁꯤꯅꯦꯕꯀോ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯄꯦꯔꯦꯟꯁꯅ ꯆꯍꯤ ꯁꯨꯗꯅ ꯆꯦꯜꯂꯦ나 ꯑꯃꯨꯛꯇꯪ ꯀꯩꯗꯪ ꯐꯥꯗꯣꯛꯑꯗꯤ ꯑꯉꯥꯡꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯍꯧꯕ ꯑꯗꯨꯗꯩ ꯍꯣꯠꯅꯍꯧꯔꯒ ꯍꯌꯦꯡ ꯃꯇꯝ ꯆꯥꯅ ꯌꯨꯝ ꯄꯥꯟꯕꯅ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯊꯪꯒꯤꯁꯤꯅꯅꯦ ꯃꯥꯁꯤꯁꯨ ꯃꯥꯏ ꯄꯦꯔꯦꯟꯁ ꯌꯥꯝ ꯃꯊꯥ ꯁꯥꯅ ꯂꯥꯛꯏꯀꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯄꯥꯁꯦ ꯃꯆꯥꯅꯨꯄꯤꯁꯦ ꯍꯜꯂꯛꯑ ꯂꯩꯔꯦꯕ ꯑꯗꯨꯒꯅꯦ ꯌꯨꯁꯦ ꯐꯖꯅ ꯊꯛꯄ ꯅꯨꯡꯇꯤꯒꯤ ꯊꯛꯄ ꯌꯨꯁꯦ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯟꯒꯤ ꯅꯨꯡꯗꯥꯡꯒꯤ ꯉꯥꯡꯅ ꯁꯛꯅꯕꯁꯦ ꯌꯥꯁꯜꯂꯛꯇ꯭ꯔꯕ ꯑꯗꯩ ꯍꯦꯛꯇ ꯂꯩꯔꯝꯗꯕ ꯀꯣꯏꯕ ꯍꯦꯛꯇ ꯆꯠꯈꯤꯕ ꯑꯗꯨꯅ ꯃꯊꯥꯁꯦ ꯌꯥꯝ ꯁꯥꯔꯦꯕ ꯃꯄꯥꯁꯦꯀꯣ ꯍꯜꯂꯛꯑꯒ ꯂꯩꯔꯦ ꯑꯗꯩ ꯌꯨꯁꯨ ꯊꯛꯆꯜꯂꯦ ꯑꯗꯩ ꯀꯣꯏꯕ ꯆꯠꯈ꯭ꯔꯒ ꯍꯦꯛꯇ ꯊꯦꯛꯅꯍꯜꯂꯛꯄꯤ ꯂꯣꯟꯅ ꯍꯦꯛꯇ ꯆꯠꯂꯝꯕ ꯃꯣꯏ ꯈꯪꯍꯧꯗꯕ ꯈꯟꯅ ꯆꯩꯅꯕ ꯐꯨꯕ ꯃꯌꯥꯝ ꯊꯣꯛꯑꯦ ꯑꯗꯣ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯁꯦꯟꯇꯔ ꯅꯨꯄꯤꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯁꯦ ꯁꯨꯝꯕꯩ ꯊꯝꯐꯝ ꯂꯩꯒꯗ꯭ꯔꯅ ꯇꯥꯟꯅꯕ ꯂꯥꯛꯄꯅꯦꯕ ꯌꯥꯝ ꯃꯊా ꯁꯥꯈꯤꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯁꯦꯡꯅ ꯁꯤꯃꯁꯨꯀꯣ ꯑꯗꯣ ꯅꯨꯄꯤꯗ ꯁꯨꯃꯥꯏꯅ ꯌꯨꯁꯦ ꯀꯔꯥꯔ ꯍꯦꯟꯅ ꯊꯛꯆꯜꯂꯛꯑꯕ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯔꯛꯇꯕ ꯑꯗꯩꯗꯤ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯅꯤ ꯈꯪꯉꯛꯇꯕ ꯅꯨꯄꯤꯅꯤꯅ ꯑꯗꯣ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯐꯕꯀꯣ ꯀꯅꯥꯒ ꯆꯠꯂꯤꯅꯣ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯂꯩꯀꯥꯏꯅꯁꯨ ꯈꯤꯇꯪ ꯆꯠꯄꯗ ꯃꯇꯝ ꯆꯥꯗꯅ ꯍꯜꯂꯛꯄꯗ ꯍꯦꯛꯇ ꯅꯣꯛꯅꯔꯛꯇꯣꯏꯃꯤꯗꯅ ꯍꯜꯂꯛꯑꯒ ꯂꯩꯔꯤꯉꯩ ꯃꯊꯛꯇꯨꯗ ꯑꯗꯨꯅ ꯃꯄꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯁꯨꯝꯕꯁꯨ ꯌꯥꯝ ꯊꯣꯛꯆꯜꯂꯛꯑꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯊꯪꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯃꯣꯏ ꯑꯅꯤꯁꯨ ꯊꯕꯛ ꯇꯧꯔ ꯂꯩꯃꯤꯟꯅꯕꯅꯦꯕ ꯑꯗꯣ ꯊꯕꯛ ꯇꯧꯔ ꯂꯩꯃꯤꯟꯅꯔꯒ ꯃꯕꯥꯅꯤꯁꯦ ꯔꯨꯝ ꯁꯦꯌꯥꯔ ꯇꯧꯔ ꯂꯩꯃꯤꯟꯅꯕ ꯄꯨꯟꯅ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅꯅꯦ ꯀꯩꯅꯣ ꯃꯥꯒꯤ ꯃꯕꯥꯅꯤꯁꯦ ꯈꯠꯅꯔꯦꯕ ꯌꯥꯅꯗ꯭ꯔꯦꯕ ꯃꯣꯠ ꯆꯥꯅꯔꯛꯇꯕ ꯌꯥꯅꯗꯕ ꯑꯗꯨꯒ ꯔꯨꯝ ꯑꯃꯗ ꯇꯣꯉꯥꯟꯅ ꯅꯨꯄꯥꯁꯦ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯃ ꯄꯨꯁꯜꯂ ꯂꯩꯃꯤꯟꯅꯕ ꯋꯥꯅꯤ ꯅꯨꯄꯥꯁꯤꯅ ꯌꯦꯡꯉꯨꯅꯦ ꯐꯠꯇꯕꯩ ꯆꯥꯡꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯁꯨ ꯆꯠꯂ ꯂꯩꯁꯜꯂꯨꯔꯦꯕꯀꯣ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯑꯗꯨꯒ ꯑꯗꯨꯝ ꯈꯠꯅꯕ ꯈꯣꯠꯄ ꯉꯥꯛ ꯂꯩꯇꯅ ꯇꯧꯔꯦ ꯑꯗꯩ ꯅꯨꯄꯤꯗꯨꯒꯅ ꯃꯥꯒꯅ ꯅꯣꯛꯃꯤꯟꯅꯗꯅ ꯆꯥꯃꯤꯟꯅꯗꯅ ꯋꯥꯔꯤ ꯁꯥꯗꯅ ꯑꯗꯩ ꯇꯧꯔꯒꯅꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯕ ꯂꯨꯍꯣꯡꯗ꯭ꯔꯤꯕꯅꯤ ꯃꯣꯏ ꯔꯨꯝꯗ ꯄꯨꯂꯞ ꯂꯩꯃꯤꯟꯅꯕꯤꯗꯣ ꯑꯗꯨꯒꯗꯤ ꯃꯥꯁꯨ ꯑꯃꯨꯛ ꯂꯩꯁꯜꯂꯨꯔꯤꯃꯤꯀꯣ ꯍꯥꯏꯁꯦ ꯑꯗꯨꯃꯛꯇꯗ ꯑꯩꯈꯣই ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯗꯨꯒꯤ ꯃꯥꯁꯦ ꯌꯥꯝ ꯊꯨꯅ ꯅꯨꯄꯤꯅꯤ ꯆꯠꯍꯟꯒꯣ ꯑꯗꯨꯒ ꯏꯕꯥꯅꯤ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯅꯠꯇ꯭ꯔꯗꯤ ꯋꯥ ꯆꯥꯎꯊꯣꯛꯅꯔꯛꯀꯅꯤ ꯍꯥꯏꯔꯝꯕ ꯃꯥꯁꯦ ꯊꯣꯛꯂꯛꯑꯒ ꯃꯥꯏ ꯔꯨꯝꯗꯨꯗ ꯑꯃꯨꯛ ꯂꯩꯔꯦꯕ ꯍꯧꯖꯤꯛꯁꯨ ꯅꯨꯄꯥꯗꯣ ꯑꯗꯨꯝ ꯅꯨꯄꯤꯗꯨꯒ ꯔꯨꯝꯗꯨꯗ ꯂꯩꯃꯤꯟꯅꯩꯌꯦꯕ ꯑꯗꯨꯒꯤ ꯃꯥ ꯇꯧꯐꯝ ꯈꯪꯗꯅ ꯇꯥꯟꯅꯔꯛꯄꯅꯦꯕ ꯁꯤꯒꯤ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯒ ꯊꯕꯛ ꯇꯧꯔꯒ ꯔꯨꯝ ꯁꯦꯌꯥꯔ ꯇꯧꯔꯒ ꯄꯨꯟꯅ ꯔꯨꯝ ꯑꯃꯗ ꯐꯦꯃꯤꯂꯤꯗꯧꯅ ꯂꯩꯃꯤꯟꯅꯕꯁꯦ ꯁꯤꯒꯤ ꯌꯥꯝꯅ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯂꯩꯁꯥꯕꯤꯁꯤꯡ ꯌꯥꯝ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯩꯗꯤ ꯕ꯭ꯂꯣꯛ ꯊꯝꯈ꯭ꯔꯦ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦꯅꯅꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯛꯈ꯭ꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯉꯛꯈ꯭ꯔꯦ ꯁꯤꯒꯤꯁꯦ ꯑꯗꯣ ꯁꯤꯁꯨ ꯉꯛꯇ꯭ꯔꯦ ꯃꯥꯒ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯕ ꯈꯟꯅꯔꯦꯅ ꯊꯣꯛꯈ꯭ꯔ ꯔꯨꯝ ꯑꯃ ꯂꯧꯔ ꯂꯩꯈ꯭ꯔꯒ ꯅꯨꯄꯤ ꯑꯃ ꯄꯨꯁꯜꯂ ꯂꯩ ꯍꯥꯏꯁꯦ ꯉꯝꯗ꯭ꯔꯦ ꯌꯦꯡꯉꯣꯕ ꯑꯗꯩ ꯃꯥꯁꯨ ꯑꯃꯨꯛ ꯆꯪꯁꯜꯂ ꯑꯃꯨꯛ ꯂꯩꯔꯨꯔꯤꯅꯦꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣꯕꯀꯣ ꯑꯗꯨꯅꯦ ꯑꯗꯒꯤ ꯃꯊꯪꯁꯤꯅꯅꯦ ꯊꯤꯅ ꯁꯤꯃ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯃꯃꯥ ꯑꯃꯈꯛꯀ ꯃꯆꯥꯅꯨꯄꯥꯒ ꯂꯥꯛꯑꯦꯕ ꯃꯆꯥꯅꯨꯄꯥꯁꯦ ꯀꯩꯒꯨꯝꯕ ꯑꯃꯈꯛꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯈꯛ ꯇꯥꯟꯅꯕ ꯑꯦꯛꯖꯥꯝ ꯑꯃꯈꯛ ꯊꯥꯒꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯃꯄꯥꯁꯦ ꯃꯣꯏꯁꯤ ꯈꯥꯏꯅꯔ ꯂꯩꯕ ꯌꯥꯝ ꯀꯨꯏꯔꯦ ꯃꯃꯥꯁꯤꯅ ꯃꯆꯥꯅꯨꯄꯥꯁꯤ ꯌꯣꯛꯆꯩꯕ ꯌꯥꯝ ꯋꯥꯅ ꯌꯣꯛꯆꯩꯀꯣ ꯑꯗꯨꯒꯗꯤ ꯃꯄꯥꯁꯤ ꯁꯥꯏꯟ ꯑꯃꯈꯛ ꯆꯪꯉꯦꯕ ꯁꯥꯏꯟꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯊꯥꯖꯤꯟꯕ ꯌꯥꯗ꯭ꯔꯦ ꯃꯥꯁꯦ ꯑꯦꯛꯖꯥꯝꯁꯦ ꯊꯥꯕ ꯌꯥꯔꯔꯣꯏꯕ ꯃꯇꯝꯗꯤ ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯈꯛ ꯑꯣꯏꯔꯕ ꯃꯣꯏꯅ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯨꯔꯦꯕ ꯃꯆꯥꯅꯨꯄꯥꯁꯤꯅ ꯐꯣꯟ ꯇꯧꯔꯒꯁꯨ ꯍꯥꯏꯔꯦ ꯑꯗꯩ ꯆꯠꯂꯒꯁꯨ ꯍꯥꯏꯔꯨꯔꯦ ꯃꯤ ꯊꯥꯔꯨꯔꯦ ꯁꯣꯏꯁꯦ ꯄꯤꯌꯨ ꯌꯥꯗ꯭ꯔꯦꯕ ꯑꯗꯣ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯂꯥꯛꯑꯦꯕ ꯑꯗꯩꯗꯤ ꯑꯩꯅ ꯍꯥꯏꯔꯦ
ꯅꯪ ꯅꯣꯏꯅ ꯇꯧ ꯁꯥꯏꯟꯗꯣ ꯏꯕꯨꯡꯉꯣ ꯍꯌꯦꯡ ꯃꯗꯨꯒꯤ ꯍꯦꯛ ꯌꯦꯟꯅꯔꯛꯄꯗ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯍꯨꯠ ꯑꯩꯅ ꯇꯧꯕꯅꯦꯅ ꯅꯪ ꯆꯣꯡꯊꯣꯛꯑꯣ ꯑꯗ ꯅꯣꯏ ꯅꯄꯥꯗꯨꯅ ꯊꯤꯒꯠꯂꯒ ꯃꯥ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯔꯣꯏ ꯑꯩ ꯁꯥꯏꯟ ꯇꯧꯈꯤꯗꯦꯅ ꯍꯦꯛ ꯌꯦꯜꯂꯛꯄ ꯉꯝꯃꯕ ꯃꯄꯥꯗꯣ ꯃꯄꯥ ꯑꯃꯅꯤ ꯃꯗꯣ ꯆꯣꯡꯊꯣꯛꯎ ꯑꯩꯅ ꯇꯧꯕꯅꯦ ꯑꯅ ꯍꯦꯛꯇ ꯆꯣꯡꯊꯣꯛꯎ ꯃꯄꯥꯏ ꯃꯍꯨꯠ ꯃꯆꯥꯅ ꯇꯧ ꯌꯥꯗ꯭ꯔꯥ ꯑꯩꯅ ꯇꯧꯕꯅꯦꯅ ꯆꯣꯡꯊꯣꯛꯎ ꯅꯪꯅ ꯇꯧ ꯁꯥꯏꯟꯗꯣ ꯑꯩꯅ ꯍꯥꯏꯕ ꯇꯧꯒꯦꯅ ꯃꯥꯁꯨ ꯑꯩ ꯃꯥꯡꯗꯨꯗ ꯃꯥꯅ ꯇꯧꯔꯒ ꯊꯥꯖꯤꯟꯈꯤꯕ ꯇꯧ ꯍꯥꯏꯕꯅꯦ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯊꯧꯅꯥ ꯄꯤꯕ ꯑꯃꯁꯨ ꯆꯪꯉꯦꯕ ꯃꯆꯥꯗꯨꯒꯤ ꯑꯃꯨꯛ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯒꯗꯕꯒꯤ ꯊꯥꯖꯤꯟꯒꯗꯕ ꯐꯣꯝꯗꯨ ꯃꯥꯒꯤ ꯁꯥꯏꯟ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯧ ꯌꯥꯗꯦꯕ ꯃꯄꯥꯗꯣ ꯑꯉꯛꯄ ꯅꯠꯇ꯭ꯔꯕ ꯃꯃꯥꯗꯨꯅꯁꯨ ꯋꯥꯅ ꯁꯦꯝꯖꯔꯦ ꯃꯣꯏ ꯑꯅꯤꯒꯤ ꯈꯟꯅꯕ ꯀꯥꯏꯅꯈꯤꯕ ꯈꯥꯏꯅꯈꯤꯕꯗꯣ ꯑꯔꯥꯏꯕꯅꯦꯕ ꯑꯗꯨ ꯑꯇꯣꯞꯄ ꯃꯦꯇꯔ ꯑꯃꯅꯦ ꯃꯆꯥꯗꯨꯒꯤꯗꯤ ꯃꯥ ꯁꯥꯏꯟꯗꯣ ꯄꯤꯊꯣꯛꯈꯤꯕ ꯌꯥꯏꯗꯅ ꯑꯗꯨ ꯌꯥꯝ ꯁꯥꯊꯤꯅ ꯁꯨꯃꯥꯏꯅ ꯈꯥꯏꯅꯔ ꯂꯩꯕꯗꯅꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯗꯨꯕꯥꯏꯗꯒ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯆꯪꯒꯗꯕ ꯑꯗꯒꯤ ꯁ꯭ꯀꯨꯜ ꯇꯝꯕ ꯈꯣꯠꯄ ꯑꯗꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯜ ꯃꯥꯗꯔꯅ ꯌꯣꯛꯄ ꯑꯉꯥꯡꯁꯦ ꯁꯤꯒꯤ ꯐ꯭ꯔꯤꯗ ꯂꯥꯏꯔꯤꯛ ꯇꯝꯒꯗꯕ ꯃꯥꯒꯤ ꯀꯩꯒꯨꯝꯕ ꯈꯔ ꯐꯪꯕ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯁꯨꯝꯕꯗ ꯁꯤꯡꯒꯜ ꯃꯥꯗꯔꯅꯤ ꯎꯠꯀꯗꯕ ꯑꯗꯨꯒꯤ ꯀꯩꯀꯩ ꯃꯌꯥꯝ ꯆꯪꯅꯔꯛꯄꯗꯅꯦ ꯃꯄꯥꯔꯣꯝꯒꯤ ꯑꯣꯏꯕ ꯆꯦ ꯆꯥꯡ ꯆꯪꯉꯛꯄꯗ ꯄꯤꯌꯨ ꯌꯥꯗꯕ ꯑꯗꯨꯒꯤ ꯌꯥꯝ ꯃꯊꯥ ꯁꯥꯕꯁꯦ ꯌꯥꯝ ꯂꯩꯅꯈ꯭ꯔꯖꯥꯠꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨ ꯆꯦ ꯆꯥꯡ ꯈꯨꯗꯤꯡꯃꯛ ꯃꯄꯥꯟꯗ ꯂꯩꯕꯗꯗꯤ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯂꯩꯕ ꯑꯌꯥꯝꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯗꯤ ꯁꯤꯡꯒꯜ ꯃꯥꯗꯔꯅꯤ ꯈꯥꯏꯅꯔ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯎꯠꯇꯕ ꯌꯥꯔꯛꯇꯕ ꯑꯗꯨꯝꯕꯒꯤꯗ ꯑꯩꯈꯣꯏ ꯈꯥꯏꯅꯔ ꯂꯩꯔꯒ ꯑꯥꯗ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯔꯒ ꯌꯥꯝ ꯕꯦꯔꯥ ꯀꯥꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯌꯥꯝ ꯋꯥꯕ ꯅꯨꯄꯥꯁꯤꯅ ꯆꯦ ꯆꯥꯡꯁꯦ ꯂꯣꯏꯁꯟꯅꯁꯨ ꯌꯥꯗꯕ ꯑꯁꯣꯝꯗꯗꯤ ꯑꯗꯨ ꯎꯠꯇꯗꯤ ꯌꯥꯔꯛꯇꯕ ꯑꯗꯨꯅ ꯁꯨꯝꯕꯒꯤ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯇꯥꯟꯅꯕ ꯂꯥꯛꯏꯀꯣ ꯑꯗꯒꯤꯗꯤ ꯃꯊꯪꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯈꯛꯅ ꯌꯥꯝ ꯊꯃꯣꯏ ꯆꯣꯛꯅ ꯁꯤꯁꯦ ꯇꯥꯟꯅꯔꯛꯄꯅꯤ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯁꯦ ꯆꯍꯤ 6 ꯅꯨꯡꯁꯤꯅꯩꯌꯦ ꯑꯗꯨꯒ ꯃꯥꯁꯦ ꯐꯥꯝ ꯑꯃ ꯇꯧꯔ ꯂꯩ ꯌꯥꯏꯌꯦꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯍꯤꯡꯒꯣꯜ ꯁꯝꯕ ꯌꯥꯝ ꯆꯥꯎꯅ ꯇꯧꯔꯒ ꯉꯥꯁꯨ ꯊꯥꯗꯕꯗꯣ ꯆꯍꯤ 3 ꯆꯍꯤꯃꯨꯛ ꯐꯥꯔꯦ ꯍꯥꯏ ꯃꯥꯅ ꯐꯥꯝ ꯇꯧꯕꯁꯦ ꯅꯨꯡꯁꯤꯅꯔ ꯃꯇꯨꯡꯗ ꯂꯩꯔꯒ ꯇꯧꯕ ꯑꯗꯨꯗ ꯅꯨꯄꯤꯁꯦ ꯂꯥꯛꯇꯅ ꯄꯣꯠ ꯊꯥꯃꯤꯟꯅꯗꯅ ꯑꯍꯤꯡ ꯂꯦꯛꯇꯅ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯏꯃꯨꯡ ꯃꯅꯨꯡꯗꯧ ꯂꯩꯃꯤꯟꯅꯔꯕꯅꯦ ꯃꯕꯥꯅꯤ ꯇꯥꯟꯅꯔꯒꯁꯨ ꯂꯩꯔꯤꯅꯦ ꯑꯗꯨ ꯌꯦꯡꯉꯨꯅꯦ ꯄꯣꯠ ꯊꯥꯃꯤꯟꯅꯗꯅ ꯐꯥꯝꯗꯣ ꯑꯍꯤꯡ ꯂꯦꯛꯇꯅ ꯉꯥ ꯐꯥꯃꯤꯟꯅꯗꯅ ꯆꯥꯃꯤꯟꯅꯗꯅ ꯃꯇꯩ ꯃꯅꯥꯎꯗꯧ ꯂꯩꯔꯝꯃꯕ ꯍꯧꯖꯤꯛꯁꯤꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤꯗꯣ ꯐꯣꯟ ป้ꯏꯈꯤꯗ꯭ꯔꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯀꯣꯏꯈ꯭ꯔꯦ ꯁꯤꯕꯨ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯆꯥꯛꯑꯣꯏꯗꯣꯏꯅꯣ ꯁꯥꯊꯤꯅ ꯊꯃꯣꯏ ꯆꯥ ꯅꯨꯄꯥꯁꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯐꯥꯝꯗꯨꯗ ꯌꯦꯡꯉꯨ ꯄꯣꯠ ꯆꯩꯒ ꯊꯥꯃꯤꯟꯅꯗꯅ ꯂꯣꯏꯅ ꯐꯦꯃꯤꯂꯤꯗꯧꯅ ꯃꯕꯥꯅꯤ ꯂꯩꯅꯔꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯁꯦꯡꯉꯨ ꯅꯨꯄꯤꯅ ꯂꯩꯊꯣꯛꯄꯁꯨ ꯌꯥꯎꯈꯠꯂꯛꯏꯃꯦꯕ ꯍꯧꯖꯤꯛꯁꯦꯀꯣ ꯁꯤꯁꯦ ꯀꯤꯗꯕ꯭ꯔꯕ ꯍꯌꯦꯡ ꯅꯨꯄꯥꯒꯤꯗꯤ ꯑꯃꯔꯣꯝꯗꯅꯦ ꯂꯥꯛꯑꯦꯕꯀꯣ ꯃꯌꯨꯝ ꯃꯀꯩ ꯃꯈꯥ ꯇꯥꯕ ꯄꯥꯟꯕꯗ ꯅꯨꯄꯤꯒꯤꯗꯤ ꯁꯤ ꯃꯥꯅ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩꯒ ꯁꯨꯃꯥꯏꯅ ꯐꯥꯝꯗ ꯍꯤꯡ ꯂꯦꯡꯃꯤꯟꯅꯗꯅ ꯄꯣꯠ ꯆꯩ ꯊꯥꯃꯤꯟꯅꯗꯅ ꯑꯩꯈꯣꯏꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯇ ꯏꯕꯥꯅꯤꯁꯦ ꯉꯋꯥꯏ ꯂꯩꯃꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯛꯄꯗ ꯃꯥꯁꯤꯕꯨ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯈꯤꯗ꯭ꯔꯕ ꯑꯥꯎ ꯌꯥꯝ ꯂꯨꯏ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯈꯟꯅꯩꯌꯦꯕ ꯑꯗꯣ ꯃꯥꯁꯨ ꯌꯥꯝ ꯊꯃꯣꯏ ꯆꯥꯡꯅ ꯑꯩꯅ ꯀꯩꯗꯧꯕ ꯌꯥꯒꯦꯅ ꯇꯥꯟꯅꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯍꯦꯜꯄꯔꯁꯦ ꯌꯥꯝ ꯁꯤꯜꯂꯤ ꯍꯦꯜꯄꯔꯁꯦ ꯌꯥꯝꯁꯨ ꯀꯧꯔꯤ ꯌꯥꯝꯁꯨ ꯁꯤꯜꯂꯤ ꯑꯗꯨꯒ ꯃꯧ ꯃꯆꯥ ꯃꯁꯝꯒ ꯇꯦꯟꯅ ꯀꯛꯑꯦ ꯑꯃꯈꯛ ꯂꯥꯛꯑꯦꯕ ꯌꯥꯝ ꯑꯉꯥꯡꯅꯦ ꯃꯥꯗꯣ ꯆꯍꯤ ꯃꯥꯅ ꯁꯨꯒꯦ ꯁꯨꯔꯕꯗ 12 ꯁꯨꯃꯥꯏꯅ ꯈꯛ 10 ꯁꯨꯒꯩꯔꯣꯏꯗ ꯃꯗꯨ 19 ꯁꯨꯃꯥꯏꯅꯈꯛ ꯂꯩꯅꯤ 19 ꯑꯗꯨꯒꯅꯦ ꯃꯥꯁꯦ ꯃꯁꯥꯒꯤ ꯆꯍꯤ 14ꯗ ꯌꯨꯝ ꯄꯥꯟꯕ 14ꯂꯛ ꯍꯦꯛ ꯆꯦꯜꯂꯦ ꯑꯇꯩ ꯆꯦꯟꯈꯠꯂꯛꯄꯁꯤꯅꯅꯦ ꯐꯥꯗꯣꯛꯄꯗ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯁꯤꯗꯤ ꯃꯄꯥꯟꯗ ꯊꯕꯛꯁꯦ ꯑꯩ ꯊꯕꯛꯇꯨꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯊꯕꯛ ꯌꯥꯝ ꯀꯩꯅꯣ ꯃꯑꯣꯡ ꯇꯥꯕ ꯊꯕꯛ ꯑꯃꯈꯛ ꯇꯧꯋꯦꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯅ ꯈꯟꯅꯕ ꯊꯕꯛ ꯑꯃꯈꯛ ꯑꯗꯣ ꯃꯥꯒꯤ ꯆꯦꯟꯕ ꯂꯣꯠꯄ ꯀꯦꯁ ꯄꯥꯟꯅꯕ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯊꯕꯛꯇꯣ ꯇꯣꯛꯈ꯭ꯔꯦꯕ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯃꯃꯥꯏ ꯁꯅꯥꯒ ꯍꯨꯔꯥꯜꯂꯒ ꯂꯥꯛꯑꯦ ꯑꯔꯣꯏꯕꯩ ꯆꯦꯟꯕꯁꯦ ꯃꯕꯥꯏ ꯃꯄꯥꯟ ꯂꯝꯗ ꯂꯣꯠꯂꯨꯔꯦꯕ ꯄꯩꯁꯥ ꯂꯩꯇ꯭ꯔꯀꯥꯟꯗ ꯊꯣꯛꯂꯛꯑꯦꯀꯣ ꯃꯃꯥ ꯃꯄꯥꯅꯁꯨ ꯊꯤꯔꯛꯇ꯭ꯔꯦ 14ꯂꯛ ꯍꯦꯛ ꯆꯦꯟꯕꯗ ꯍꯦꯛꯇ ꯄꯨꯂꯤꯁ ꯇꯧꯗꯅ ꯐꯥꯗꯣꯛꯅꯗꯅ ꯑꯋꯥꯕ ꯏꯅꯥꯛꯈꯨꯠꯂꯛꯈ꯭ꯔꯕ ꯅꯨꯄꯤꯁꯦ ꯃꯄꯥꯒꯁꯦ ꯑꯣꯐꯤꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯄ ꯑꯗꯣ ꯃꯥꯡꯉꯃꯤꯅ ꯅꯪ ꯃꯥꯡꯖꯔꯣꯅꯀꯣ ꯑꯗꯨꯒ ꯃꯃꯥꯅꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ 14ꯂꯛ ꯁꯨꯕ ꯆꯦꯟꯕꯗꯣ ꯑꯗꯨꯗ ꯅꯪ ꯀꯩꯅꯣ ꯁꯅꯥ ꯐꯛꯄ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯅꯨꯄꯤꯁꯤꯒꯤ ꯂꯤꯛ ꯁꯅꯥ ꯁꯤꯈꯤꯕꯁꯦ ꯃꯃꯥꯅ ꯂꯧ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯅꯨꯄꯥ ꯃꯌꯨꯝꯗꯩꯒꯀꯣ ꯑꯗꯁꯨ ꯑꯃꯨꯛ ꯈꯔꯅꯤ ꯑꯗꯨꯃꯥꯏꯅ 2-3 ꯈꯔ ꯂꯩꯅꯔ ꯃꯥꯅꯦ ꯑꯗꯨꯒ ꯀꯦꯁ ꯇꯧꯅꯔꯒ ꯑꯃꯨꯛ ꯂꯧꯊꯣꯛꯈꯤꯕ ꯑꯣꯏꯕꯖꯥꯠꯅꯦꯕ ꯑꯔꯣꯏꯕꯩꯁꯤꯗꯗꯤ ꯃꯥꯅ ꯁꯅꯥ ꯍꯨꯔꯥꯜꯂ ꯂꯥꯛꯏꯃꯤꯗꯅ ꯃꯃꯥꯗꯩ ꯑꯗꯨ ꯀꯥꯏꯊꯣꯛꯑ ꯃꯄꯥꯟ ꯂꯝꯗ ꯂꯣꯠꯂꯨꯔꯤꯅꯦꯕ ꯑꯗꯨꯒꯗꯤ ꯃꯕꯥꯅꯤꯁꯨ ꯑꯣꯏꯕ ꯌꯥꯔꯛꯇꯗꯅ ꯑꯗꯒꯤ ꯑꯃꯨꯛ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯈꯔꯅꯤ ꯆꯍꯤꯃꯨꯛ ꯀꯩꯃꯨꯛ ꯂꯩꯔꯦ ꯑꯗꯁꯨ ꯁꯦꯟꯊꯣꯛ ꯀꯩꯁꯨ ꯋꯥꯅꯔꯛꯑꯕꯅꯤꯅ ꯅꯨꯄꯤꯁꯦ ꯍꯦꯜꯄꯔ ꯑꯣꯏꯕ ꯆꯠꯈꯠꯂꯛꯑꯦꯕ ꯃꯕꯥꯅꯤꯁꯦ ꯐꯥꯝ ꯑꯃꯗ ꯑꯃꯨꯛ ꯌꯥꯎꯔꯨꯔꯦꯌꯦ ꯑꯗꯁꯨ ꯊꯥ ꯐꯥꯗꯦꯌꯦ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯃꯒꯤꯗ ꯑꯃꯨꯛ ꯌꯥꯎꯔꯨꯕ ꯑꯗꯨꯃꯥꯏꯅ ꯍꯜꯂꯛꯄ
ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯑꯗ ꯃꯥꯁꯦ ꯍꯦꯛꯇ ꯑꯗꯨꯗꯁꯨ ꯃꯥꯁꯦ ꯑꯃꯨꯛ ꯍꯦꯜꯄꯔ ꯑꯣꯏꯕ ꯆꯠꯀꯦꯅ ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯉꯟꯅ ꯌꯨꯝ ꯄꯥꯜꯂꯒ ꯍꯟꯖꯟ ꯍꯟꯖꯟ ꯆꯦꯟꯕ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯋꯥꯍꯟꯕ ꯃꯣꯏꯗꯨ ꯃꯁꯥꯁꯨ ꯃꯥꯡꯍꯟꯗ꯭ꯔꯥ ꯅꯨꯄꯥꯗꯨꯒꯤꯁꯨ ꯃꯃꯥ ꯃꯄꯥꯗꯣ ꯊꯃꯣꯏ ꯀꯥꯏꯕ ꯑꯗꯨꯅ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯃꯣꯏꯁꯦ ꯌꯦꯡꯗꯕ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯄꯨꯂꯤꯁ ꯇꯧꯔꯛꯄ ꯀꯦꯁ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯃꯃꯥ ꯃꯄꯥꯗꯣ ꯀꯌꯥꯗ ꯋꯥꯏꯅꯣꯀꯣ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯅꯁꯨ ꯍꯣꯏ ꯃꯥꯒꯤ ꯊꯕꯛ ꯐꯖꯕ ꯑꯃ ꯇꯧꯔꯝꯃꯤꯗꯨꯁꯨ ꯇꯣꯛꯏꯅꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯀꯩꯅꯣ ꯍꯧꯖꯤꯛ ꯃꯧ ꯅꯍꯥꯁꯤꯡ ꯌꯥꯝ ꯂꯥꯛꯑꯦꯕ ꯍꯦꯜꯄꯔꯒꯤꯀꯣ ꯑꯗꯒꯤ ꯑꯃꯅ ꯏꯅꯥꯎꯅꯨꯄꯤ ꯑꯃꯈꯛꯁꯨ ꯃꯥꯁꯦ ꯃꯥꯏ ꯃꯄꯨꯔꯣꯏꯕꯅ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯔ ꯂꯩ ꯑꯗꯣ ꯃꯥꯁꯨ ꯀꯣꯟꯅꯗ꯭ꯔꯦ ꯃꯆꯥ ꯑꯅꯤ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯑꯃꯅ 10 ꯊꯥꯕꯩ ꯑꯃꯅ 12 ꯊꯥꯕꯩ ꯑꯗꯨꯒꯤ ꯀꯣꯟꯅꯗ꯭ꯔꯦꯅ ꯃꯥꯅ ꯑꯩꯈꯣꯏꯅ ꯁꯤꯟꯕꯁꯤꯗꯤ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯁꯦꯡꯅ ꯎꯖꯕꯗꯣ ꯀꯩꯝꯇ ꯇꯧꯔꯣꯏꯅ ꯑꯗꯨꯒꯤ ꯁꯤꯟꯕꯤꯌꯣꯅ ꯂꯥꯛꯇꯅ ꯁꯤꯟꯕꯤꯈꯤꯕꯀꯣ ꯑꯩꯅ ꯑꯗ ꯃꯥꯗꯣ ꯑꯩꯅ ꯆꯠꯊꯣꯛꯏꯉꯩꯗ ꯑꯗꯨꯅꯦ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯅꯩꯌꯦꯅ ꯑꯩꯈꯣꯏ ꯑꯉꯥꯡꯈꯩꯁꯤꯅ ꯐꯣꯟ ꯇꯧꯔꯛꯄ ꯅꯨꯄꯥ ꯑꯃꯒꯅ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯃꯧꯅ ꯅꯨꯄꯥ ꯑꯃꯒ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯅꯔꯗꯤ ꯂꯥꯟꯅ ꯍꯦꯛꯇ ꯈꯟꯅꯗ꯭ꯔꯣ ꯑꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯃꯉꯣꯟꯗ ꯀꯩꯒꯤꯅꯣ ꯅꯪ ꯅꯣꯡ ꯅꯤꯅꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯑꯩꯈꯣꯏꯗ ꯂꯩꯅꯩꯌꯦꯕ ꯀꯩꯒꯤꯅꯣ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯅꯩꯌꯦ ꯃꯦꯗꯥꯝ ꯑꯩꯒꯤ ꯅꯨꯄꯥꯅꯦ ꯃꯄꯥꯟ ꯂꯝꯗ ꯃꯥ ꯂꯩꯕꯗꯨꯗ ꯑꯩꯅ ꯂꯩꯐꯝ ꯈꯣꯠꯐꯝ ꯁꯤꯅꯤ ꯂꯣꯏ ꯌꯦꯡꯍꯟꯕꯅꯦꯅ ꯅꯪ ꯑꯗꯨ ꯉꯁꯤ ꯈꯛ ꯂꯥꯛꯑ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯅ ꯂꯩꯔꯗꯤ ꯃꯤꯅ ꯀꯅꯥꯅ ꯂꯥꯟꯅ ꯈꯟꯗꯣꯔꯤ ꯃꯥꯏ ꯃꯧꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕꯒꯗꯤ ꯁꯨꯝ ꯀꯌꯥꯗꯤ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯁꯦ ꯇꯧꯅꯗꯦꯗꯅ ꯍꯣꯏꯅ ꯍꯦꯛꯇ ꯎꯅꯩꯗꯅꯀꯣ ꯑꯗꯣ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯩ ꯅꯨꯃꯤꯠꯇꯣ ꯃꯥꯅ ꯉꯥꯁꯦ ꯑꯩꯅ ꯁꯦꯝꯃꯝꯃꯣꯅ ꯄꯤꯔꯝꯕ ꯊꯣꯡꯉꯣꯗꯤ ꯍꯥꯏꯔꯝꯗꯕ ꯁꯦꯝꯗꯣꯛꯑꯝꯃꯣꯗꯪ ꯍꯥꯏꯔꯝꯕ ꯑꯗꯣ ꯑꯩꯅ ꯑꯩ ꯍꯜꯂꯛꯇꯣꯔꯦ ꯉꯥꯗꯣ ꯑꯩ ꯊꯣꯡꯉꯒꯦ ꯁꯦꯝꯃꯕ ꯅꯠꯇ꯭ꯔꯥ ꯍꯪꯕ ꯉꯥꯗꯤ ꯑꯩꯅ ꯊꯣꯡꯕ ꯂꯣꯏꯔꯦꯅ ꯍꯥꯏꯔꯛꯑꯦꯕ ꯃꯥꯅ ꯀꯩꯒꯤ ꯑꯩꯅ ꯊꯣꯡꯉꯁꯨ ꯍꯥꯏꯔꯝꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯉꯥ ꯊꯣꯡꯕꯁꯦ ꯑꯩꯅ ꯊꯣꯡꯂꯗꯤ ꯆꯥꯗꯦ ꯑꯁ ꯅꯣꯏꯅ ꯑꯃꯨꯛ ꯊꯣꯡꯖꯜꯂꯨꯔꯕ ꯍꯥꯏꯌꯦꯕ ꯑꯩꯅꯀꯣ ꯑꯗ ꯃꯥꯗꯤ ꯏꯀꯥꯏꯕꯗ ꯂꯣꯏꯔꯖꯥꯠꯅꯦꯕꯀꯣ ꯑꯩꯗꯤ ꯁꯂꯥꯎ ꯍꯥꯏꯗꯣꯛꯈꯤꯕꯗꯣ ꯑꯗ ꯑꯩꯅ ꯍꯜꯂꯛꯑꯒꯅꯦ ꯊꯣꯛꯂꯥꯎ ꯌꯦꯡꯉꯦꯕꯀꯣ ꯃꯈꯨꯝ ꯖꯥꯡꯗꯣꯛꯑꯒ ꯃꯥꯗꯤ ꯃꯍꯤꯒ ꯌꯥꯎꯍꯟꯗꯕꯤꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯈꯨꯊꯣꯡꯗꯣ ꯃꯇꯨꯝꯁꯦ ꯑꯝꯇ ꯇꯣꯏꯍꯟꯗꯕꯤꯗ ꯃꯍꯤꯒ ꯌꯥꯎꯍꯟꯗꯅ ꯃꯆꯨꯒ ꯌꯥꯝ ꯐꯖꯅ ꯊꯣꯡ ꯂꯩꯔꯝꯃꯦ ꯁꯤꯗꯤ ꯌꯥꯅꯤ ꯑꯩꯈꯣꯏ ꯈꯨꯊꯣꯡꯒ ꯃꯥꯟꯅꯔꯦꯅ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡꯅꯅꯦ ꯃꯧꯅꯥꯒ ꯀꯩ ꯂꯥꯛꯄꯁꯤꯅ ꯊꯣꯡꯍꯟꯕꯗ ꯑꯩꯅ ꯍꯦꯛ ꯁꯪꯗ꯭ꯔꯦ ꯅꯣꯏ ꯑꯝꯇ ꯊꯣꯡꯗꯣꯛꯑꯝꯃꯣ ꯑꯩ ꯊꯦꯡꯉꯛꯑꯅꯤꯅ ꯊꯣꯡꯍꯟꯕꯁꯦ ꯃꯍꯤꯒ ꯀꯩꯅꯣꯒꯁꯦ ꯆꯥꯟꯅꯗꯕ ꯑꯗꯩ ꯉꯥꯁꯦ ꯄꯨꯔꯥ ꯇꯣꯏꯔꯝꯕ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯎꯁꯦ ꯉꯥꯡ ꯉꯥꯁꯦ ꯉꯧꯔ ꯊꯨꯝ ꯃꯣꯔꯣꯛ ꯌꯥꯡꯉꯪ ꯆꯣꯛꯒ ꯍꯩꯖꯤꯟꯕ ꯑꯗꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯃꯍꯤꯁꯦ ꯖꯣꯔ ꯍꯩꯖꯤꯟꯕ ꯉꯥꯛꯇꯪ ꯁꯧꯔꯛꯑꯒ ꯊꯣꯛ ꯃꯨꯊꯠꯄ ꯑꯗꯨꯗꯤ ꯀꯩꯝ ꯍꯥꯎꯇꯕ ꯌꯥꯎꯋꯦꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯅ ꯑꯗꯨꯅ ꯃꯤ ꯑꯇꯣꯞꯄꯅ ꯊꯣꯡꯕꯁꯦ ꯃꯥꯏ ꯏꯃꯨꯡꯒꯤ ꯉꯥ ꯈꯨꯊꯣꯡꯁꯦ ꯃꯥꯟꯅꯗꯦꯗꯅ ꯑꯗꯨꯒꯤ ꯃꯥꯅ ꯅꯪꯅ ꯊꯣꯡꯉꯣ ꯉꯥ ꯆꯥꯛ ꯊꯣꯡꯕꯁꯤꯗꯤꯅ ꯌꯥꯗꯦꯕ ꯑꯗꯨꯒꯗꯤ ꯃꯥꯏꯗꯣ ꯌꯥꯝ ꯍꯥꯎꯔꯦꯕ ꯑꯗ ꯃꯦꯗꯥꯝ ꯍꯥꯎꯕ꯭ꯔꯥꯅ ꯃꯥꯁꯦ ꯇꯧꯋꯦꯕꯀꯣ ꯍꯣꯏ ꯀꯤꯖꯅ ꯑꯗꯩ ꯁꯥꯔꯗꯣ ꯆꯥꯈꯤꯕ꯭ꯔꯥ ꯈꯣꯠꯈꯤꯕ꯭ꯔꯥꯅ ꯑꯩꯅ ꯌꯥꯝ ꯐꯖꯅ ꯆꯥꯈ꯭ꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯈꯨꯊꯣꯡꯒ ꯃꯥꯟꯅꯔꯦ ꯃꯥꯁꯦ ꯁꯣꯔꯒ ꯍꯣꯟꯗꯣꯛꯆꯩꯕꯀꯣ ꯑꯩꯗꯤ ꯏꯀꯥꯏꯕꯗ ꯂꯣꯏꯔꯨꯔꯦ ꯉꯁꯥꯏ ꯃꯦꯗꯥꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯃꯇꯝꯒꯤ ꯃꯌꯥꯝ ꯑꯃ ꯑꯩꯒ ꯑꯗꯨꯝ ꯂꯣꯏꯅꯔꯝꯃꯤꯀꯣ ꯑꯗꯩ ꯑꯃꯈꯛꯁꯨ ꯏꯆꯦ ꯑꯃꯈꯛꯁꯨ ꯃꯥꯁꯦ ꯂꯨꯈꯥꯕꯤꯅꯦꯕ ꯑꯗꯣ ꯃꯥꯒꯤꯅ 2000ꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯀꯣ ꯌꯥꯝ ꯉꯟꯅ ꯑꯗꯣ ꯍꯧꯖꯤꯛ ꯆꯍꯤ 16 ꯁꯨꯔꯛꯑꯕꯅꯤ ꯃꯥꯅ ꯃꯆꯥ ꯑꯅꯤꯁꯤ ꯌꯣꯛꯂꯛꯏꯅꯤ ꯃꯆꯥ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯃꯆꯥ ꯅꯨꯄꯤꯁꯤꯗꯤ ꯍꯦꯟꯗꯤꯀꯦꯞꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯍꯦꯟꯗꯤꯀꯦꯞꯀꯤ ꯁ꯭ꯀꯨꯜꯗ ꯊꯝꯃꯦ ꯍꯥꯏꯌꯦꯕ ꯕꯣꯔꯗꯤꯡꯗꯀꯣ ꯃꯆꯥ ꯅꯨꯄꯥꯁꯤꯅ ꯇ꯭ꯔꯦꯅꯤꯡ ꯑꯃꯈꯛ ꯆꯠꯂꯤ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯥꯅ ꯃꯌꯨꯝ ꯄꯨꯒꯗꯕꯅꯤꯅ ꯃꯥꯁꯦ ꯉꯜꯂꯤꯉꯩꯗꯗꯤ ꯐꯤ ꯅꯨꯡ ꯁꯥꯔꯝꯕ ꯑꯗꯨ ꯉꯝꯃꯛꯇ꯭ꯔꯕ ꯃꯃꯤꯠ ꯌꯥꯔꯛꯇ꯭ꯔꯕ ꯑꯗꯩ ꯂꯧꯁꯤꯡ ꯀꯨꯝꯕꯁꯨ ꯉꯝꯃꯛꯇ꯭ꯔꯕ ꯑꯗꯨꯒꯤ ꯍꯦꯜꯄꯔ ꯑꯣꯏꯕ ꯆꯠꯀꯦꯅ ꯂꯥꯛꯇꯅ ꯑꯩꯅ ꯁꯤꯟꯕꯤꯈꯤꯕꯅꯦꯕꯀோ ꯑꯗꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯁꯤꯜꯂꯦ ꯍꯦꯜꯄꯔꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛꯅꯅꯦ ꯅꯣꯡꯃꯀꯣ ꯑꯍꯤꯡ ꯑꯃꯅꯦ ꯄꯨꯔꯥ ꯑꯍꯤꯡ ꯄꯨꯡ ꯀꯩꯅꯣꯗꯅꯤꯀꯣ ꯃꯣꯏꯅ ꯊꯣꯡ ꯊꯤꯜꯂꯛꯏꯁꯦ 1:30 ꯁ꯭ꯋꯥꯏꯁꯤꯗꯅꯤꯀோ 1:30 2ꯕꯨ ꯇꯥꯔꯝꯃꯅꯤꯗ ꯊꯣꯡꯁꯦ ꯀꯦꯠ ꯒꯪ ꯊꯤꯟꯕꯅꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯅ ꯁꯥꯎꯗꯅꯅꯦ ꯀꯩꯅꯣ ꯒꯦꯠ ꯑꯗꯨꯃꯥꯏꯅ ꯑꯍꯤꯡꯗ ꯊꯤꯜꯂꯤꯗꯨꯕꯣ ꯃꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯨꯝꯅ ꯍꯤꯞꯅꯩꯁꯤꯅ ꯀꯩ ꯈꯜꯂꯝꯗꯣꯏꯅꯣꯅ ꯆꯥꯔꯨ ꯄꯪꯉꯤꯅꯦ ꯑꯩꯈꯣꯏꯁꯦ ꯑꯝꯇ ꯎꯅꯖꯒꯦ ꯏꯆꯦꯗꯣꯅ ꯇꯨꯝꯕ ꯍꯤꯞꯄ ꯄꯣꯊꯥꯕ ꯃꯇꯝ ꯑꯍꯤꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯅꯣꯡꯉꯥꯜꯂ ꯂꯥꯛꯄꯤꯌꯣꯅ ꯑꯩ ꯏꯆꯥꯅꯨꯄꯤꯁꯤꯅ ꯍꯥꯏꯔ ꯆꯠꯍꯟꯈꯤꯕ ꯃꯣꯏꯁꯦꯀꯣ ꯉꯟꯇꯥ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯃꯣꯏꯁꯦꯀꯣ ꯃꯣꯏ ꯃꯌꯥꯝ ꯑꯃꯀꯣ ꯑꯗꯣ ꯃꯣꯏꯗꯤ ꯍꯦꯛꯇ ꯃꯣꯏꯒꯤ ꯃꯆꯥ ꯅꯨꯄꯤ ꯂꯩꯁꯥꯕꯤꯗꯨꯒ ꯅꯨꯄꯥꯁꯤꯒ ꯃꯣꯏꯁꯦ ꯔꯤꯂꯦꯁꯟ ꯊꯝꯈ꯭ꯔꯒ ꯅꯨꯄꯥꯁꯤꯅ ꯂꯩꯊꯣꯛꯄ ꯆꯦꯟꯁꯤ ꯌꯥꯗꯕ ꯑꯗꯩ ꯎꯅꯕ ꯅꯨꯃꯤꯠꯁꯤꯗꯁꯨ ꯔꯤꯂꯦꯁꯟ ꯊꯝꯅꯔꯒ ꯅꯨꯄꯤꯁꯤꯅ ꯆꯦꯟꯁꯤ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯌꯥꯗꯕ ꯑꯗꯨꯒꯤ ꯅꯨꯄꯥꯁꯤꯅ ꯅꯪ ꯂꯩꯍꯧꯔꯣꯅ ꯊꯤꯜꯂꯛꯄꯁꯤꯗ ꯅꯨꯄꯤꯅ ꯑꯩꯗꯤ ꯂꯩꯍꯧ ꯉꯝꯃꯣꯏ ꯈꯣꯠꯂꯣꯏꯅ ꯇꯧꯅꯕꯒꯤꯗ ꯒꯥꯔꯤꯁꯦ ꯊꯧꯕ ꯍꯧꯔꯕ ꯅꯨꯄꯤꯁꯤꯅ ꯌꯥꯜꯂꯕ ꯑꯗꯨꯝ ꯀꯥꯔꯁꯤꯗ ꯌꯥꯟ ꯑꯃꯗ ꯑꯗꯨꯝ ꯊꯧꯔꯕ ꯂꯩꯀꯥꯏ ꯃꯤ ꯎꯕꯈꯩꯗꯨꯅ ꯆꯦꯟꯊꯣꯛꯑꯒ ꯐꯥꯔꯕ ꯑꯗꯨꯒꯤ ꯄꯣꯔꯛꯄꯅꯦꯕ ꯃꯣꯏꯗꯣ ꯑꯗꯨ ꯌꯥꯝ ꯆꯥꯎꯅ ꯏꯔꯥꯡ ꯊꯣꯛꯅꯔꯒꯕꯨꯗꯤ ꯂꯥꯛꯄ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯒꯤ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟꯗꯣ ꯑꯣꯐꯤꯁꯇ ꯐꯝꯅꯔꯁꯤ ꯅꯨꯡꯊꯤꯟꯗꯅ ꯍꯥꯏꯅꯔꯦ ꯑꯗꯨꯒꯗꯤ ꯑꯃꯨꯛ ꯑꯉꯥꯡꯗꯣ ꯂꯩꯔꯝꯗ꯭ꯔꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝꯕ ꯊꯧꯗꯣꯛꯁꯦ ꯃꯅꯨꯡꯁꯤꯗ ꯌꯥꯝ ꯁꯥꯊꯤꯅ ꯊꯣꯛꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ
ꯍꯦꯜꯄꯔꯁꯦ ꯌꯥꯝ ꯀꯧꯔꯤꯕꯀꯣ ꯃꯄꯥꯟ ꯂꯝꯒꯤ ꯍꯦꯜꯄꯔꯁꯦ ꯑꯗꯨ ꯌꯥꯝꯁꯨ ꯂꯥꯛꯑꯦ ꯌꯥꯝꯁꯨ ꯁꯤꯜꯂꯦ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤꯁꯨ ꯃꯄꯥꯟ ꯂꯝꯒꯤꯁꯨ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯀꯧꯔꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟꯃꯥꯔꯗ ꯑꯉꯥꯡ ꯂꯧꯕꯒꯤ ꯁꯦꯀꯦꯟ ꯍꯦꯟꯃꯥꯔ ꯀ꯭ꯋꯥꯇꯔꯗ ꯂꯩꯕ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯃꯆꯥ ꯂꯧꯕꯒꯤꯁꯨ ꯀꯧꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯋꯥꯏꯊꯧ ꯊꯧꯕꯥꯜ ꯋꯥꯏꯊꯧꯗ ꯂꯩꯕ ꯌꯦꯟꯒꯤ ꯐꯥꯔꯝ ꯑꯃꯒꯤ ꯌꯦꯟ 1,500,000 ꯂꯣꯏ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯌꯦꯟꯒꯤ ꯐꯥꯔꯝ ꯑꯃꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯟꯅꯕꯤꯅꯕ ꯅꯨꯄꯥ ꯑꯃ ꯀꯧꯔꯤꯕꯀꯣ ꯃꯣꯏꯅ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯂꯩꯖꯒꯦꯁꯨ ꯌꯥꯏ ꯑꯗꯨꯒ ꯇꯣꯂꯣꯞꯇꯤ ꯃꯣꯏꯗꯤ ꯇꯣꯂꯣꯞꯇꯤ ꯃꯣꯏ ꯅꯨꯄꯥꯗꯨ ꯈꯛꯇꯪꯒꯤ ꯁꯥꯒꯗꯕ ꯍꯥꯏꯕꯗꯤ ꯃꯣꯏꯗꯨꯗꯤ ꯌꯥꯝ ꯆꯥꯎꯅ ꯇꯧꯕ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯍꯥꯏꯗ꯭ꯔꯕꯥꯗꯇꯁꯨ ꯑꯩꯈꯣꯏ ꯃꯆꯥ 2 ꯆꯍꯤ 9 ꯁꯨꯕ ꯑꯃꯒ 10 ꯁꯨꯕ ꯑꯃꯒ ꯑꯗꯨꯃꯥꯏ ꯅꯨꯄꯥꯗꯤ ꯒꯨꯋꯥꯍꯥꯇꯤꯗ ꯊꯕꯛ ꯇꯧꯔ ꯂꯩ ꯅꯨꯄꯤꯁꯤꯅ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯃꯆꯥ 2ꯁꯤꯒ ꯊꯕꯛ ꯇꯧꯔ ꯂꯩꯕꯅꯤ ꯁꯤꯒꯤ ꯃꯥꯅ ꯑꯣꯐꯤꯁ ꯍꯜꯂꯛꯄ ꯈꯣꯠꯂꯛꯄꯗ ꯃꯆꯥ 2ꯗꯨ ꯈꯛꯇꯪ ꯂꯩꯕꯗꯣ ꯌꯥꯗꯦꯗꯅ ꯑꯗꯨꯒꯤ ꯑꯃ ꯀꯧꯔꯤ ꯑꯗꯩ ꯗꯦꯜꯂꯤꯗ ꯗꯣꯛꯇꯔ ꯐꯦꯃꯤꯂꯤ ꯑꯃꯒꯤꯁꯨ ꯑꯉꯥꯡ ꯊꯥ 5ꯒꯤ ꯑꯉꯥꯡ ꯑꯃ ꯂꯧꯕꯤꯅꯕ ꯕꯦꯕꯤ ꯁꯤꯁꯇꯔ ꯑꯃ ꯀꯧꯔꯤꯀꯣ ꯑꯗꯩ ꯕꯦꯡꯒ꯭ꯂꯣꯔꯗꯁꯨ ꯑꯉꯥꯡ ꯂꯧꯕꯤꯅꯕ ꯑꯃ ꯀꯧꯔꯤ ꯑꯗꯣ ꯑꯁꯥꯝꯗꯁꯨ ꯑꯉꯥꯡ 3 ꯆꯍꯤ 2 ꯆꯍꯤ 3 ꯆꯍꯤ 9 ꯁꯤꯒꯤ ꯀꯩꯅꯣꯁꯨ ꯃꯣꯏ ꯐꯦꯃꯤꯂꯤ ꯑꯅꯤꯃꯛꯁꯦ ꯂꯣꯏꯅ ꯊꯕꯛ ꯆꯠꯊꯣꯛꯄ ꯑꯗꯨꯒꯤꯁꯨ ꯀꯧꯔꯤ ꯑꯗꯨꯒ ꯑꯁꯥꯝꯗ ꯅꯔꯁ ꯑꯣꯏꯕꯤ ꯑꯃꯈꯛꯀꯤꯁꯨ ꯃꯥꯏ ꯃꯆꯥ ꯆꯍꯤ 3ꯒꯤ ꯃꯥꯅ ꯗ꯭ꯌꯨꯇꯤ ꯆꯠꯂꯤꯉꯩꯗ ꯂꯩꯃꯤꯟꯅꯔꯝꯅꯕ ꯃꯣꯏꯗꯤ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯂꯩꯕ ꯀꯩꯅꯣꯅꯦ ꯍꯥꯏ ꯃꯥꯒꯤ ꯀ꯭ꯋꯥꯇꯔꯁꯦꯀꯣ ꯔꯨꯝꯗꯣ ꯑꯗꯨꯗ ꯑꯗꯨꯒꯤ ꯁꯦꯟꯅꯕꯤꯅꯕꯁꯨ ꯀꯧꯔꯤ ꯁꯤꯁꯨ ꯃꯥ ꯃꯊꯟꯇ ꯂꯩꯕꯅꯤ ꯃꯥꯗꯤ ꯗꯤꯚꯣꯔꯁ ꯇꯧꯔꯒ ꯂꯩꯔꯕ ꯅꯨꯄꯤꯅꯦꯕꯀꯣ ꯑꯗꯨꯒ ꯋꯦꯁ ꯕꯦꯡꯒꯜꯗꯁꯨ ꯃꯆꯥ ꯁꯦꯟꯅꯅꯕ ꯃꯣꯏꯁꯨ ꯀꯧꯔꯤ ꯑꯗꯨꯒ ꯗꯦꯜꯂꯤꯗꯁꯨ ꯀꯧꯏ ꯀꯣꯜꯀꯇꯥꯗꯁꯨ ꯀꯧꯏ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯑꯉꯥꯡ ꯁꯦꯟꯅꯕꯩ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛꯀꯤ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯁꯤꯁꯤꯡꯁꯤꯒꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯂꯥꯛꯏ ꯑꯗꯩ ꯈꯥꯏꯅꯔꯒ ꯂꯩꯕ ꯑꯗꯩ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯒ ꯂꯩꯕ ꯑꯗꯩ ꯃꯥꯏ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯅꯨꯄꯤꯐꯧꯗ ꯂꯥꯛꯏ ꯃꯄꯨꯔꯣꯏꯕꯒ ꯌꯥꯅꯔꯒ ꯀꯣꯟꯅꯗ꯭ꯔꯒꯗꯤꯀꯣ ꯄꯩꯁꯥꯗꯣ ꯀꯣꯟꯅꯗ꯭ꯔꯒ ꯊꯣꯛꯇꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯅ ꯐꯩꯌꯦꯕꯀꯣ ꯑꯗꯒꯤ ꯁꯤꯃ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯥꯏꯐ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯅꯕꯀꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯉꯩ ꯊꯕꯛ ꯑꯃ ꯊꯤꯔꯤꯉꯩ ꯈꯣꯠꯂꯤꯉꯩꯗ ꯁꯨꯝ ꯏꯔꯥꯡ ꯐꯂꯥꯡ ꯌꯥꯎꯍꯧꯗꯕ ꯍꯧꯖꯤꯛꯇꯤ ꯃꯇꯤꯛꯇꯤ ꯆꯥꯔꯕ ꯃꯇꯝꯗꯤ ꯆꯥꯔꯕ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯗꯨꯗꯤ ꯅꯨꯡꯁꯤꯅꯕꯩ ꯂꯝꯕꯤꯗ ꯈꯣꯡꯗꯥꯍꯧꯗ꯭ꯔꯕꯅꯤꯅ ꯂꯩꯇ꯭ꯔꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯁꯨꯗꯧꯅ IG ꯗ FB ꯗ ꯀꯩꯗ ꯃꯦꯁꯦꯖ ꯁꯨꯡꯊꯥ ꯊꯥꯔ ꯈꯪꯅꯕꯁꯨ ꯏꯀꯥꯏꯔꯕ ꯑꯗꯨ ꯃꯁꯥꯒ ꯆꯥꯟꯅꯕ ꯁꯨꯝ ꯊꯤꯕ ꯌꯥꯝ ꯂꯥꯛꯑꯦ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯈꯔ ꯑꯃꯁꯨ ꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯂꯥꯛꯏ ꯑꯗꯨꯅ ꯑꯇꯩꯁꯨ ꯑꯗꯨꯝ ꯂꯥꯛꯁꯟꯕꯤꯌꯨ ꯑꯗꯨ ꯁꯤꯗ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯑꯩꯅ ꯂꯣꯏꯅꯃꯛ ꯔꯦꯀꯣꯔꯠꯁꯦ ꯂꯧꯔꯒ ꯊꯝꯍꯧꯔꯒ ꯃꯥꯏ ꯆꯥꯅꯕ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯆꯥꯅꯕ ꯃꯁꯦꯟ ꯑꯃꯨꯛ ꯁꯤꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯃꯃꯥ ꯃꯄꯥ ꯌꯥꯝ ꯂꯥꯛꯑꯦ ꯃꯃꯥ ꯃꯔꯨ ꯑꯣꯏꯅ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯑꯗꯩ ꯃꯆꯦꯁꯤꯡꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯌꯥꯝ ꯆꯦꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯌꯥꯝ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯁꯤꯁꯦ ꯃꯇꯝꯗꯤ ꯑꯁ ꯌꯥꯝ ꯂꯨꯏ ꯑꯩꯈꯣꯏꯒꯤꯗꯤ ꯃꯅꯤꯄꯨꯔꯁꯦ ꯆꯠꯅꯕꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯍꯥꯟꯅ ꯋꯥꯈꯜꯁꯦ ꯂꯣꯏ ꯊꯥꯗꯔꯒ ꯃꯤ ꯑꯣꯏꯔꯀꯥꯟꯗ ꯌꯨꯝ ꯄꯥꯟꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯍꯦꯛꯇꯃꯛ ꯂꯨꯍꯣꯡꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯒꯤ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯁꯤꯡ ꯑꯗꯨ ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯑꯩꯈꯣꯏꯒꯤ ꯀꯥꯏꯅꯈꯤꯕꯁꯨ ꯂꯥꯛꯑꯦ ꯅꯨꯄꯥꯗꯁꯨ ꯂꯥꯛꯑꯦ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕ ꯌꯥꯎꯔꯤ ꯁꯤꯐꯥꯏ ꯑꯣꯏꯕ ꯀꯩꯀꯥ ꯀꯣ ꯑꯗꯩ ꯅꯨꯄꯤꯗꯁꯨ ꯂꯥꯛꯏ ꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯂꯥꯛꯏ ꯁꯤꯃꯁꯨ ꯑꯗꯨꯒ ꯑꯗꯩ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯁꯪꯒꯥꯏꯁꯤꯗ ꯍꯣꯝꯗ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯉꯥꯃꯨꯛ ꯑꯩꯈꯣꯏꯒꯤ ꯐꯤꯁ ꯊꯤꯕ ꯂꯣꯏꯈ꯭ꯔꯦ ꯀꯣ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯂꯦꯞꯇꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦꯝꯃ ꯁꯨꯈꯥꯝ ꯁꯤꯂꯥꯕꯇꯤ ꯁꯒꯣꯜꯕꯟꯗ ꯏꯆꯦꯝꯃꯅꯁꯨ ꯂꯨꯄꯥ 1,000 ꯄꯥꯡꯕꯤꯔꯛꯏ ꯑꯗꯩ ꯃꯅꯤꯁꯥ ꯃꯥꯏꯕꯝ ꯏꯅꯥꯎꯅꯨꯄꯤꯁꯤꯅꯁꯨ 2,000 ꯄꯥꯡꯕꯤꯔꯛꯏ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯀꯩꯅꯣ ꯏꯟꯇꯔꯟ ꯇꯧꯕ ꯂꯥꯛꯄ ꯏꯅꯥꯎꯅꯨꯄꯤ ꯂꯥꯏꯁ꯭ꯔꯝ ꯔꯟꯖꯅꯥ ꯀꯣ ꯅꯠꯇꯦ ꯁꯤ ꯏꯟꯇꯔꯟ ꯇꯧꯕ ꯂꯥꯛꯄ ꯁꯤ ꯂꯩꯔꯦ ꯀꯩꯅꯣ ꯀꯥꯡꯖꯝ ꯕꯕꯤꯅꯥ ꯍꯥꯏꯕ ꯃꯥꯂꯣꯝ ꯇꯨꯂꯤꯌꯥꯏꯃꯗꯒꯤ ꯃꯥꯁꯦ NEF ꯂꯣ ꯀꯣꯂꯦꯖ ꯒꯨꯋꯥꯍꯥꯇꯤꯗ ꯃꯥꯁꯦ ꯍꯧꯖꯤꯛ LLB ꯇꯧꯔꯤꯕ ꯃꯥꯁꯨ ꯏꯟꯇꯔꯟ ꯇꯧꯕ ꯂꯥꯛꯄ ꯏꯅꯥꯎꯅꯨꯄꯤꯅꯤ ꯑꯗ ꯃꯥꯁꯤꯅ ꯂꯨꯄꯥ 2,000ꯁꯨ ꯑꯩꯈꯣꯏ ꯁꯪꯒꯥꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯏꯕꯦꯝꯃ ꯊꯣꯛꯆꯣꯝ ꯕꯤꯕꯤꯅꯥ ꯑꯗꯩ ꯃꯄꯨꯔꯣꯏꯕꯁꯤꯁꯨ ꯂꯥꯏꯑꯣꯏꯈ꯭ꯔꯦ ꯄꯥꯕꯨꯡ ꯀꯨꯟꯖꯣ ꯀꯣ ꯂꯩꯈꯤꯗ꯭ꯔꯕ ꯀꯣꯡꯕ ꯎꯆꯦꯛꯀꯣꯟꯗꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯝꯁꯤꯅ ꯂꯩꯈꯤꯗ꯭ꯔꯤꯁꯤꯅꯅꯦ ꯗꯦꯠ 19 ꯑꯗꯨꯒ ꯊꯥ 3 2012ꯇ ꯂꯩꯈꯤꯗꯕ ꯑꯗꯨꯗꯤ ꯍꯧꯖꯤक 27ꯗꯤ ꯀꯌꯥ ꯀꯨꯏꯈ꯭ꯔꯕꯅꯣ ꯁꯤꯁꯦ ꯃꯣꯏꯒꯤ ꯏꯃꯥ ꯏꯕꯦꯝꯁꯤꯒꯤ ꯀꯨꯝꯑꯣꯟꯅ ꯂꯥꯛꯄꯗ ꯆꯍꯤꯒꯤ ꯃꯣꯏ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯄꯨꯟꯕ ꯂꯥꯛꯑꯒꯅꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯆꯦꯡ ꯑꯗꯒꯤꯗꯤ ꯉꯥꯔꯤ ꯊꯥꯎ ꯑꯆꯥꯄꯣꯠ ꯌꯥꯝꯃꯦ ꯃꯈꯟ ꯃꯌꯥꯝ ꯑꯃ ꯄꯥꯡꯕꯤꯔꯝꯃꯦꯀꯣ ꯑꯗꯣ ꯃꯣꯏꯒꯤꯁꯦ ꯃꯆꯥ ꯅꯨꯄꯤ
ꯑꯩꯈꯣꯏꯒꯤ ꯏꯆꯦꯃ ꯕꯤꯅꯣꯗꯤꯅꯤ ꯄ꯭ꯔꯦꯃꯤꯂꯥ ꯑꯗꯩ ꯒꯣꯄꯦꯁꯣꯔ ꯃꯆꯥꯅꯨꯄꯥ ꯀꯣ ꯑꯗꯩ ꯔꯣꯃꯤꯂꯥ ꯁꯨꯆꯤꯇ꯭ꯔꯥ ꯑꯗꯩ ꯀꯥꯃꯤꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯁꯣꯕꯥꯔꯥꯅꯤ ꯑꯗꯩ ꯗꯤꯅꯦꯁꯣꯔꯤ ꯆꯥꯎꯕ ꯑꯗ ꯃꯣꯏ ꯃꯆꯥ ꯃꯃꯧꯁꯤꯡꯁꯤꯅ ꯌꯦꯡꯕꯤꯔꯛꯑꯒ ꯄꯨꯟꯅ ꯃꯁꯨꯋꯣ ꯀꯩꯌꯣ ꯌꯥꯝꯃꯦ ꯂꯥꯛꯏꯗꯣꯀꯣ ꯍꯣꯏ ꯃꯣꯏꯁꯦ ꯅꯨꯃꯤꯠꯇꯣ ꯀꯨꯝꯃꯣꯟ ꯑꯥꯗ ꯂꯨꯛ ꯀꯠꯄ ꯃꯌꯨꯝꯗꯀꯣ ꯑꯗꯨ ꯀꯠ ꯂꯣꯏꯔꯒ ꯑꯃꯨꯛ ꯁꯣꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯦꯕ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯔꯣꯏꯕꯗ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯃꯁꯨ ꯍꯥꯞꯆꯒꯦ ꯈꯔ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯩꯅꯣꯁꯤꯁꯨ ꯀꯃꯦꯟ ꯌꯥꯝ ꯇꯥꯡꯅ ꯂꯤꯛꯅ ꯁꯅꯥꯗꯧꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯈꯔꯁꯨ ꯑꯩ ꯄꯥꯊꯣꯛꯆꯒꯦ ꯀꯃꯦꯟꯁꯦ ꯃꯍꯩ ꯄꯤꯅꯕꯁꯦ ꯏꯀꯥꯏꯅꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯊꯣꯛꯏꯕ ꯋꯥꯔꯤꯁꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯗ ꯏꯆꯦ ꯐꯖꯩ ꯑꯗꯩ ꯗꯥꯁꯨꯔꯁ ꯐꯖꯩ ꯏꯆꯦꯒꯤ ꯐꯤꯗꯣ ꯐꯖꯩ ꯏꯆꯦꯕꯨ ꯊꯥꯒꯠꯆꯔꯤ ꯗꯥꯁꯨꯔꯁ ꯑꯗꯨ ꯑꯃꯐꯥꯎ ꯅꯠꯇꯕꯤꯗꯅꯦ ꯁꯨꯞꯅꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯒꯤ ꯃꯤꯗꯨꯗ ꯊꯧꯅꯥ ꯄꯤꯕ ꯃꯤꯗꯨꯅ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯤꯔꯛꯄꯁꯦ ꯇꯥꯔꯒ ꯃꯥꯅꯤ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤꯔꯛꯄ ꯑꯗꯨꯅ ꯊꯧꯅꯥ ꯍꯥꯞꯆꯩꯕ ꯑꯗꯨꯅ ꯃꯤꯁꯤꯡꯗꯨꯒꯤꯗꯃꯛꯇꯅꯦ ꯋꯥꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪ ꯁꯨꯃꯥꯏꯅ ꯍꯣꯠꯅꯧꯀꯣ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯀꯣ ꯊꯧꯅꯥꯁꯦ ꯄꯤꯕꯤꯌꯣꯕ ꯇꯥꯕꯤꯔꯤꯕꯁꯤꯡ ꯀꯃꯦꯟ ꯅꯠꯇꯦꯕ ꯁꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯥꯏꯕ ꯇꯧꯕꯤꯌꯣꯕ ꯑꯗꯣ ꯁꯤ ꯀꯃꯦꯟꯁꯤꯗ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯦ ꯃꯌꯥꯝꯗ ꯀꯔꯤꯅ ꯐꯥꯎꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗꯦꯕ ꯂꯥꯏꯔꯤꯛꯁꯦ ꯇꯥꯛꯄ ꯂꯣꯏꯔꯀꯥꯟꯗ ꯀꯣꯏꯁꯟ ꯑꯟꯁꯔꯅ ꯌꯥꯎꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯌꯥꯝꯅ ꯀꯃꯦꯟꯁꯦ ꯄꯤꯔꯛꯑꯀꯥꯟꯗ ꯑꯗꯨꯒꯤ ꯄꯥꯎꯁꯦ ꯐꯥꯎꯅꯔꯤꯅꯦꯕ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯩꯁꯤꯒ ꯇꯥꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯒ ꯃꯔꯤ ꯑꯃ ꯂꯩꯅꯔꯤꯅꯦꯕ ꯑꯗꯨꯅ ꯋꯥꯁꯨ ꯋꯥꯅ ꯀꯃꯦꯟꯁꯦ ꯋꯥꯔꯤꯗꯨꯒꯤ ꯃꯤꯗꯨꯗ ꯊꯧꯅꯥ ꯄꯤꯕꯤꯕ ꯁꯣꯏꯗꯅ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯁꯟꯖꯤꯠ ꯁꯔꯃꯒꯤ ꯃꯨꯚꯤ ꯁ꯭ꯇꯣꯔ ꯀꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯃꯄꯥꯟ ꯂꯝꯒꯤ ꯀꯩꯅꯣ ꯐꯤꯂꯝꯁꯤꯡ ꯍꯟꯗꯣꯛꯄ ꯃꯅꯤꯄꯨꯔꯤꯗ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯃꯤ 21, 22ꯅꯒ ꯂꯥꯏꯛ ꯇꯧꯋꯦ ꯑꯗꯩ ꯃꯤ 1-2K ꯀꯣ 1,000,000-2,000ꯅꯒ ꯀꯃꯦꯟ ꯄꯤꯕ ꯌꯥꯝ ꯃꯄꯥꯡꯒꯜ ꯀꯜꯂꯦꯕ ꯁꯟꯖꯤꯠ ꯁꯔꯃꯒꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯌꯥꯝ ꯊꯤꯅ ꯃꯄꯥꯡꯒꯜ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯃꯤ 20,000-30,000 ꯂꯥꯏꯛ ꯇꯧꯋꯤ ꯃꯤ 1,000,000 ꯀꯃꯦꯟ ꯄꯤꯔꯤꯁꯦ ꯑꯗꯨ ꯀꯥꯏꯅꯀꯣ ꯃꯤ ꯚ꯭ꯌꯨꯋꯔꯕꯨꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅꯦ ꯃꯇꯤꯛ ꯆꯥꯅ ꯑꯗꯨꯝ ꯚ꯭ꯌꯨꯋꯔꯗꯤ ꯂꯩꯖꯔꯤꯕ ꯁꯨꯃꯥꯏꯅꯅꯤ ꯑꯗꯨꯝ ꯂꯩꯔꯤꯕ ꯚ꯭ꯌꯨꯋꯔꯁꯦ 1,00,000 ꯃꯊꯛ ꯌꯧꯈ꯭ꯔꯗꯤ ꯑꯗꯨꯝ ꯐꯖꯅ ꯃꯄꯨꯡ ꯐꯥꯔꯤꯕ ꯀꯩꯅꯣ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯈꯛ ꯑꯣꯏꯅꯦꯕꯀꯣ ꯂꯩꯅꯔꯤꯕ ꯁꯤꯔꯤꯁ 9 ꯆꯠꯊꯔꯛꯄꯁꯤꯁꯨ ꯍꯣꯏ 98 ꯁꯨꯔꯛꯄ ꯍꯥꯏꯁꯦ ꯇꯔꯥꯏꯕꯁꯨ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯦ ꯑꯗ ꯀꯃꯦꯟꯒ ꯍꯣꯏ ꯀꯃꯦꯟꯒ ꯂꯥꯏꯛꯀ ꯈꯔ ꯍꯟꯊꯕꯁꯦ ꯁꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯟꯗ ꯑꯗꯣ ꯃꯤꯗꯨꯅꯗꯤ ꯀꯃꯦꯟꯗꯣ ꯄꯥꯔꯒ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯕꯤꯔꯛꯏꯅ ꯉꯥꯏꯔ ꯂꯩꯔꯦ ꯊꯧꯅꯥꯗꯣ ꯂꯧꯗꯩ ꯁꯣꯝꯗ ꯀꯃꯦꯟꯗꯣ ꯑꯃꯨꯛ ꯄꯤꯕꯤꯔꯛꯇ꯭ꯔꯦ ꯀꯃꯦꯟ 15 ꯈꯛꯇꯒ ꯄꯤꯔꯛꯑꯦ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯍꯣꯏ ꯑꯗꯨ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯞꯄꯤꯌꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯝꯅ ꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯄꯤꯔꯤꯕꯁꯤ ꯋꯥꯐꯝꯁꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯂꯤꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯁꯣꯛꯑꯕ ꯊꯃꯣꯏ ꯀꯥꯏꯔꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯎꯗ꯭ꯔꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯅ ꯁꯍꯖꯣꯛ ꯄꯤꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯀꯃꯦꯟꯁꯤ ꯈꯨꯠꯊꯥꯡꯗ ꯋꯥꯈꯜꯂꯣꯟ ꯑꯐꯕ ꯑꯃꯃꯝꯇꯪꯗꯨꯅ ꯃꯈꯣꯏꯒꯤ ꯌꯦꯅꯤꯡ ꯍꯨꯜꯂꯒ ꯃꯈꯣꯏꯒꯤ ꯑꯁꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯃꯗꯤ ꯃꯈꯣꯏꯗ ꯃꯣꯇꯤꯚꯦꯁꯟ ꯑꯃ ꯐꯪꯒꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯠꯇ꯭ꯔꯒ ꯑꯩꯍꯥꯛꯀꯤ ꯀꯃꯦꯟꯁꯃꯛ ꯊꯝꯕꯤꯔꯛꯇ꯭ꯔꯒꯁꯨ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯃꯆꯪ ꯑꯣꯏꯕꯁꯤ ꯌꯥꯝꯅꯃꯛ ꯃꯊꯧ ꯇꯥꯕ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯋꯥꯔꯁꯨ ꯋꯥꯅ ꯀꯃꯦꯟꯁ ꯂꯥꯏꯟ ꯑꯃꯃꯝꯇꯪ ꯑꯣꯏꯔꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯉꯁꯤꯁꯤ ꯑꯣꯖꯥꯅ ꯊꯝꯖꯔꯤꯕꯁꯤ ꯑꯁꯦꯡꯕꯗꯤ ꯃꯌꯥꯝꯁꯤ ꯋꯥꯔꯧꯕꯅꯤꯀꯣ ꯍꯥꯏꯕꯗꯤ ꯀꯃꯦꯟꯁꯦ ꯌꯥꯝꯃꯟꯗꯕꯒꯤ ꯋꯥꯔꯧꯕꯅꯤ ꯑꯗꯨꯒ ꯀꯃꯦꯟꯁꯤꯅ ꯉꯁꯥꯏꯒꯤ ꯁꯍꯖꯣꯛ ꯑꯣꯏꯖꯒꯗꯕ ꯚꯤꯛꯇꯤꯃꯥꯏꯖ ꯇꯧꯕꯤꯈ꯭ꯔꯕꯁꯤꯡꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯕꯨꯙꯤ ꯂꯧꯁꯤꯡ ꯊꯣꯛꯍꯟꯒꯗꯕꯗꯣ ꯃꯌꯥꯝꯅ ꯊꯣꯛꯍꯟꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯆꯔꯒ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯄꯨꯊꯣꯛꯆꯕꯅꯤ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯁꯣꯛꯍꯜꯂꯕ ꯃꯄꯨꯟꯁꯤ ꯃꯥꯡꯒꯗꯕ ꯂꯩꯔꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯂꯩꯇꯥꯗ꯭ꯔꯕꯁꯤꯡꯗꯨꯗ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯒꯤ ꯏꯔꯤꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯈꯤꯇꯪ ꯊꯝꯕꯤꯔꯒ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯀꯟꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯧꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯅꯥ ꯑꯣꯜꯂꯕ ꯀꯃꯦꯟ 15 ꯈꯛ ꯄꯤꯕꯤꯔꯛꯄꯅꯦꯕꯀꯣ ꯂꯣꯏꯅꯃꯛ ꯄꯥꯊꯣꯛꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯦ ꯄꯥꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯒꯁꯦ ꯄꯥꯔꯗꯕꯅꯦ ꯑꯗꯨꯗꯤ ꯐꯥꯔꯁ ꯀꯃꯦꯟ ꯍꯥꯏꯔꯛꯄ ꯂꯞ ꯁꯥꯏꯟꯒ ꯄꯤꯔꯛꯄ ꯕꯤꯟꯗꯨꯐꯥꯎ ꯌꯥꯎꯅ ꯄꯥꯏ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯏꯃꯣꯖꯤꯒ ꯄꯤꯔꯛꯄꯗꯨꯁꯨ ꯑꯗꯨ ꯂꯣꯏ ꯄꯥꯔꯒ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯣ ꯃꯊꯪ ꯈꯨꯕꯤ ꯎꯠꯂꯒ ꯁꯤꯅ ꯈꯨꯕꯤ ꯊꯥꯡꯒꯠꯂꯛꯑꯦ ꯁꯤꯅ ꯍꯥꯔꯠꯀꯤ ꯀꯩꯅꯣ ꯍꯥꯞꯄꯛꯑꯦꯅ ꯑꯗꯨꯗꯩꯗꯤ ꯀꯩꯗꯧꯔꯦ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯄꯤ ꯇꯥꯏ ꯍꯥꯏꯕꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯦꯕ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗꯣ ꯊꯃꯣꯏ ꯁꯣꯛꯄꯅꯦꯕ
ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦꯒꯤ ꯈꯨꯅꯣꯛꯁꯦ ꯑꯩꯗꯤ ꯌꯥꯝ ꯉꯥꯎꯖꯩ ꯍꯥꯏꯕ ꯅꯣꯛꯄꯁꯤꯗꯤꯀꯣ ꯄꯦꯟ ꯅꯣꯛꯊꯣꯛꯄ ꯃꯥꯅꯦ ꯑꯗꯩ ꯃꯊꯪꯗꯅ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯀꯃꯦꯟ ꯁꯦꯛꯁꯟꯁꯦ ꯀꯔꯤ ꯇꯧꯅꯔꯖꯥꯠꯅꯣ ꯑꯗꯨꯅꯤ ꯍꯪꯖꯔꯤꯕꯅꯤꯀꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯍꯪꯉꯤꯅꯤ ꯑꯗꯩ ꯃꯊꯪꯗꯅ ꯅꯦꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯍꯥꯟꯕꯩ ꯋꯥꯔꯤꯁꯦ ꯍꯥꯏꯕ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯩ ꯏꯆꯦ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯉꯦ ꯍꯥꯏꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯏꯅꯥꯎꯒꯤ ꯒꯥꯔꯤ ꯊꯧꯕꯒꯤ ꯋꯥꯔꯤꯁꯦ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯑꯩꯒ ꯌꯥꯝ ꯃꯥꯟꯅꯕꯒꯤ ꯋꯥꯅꯤ ꯍꯥꯏꯕꯀꯣ ꯑꯩꯁꯨ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯕ ꯑꯍꯥꯟꯕ ꯍꯩꯔꯛꯄꯗꯣ ꯑꯗꯩ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯩ ꯏꯆꯦ ꯍꯧꯖꯤꯛꯀꯥꯟ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯇ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯍꯟꯕꯩ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯕ ꯁꯤꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯝ ꯈꯪꯗꯦ ꯐꯖꯗꯕ ꯃꯇꯦꯛ ꯑꯣꯏꯔꯤꯅꯤꯗꯅꯀꯣ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯗꯨꯗꯤ ꯅꯨꯄꯤꯗꯣ ꯑꯅꯤꯃꯛ ꯄꯤꯁꯜꯂꯛꯑꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗꯨꯅ ꯑꯅꯤꯃꯛ ꯍꯣꯡꯉꯣ ꯍꯥꯏꯔꯗꯤ ꯃꯣꯏꯗꯤ ꯍꯣꯡꯗꯣꯏꯅꯦꯕ ꯃꯥꯅꯦ ꯑꯗꯨꯅ ꯑꯃꯅꯀꯣ ꯃꯥ ꯂꯧꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯄꯤꯔꯣꯏꯅ ꯑꯍꯟꯁꯤꯡꯗꯨꯅ ꯇꯧꯕꯤꯕ ꯑꯃꯗꯤ ꯆꯪꯉꯦꯕ ꯑꯗꯨꯒ ꯈꯔ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯏꯃꯨꯡꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕꯗꯗꯤ ꯑꯅꯤꯃꯛꯀꯤ ꯋꯥꯠꯇꯅꯕꯗꯤ ꯍꯣꯠꯅꯕ ꯉꯝꯃꯦꯕꯨ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯅꯤ ꯂꯣꯟꯕꯒꯤ ꯀꯩꯅꯣꯝꯃꯗꯤ ꯑꯗꯨꯝ ꯐꯥꯎꯗꯣꯏꯅꯦꯕ ꯄꯩꯁꯥ ꯈꯛꯅ ꯌꯥꯕ ꯁꯣꯏꯈꯤꯕ ꯍꯥꯏꯕꯗꯨꯅ ꯙꯥꯝ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯣꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯩꯁꯥ ꯂꯩꯇꯕꯗꯗꯤ ꯀꯥꯏꯗꯩ ꯑꯃꯒꯤ ꯆꯦꯛ ꯆꯠꯄ ꯉꯝꯗꯗꯅ ꯑꯉꯥꯡ ꯄꯣꯛꯄꯩ ꯗꯥꯛꯇꯔ ꯐꯖꯅ ꯂꯥꯏꯌꯦꯡꯕꯤꯗꯦꯅ ꯇꯧꯅꯔꯤꯉꯩ ꯑꯗꯩ ꯑꯉꯥꯡ ꯄꯣꯛꯄꯗ ꯆꯪꯉꯤꯁꯦ ꯀꯌꯥꯅꯣ ꯑꯉꯥꯡ ꯁꯦꯝꯕꯗ ꯆꯪꯉꯤꯁꯦ ꯀꯌꯥꯅꯣ ꯏꯃꯨꯡ ꯑꯃꯐꯥꯎ ꯄꯨ ꯉꯝꯅꯗꯗꯅ ꯋꯥꯅꯕꯗ ꯑꯅꯤ ꯄꯨꯔꯛꯄꯗ ꯀꯗꯥꯏꯗꯩꯅꯣ ꯋꯥꯖꯒꯦꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯧ ꯅꯠꯇꯦ ꯁꯤꯗꯤ ꯋꯥꯖꯒꯦꯅ ꯃꯣꯏꯅ ꯃꯈꯣꯡ ꯊꯥꯡꯖꯟꯖꯕꯅꯤ ꯍꯌꯦꯡꯋꯥꯏ ꯃꯁꯥꯗ ꯆꯩꯅꯥ ꯐꯪꯉꯒ ꯃꯁꯥꯗ ꯈꯥꯝꯕꯤ ꯃꯩꯊꯛꯇ ꯉꯧꯔꯀꯥꯟꯗ ꯃꯁꯥꯅ ꯑꯗꯨꯝ ꯃꯄꯤ ꯇꯥꯔꯒ ꯀꯞꯆꯔꯛꯀꯗꯕꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯍꯥꯏꯔꯨꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯨꯃꯛꯅꯤ ꯑꯗꯩ ꯃꯊꯪꯗꯅ ꯍꯣꯏ ꯑꯇꯩ ꯁꯨꯝ ꯈꯔ ꯄꯤꯔꯛꯑꯦꯀꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯃꯊꯪꯗꯗꯤ ꯀꯃꯦꯟ ꯈꯔ ꯌꯥꯝ ꯄꯤꯕꯤꯔꯛꯎ ꯋꯥꯔꯤꯗꯨꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯈꯟꯗꯁꯨ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯀꯩꯅꯣꯁꯦ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯁꯦ ꯑꯩꯅ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯈꯔ ꯂꯩꯌꯦꯕꯀꯣ ꯊꯝꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝꯅ ꯑꯩꯁꯦ ꯎꯏ ꯋꯥꯔꯤ ꯂꯤꯕꯗ ꯎꯏ ꯍꯥꯏꯕꯒꯤ ꯍꯟꯗꯛ ꯈꯔꯗꯤ ꯎꯏꯔꯝꯃꯔꯣꯏ ꯑꯩ ꯁꯥꯟꯅꯕꯗꯒꯤꯅꯤꯀꯣ ꯁꯤꯁꯦ ꯀꯥꯟꯅꯕ ꯁꯥꯟꯅꯔꯦ ꯆꯤꯟꯖꯥꯛ ꯍꯣꯡꯗꯣꯛꯆꯔꯦ ꯑꯗꯩ ꯑꯩ ꯑꯃꯨꯛ ꯆꯥꯛꯁꯦ ꯆꯥꯗꯅ ꯂꯥꯛꯆꯔꯦ ꯑꯗꯨꯒ ꯁꯨꯝ ꯑꯆꯝꯕ ꯈꯔ ꯆꯥꯔꯒ ꯏꯁꯥꯁꯦ ꯌꯥꯡꯍꯜꯂꯀꯥꯟꯗ ꯋꯥꯔꯤꯁꯦ ꯂꯤꯖꯕꯅꯤ ꯑꯗꯨꯅ ꯍꯛꯀꯥꯝꯁꯦ ꯆꯟꯖꯗ꯭ꯔꯦ ꯁꯥꯟꯅꯕ ꯌꯥꯝ ꯀꯥꯟꯅꯩ ꯁꯤꯃ ꯑꯗꯒꯤꯗꯤ ꯑꯃꯅꯅꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯗ ꯌꯥꯝ ꯈꯣꯏꯗꯧ ꯁꯧꯒꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯏ ꯅꯨꯄꯤꯅ ꯂꯣꯏ ꯈꯪꯉꯝꯒꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯆꯠꯄꯁꯦ ꯌꯥꯝ ꯃꯣꯏꯅ ꯆꯠꯍꯟꯅꯤꯡꯗꯕ ꯃꯇꯝꯒꯁꯦ ꯉꯟꯅꯁꯨ ꯆꯠꯍꯟꯅꯤꯡꯗꯕ ꯊꯦꯡꯅꯁꯨ ꯍꯜꯍꯟꯅꯤꯡꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯆꯠꯂꯤꯕ ꯊꯕꯛꯁꯦ ꯌꯧꯗ꯭ꯔꯤꯉꯩꯗꯅꯦ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯥꯏꯔꯛꯄ ꯁꯤꯁꯦ ꯇꯧꯔꯝꯒꯅꯤꯀꯣ ꯃꯌꯥꯝꯁꯨ ꯑꯩꯁꯨ ꯈꯔ ꯌꯧꯔꯝꯗꯕꯤꯗ ꯍꯜꯂꯣ ꯍꯥꯏꯔꯣ ꯈꯨꯝꯕ ꯂꯣꯏꯔꯦꯅ ꯏ ꯀꯥꯔꯛꯄꯀꯣ ꯀꯨꯝꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯈꯠꯅꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩ ꯑꯗꯨꯒꯨꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯑꯃꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯜꯁꯇꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯐꯖ ꯃꯀꯛ ꯃꯁꯥꯒꯤ ꯊꯃꯣꯏꯗ ꯇꯤꯡꯂꯧ ꯄꯥꯟꯕ ꯋꯥꯍꯩ ꯃꯌꯥꯝꯁꯦ ꯃ꯭ꯌꯨꯖꯤꯛꯀ ꯐꯖꯅ ꯍꯥꯞꯄꯦ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯀ ꯑꯗꯨꯒ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯁꯤꯅꯔꯤ ꯀꯩ ꯍꯥꯏꯅꯤ ꯅꯣꯡꯒ ꯋꯥ ꯇꯥꯕ ꯑꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯈꯣꯡꯅꯒ ꯅꯣꯡ ꯃꯔꯛꯇꯒ ꯆꯠꯂꯒ ꯇꯨꯡꯂꯣꯝꯗꯩ ꯅꯝꯕ ꯑꯗꯩ ꯊꯝꯕꯥꯜ ꯃꯔꯛꯇꯒ ꯅꯝꯕ ꯑꯗꯩ ꯂꯩꯁꯥꯕꯤ ꯀꯩꯅꯣ ꯃꯁꯝ ꯁꯥꯡꯒꯠꯄ ꯂꯩꯁꯥꯕꯤꯅ ꯆꯠꯄꯒꯤꯀꯣ ꯁꯦꯝꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯁꯦ ꯊꯥꯗꯣꯛꯑꯦꯗꯅ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯕꯨꯂꯦꯠꯀ ꯊꯧꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯁꯦ ꯊꯥꯗꯣꯛꯄ ꯑꯗꯩ ꯀꯥꯔꯒ ꯊꯧꯔꯒ ꯆꯠꯄꯗ ꯊꯥꯗꯣꯛꯄ ꯁꯨꯃꯥꯏꯅ ꯐꯖꯕ ꯁꯦꯝꯃꯛꯑꯦ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯁꯦꯝꯃꯛꯄꯗꯨꯅ ꯍꯦꯟꯅ ꯐꯖꯩꯌꯦ ꯆꯤꯡꯌꯥ ꯇꯝꯌꯥ ꯅꯣꯡ ꯖꯣꯝ ꯆꯨꯕꯗꯨꯗꯒ ꯇꯧꯕꯗꯩ ꯊꯝꯕꯥꯜ ꯃꯔꯛꯇꯒ ꯊꯝꯕꯥꯜ ꯐꯖꯅ ꯁꯥꯠꯄ ꯄꯥꯠ ꯆꯤꯡꯌꯥ ꯎꯠꯂꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯇꯦꯛꯁꯦ ꯊꯥꯗꯣꯔꯛꯄ ꯌꯥꯝ ꯐꯖꯕ ꯊꯦꯡꯅꯩ ꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯊꯋꯥꯏ ꯍꯥꯞꯄꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯐꯖꯊꯣꯛꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯐꯦꯁꯕꯨꯛꯇ ꯑꯥꯏꯖꯤꯗ ꯑꯗꯩ ꯁ꯭ꯇꯦꯇꯁꯇ ꯌꯥꯝ ꯊꯝꯅꯕꯗꯣ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯅ ꯑꯩꯅꯗꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯞꯇ ꯋꯥ ꯉꯥꯡꯕꯁꯦ ꯑꯩ ꯀꯩ ꯉꯥꯡꯈ꯭ꯔꯒꯦꯒ ꯈꯪꯍꯧ ꯐꯣꯟꯇꯦꯕ ꯀꯣꯟꯅ ꯃꯣꯏꯅꯒ ꯍꯥꯞꯒꯠꯂꯛꯑꯀꯥꯟꯗꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯥꯅꯐꯥꯎ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯑꯗꯩ ꯑꯃꯈꯛꯅ ꯑꯔꯣꯏꯕ ꯀꯩꯅꯣꯁꯦ ꯍꯦꯄꯤ ꯑꯦꯟꯗꯤꯡꯁꯦꯀꯣ ꯑꯔꯣꯏꯕꯁꯦ ꯍꯟꯗꯛꯁꯦ ꯀꯦꯁ ꯑꯃꯈꯛꯇ ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯈ꯭ꯔꯕꯀꯣ ꯀꯦꯁꯁꯦ ꯆꯠꯊꯔꯝꯕꯗꯒꯤ ꯅꯣꯛꯈꯤꯕ ꯑꯃꯈꯛ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯦ ꯃꯆꯤꯟꯁꯦ ꯈꯨꯝꯅꯔ ꯈꯠꯅꯕꯀꯣ ꯃꯥꯅ ꯑꯗꯨ ꯇꯧꯋꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯦ ꯑꯗꯨ ꯇꯧꯋꯦ ꯁꯨꯝ ꯍꯥꯏꯅꯕꯁꯤꯗ ꯅꯨꯄꯥꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕ
mana handa ki zairau chatpada mabungi khongaw pi lerami ai khangendana adu mabung duna di khangdamina koi chanupi je ai khongaw jibo size sana ba khangdama ne mabung ai khongaw bu size sana ba lai hetama ne sana ba pirakte na hairei mabung duna do aingon ta khangalam da ba hai ko de akoi je ai je nok thok khar bai je ya nok ni ko ai ba de akoi na hai re bai bungo tauna ba ne me adu do koi yum da gi di ningon cha ko ba ji da sikak pu na pirani akoi na di myam puning bani na ikai da na lambi de lon na lai doi ni adai chairau ba da jungai re sikak thil lon pirani lon na du mai na ibung ji gi kainom pining ba hening ba ibung gi macha gi si ja tauna ri mi ne mi nang bo adu khallu no mi loi tauna ri me mi akoi je ai nu pa de paisa je huran bi oi ni lon na ga lok thoga adu ma laining dana isana di paisa thok chadramina nupi ma ma du tauna ba ngak ta ne mi nang bo adu wa khan fiction no mi na hai ba ko ada ai am dong ingol je na ne koi na yum pan ba je kui dingai da koi je koi dum koi gi akoi dis la dum kong ba da lai da na ada yai po ki je koi na nong pha dok ku me rau da sat pa da ayuk ta na koi nu pa me da sala koi pulap chak cha mi nei ba nong dang na koi pam da sala i pam gi ibung adai ningon mayam koi pulap mu chak cha mi nei ba ani rak sat pa sang da ba gi ko adu ai du da swan ta we ba akoi je akoi nu pa me yum gi imung zu wai i pam zu loi wai ba du na koi gi lai ba ningon jing kai sing ayam ba loi wa nei ba adai da ai koi na dum koi nu pa me da oi da zu koi na yen zu lai nga inem ko je na yen cha da ban na hoi koi nu pa zu yen cha de ba mo adu gi nga zu lai ba de angang kai na nga pam te du ye long lai ba koi na dum lai da cha mi nei ba adu nu pa me yum gi lai ba da di ai na phong na lai ba lon na lai de ba adai mo ipam ji di wa ba ni na ne koi na lai ba je sum koi nu pa jang kai nom hai na rak pa da koi na da lai ga ha ji ikai ba ko adai di ikai da na ne adai moi gi nu pa me da pu ba lai ba du di akoi na da lai hai ba je moi na ju hai de hai ra ga jo koi na ikai de moi gi mayung gi koi ba ni na ko adai da koi gi akoi na da lai nong pha dok ta ju moi na si ma thong ngam ge na hai rak te ga ha ji ikai ba gi ko nganu sa so ba lai de sa ji law hai ga hai ra ga som da na paisa je koi na nganu chok la ba ma lai ga thong amu nai ma mo gi na ha nai ma nganu yam pa me na ibung gi ma cha na pa khang ga ji silan ga ne ba ko sa la ni ko adai di isan ta da du ran je ni ne ba ko adai di kano taw re ko akoi gi no pa ji na de sarau da na si ibai ji ni si ji na ibai ma sa no pa jing ji na ma mo la ko ni dei ai la ko nganu ko thong am da taw jam mi se sa ka pi am je nong tong toi ne ba ai na di ko nganu ju lai ga mi na pa ja no Pining da pinong pa na toi ne ba e kai no khoi lak ba gi mi a sa thong am mi ji bo na adai khoi gi kai ya no pa jing do na no toi ne loi khang na ra bani na adu so ai ne gi from da adai ma tung ma nau di kano lo na lai hab sa na te ana ka le adai mu su na koi nu pa me yum gi mau ise gi ma cha jing je si ju koi ko me rao ma thok pa yaw sang gum ba je festival ma lai ba si je koi na dum khara sau ba tu na lu pa sau nga moi ka nom lai jo ko lo sau na ma ga pi ba tu nu pa me yum lo gi hek pi ba si di kai su khan de ba ai nu pa ma mang da phong na pi da su kai su kai de ba ada i pang long gi hek pi ba da di ne hek ka nom ma tau da hek wa hi ma koi sa ga da di nong ta pirak te ga hai ra ga di i kai jo ba to adu gi ai na ha na angang ga jida lona pi khara pa paisa je mai magi ko adu ai nu pa na di khang da mi na ma na hung pi doi tar ka doi ne ba sing na doi ne ba mo no na ade koi ya ga du na ne phangjan na re no toi ne ba koi di yam ju chai ba isa gi ko tau dai ada ba du khat ang tau ba adai job ek ta lai thok ta na je tau de ba koi di adu na ya ga du na ne no ko mi chi bu khalak po sa gi ai na na lo na bi thok ra ga ma mo nong pi sal le ai ba gi ai na pa bu ya da ai na pi adai ma se di chance mange koi mung doi na ma tung di na e nang na ngang ga ji kai nong kai nom thok pa ni noi rong gi ju pi ja khoi rong gi ju pi ji nang na pi da mo har ga ma ngon da koi na pi le ba ko adai di ma ga ngai du ne ne nang ge ron chen di ma rak tai ne ba na po na re sumai na adu do ai na yam ning jak ngak pa ma gi ma tang du ko ma pi le ro mi ha du ko size khang ka tu ha ba do ha ai se ka tu mi se ta no khar ba ne ba ai gi ngawai gi khoi angang we yum pang koi rak ngai gi ba ri jing do ning jang ga do ma am da si je lining da nai na li jarak pa ni do ma na
ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯥꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯗꯗꯤ ꯌꯥꯝꯅꯁꯨ ꯅꯣꯛꯅꯤꯡꯕ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯐꯝ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏꯅ ꯈꯥꯏꯅꯕ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯦꯗꯖꯁꯃꯦꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯕ ꯌꯥꯗꯕ ꯃꯐꯝ ꯃꯇꯝ ꯍꯥꯏꯕꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯅꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯂꯥꯔꯕ ꯑꯦꯛꯖꯥꯝꯄꯜꯅꯤ ꯅꯣꯛꯊꯣꯛꯑꯕ ꯋꯥꯅꯤ ꯑꯗꯨꯒ ꯃꯅꯨꯡꯗꯗꯤ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯌꯨꯝꯒꯤꯁꯨ ꯌꯨꯝꯕꯥꯂꯣꯟ ꯑꯃ ꯂꯩꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯅꯁꯨ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯏꯄꯥꯝꯒꯤ ꯍꯥꯏꯕ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠ ꯇꯧꯅꯕ ꯐꯖꯅꯕ ꯁꯤꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯑꯃꯗꯤ ꯆꯨꯝꯃꯤ ꯍꯥꯏꯕꯗꯤ ꯐꯖꯅꯕ ꯑꯩꯈꯣꯏꯁꯤ ꯅꯨꯡꯁꯤꯅꯕ ꯍꯦꯟꯅꯕ ꯑꯃꯒ ꯊꯥꯖꯅꯕ ꯂꯩꯅꯕꯒꯤꯗꯃꯛꯇ ꯉꯁꯥꯏꯒꯤ ꯑꯔꯣꯟꯕ ꯊꯕꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯣꯟꯕ ꯍꯥꯏꯔꯒ ꯍꯨꯔꯥꯟ ꯆꯤꯟꯊꯤꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯅ ꯁꯤꯗꯤ ꯑꯦꯗꯖꯁꯃꯦꯟ ꯑꯃꯗꯤ ꯑꯩꯈꯣꯏꯁꯤ ꯑꯃꯒꯗ ꯍꯦꯟꯅ ꯅꯨꯡꯁꯤꯅꯅ ꯐꯖꯅꯕ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯅꯕꯁꯨ ꯂꯩ ꯑꯍꯟꯁꯤꯡꯅ ꯈꯔ ꯎꯗ ꯂꯩꯒꯗꯕꯅꯤ ꯎꯁꯤꯜꯂꯨꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜꯁꯨ ꯆꯥꯎꯊꯣꯛꯅ ꯍꯤꯡꯕ ꯑꯗꯨꯒ ꯍꯣꯠꯅꯕꯁꯨ ꯀꯟꯕ ꯑꯗꯨꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅꯃꯛ ꯃꯊꯧ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯑꯃꯒ ꯑꯩꯈꯣꯏꯅ ꯁꯧꯒꯠꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅꯁꯨ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤꯃ ꯋꯥꯔꯤꯁꯤꯗꯒꯤ ꯁꯦꯡꯅꯗꯤ ꯑꯩꯈꯣꯏꯅ ꯈꯪꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯤꯕꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤꯗ ꯃꯌꯥꯝꯒꯤ ꯀꯃꯦꯟꯠꯁꯀꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯚꯤꯛꯇꯤꯃꯥꯏꯖ ꯇꯧꯕꯤꯔꯕ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕꯁꯤꯡꯗꯨꯗ ꯃꯌꯥꯝꯅ ꯁꯍꯖꯣꯛ ꯄꯤꯕꯤꯔꯒ ꯀꯃꯦꯟꯠꯁ ꯑꯃꯃꯝ ꯐꯤꯗꯕꯦꯛ ꯑꯃꯃꯝ ꯄꯤꯕꯤꯔꯒ ꯊꯋꯥꯏ ꯍꯥꯞꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯒ ꯃꯌꯥꯝꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯑꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤನ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯕ ꯊꯨꯡꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯃꯦꯁꯦꯖꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯊꯣꯛꯃꯤꯟꯅꯁꯤ ꯁꯟꯗꯣꯛꯃꯤꯟꯅꯁꯤ ꯑꯃꯗꯤ ꯑꯍꯦꯟꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯍꯦꯟꯕ ꯚ꯭ꯌꯨꯋꯔꯁ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ 98 ꯁꯨꯕ ꯑꯦꯄꯤꯁꯣꯗ ꯌꯧꯔꯛꯄ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡꯂꯕ ꯈꯨꯗꯣꯜꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯒꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯅꯣꯂꯦꯖ ꯂꯩꯒꯗꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤꯗ ꯆꯥꯎꯈꯠꯃꯤꯟꯅꯒꯗꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯄꯣꯝ ꯃꯤꯗꯤꯌꯥꯅ ꯄꯨꯊꯣꯛꯆꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯔꯕ ꯐꯖꯔꯕ ꯐꯤꯗꯕꯦꯛ ꯀꯃꯦꯟꯠꯁ ꯀꯌꯥ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ 98 ꯁꯨꯕ ꯍꯥꯏꯕꯗꯤ 97 ꯁꯨꯕ ꯑꯦꯄꯤꯁꯣꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅ ꯄꯤꯔꯁꯤ